mayambu ikuklona khoirumjari ngasisu mayamgi nungainabagidamak mamangda tahanjakraba manipuri horror story maimubi hariba wari adugi mamangi maba tangkakta mayamna tabikhre nauna thorakliba khoiningna sagi mawongda laikhraba amaiba adubu khulgi lampakta thiba lakpada lai nupi kaya thingnakiba amadi madu ubata khoining uyumgumna leptuna laikhibagi matang adu mayamna tabikhre masigi makha chatharakpa saruktu mayam punna taminarasi khoining du lai nupi tre adu ubadagi kiman khibana masa ado cheng khaibugum nitli sor phawba ningthina honma ngamdana tarang amada leptuna laikhrei lai nupi tre adu su thatha ga yabanati lemna tharoi haibaki matagum sap manana makhoi harawna nokdaduna punna hounaraga sangsilakli aduga khoiningi akoiba aduda makhoi tret mak kuoina hounaduna khubak porok khuduna khoiningda lakna boy sanaboi chatli khubak khubagi ahoba khonjal marak aduda karemnaba lai nupi tret adugi minok amana amuk hena mathoi hablakpadagi khoining pakhat man khibadagi masa ado bang sakalaktuna makok ado urururung horakalduna laimaida bom launa haithakre mahagna wakhal lakpada amaiba tolendu magi manakta leirami mahakti lambi mathakta hiptuna leirami pangam sangamdraba mahaki misna ani aduna tagup amaiba tolen aduda munni yengi amaiba tolena ibungo nakbu nasa khara yanglabro adubu khoningdi amaiba tolena hangliba wahang asigi ona tainabada waina khumlei ojamaiba nang yung unba matam loikhrobo wahai tu tabada amaiba tolen mamai mamit kharadi hanjali aduga sumna hai ha ibungo kari fare ai kona wari du lirage yumda hanasang dasi khoiningsu hoi oja maiba hairaduna hogatli adubu mahak wan tharubugi makok ato kharadi ngawi aduna khongka phajana ningthina niyom chumna thangba ngamdrabadudadi amaiba tolena waina mahaki ngaklo oibiri khoiningna chatna urum hairi nokphet chu tawri ai bingara oja maibagi phibam duda lambida khong hamlinglakpadagi nangdadana ai gyasida changlakpa malubani adubu ojadi yong oningbagi phibam mama kaiba oramene aina ojada khong hampham kanna taklingaida ojadi yong dongna chonglaga adum chonglaga chenkhra aisu mamsillakaduda imungda thuna chensillaga tors ama lokthoklaga oja maibabu thibani adubu thibam khangdra oja maiba thirakpada aidi lai nupi singda toslai kapsullu phatagi pharak takhrabani no ojaidi khoiningi wadu tabada amaiba tolena ibungo tumin namta chatlu hoi oja ado hojik sibu pung kaya muk tarabjanu aina sum khanbada chingdondagi numit likhallakpada ngari banina pung mari taphalam khiroi adu warati ojana yong olisi numitna hek mayum changkhra kandanidra numit ki mangal hek phangbaga mi amuk olakpaneba handakti amaiba tolento khon khara kalmna khumlei nongai khidreda koibungo khoining do handakti khoktak charaduna wa makha ta khidrei khoining yum yorabada khoining ado amaiba tolena dhari mapal aduda famhal aduga hairi ibungo khoining namai namit adu tathokduro aduga nasa naudu sengdoklaga karino khara chasin thakjin tawsilamu yumdagi chithoklamganu ko ai tuna lakani asi haramlaga amaiba tolen khoiningi yumdagi mayum tamna chakhi khoiningsu machin maya sengdokli iruja maithajaduna machin maya sengdokpa loiraga chapham oiba yaba khara chasin thakchilaba matung mangol aduda phaksang ama thalduna khongrai chanduna phamli ngehaki matung amaiba tolen adusu masa nana pising setuna mahaki sumangda thunglari maruda khoiningna oja maiba kakhat piro ai wari tagadawi ngairabani kakhat piro oja amaiba tolen akoi baduda amuktang koirapna jinglaga mangol la kakhatuna khoiningda hai ibungo
imungdo oina wari sasi ado numit ki mangaldi phanghaluko adugidi kaipta wabi runo oja thungnau sing hangbanina imungdi pungan ngale oja wa adu tabada amaiba tolena fare fare adudi sanglasi asumna makoyani imungda changlaklaga mafam chaba ama yenglaga phamthari maruda amaiba tolena ibungo khoining chalu sai sen amada ising khara haplaga poro aduga tayen matun ohum longba ma thiraga hiklau aduga pungphai na pido maton tret amaga lala ton amaga su yauru oja adugidi aigi sida loina phangba ngakani ai lojuru khige oja asi hayam laga chakkhei khoining pichai ki saisen lum lum lawba mada pukhri gi ising ado thankok thanna hapli pungphai na pisu maton tret heklaga lala ton khara sawwa ma su heklaga punna dari mapal aduda thamlaga yena kharom da laktuna wangkhraba chawkhraba taren pambi aduda yenkhatlaga maton to murmurum soli is kamdogli sidi taren sidi maton do oina mana singsi palini kabada matare ne asumna murum solingai tansa aduda musuk muba numit jungbi ama taren pambi adugi mathaktaki mahaki lengjumda sapu kanna dhup launa tari matau aduda maha khangboi kariboi numit jungbi ki mamai aduda tap launa paiduna khanglak langbada numit jungbi ado khara chawba nung amada sapu kanna thomjinbadagi makok ato kairaduna sire mahakna pairaga languribadu numit jungbini khanglakpada masa ado yamna hainataba ama oina phoroklei panthaba tawdana taren pambi aduda uphakkumna naplaga kaduna maton ahum longba taren ado hikladuna pulam punamak pusillaktuna amaiba tolengi mamangmaktada thamli amaiba tolen khoininna pusillakliba pulam aduda nokphet tawna yengi aduga hairi is onthokna phajakhada nangi pulam masidi thabak yamna laina mai pakataba mali hai ado nangi lang ahing baga leibra lairadi khara pirau khoiningsu amaiba tolena haibagi matungina lang ahing ba do lauraga piri masidiki amaiba tolena la laton ado paikhatlaga lairon khara sonjili aduga laton adubu uplaga thami masidiki ising yauraba bithrai ki saisen ado paikhatlaklaga laton mathak aduda thami masidiki amuk taren amada pungphai ado punna lang ahingba aduna yasinduna punsillaga lairon khara soli aduga ising aduda sup launa luplaga akoiba aduda khiktok loibaga laton mathak aduda thamlaga hairi aibungo khoining aina wari lidingeda aigi simbal musillaklaba mit ngakchillaklaba humang kanglabadi ising ngasina khilakadabani ko ojamaiba adumana tawradi yung olaktoi natro wari si tara matung nang punama khanglakani wasoi ngangdabi pukning changna tawko to matut khoiningna hoi ojamaiba haiduna tuminna leiri masdagi amaiba tolena wari libe horoklami ngasidagi sahi kungi mamangi wari ni matamdu amaiba tolena sahi kuntra subadani amaiba tolengi imungda laimanggi tuna leibadagi matam sana khanghoktabadagi imungi mi punamak top tuna nakhi mamai thangda amaiba chawthoi kowa amaiba ama thengnabadagi mahakna laimangsing adubu khaidok pikhi amaiba tolengi mama mapa masa sonbana maram oi laimang khaidokpa do khara khajik thengthagibana adumak kanba ngamhodri amaiba tolensu siba machet khakna hinghokhi mama amadi mapa laikhidaba sahi olakpada mapagi pukminnaba mane singna namduna yumkai pansin bikhi matam kharage matung amaiba tolengi nupi nusirayado masa lumlakle tha taret helakpa nipan helakpa adaidani magi mogong matau ama khanghodana hongri taiphet tana phajaramba mahaki kuchu ado imak makchankhri pamit ani dusu napu masu sangchillakpa nungmagi asum sonjillakpa helai
nongma nongmagi masa matonta lengba otpa phawba ngamsilaklamdi makok ngawi mamitta masen mana ui haiduna matam chuppada laikhrei mahaki matau aduda mipaiba heman khibana amaiba chauthoigi manakta chatuna nungsireigi oirakliba honglakliba adugi maramda wari pumba haiduna yenghallami amaiba chauthoina tulengi wa da munna tarabagi tungda lai khulumduna kari kamdau sige haibado munna kupna jenglabagi tungda asumna hai is ibungo nahaki asidi tasa yamna sathina pangdre hai ai hagna ngambagi wangmada laikre nahagna atopa ma tanage haibasu tanaruro karino haibiri dubo jamaiba oja natana akhang hi kana leibanoidi aidi khangdi ojana aigi nupise amukta pharnaba layeng biuni oja aina sungam ngamlaroi daba ma waibagi niko aina tasengna ngamlaroi hairibasi bungo adum na haibigano oja maiba oja na ngamloi daba leiragasu ngamgadoba kanano amati haibiyo ai chattuna haijiroge oja sese nang oja wa haige ko nahaki nupina charam thalambagi are makhaktu maduda kanagumna posem tawre aduga posem tawriba posak adu laimaida phumbagi bahut torialiru nungda woina thada khre karigumba posem tawsin khraba posak aduna leirun nungdabu lairam labadi phananurabasu luna thawai khubak ta haptuna honnaram ba yabani adubu ibungo irul nungda thada khrabanina kanamatana kanba ngamlaroi mahaki thawai ado ibudo khana chawpa wangbringi masai gonda thungkhrabani nei wahai asi tabata tolen mamit misna anima pigi iriktana thumhat khrei tapna patharaktuna maithong teki taraktuna laimaida tap tarari hoi mai karisu hairamda wakhal amada dumak amaiba chauthoigi yumtaki khong thangdurakli amaiba chauthoina magi konthong phawba tolen butanaraga khamli adubu tolendi taribra tajibra khangdrei karimata hairamdana adumak chatkrei numitu nongyai matung dansel laklei matam maduda khanghaudana nonglei nusik loinaraga nongna phutit phuba makhai churari matam aduda tolengi oiromda hiplibi mahaki nupi nungsirei adu mabuk jelakpadagi hai humba horaklei mahakna hai humlakpa aduda tolensu mikap thorai tolen tophom khangda magi nupibu matau karamna phathagani khanbada masa ado humang kangli adubu thasing sujillaklaba magi nupigi matau aduda chingnaraktuna wakjinggi ingkhraba matam mahausagi khusem kaina matang matam sadana taraiba nongmarak aduda satin amata yaudana maning lekai ki sabuk pigi maibi tharo sangbigi yum tamna lakli tharo sangbigi yum jawrabata thong thinduna kaurari nungaina tumna himnaba matamu oibanina amurak anirak kaubada pak hek taramdi kauba yaba kaurobagi tungda thong thinduna kaubadagi kaina thangda thong ado hangdurakli maruda tolena ine nungsiredo angau na hodore amukta lakpiyo wadu tabata tharo sangbisu hoi ibungo ngakta ngairamuko asi harga imung changki ngehaki matung phi athaba ama illaduna makhut namana satin achouba ama pai aduga namadana khaw macha ama pairaga thulaklaga hairi ibungo la ochalasi satin sinane nangna pairo tolensu satin ado lauraga khandoi aduga makoi ani nongmarak aduda khunglei thuna senpoi chatpoi lai atenba matam aduda nongdu kanna sukhiba woibana ising ado khumit khara hengatli asomna hathu lakpana tolengi mayum joraklei chotliba makhung sing ado kari matta taithok tabida makoi anima nungsirai manakta thuna yangna sangsilai nungsirai manak jorokpadadi tharo sangbi yamadi tolen asuki matik thamoi ado kairi mabanina yoroktringaida nungsirai mapung phana nawyak nawkhairaga asiba angang phaibo nupa ani poklamlei angang unabada i khakpa ngamda nungsirai su mapunsi lomlamlei
ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯃꯐꯤ ꯃꯊꯣꯡ ꯈꯪꯗꯅ ꯂꯩꯔꯕ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡ ꯑꯃꯗꯤ ꯈꯣꯏꯔꯤꯒ ꯁꯝꯅꯔꯤꯕ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯃꯥꯒꯤ ꯃꯆꯥ ꯐꯥꯏꯕꯣꯛ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡ ꯋꯥꯗꯤ ꯑꯃꯠꯇ ꯉꯥꯡꯗ ꯃꯄꯤꯗꯃꯛ ꯆꯗꯨꯝ ꯇꯥꯗꯨꯅ ꯂꯩꯈ꯭ꯔꯦ ꯊꯔꯣ ꯁꯪꯕꯤꯁꯨ ꯑꯗꯨꯃꯉꯥꯏ ꯇꯧꯔꯤꯕ ꯑꯣꯔꯤꯕ ꯊꯧꯑꯣꯡ ꯑꯗꯨꯗ ꯈꯥꯝꯕ ꯌꯥꯗ ꯃꯄꯤ ꯇꯥꯅ ꯀꯞꯂꯤ ꯃꯍꯥꯛꯅ ꯀꯞꯅ ꯈꯣꯏꯔꯤ ꯑꯗꯣ ꯀꯛꯂꯒ ꯑꯉꯥꯡ ꯐꯥꯏꯕꯣꯛꯇꯨꯅ ꯃꯃꯥꯒꯤ ꯅꯥꯛꯇ ꯊꯝꯕꯤ ꯃꯐꯤ ꯃꯔꯣꯜ ꯏꯆꯣꯏ ꯆꯣꯏꯊꯣꯛꯂꯤꯕ ꯅꯨꯡꯁꯤꯔꯩꯒꯤ ꯃꯐꯤ ꯑꯗꯣ ꯅꯤꯡꯊꯤꯅ ꯁꯦꯝꯖꯤꯟꯕꯤꯗꯨꯅ ꯊꯝꯂꯕ ꯃꯇꯨꯡ ꯊꯪꯅꯕꯁꯤꯡꯗ ꯃꯍꯥꯛꯅ ꯑꯣꯏꯅ ꯆꯠꯇꯨꯅ ꯄꯥꯎ ꯄꯤꯔꯨꯔꯤ ꯃꯁꯤꯗꯒꯤ ꯃꯌꯥꯝꯁꯨ ꯂꯥꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯇꯧꯗꯨꯅ ꯁꯦꯝ ꯁꯥꯔꯤ ꯈꯔ ꯑꯃꯅ ꯀꯨ ꯆꯟꯅꯅꯕ ꯂꯥꯛꯅꯔꯤ ꯈꯔ ꯑꯃꯅ ꯄꯣꯠꯂꯣꯏꯕꯗ ꯆꯪꯒꯗꯧꯕ ꯄꯣꯠꯆꯪꯁꯤꯡ ꯁꯦꯝ ꯁꯥꯔꯤ ꯐꯨꯗꯠ ꯊꯣꯛꯈꯤ ꯆꯨꯔꯝꯕ ꯅꯣꯡ ꯑꯗꯨꯁꯨ ꯂꯦꯞꯈ꯭ꯔꯦ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯑꯗꯥꯏꯗ ꯅꯨꯡꯁꯤꯔꯩꯒꯤ ꯍꯛꯆꯥꯡ ꯑꯗꯣ ꯄꯣꯠꯂꯣꯏꯔꯤ ꯑꯉꯥꯡ ꯐꯥꯏꯕꯣꯛ ꯑꯗꯨꯁꯨ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯇꯧꯗꯨꯅ ꯃꯐꯝ ꯆꯥꯅ ꯐꯨꯝꯈ꯭ꯔꯦ ꯅꯨꯄꯤꯈꯩꯗꯤ ꯉꯝꯅ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ ꯑꯗꯨꯒ ꯅꯨꯄꯥ ꯈꯔ ꯑꯃꯅ ꯄꯣꯠꯂꯣꯏꯕ ꯌꯥꯎꯔꯒ ꯂꯩꯍꯧꯔꯤ ꯑꯗꯨꯒ ꯈꯔ ꯑꯃꯅ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯑꯗꯨꯒ ꯃꯈꯣꯏ ꯑꯍꯨꯝ ꯑꯃꯅ ꯇꯣꯂꯦꯟꯒꯤ ꯌꯨꯝꯗ ꯇꯣꯂꯦꯟꯒꯤ ꯃꯅꯦꯁꯤꯡ ꯑꯃꯗꯤ ꯅꯨꯄꯤ ꯃꯄꯥꯝꯒꯤ ꯃꯤ ꯈꯔꯒ ꯂꯩꯍꯧꯔꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯀꯅꯥ ꯑꯃꯠꯇ ꯋꯥ ꯃꯆꯠ ꯑꯃ ꯐꯥꯎꯕ ꯉꯥꯡꯅꯗ ꯇꯨꯃꯤꯟ ꯐꯝꯗꯨꯅ ꯂꯩ ꯑꯃꯝ ꯑꯉꯥꯟ ꯁꯤꯟꯅꯔꯛꯄ ꯃꯇꯝ ꯑꯗꯨꯋꯥꯏꯗ ꯌꯨꯝꯒꯤ ꯆꯥꯛꯁꯪꯂꯣꯝꯗ ꯁꯨꯝꯖꯤꯠ ꯁꯤꯠꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ ꯃꯗꯨ ꯇꯥꯕꯗ ꯇꯨꯃꯤꯟ ꯂꯩꯔꯝꯕ ꯃꯌꯥꯝ ꯑꯗꯣ ꯂꯋꯥꯏ ꯂꯨꯇꯣꯟ ꯁꯥꯠꯂꯤ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯑꯗꯨꯕꯨ ꯇꯣꯂꯦꯟꯗꯤ ꯑꯀꯤꯕ ꯇꯨꯖꯨꯡꯕ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯐꯥꯎꯔꯝꯗꯦ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯃꯃꯥꯏꯗꯣ ꯅꯣꯟꯊꯔꯒ ꯂꯩ ꯑꯃꯨꯛꯁꯨ ꯌꯨꯝꯒꯤ ꯑꯀꯣꯏꯕ ꯑꯗꯨꯗ ꯗꯨꯡ ꯆꯦꯟꯕ ꯑꯃꯗꯤ ꯏꯔꯨꯖ ꯃꯥꯏꯊꯖꯕꯒꯤ ꯏꯁꯤꯡ ꯖꯣꯝꯖꯥ ꯇꯧꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ ꯑꯗꯨꯒ ꯌꯨꯝꯊꯛ ꯑꯗꯨꯗꯁꯨ ꯈꯣꯡꯖꯤ ꯃꯈꯣꯜꯒ ꯂꯣꯏꯅꯅ ꯒ꯭ꯔꯨꯡ ꯆꯦꯟꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯤ ꯄꯣꯛꯄꯗ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯃꯆꯥꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜꯅ ꯇꯞꯅ ꯑꯃꯨꯛ ꯂꯥꯛꯁꯤꯜꯂꯛꯇꯨꯅ ꯏꯃꯨꯡ ꯑꯗꯣ ꯄꯨꯡꯅꯤꯟ ꯅꯤꯟꯈ꯭ꯔꯦ ꯃꯌꯥꯝ ꯑꯗꯣ ꯀꯤꯈꯤꯕꯅ ꯊꯛ ꯅꯤꯛꯈꯩ ꯈꯥꯡꯂꯤ ꯀꯤꯔꯨꯞ ꯑꯃꯒ ꯌꯦꯡꯅꯩ ꯅꯨꯡꯉꯥꯏꯇꯕꯒ ꯂꯣꯏꯅꯃꯛ ꯃꯥꯡꯈ꯭ꯔꯦ ꯀꯤꯅ ꯂꯩꯔꯤꯉꯩ ꯅꯣꯡ ꯄꯨꯡꯉꯥꯟ ꯉꯥꯜꯂꯛꯄꯗꯒꯤ ꯇꯝꯅꯔꯝꯕ ꯑꯗꯨꯁꯨ ꯄꯨꯡꯐ ꯐꯈ꯭ꯔꯦ ꯑꯗꯨꯕꯨ ꯁꯥꯊꯤꯅ ꯇꯝꯅꯈꯤꯕ ꯑꯗꯨꯅ ꯃꯌꯥꯝ ꯑꯗꯨꯒꯤ ꯚꯥꯞꯅꯔ ꯀꯔꯤꯅꯣ ꯏꯃꯨꯡ ꯑꯗꯣ ꯁꯣꯔꯣꯠ ꯄꯣꯠꯆꯩ ꯂꯦꯡꯕꯒꯤ ꯂꯦꯡꯊꯣꯛ ꯂꯦꯡꯁꯤꯟ ꯇꯧꯕꯒꯤ ꯈꯣꯟꯖꯦꯜ ꯐꯤ ꯊꯨꯞꯄꯒꯤ ꯐ꯭ꯔꯪ ꯀꯟꯕꯒꯤ ꯃꯈꯣꯜ ꯀꯌꯥꯃꯔꯨꯝ ꯇꯥꯔꯤ ꯑꯁꯨꯝꯅ ꯇꯧꯅ ꯍꯧꯖꯤꯛꯇꯤ ꯑꯁꯇꯤ ꯂꯣꯏꯈ꯭ꯔꯦ ꯁꯣꯔꯥꯠꯁꯨ ꯂꯣꯏꯈ꯭ꯔꯦ ꯁꯣꯔꯥꯠ ꯌꯧꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯑꯉꯛꯄ ꯐꯪꯅ ꯇꯝꯅꯩ ꯁꯣꯔꯥꯠ ꯅꯨꯃꯤꯠꯇꯨꯃꯗꯤ ꯇꯝꯅꯔꯝꯕ ꯑꯗꯨꯗꯤ ꯍꯟꯊꯈ꯭ꯔꯦ ꯇꯣꯂꯦꯟꯒꯤ ꯌꯨꯝꯗ ꯂꯩꯔꯝꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯁꯨ ꯃꯁꯥꯒꯤ ꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯉꯥꯡ ꯃꯆꯥꯁꯤꯡ ꯀꯞꯄ ꯅꯣꯛꯄ ꯗꯨꯡ ꯆꯦꯟꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯗꯤ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕ ꯑꯗꯨꯗ ꯄꯨꯟꯅ ꯅꯤꯜꯂꯒ ꯑꯗꯨꯃꯛ ꯂꯩꯔꯤ ꯊꯥꯒꯤ ꯗꯤꯟ ꯍꯦꯛ ꯂꯣꯏꯕꯒ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯗꯤ ꯌꯨꯝꯗ ꯃꯆꯤ ꯂꯦꯡꯗ ꯂꯩꯔꯝꯂꯒ ꯋꯥꯈꯜꯒꯤ ꯂꯤꯆꯤꯡ ꯑꯃꯒꯤ ꯃꯈꯥꯗ ꯑꯌꯨꯛ ꯑꯉꯟꯕ ꯑꯃꯗ ꯑꯃꯥꯏꯕ ꯆꯥꯎꯊꯣꯏ ꯍꯣꯏꯗ ꯇꯝꯅ ꯂꯥꯛꯏ ꯆꯨꯔꯤ ꯇꯥꯐꯝꯗ ꯂꯦꯞꯇꯨꯅ ꯑꯃꯥꯏꯕ ꯆꯥꯎꯊꯣꯏ ꯊꯣꯛꯂꯛꯂꯕ꯭ꯔꯥ ꯍꯥꯏꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯆꯥꯎꯊꯣꯏꯗꯤ ꯌꯨꯝꯒꯤ ꯑꯋꯥꯡ ꯊꯪꯕ ꯌꯦꯅꯈꯥꯂꯣꯝꯗꯒꯤ ꯑꯣꯏꯅ ꯊꯣꯛꯂꯛꯂꯝꯃꯤ ꯑꯃꯥꯏꯕ ꯆꯥꯎꯊꯣꯏꯅ ꯅꯥꯛꯆꯦꯛꯇꯒꯤ ꯌꯦꯡꯂꯛꯄꯗ ꯃꯥꯒꯤ ꯆꯨꯔꯤ ꯇꯥꯐꯝ ꯑꯗꯨꯗ ꯂꯦꯞꯂꯤꯕ ꯃꯤꯁꯛ ꯑꯗꯣ ꯈꯪꯕ ꯉꯝꯗꯗꯨꯅ ꯏꯕꯨꯡꯉꯣ ꯀꯅꯥ ꯍꯪꯕꯅꯣ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯇꯣꯂꯦꯟ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗ ꯑꯣꯟꯊꯣꯔꯛꯏ ꯑꯗꯨꯒ ꯑꯣꯖꯥ ꯑꯩꯅꯦ ꯇꯣꯂꯦꯟꯅꯦ ꯑꯁꯤ ꯍꯥꯏꯔꯒ ꯑꯃꯥꯏꯕ ꯆꯥꯎꯊꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯈꯣꯡ ꯁꯣꯛꯅ ꯈꯣꯏꯔꯨꯝꯂꯝꯃꯤ ꯑꯁꯨꯝꯅ ꯇꯣꯂꯦꯟꯅ ꯈꯣꯏꯔꯨꯝꯖꯔꯛꯄ ꯑꯗꯨꯗ ꯑꯃꯥꯏꯕ ꯆꯥꯎꯊꯣꯏꯅ ꯃꯥꯒꯤ ꯃꯈꯣꯡꯗ ꯇꯨꯔꯤꯕ ꯇꯣꯂꯦꯟ ꯑꯗꯨꯕꯨ ꯍꯧꯒꯠꯄꯤꯔꯝꯃꯤ ꯃꯗꯨꯗ ꯇꯣꯂꯦꯟꯅ ꯑꯣꯖꯥ ꯉꯁꯤꯗꯒꯤ ꯑꯩꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯑꯣꯖꯥ ꯒꯨꯔꯨ ꯍꯥꯏꯕꯗꯨ ꯑꯣꯏꯕꯤꯔꯣ ꯉꯁꯤꯗꯒꯤ ꯍꯦꯛꯇ ꯑꯣꯖꯥ ꯕꯣꯔꯤꯖꯔꯤ ꯑꯣꯖꯥ ꯍꯣꯏꯁꯦ ꯑꯃꯕꯨ ꯑꯣꯏꯔꯦ ꯀꯩꯗꯧꯁꯦ ꯍꯥꯏꯕꯅꯣꯅꯦ ꯅꯠꯇꯦ ꯅꯪꯕꯨ ꯀꯗꯥꯏꯗꯅꯣ ꯑꯃꯗ ꯑꯩꯅ ꯍꯥꯟꯅ ꯎꯈꯤꯕꯒꯨꯝꯁꯨ ꯇꯧꯔꯤ ꯚꯥꯞ ꯑꯣꯏꯔꯤꯗ꯭ꯔꯥ ꯑꯍꯜ ꯃꯇꯝꯒ ꯑꯣꯏꯁꯤꯜꯂꯛꯂꯦ ꯃꯤꯠ ꯅꯥꯒꯥꯁꯤ ꯏꯁꯦꯡ ꯁꯦꯡꯗ꯭ꯔꯦꯅꯦꯍꯩ ꯅꯪ ꯑꯣꯖꯥꯒꯤꯗ ꯂꯥꯛꯄ ꯃꯤꯁꯤ ꯍꯥꯏꯐꯦꯠꯇꯤ ꯃꯌꯥꯝ ꯃꯤꯗꯣ ꯍꯣꯏ ꯑꯣꯖꯥ ꯑꯩ ꯑꯣꯖꯥꯒꯤꯁꯤꯗ 5-6ꯔꯛꯇꯤ ꯂꯥꯛꯆꯔꯝꯂꯕꯅꯤ ꯑꯗꯣ ꯑꯣꯖꯥ ꯑꯩꯕꯨ ꯑꯃꯥꯏꯕ ꯑꯣꯏꯕꯁꯤ ꯈꯔ ꯇꯝꯕꯤꯌꯨ ꯌꯥꯒꯗ꯭ꯔꯣ ꯑꯣꯖꯥ ꯀꯔꯤ ꯍꯥꯏꯕ
asok mathung chadaba ahing nungthil tumpham chafam mathung khangdaba sifam napham kaya wayong sadaba sinpham masibu karigi adu khoida ribune nati tamlunu kana ponati ko adu saruk jugali chatpana hena nungaina hingani ko oza aigi si maram amagini sel gi kaisu thoyokpa kana ba leiti ngonda aigi imung tumna layok tinokpadagi aigi nupi amadi apokpada ngariba isa phagok adusu pasem torokpadagi laikhidabani aduna aigumna awaba taraba singi mateng pangjaningi oza ai ningsingle nangna inakta lai khurumba lakhibado onthokna ningai hokhidrabani laikat naba ngamdana naha ki ahal laman nupi na cha punna laikhidabani phare adudi ngasi gidi amaibi silun tamba loisinkhre hayeng ayuk numit masak udringai dare lauko amam angan sinrakpa matamda tamba loisingadobani hoi waza oja amaiba dudi ai hayeng sodin laksaragi ngasi gidi amu hanjakhragi hoi jauro asumna amaiba chauthoiga tolen ga wari sanaraba matung tolen mayumda hankhri numit asimadi haukhri mathangi numit ki pung ani khara helakpa adwaida tolen chauthoigi thungganda thunglani konthongdagi makhong hek thangjillakpaga thabal mangal lakta chauthoigi sumang aduda maibigi angoba phichol setpa nupi amna makhut khusa singatu thek nongduna masa ado nomduna jagoi sathek tamliba manam tana nindu ijaina zum tariba amuba samlang chengtak topi makhwang sawong saban jengbada sangdam napham leitana phajabidi mali adubu masak adudi uba suphang phangde sangsen sikadai sangsen gum sikadai khanja nana adumak leptuna leiri mitphamdi sathek tamlibi nupi adudani sakhang dribi nupi adugi tanthak naina ipom naina ingna sikna ningthina lemna sangkhon sariba jagoi aduna tolengi mapuk ingado chingchin khramali taibang wakhal kawkhri nupi aduda punglup lupkhri nupi adugi saktamdu amuktadi yengjage khanduna asum tapna samu khongthangda sangsili adubu sumang maton jorokpadadi nupi aduna mahaki samin phangkhramali saramba jagoi lepkhri masa atu thak nikna onthor'i aduga maya krakchi ipom naibagum lengliba pisum adugi marumdagi thambal leinagum ninthijana tarau ribi misna ani aduna sauna khana jinglakli phanna sauka ke saktam oirabasu mahaki masak adudi asuki matik ninthijai nongmatasu wakhalna laba phangdaroidaba magung amada ningjai nupi adugi asawu mataw aduta tolen tumina lepi nupi adugi yet thangba makhut ada tolenda munni jinglaga tinthorklami aduga makhutuna ahangba aduda karigumba pot amata paibagum khangpai paisili mahana asumne hek tawpaga tolengi magasam ada kanagumbana khut amana khrak laksinbagum phawri tolen masage makhut aduna makhori aduda paisetlaga sor phungillakpadagi ik lauri lepangam leimaida tuthakhre mamai mamit musali makhong adusu phadrang kauri laujabasung ngamdi tolengi mataw asida nupi adugi koibada leiramba saudraba nupi aduna sanaba saroi singaduna hauna khekna launa nuktuna law khongba torakle mapalomda yamna langnariba adu tabada amaiba chauthoi imungda tuminda leithokpa ngamdraduna mapalda thuna yana thuri tawramliba matawadu ubata chauthoina khanglaw lauri thoibi thadu ude makuttu yamna thuna thadu une nangbo amaiba chauthoigi khonjal tabada thoibido khangboi lakpoi makut ado khanghan hanjili masidagi tolengi makhorida krak lakshillamba adusu phakhrei masidagi tolendu yamna wana sor chauna honduna leimai aduda mamit chechet wisinduna phadrak targa leiri matam aduda amaiba chauthoi changsinduna tolengi lawaida sor kamthabiraga hai hai thoibi imungdagi asengba ising khuzai amada thum khuchapi ama haplaga puthorau
थोइबीसु इमुंग चंगतुना थुम जालबा इसिंग खुजाई अदो पुथुरकली इसिंग खुजाई अदुबु साउथोइना लौरगा लेवा खरा सोलगा तोलेंदा पिथकलमी तोलेंसु मदु थकपदगी मसा अदो कंखललक्तुना हानगा मानखरे तोलें किथि किरुम तौना थोइबीदा येंगी मरुदा साउथोइना इमुंगो महाक्सी आइगे सेबोकनी ममिंगना थोइबी कौबनी फना निंथीना हाइरबनी महाक्ति आइना लोइबा लाई खरा लई मई किदी आइना सानगदोबनी आदा लाई सानबा हाइबसिदी इसा सोनथबा याबा नतेदो आइदी ngarang handagi arum laihou chौबदगी मवोंग मा इतौ तौरी अदुगी आइना मंगोंदा सानहनबनी ngasai hing nongyai सानरपनी asi hairga thoibida amuk wansinduna sauthoina hai haujikti khana chainaba yadre ko tolena sisu ngasi dagi amaiba tamgadori bani adudi thoibi naha ki sintha ningthi jana sinjahoro hai tolen lao lao ibani mungda sangdasi asumna tolen amati amaiba sauthoi imungda sangkhre aduga thoibina jagoi khuthik tamduna sanariba lai adu loisil hori lai sanaba adu loisilabagi matung thoibisu imungda changlaktuna sauthoi amati tolena phamliba achouba phak adu da phamtharaga amaiba sauthoina tolenda takliba laigi horok pham liklam takliba adu munna taduna lei amam angan sinelakle nimitki masak mangalna malemda khara khara yelakpa matam aduwaida liramba wari adusu loisillei aduga sauthoina makha tana hairi tolen nahak horen mamsillakpa aduwaida aige nakta lau thoibiga thabak ama leibani matomda tawbati kaya nungairaroi aisu mi gi lai khoirumgadoba ama chatkani aduna pharak tarani nahak ka tawminaroko wahai asi tabada tolen khoktak sai thoibida yengaga iya tawna hai hoi oja ai soidin lakchage adu ai hojikidi hankrage asi hairga parap thokre asomna parap lakpana mayum jori nongsu phajana mapung phana ngali mayum gi thabak loisinna ngasai siramgadau budagi samnada hinghoba du hojikta da thoklaboi mathang ningsing lakli thoibi thengani khanbada masa ado tasengna mahak hainajai numit tarakani khanbada mipairami tasengna amaiba tamba chatpasi tokhaura sira hainasu amuk khalli adubu khantharuba mikupta thoibina magi thabakta mating pangde haiduna hathari kamdowa hainasu khalli asomna matamadu hawkhibana mahakna yawningdaba numidangi matamado yoksilakli tolen yamna tanna thangningda thangnakliba khongka aduna masing yamsillaklabana sauthoigi yum jorakli mahakna yowbaga amaiba sauthoido thongalda thengnari sauthoina ibungo nahak jawredana thoibi sui mungda lehoribani chango tolensu hoi haina khumduna lehori phana hoi haina khumkhrabasu thoibigi manakta sangduna leirugaduba adu muktanba ani sudrei kaigi manakta oina changjabana phai haibadu yori tolena thong hek hangdokpaga thoibi ato yopak maya thangduna leirami madu wata tolen ato chatkhage haina khalli adupu nanghogdrei thoibina mahakpu ukhibana hankhre aduda thoibina ibung tolen changbiro sida phamlu lao maruda tolen matin kut launa yusali aduga changningda thoibina phamliba phak aduda phamli thoibisu wa makha tada yupa ado phengduna tuminna magi mathau adu tawri tolensu kithik kirum tawduna phamli maruda thoibina ibung ngarangi thodoktu waro puroba thambigan ko ai soikhre maruda tolena hoida soikhibabu kari kaige kaim kaideda adu nahaki asoibaduta ojana kanbiramdrabadi ahanba thengnabada nangi nakhutta thawai manglambati soire anatra ibung sidi nachanba mu ikaiba bibire ikainu adu nahaku sahi kya surge phana naunadi uri asigumba tamliba sibu ibung aibudi sahi 33 sure tasing hairabada ai sakti libi nupi amna oiba pami
ꯑꯗꯨꯒꯤ ꯂꯥꯏ ꯁꯥꯟꯅꯕ ꯇꯝꯂꯤꯕꯅꯤ ꯑꯣ ꯑꯗꯨꯒꯨꯝꯕ ꯑꯃꯁꯨ ꯂꯩꯕꯔꯦ ꯑꯗꯣ ꯏꯆꯟꯗꯤ ꯃꯤ ꯍꯥꯠꯄ ꯉꯝꯕꯒꯤ ꯁꯛꯇꯤ ꯐꯥꯎꯕ ꯂꯩꯔꯕꯅꯤꯅ ꯁꯛꯇꯤ ꯃꯌꯥꯝ ꯑꯃ ꯄꯥꯏꯔꯝꯃꯅꯤꯗ ꯌꯥꯔꯦ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯏꯀꯥꯏꯕ ꯄꯤꯔꯒ ꯂꯩꯔꯅꯨ ꯑꯁꯨꯝꯅ ꯏꯀꯥꯏꯕ ꯄꯤꯒꯅꯤ ꯈꯪꯖꯔꯝꯂꯕꯗꯤ ꯉꯔꯥꯡ ꯑꯗꯨꯝ ꯈꯨꯗꯛꯇ ꯂꯣꯏꯁꯤꯜꯂꯝꯒꯗꯕꯅꯤ ꯑꯩꯅ ꯉꯥꯏꯍꯥꯛ ꯃꯇꯝ ꯃꯥꯡꯍꯜꯂꯨꯕꯗꯒꯤ ꯁꯣꯏꯕꯅꯤꯅꯦ ꯍꯥ ꯀꯔꯤ ꯍꯥꯏꯕ ꯀꯝꯗꯧꯕ ꯏꯕꯦꯝꯃ ꯀꯩꯁꯨ ꯅꯠꯇꯦꯗ ꯑꯁꯤ ꯍꯥꯏꯔꯒ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯇꯣꯂꯦꯟꯗ ꯈꯪꯌꯦꯡ ꯌꯦꯡꯏ ꯇꯣꯂꯦꯟ ꯑꯗꯨ ꯊꯣꯏꯕꯤꯒꯤ ꯈꯪꯌꯦꯡ ꯌꯦꯡꯂꯛꯄ ꯃꯤꯠꯌꯦꯡ ꯑꯗꯨꯗ ꯃꯁꯝ ꯃꯅꯥ ꯑꯗꯣ ꯆꯞ ꯆꯞ ꯌꯨꯡꯏ ꯊꯣꯏꯕꯤ ꯋꯥ ꯑꯃꯠꯇ ꯉꯥꯡꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯧꯒꯠꯂꯒ ꯊꯣꯡ ꯑꯗꯨꯒꯤ ꯄꯣꯔꯣꯟ ꯂꯣꯟꯁꯤꯟꯈ꯭ꯔꯦ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯁꯤꯗ ꯇꯣꯂꯦꯟꯗꯤ ꯀꯤꯕ ꯄꯥꯈꯠꯄꯅ ꯃꯁꯥ ꯑꯗꯣ ꯂꯩꯇꯥꯕ ꯉꯝꯂꯝꯗꯦ ꯊꯣꯏꯕꯤ ꯇꯣꯂꯦꯟꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯂꯥꯇꯦꯟ ꯑꯗꯨ ꯄꯥꯏꯈꯠꯂꯤ ꯑꯗꯨꯒ ꯇꯣꯂꯦꯟꯗ ꯑꯣꯟꯁꯤꯜꯂꯒ ꯂꯥꯛꯑꯣ ꯏꯕꯨꯡ ꯍꯥꯏꯔꯒ ꯆꯠꯄ ꯍꯧꯏ ꯇꯣꯂꯦꯟ ꯀꯤꯅ ꯀꯤꯅ ꯑꯩ ꯍꯥꯠꯇꯣꯏꯔꯣ ꯅꯪꯒꯤꯁꯦ ꯃꯁꯤꯗ ꯊꯣꯏꯕꯤꯅ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯀꯩꯝ ꯇꯧꯔꯣꯏ ꯊꯕꯛ ꯑꯃꯠꯇ ꯇꯧꯁꯤ ꯍꯥꯏꯔꯛꯏ ꯃꯁꯤꯗꯒꯤ ꯇꯣꯂꯦꯟꯁꯨ ꯀꯤꯅ ꯀꯤꯅ ꯊꯣꯏꯕꯤꯒꯤ ꯃꯇꯨꯡꯗ ꯏꯟꯅꯔꯤ ꯆꯥꯛꯁꯪ ꯌꯧꯔꯕꯗ ꯂꯩꯃꯥꯏꯗ ꯊꯥꯗꯨꯅ ꯂꯩꯔꯝꯕ ꯎꯕꯥꯛ ꯑꯃꯗ ꯊꯣꯏꯕꯤꯅ ꯃꯈꯨꯠꯇ ꯂꯥꯏꯔꯣꯟ ꯁꯣꯜꯂꯒ ꯄꯥꯛ ꯄꯥꯛ 3 ꯊꯥꯏ ꯑꯗꯨꯒ ꯇꯣꯂꯦꯟꯗ ꯎꯕꯥꯛ ꯑꯗꯨꯕꯨ ꯆꯤꯡꯊꯣꯛꯅꯕ ꯍꯥꯏꯔꯤ ꯇꯣꯂꯦꯟꯅ ꯎꯕꯥꯛ ꯑꯗꯨ ꯍꯦꯛ ꯆꯤꯡꯊꯣꯛꯄꯒ ꯃꯩꯈꯨ ꯈꯔ ꯋꯪꯂꯥꯎꯅ ꯀꯥꯔꯛꯏ ꯃꯗꯨꯗ ꯃꯍꯥꯛ ꯃꯃꯤꯠ ꯎꯏꯁꯤꯜꯂꯤ ꯑꯗꯨꯒ ꯃꯃꯤꯠ ꯉꯥꯏꯍꯥꯛ ꯎꯏꯁꯤꯜꯂꯒ ꯄꯥꯡꯊꯣꯔꯛꯄꯗ ꯎꯕꯥꯛ ꯑꯗꯨ ꯂꯧꯊꯣꯛꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯃꯤ ꯑꯃ ꯆꯪꯕ ꯆꯟꯒꯗꯕ ꯑꯍꯣꯕ ꯑꯃ ꯂꯩꯔꯝꯕꯗꯨ ꯎꯔꯦ ꯃꯁꯤꯗꯒꯤ ꯇꯣꯂꯦꯟꯅ ꯑꯍꯣꯕꯗꯨꯗ ꯌꯦꯡꯉꯤ ꯑꯗꯨꯒ ꯃꯇꯤꯟ ꯑꯗꯨ ꯀꯨꯠ ꯂꯥꯎꯅ ꯌꯨꯁꯤꯜꯂꯒ ꯊꯣꯏꯕꯤꯗ ꯌꯦꯡꯉꯤ ꯃꯗꯨꯗꯒꯤ ꯊꯣꯏꯕꯤꯅ ꯑꯁ ꯏꯕꯨꯡꯁꯤꯗꯤ ꯑꯩꯕꯨ ꯊꯥꯖꯕ ꯉꯝꯗꯕ ꯃꯥꯜꯂꯦ ꯍꯩꯅꯔꯗꯧꯔꯤꯍꯦ ꯑꯩꯗꯤ ꯉꯁꯤ ꯑꯩꯅꯅꯦ ꯀꯣꯝ ꯑꯁꯤꯗ ꯆꯣꯡꯊꯔꯒ ꯏꯇꯣꯝꯇ ꯁꯤꯖꯔꯗꯤꯅꯦ ꯊꯥꯖꯒꯗꯧꯕ ꯃꯥꯜꯂꯤ ꯅꯠꯇꯦ ꯏꯕꯦꯝꯃ ꯑꯩ ꯀꯩꯝ ꯈꯟꯗꯦꯀꯣ ꯊꯥꯖꯩ ꯀꯩꯗꯧꯁꯤ ꯍꯥꯏꯕꯅꯣ ꯑꯩ ꯌꯥꯖꯔꯦ ꯃꯗꯨꯗ ꯊꯣꯏꯕꯤ ꯇꯣꯂꯦꯟꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯂꯥꯇꯦꯟ ꯑꯗꯨ ꯇꯣꯂꯦꯟꯗ ꯄꯤꯔꯒ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯇꯤ ꯑꯩ ꯃꯅꯨꯡꯗ ꯀꯨꯝꯊꯈ꯭ꯔꯒꯦ ꯏꯕꯨꯡꯅ ꯑꯩꯒꯤ ꯏꯇꯨꯡ ꯏꯟꯕꯤꯔꯛꯑꯣ ꯀꯣꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯎꯕꯥꯛꯅ ꯁꯤꯔꯤ ꯊꯥꯛ ꯊꯥꯛ ꯅꯥꯏꯅ ꯁꯦꯝꯂꯤꯕ ꯑꯗꯨꯗ ꯀꯨꯝꯕ ꯍꯧꯔꯛꯏ ꯇꯣꯂꯦꯟꯁꯨ ꯂꯥꯇꯦꯟ ꯑꯗꯨ ꯄꯥꯏꯔꯗꯨꯅ ꯃꯇꯨꯡ ꯏꯟꯅꯔꯤ ꯂꯩꯈꯥ ꯌꯧꯔꯕꯗ ꯂꯥꯏꯔꯤꯛ ꯌꯥꯎꯕ ꯎꯄꯨ 10ꯃꯨꯛ ꯊꯝꯕ ꯆꯟꯒꯗꯕ ꯀꯥ ꯃꯆꯥ ꯑꯃ ꯂꯩꯔꯝꯂꯦ ꯂꯥꯇꯦꯟ ꯑꯗꯣ ꯇꯣꯂꯦꯟꯅ ꯄꯥꯏꯔꯒ ꯊꯣꯏꯕꯤꯒꯤ ꯃꯇꯨꯡꯗ ꯏꯟꯅꯔꯤ ꯊꯣꯏꯕꯤꯁꯨ ꯂꯥꯇꯦꯟ ꯑꯗꯨꯒꯤ ꯃꯩꯉꯥꯜꯗ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯣ ꯐꯥꯛꯂꯒ ꯊꯤꯔꯤ ꯀꯥꯏꯅꯊꯪꯗ ꯃꯍꯥꯛꯅ ꯄꯥꯝꯂꯤꯕ ꯂꯥꯏꯔꯤꯛ ꯑꯗꯣ ꯊꯦꯡꯅꯔꯤ ꯃꯁꯤꯗꯒꯤ ꯊꯣꯏꯕꯤꯅ ꯄꯪꯆꯥꯎ ꯆꯥꯎꯗꯕ ꯂꯥꯏꯔꯤꯛ ꯑꯗꯣ ꯃꯕꯨꯛꯇ ꯌꯦꯞꯁꯤꯜꯂꯤ ꯑꯗꯨꯒ ꯇꯣꯂꯦꯟꯗ ꯑꯣꯟꯁꯤꯜꯂꯒ ꯑꯃꯨꯛ ꯍꯩ ꯀꯔꯤꯒꯨꯝꯕ ꯂꯥꯏꯔꯤꯛ ꯑꯁꯤ ꯑꯩꯅ ꯄꯥꯏꯈꯤ ꯍꯥꯏꯗꯅ ꯑꯣꯖꯥꯗ ꯍꯦꯛ ꯍꯥꯏꯗꯣꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯀꯩꯗꯧꯕ ꯍꯩ ꯍꯥꯏꯕꯁꯦ ꯈꯪꯒꯗꯕꯅꯤ ꯈꯪꯉꯨ ꯋꯥꯗꯨ ꯇꯥꯕꯗ ꯇꯣꯂꯦꯟ ꯀꯤꯗꯨꯅ ꯍꯥꯏꯔꯣꯏ ꯑꯩ ꯁꯨꯡꯍꯥꯏ ꯍꯥꯏꯔꯣꯏ ꯑꯁꯨꯝꯅ ꯃꯊꯛꯇ ꯑꯃꯨꯛ ꯀꯥꯈꯠꯂꯛꯂꯦ ꯑꯗꯨꯒ ꯎꯕꯥꯛ ꯑꯗꯣ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯅꯤꯡꯊꯤꯅ ꯁꯦꯝꯖꯤꯟꯗꯨꯅ ꯊꯝꯂꯒ ꯃꯕꯥꯅꯤ ꯍꯥꯟꯅꯒꯤ ꯃꯐꯝ ꯑꯗꯨꯗ ꯐꯝꯗꯨꯅ ꯊꯣꯏꯕꯤꯅ ꯇꯣꯂꯦꯟꯗ ꯍꯣꯔꯦꯟ ꯇꯣꯂꯦꯟꯅ ꯁꯥꯖꯤꯟꯅꯒꯗꯧꯔꯤꯕ ꯂꯥꯏꯔꯣꯟꯁꯤꯡ ꯑꯗꯨꯕꯨ ꯏꯗꯨꯅ ꯇꯥꯛꯂꯤ ꯇꯣꯂꯦꯟꯁꯨ ꯊꯣꯏꯕꯤꯅ ꯏꯔꯤꯕ ꯂꯥꯏꯔꯣꯟ ꯑꯗꯣ ꯃꯈꯣꯟ ꯊꯣꯛꯍꯟꯗꯕꯤꯗ ꯐꯥꯅꯅꯕ ꯍꯣꯠꯅꯔꯤ ꯃꯍꯥꯛꯅ ꯐꯥꯅꯅꯕ ꯍꯣꯠꯅꯔꯤꯕ ꯂꯥꯏꯔꯣꯟ ꯑꯗꯨ ꯀꯔꯤ ꯀꯔꯝꯅ ꯀꯗꯥꯏꯗ ꯁꯤꯖꯤꯟꯅꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯃꯍꯥꯛ ꯈꯪꯕ ꯅꯠꯇꯦ ꯃꯕꯥꯅꯤꯅ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯑꯁꯤꯗ ꯑꯃꯥꯏꯕ ꯆꯥꯎꯊꯣꯏꯁꯨ ꯍꯜꯂꯛꯂꯤ ꯃꯗꯨꯗ ꯆꯥꯎꯊꯣꯏꯅ ꯅꯈꯣꯏ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯕ꯭ꯔꯥ ꯃꯇꯝꯁꯤ ꯐꯅ ꯌꯥꯝꯅ ꯊꯦꯡꯅꯅꯦ ꯅꯣꯡꯌꯥꯏ ꯆꯞ ꯆꯥꯕꯗꯒꯤ ꯍꯧꯒꯗꯕ ꯊꯕꯛꯅꯤ ꯃꯈꯣꯏꯕꯨ ꯂꯣꯏꯁꯤꯟꯅꯔꯕ꯭ꯔꯣ ꯃꯗꯨꯗ ꯊꯣꯏꯕꯤꯅ ꯍꯣꯏ ꯑꯣꯖꯥ ꯑꯩꯈꯣꯏ ꯂꯣꯏꯖꯔꯦ ꯑꯩꯈꯣꯏ ꯊꯣꯛꯈ꯭ꯔꯒꯦ ꯇꯣꯂꯦꯟꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯏꯕꯨꯡ ꯉꯁꯥꯏꯒꯤꯗꯨ ꯐꯖꯅ ꯍꯥꯏꯕ ꯍꯩꯔꯒꯗ꯭ꯔꯥ ꯍꯣꯔꯦꯟ ꯈꯖꯤꯛꯇ ꯐꯥꯎꯕ ꯁꯣꯏꯕ ꯀꯥꯎꯕ ꯌꯥꯕ ꯅꯠꯇꯦꯀꯣ ꯃꯗꯨꯗ ꯇꯣꯂꯦꯟꯅ ꯌꯥꯝꯅ ꯊꯧꯁꯥꯗꯅ ꯇꯦꯟꯕꯁꯤꯕꯨ ꯍꯩꯔꯅꯤꯗ ꯑꯁꯨꯝꯅ ꯌꯣꯄꯥꯛ ꯑꯗꯨ ꯊꯣꯏꯕꯤꯅ ꯄꯥꯏꯔꯒ ꯃꯩꯔꯥ ꯑꯃꯠꯇ ꯌꯥꯎꯗ ꯑꯃꯝꯕ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯂꯥꯛꯏ ꯊꯣꯏꯕꯤꯗꯤ ꯆꯠꯂꯤꯕ ꯑꯗꯨ ꯑꯉꯥꯟꯕ ꯃꯐꯝ ꯑꯃꯗ ꯆꯠꯄꯒꯨꯝ ꯒꯝ ꯄꯪꯆꯠꯇ ꯆꯠꯂꯤ ꯑꯗꯨꯒ ꯇꯣꯂꯦꯟꯗꯤ ꯈꯨꯗꯤ ꯄꯪꯊꯤꯗ ꯊꯤꯖꯤꯜꯂꯤ ꯇꯨꯔꯦꯜ ꯃꯄꯥꯜ ꯌꯧꯁꯤꯜꯂꯛꯂꯤ ꯅꯥꯄꯤ ꯃꯔꯛ ꯑꯗꯨꯗ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯏ ꯇꯣꯂꯦꯟꯗꯤ ꯃꯍꯥꯛꯅ ꯆꯠꯂꯤꯕꯗꯣ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕ ꯇꯁꯦꯡꯅ ꯈꯪꯗꯦ ꯊꯣꯏꯕꯤꯒꯤ ꯐꯤꯖꯤ ꯄꯥꯏꯗꯨꯅ ꯏꯟꯅꯔꯤꯕꯅꯤ ꯃꯁꯤꯗꯒꯤ ꯊꯣꯏꯕꯤꯅ ꯆꯠꯂꯤꯕ ꯑꯗꯨ ꯆꯞ ꯂꯦꯞꯄꯒ ꯍꯥꯏꯔꯛꯏ ꯏꯕꯨꯡ ꯁ꯭ꯋꯥꯏꯗ ꯐꯝꯂꯒ ꯊꯥ ꯊꯣꯛꯂꯛꯄ ꯉꯥꯏꯔꯁꯤ ꯊꯥ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯆꯞ ꯆꯥꯒꯗꯧꯔꯤꯕꯅꯤ ꯃꯗꯨꯗ ꯇꯣꯂꯦꯟꯅ
ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ ꯊꯥ ꯊꯣꯛꯂꯛꯂꯗꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯣꯏꯅꯕ꯭ꯔꯣ ꯍꯥꯏꯁꯦ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯏꯕꯨꯡꯅ ꯈꯪꯗꯕ ꯈꯔ ꯂꯩꯔꯤꯌꯦ ꯑꯩ ꯀꯣꯟꯅ ꯍꯥꯏꯔꯒꯦ ꯀꯥꯟꯅꯄꯣꯠꯇꯦ ꯉꯥꯏꯍꯥꯛꯇꯪ ꯐꯝꯃꯣ ꯑꯩꯗꯤ ꯐꯝꯃꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯊꯣꯏꯕꯤꯅ ꯐꯝꯈꯤꯕ ꯑꯗꯨꯗ ꯇꯣꯂꯦꯟꯁꯨ ꯍꯣꯏ ꯍꯥꯏꯔꯒ ꯐꯝꯊꯔꯛꯄꯗ ꯃꯔꯥꯏꯕꯛ ꯊꯤꯕ ꯍꯥꯏꯕꯗꯨꯅꯤ ꯁꯥ ꯇꯤꯡꯈꯪ ꯃꯁꯥ ꯑꯃꯗ ꯑꯣꯏꯅ ꯐꯝꯖꯤꯜꯂꯨꯔꯤ ꯃꯁꯤꯗꯒꯤ ꯁꯥ ꯇꯤꯡꯈꯪ ꯑꯗꯨꯅ ꯃꯅꯤꯡ ꯑꯗꯨꯗ ꯊꯤꯜꯂꯛꯄꯗꯒꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯂꯥꯎꯔꯒ ꯍꯧꯒꯠꯂꯤ ꯃꯗꯨꯗ ꯊꯣꯏꯕꯤꯅ ꯍꯩꯃ ꯀꯩꯗꯧꯔꯒꯦ ꯏꯕꯨꯡ ꯀꯩꯁꯨ ꯇꯧꯗꯦꯗ ꯑꯁꯤ ꯍꯥꯏꯔꯒ ꯈꯔ ꯍꯟꯗꯣꯛꯂꯒ ꯑꯃꯨꯛ ꯐꯝꯊꯩ ꯇꯣꯂꯦꯟꯗꯤ ꯅꯥꯃꯟꯈꯤꯗꯨꯅ ꯃꯈꯣꯡ ꯑꯅꯤꯃꯛ ꯂꯣꯟꯁꯤꯟꯅꯔꯒ ꯃꯁꯥ ꯑꯗꯣ ꯊꯦꯛꯀꯠꯂꯒ ꯈꯥꯡꯂꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯈꯣꯝꯖꯤꯜꯂꯝꯕ ꯂꯩꯆꯤꯟ ꯅꯣꯡꯐꯥꯏ ꯑꯗꯣ ꯍꯥꯡꯗꯣꯛꯈꯤꯗꯨꯅ ꯊꯥꯖ ꯑꯗꯣ ꯇꯔꯪ ꯇꯔꯪ ꯊꯣꯔꯛꯂꯤ ꯊꯥꯕꯜꯒꯤ ꯃꯉꯥꯜ ꯑꯗꯨꯗ ꯃꯐꯝ ꯑꯗꯣ ꯄꯨꯡꯁꯦꯡ ꯁꯦꯡꯅ ꯎꯔꯔꯤ ꯍꯧꯖꯤꯛ ꯋꯥꯏꯗꯨꯗ ꯃꯍꯥꯛꯅ ꯂꯩꯔꯝꯂꯤꯕ ꯃꯐꯝ ꯑꯗꯣ ꯎꯕꯗ ꯇꯣꯂꯦꯟ ꯀꯤꯕꯅ ꯀꯣꯛꯇꯒꯤꯅ ꯈꯣꯡ ꯐꯥꯎꯕ ꯇꯨ ꯆꯣꯡꯈꯤꯕ ꯈꯪꯍꯧꯗꯦ ꯑꯗꯨꯕꯨ ꯊꯣꯏꯕꯤꯗꯤ ꯈ꯭ꯋꯥꯡꯆꯦꯠ ꯂꯥꯛ ꯀꯣꯛꯁꯦꯠ ꯁꯦꯠ ꯌꯣꯄꯥꯛ ꯑꯗꯨ ꯄꯥꯏꯔꯒ ꯈꯔ ꯆꯠꯊꯣꯛꯂꯒ ꯌꯣꯄꯥꯛ ꯑꯗꯨꯅ ꯂꯩꯃꯥꯏꯗ ꯑꯍꯨꯝꯂꯛ ꯇꯨꯡ ꯇꯨꯡ ꯆꯨꯊꯔꯒ ꯃꯃꯤꯠ ꯆꯦꯠꯅ ꯎꯏꯁꯤꯟꯗꯨꯅ ꯃꯆꯤꯟꯗ ꯀꯔꯤ ꯀꯔꯤꯅꯣ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯌꯣꯄꯥꯛ ꯑꯗꯨꯅ ꯂꯩꯕꯥꯛ ꯑꯗꯣ ꯇꯧꯕ ꯍꯧꯔꯛꯂꯦ ꯈꯔ ꯂꯨꯅ ꯇꯧꯊꯕꯒ ꯃꯃꯤꯠ ꯑꯗꯣ ꯄꯥꯡꯊꯣꯔꯛꯏ ꯑꯗꯨꯒ ꯅꯣꯛꯐꯦꯠ ꯇꯧꯅ ꯈꯨꯕꯥꯛ ꯇꯔꯦꯠꯂꯛ ꯈꯨꯔꯒ ꯂꯥꯏꯔꯣꯟꯁꯤꯡ ꯂꯦꯞꯄ ꯂꯩꯇꯅ ꯁꯣꯠꯂꯒ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯩꯈꯣꯝ ꯏꯇꯩ ꯇꯩꯕ ꯆꯐꯨ ꯑꯍꯤꯡꯕ ꯑꯃ ꯄꯨꯊꯣꯔꯛꯈꯤ ꯆꯐꯨ ꯑꯍꯤꯡꯕ ꯑꯗꯨ ꯎꯕꯗ ꯇꯣꯂꯦꯟꯗꯤ ꯀꯣꯛꯆꯥꯎꯕꯤ ꯀꯥꯈ꯭ꯔꯦ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯑꯗꯨꯕꯨ ꯊꯣꯏꯕꯤꯗꯤ ꯆꯐꯨ ꯑꯍꯤꯡꯕ ꯑꯗꯣ ꯃꯀꯣꯛꯇ ꯊꯥꯡꯒꯠꯇꯨꯅ ꯖꯒꯣꯏ ꯁꯥꯔꯤ ꯉꯥꯏꯍꯥꯛ ꯖꯒꯣꯏ ꯁꯥꯔꯝꯂꯒ ꯇꯣꯂꯦꯟꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯆꯐꯨ ꯑꯗꯨ ꯇꯣꯂꯦꯟꯗ ꯄꯥꯏꯌꯨ ꯍꯥꯏꯅ ꯏꯪꯒꯤꯠ ꯇꯧꯔꯛꯏ ꯃꯗꯨꯗ ꯇꯣꯂꯦꯟꯗꯣ ꯃꯈꯨꯠ ꯑꯗꯨ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯆꯐꯨ ꯑꯗꯣ ꯊꯣꯏꯕꯤꯗꯒꯤ ꯂꯧꯏ ꯃꯁꯤꯗꯒꯤ ꯊꯣꯏꯕꯤꯅ ꯑꯃꯨꯛ ꯂꯦꯡꯖꯨꯝꯗ ꯊꯝꯅꯅꯕ ꯏꯪꯒꯤꯠ ꯇꯧꯔꯤ ꯇꯣꯂꯦꯟ ꯆꯐꯨ ꯑꯗꯨꯕꯨ ꯂꯦꯡꯖꯨꯝꯗ ꯊꯥꯡꯒꯠꯂꯤ ꯃꯗꯨꯗꯒꯤ ꯊꯣꯏꯕꯤꯅ ꯃꯥꯒꯤ ꯃꯇꯨꯡꯗ ꯏꯟꯅꯔꯛꯑꯣ ꯍꯥꯏꯅ ꯃꯈꯨꯠ ꯈꯠꯇꯨꯅ ꯀꯧꯔꯛꯏ ꯇꯣꯂꯦꯟꯁꯨ ꯇꯞꯅ ꯇꯞꯅ ꯊꯣꯏꯕꯤꯒꯤ ꯃꯇꯨꯡꯗ ꯏꯟꯅꯗꯨꯅ ꯆꯠꯄ ꯍꯧꯏ ꯈꯣꯡꯀꯥꯞ 5-10 ꯊꯥꯡꯂꯕꯒꯤ ꯇꯨꯡꯗ ꯆꯐꯨ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯑꯉꯥꯡ ꯃꯆꯥ ꯑꯃꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯣꯂꯦꯟꯒꯤ ꯃꯅꯥꯀꯣꯡꯗ ꯊꯥꯕ ꯍꯧꯔꯛꯂꯦ ꯃꯁꯤꯗꯒꯤ ꯇꯣꯂꯦꯟꯗꯤ ꯃꯥꯒꯤ ꯂꯦꯡꯖꯨꯝꯗ ꯊꯥꯡꯒꯠꯇꯨꯅ ꯄꯨꯔꯤꯕ ꯆꯐꯨ ꯑꯗꯨꯕꯨ ꯄꯥꯏꯔꯤꯕ ꯃꯈꯨꯠ ꯑꯗꯣ ꯊꯥꯗꯣꯛꯄꯗ ꯆꯐꯨ ꯑꯗꯣ ꯑꯍꯧꯕ ꯃꯈꯣꯜ ꯑꯃꯒ ꯂꯣꯏꯅꯅ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯀꯥꯏꯔꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯊꯣꯏꯕꯤ ꯇꯨꯡ ꯑꯣꯟꯊꯣꯔꯛꯏ ꯇꯣꯂꯦꯟꯁꯨ ꯂꯩꯃꯥꯏꯗ ꯌꯦꯡꯊꯕꯗ ꯑꯁꯤꯕ ꯑꯉꯥꯡ ꯃꯆꯥ ꯑꯃ ꯇꯥꯗꯨꯅ ꯂꯩꯕ ꯑꯗꯣ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯇꯣꯂꯦꯟ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯔ ꯈꯪꯆꯣꯡ ꯆꯣꯡꯊꯣꯛꯏ ꯊꯣꯏꯕꯤꯅ ꯃꯈꯣꯜ ꯈꯔ ꯀꯜꯂꯞ ꯏꯕꯨꯡ ꯑꯉꯥꯡꯗꯨ ꯈꯔ ꯊꯨꯅ ꯄꯥꯏꯈꯠꯂꯣ ꯑꯁꯨꯝꯅ ꯍꯥꯏꯔꯕ ꯐꯥꯎꯕ ꯇꯣꯂꯦꯟꯗꯤ ꯆꯪꯁꯤꯟꯕ ꯉꯝꯗ ꯃꯁꯤ ꯂꯦꯡꯕꯁꯨ ꯉꯝꯗ ꯂꯩꯔꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯑꯁꯤꯕ ꯑꯉꯥꯡ ꯑꯗꯨꯗꯤ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯂꯒ ꯀꯞꯄ ꯍꯧꯔꯛꯂꯦ ꯃꯁꯤꯗꯒꯤ ꯑꯉꯥꯡ ꯑꯗꯣ ꯀꯞꯅ ꯀꯞꯅ ꯁꯟ ꯁꯥꯗꯨꯅ ꯆꯦꯟꯈ꯭ꯔꯦ ꯃꯗꯨꯗ ꯊꯣꯏꯕꯤꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯇꯥꯅꯧ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯏ ꯏꯕꯨꯡ ꯈꯔ ꯊꯨꯅ ꯂꯥꯛꯑꯣ ꯑꯁꯤ ꯑꯝꯇ ꯐꯥꯎꯅꯕ ꯇꯧꯁꯦ ꯃꯁꯤ ꯐꯥꯎꯗ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏꯕ ꯑꯁꯨꯝꯅ ꯍꯥꯏꯅ ꯆꯦꯟꯈꯤꯕꯅ ꯇꯣꯂꯦꯟꯗꯒꯤ ꯈꯔ ꯊꯥꯞꯇꯣꯛꯈ꯭ꯔꯦ ꯇꯣꯂꯦꯟ ꯑꯗꯨꯁꯨ ꯃꯇꯣꯝꯇ ꯂꯦꯞꯇꯨꯅ ꯂꯩꯕ ꯑꯗꯣ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯇꯥꯟꯅꯕ ꯌꯥꯎꯁꯤꯜꯂꯛꯏ ꯑꯁꯨꯝꯅ ꯊꯣꯏꯕꯤ ꯑꯃꯗꯤ ꯇꯣꯂꯦꯟꯅ ꯇꯥꯟꯅꯔꯛꯄ ꯑꯉꯥꯡ ꯑꯗꯨꯁꯨ ꯅꯔꯛ ꯑꯗꯨꯗ ꯐꯟ ꯐꯟ ꯆꯣꯡꯗꯨꯅ ꯃꯥꯏꯀꯩ ꯁꯥꯅꯥꯏ ꯈꯪꯗꯅ ꯆꯦꯜꯂꯤ ꯑꯁꯨꯝꯅ ꯆꯦꯟꯈꯤꯕꯅ ꯊꯣꯏꯕꯤ ꯑꯃꯗꯤ ꯇꯣꯂꯦꯟꯅ ꯇꯥꯟꯅꯕ ꯉꯝꯂꯝꯗ꯭ꯔꯤ ꯃꯁꯤꯗꯒꯤ ꯊꯣꯏꯕꯤꯅ ꯇꯣꯂꯦꯟꯗ ꯅꯨꯡ ꯈꯔ ꯈꯨꯜꯂꯒ ꯄꯤꯔꯛꯅꯕ ꯍꯥꯏꯕꯗꯒꯤ ꯇꯣꯂꯦꯟꯅꯁꯨ ꯅꯨꯡ ꯈꯔ ꯈꯨꯜꯂꯒ ꯊꯣꯏꯕꯤꯗ ꯑꯃꯃꯝꯇ ꯑꯣꯏꯅ ꯄꯤꯔꯤ ꯊꯣꯏꯕꯤꯁꯨ ꯅꯨꯡ ꯑꯗꯨꯗ ꯂꯩꯋꯥ ꯁꯣꯟꯗꯨꯅ ꯀꯟꯅ ꯆꯦꯜꯂꯤꯕ ꯑꯉꯥꯡ ꯃꯆꯥ ꯑꯗꯨꯗ ꯊꯣꯝꯂꯤ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯗꯨꯅ ꯊꯩꯗꯣꯛꯇꯨꯅ ꯆꯦꯜꯂꯤ ꯃꯍꯥꯛꯅ ꯊꯣꯝꯂꯤꯕ ꯅꯨꯡ ꯑꯗꯨꯅ ꯑꯉꯥꯡ ꯑꯗꯨꯗ ꯁꯣꯛꯄ ꯄꯟꯕ ꯉꯝꯂꯝꯗꯦ ꯄꯥꯟꯃꯜꯂꯛꯇ꯭ꯔꯕ ꯑꯗꯨꯗꯗꯤ ꯑꯉꯥꯡ ꯑꯗꯣ ꯆꯞ ꯂꯦꯞꯇꯨꯅ ꯃꯕꯥꯅꯤꯗ ꯌꯦꯡꯂꯒ ꯈꯤꯛ ꯈꯤꯛ ꯅꯣꯛꯁꯤꯜꯂꯛꯏ ꯑꯁꯨꯝꯅ ꯑꯉꯥꯡ ꯑꯁꯤꯅ ꯇꯧꯔꯛꯄ ꯑꯁꯤꯗ ꯊꯣꯏꯕꯤ ꯑꯗꯣ ꯃꯍꯥꯛꯀꯤ ꯈꯝ ꯊꯦꯡꯕꯤ ꯑꯁꯥꯎꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯃꯁꯤꯗꯒꯤ ꯂꯩꯃꯥꯏꯗ ꯇꯥꯔꯤꯕ ꯂꯩꯇꯨꯝ ꯑꯃ ꯊꯨꯅ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯈꯠꯇꯨꯅ ꯑꯀꯟꯕ ꯂꯩꯋꯥ ꯑꯃ ꯁꯣꯟꯗꯨꯅ ꯑꯉꯥꯡ ꯑꯗꯨꯗ ꯂꯪꯁꯤꯜꯂꯤ ꯍꯟꯗꯛꯇꯤ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯔꯥꯏꯕꯛ ꯑꯁꯤ ꯃꯄꯥ ꯆꯞ ꯆꯥꯅ ꯄꯥꯟꯈ꯭ꯔꯦ ꯑꯁꯨꯝꯅ ꯈꯪꯍꯧꯗꯅ ꯄꯥꯜꯂꯛꯄ ꯑꯁꯤꯗ ꯑꯉꯥꯡ ꯑꯗꯨ ꯍꯟꯗꯛꯇꯤ ꯂꯩꯃꯥꯏꯗ ꯂꯣꯡꯅ ꯍꯥꯏꯊꯈꯤꯗꯨꯅ ꯃꯈꯣꯡ ꯃꯈꯨꯠ ꯊꯤꯟꯗꯨꯅ ꯁꯤꯊ ꯌꯥꯝꯅ ꯀꯟꯅ ꯀꯞꯂꯛꯏ ꯃꯗꯨꯗ ꯊꯣꯏꯕꯤꯅ ꯀꯔꯤꯁꯨ ꯂꯩꯇꯕ ꯁꯣꯔꯦꯟ ꯑꯄꯨꯝꯕꯤ ꯑꯉꯥꯡ ꯉꯥꯏꯍꯥꯛꯅꯁꯨ ꯂꯝ ꯍꯦꯟꯕ ꯁꯥꯔꯤ ꯑꯩꯕꯨ ꯀꯔꯦꯝꯅꯕꯒꯤ ꯃꯍꯩ ꯀꯔꯤ ꯊꯣꯛꯂꯦ ꯍꯧꯖꯤꯛꯇꯤ ꯏꯕꯨꯡ ꯆꯠꯂꯣ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯉꯛ ꯆꯞꯇꯨꯅ ꯄꯨꯔꯛꯑꯣ ꯋꯥꯗꯨ ꯇꯥꯕꯗ ꯇꯣꯂꯦꯟꯗꯤ ꯁ꯭ꯋꯥꯏ ꯂꯥꯎꯏ
ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯛꯑꯒ ꯊꯣꯏꯕꯤꯗ ꯍꯥ ꯀꯔꯤ ꯍꯥꯏꯕ ꯀꯩꯁꯨ ꯇꯧꯔꯣꯏ ꯏꯕꯨꯡ ꯉꯁꯥꯏ ꯑꯩꯅ ꯄꯥꯍꯟꯈꯤꯕ ꯂꯩꯋꯥꯗꯣ ꯁꯣꯟꯗꯨꯅ ꯑꯉꯥꯡ ꯑꯁꯤꯒꯤ ꯉꯛꯊꯤ ꯆꯞꯇꯨꯅ ꯁꯒꯥꯏ ꯌꯦꯞꯂꯒ ꯄꯨꯔꯛꯑꯣ ꯇꯣꯂꯦꯟ ꯎꯄꯥꯏ ꯂꯩꯇꯅ ꯊꯣꯏꯕꯤꯅ ꯍꯥꯏꯔꯛꯂꯤꯕ ꯑꯗꯨꯃꯛ ꯇꯧꯔꯤ ꯍꯧꯖꯤꯛꯇꯤ ꯁꯣꯔꯦꯟ ꯑꯄꯨꯝꯕꯤ ꯑꯉꯥꯡ ꯑꯁꯤ ꯄꯨꯗꯨꯅ ꯑꯃꯥꯏꯕ ꯆꯥꯎꯊꯣꯏꯒꯤ ꯃꯌꯨꯝꯗ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯑꯃꯨꯛ ꯇꯣꯏꯕ ꯑꯉꯥꯡ ꯑꯁꯤꯗꯤ ꯅꯥꯟꯊꯣꯛꯍꯧꯅꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯇꯣꯂꯦꯟꯅ ꯂꯥꯏꯔꯣꯟ ꯑꯗꯣ ꯂꯦꯞꯄ ꯂꯩꯇ ꯁꯣꯟꯕꯗ ꯃꯈꯣꯡ ꯑꯗꯣ ꯐ꯭ꯔꯪ ꯐ꯭ꯔꯪ ꯀꯥꯎꯗꯨꯅ ꯀꯞꯄ ꯂꯦꯞꯇꯦ ꯃꯈꯣꯏꯅ ꯌꯨꯝ ꯌꯧꯔꯕ ꯐꯥꯎꯕ ꯑꯉꯥꯡ ꯑꯗꯨꯗꯤ ꯅꯣꯡ ꯈꯣꯡꯕꯒꯨꯝ ꯍꯧꯅ ꯂꯥꯎꯅ ꯀꯞꯂꯤ ꯆꯥꯎꯊꯣꯏꯁꯨ ꯑꯉꯥꯡ ꯀꯞꯂꯤꯕ ꯑꯗꯨ ꯇꯥꯔꯗꯨꯅ ꯃꯄꯥꯜꯗ ꯊꯣꯛꯂꯛꯏ ꯆꯥꯎꯊꯣꯏ ꯊꯣꯏꯕꯤ ꯑꯃꯗꯤ ꯇꯣꯂꯦꯟꯅ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯂꯋꯥꯏ ꯄꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯏꯁ ꯀꯔꯤꯅꯣ ꯇꯧꯔꯛꯂꯤꯕꯗꯨꯗꯤ ꯍꯥꯏ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯨꯀꯣ ꯑꯩ ꯆꯐꯨ ꯑꯍꯤꯡꯕ ꯑꯃꯇ ꯂꯧꯊꯣꯛꯂꯨꯈꯤꯒꯦ ꯑꯃꯥꯏꯕ ꯆꯥꯎꯊꯣꯏ ꯏꯃꯨꯡꯗ ꯆꯪꯈꯤꯗꯨꯅ ꯆꯐꯨ ꯑꯍꯤꯡꯕ ꯑꯃꯒ ꯑꯁꯦꯡꯕ ꯐꯤ ꯑꯉꯧꯕ ꯑꯃꯒ ꯂꯪ ꯑꯍꯤꯡꯕꯒ ꯄꯨꯊꯣꯔꯛꯇꯨꯅ ꯈꯥꯡꯉꯦꯟꯐꯟ ꯃꯄꯥꯗꯨꯗ ꯊꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛ ꯍꯥꯏ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯕꯁꯨ ꯑꯩ ꯂꯥ ꯃꯆꯦꯠ ꯑꯃꯠꯇ ꯍꯦꯛꯂꯨꯈꯤꯒꯦ ꯂꯩꯔꯝꯃꯨ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯈꯣꯡꯂꯩ ꯊꯨꯅ ꯆꯠꯈ꯭ꯔꯦ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯑꯃꯗꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯍꯨꯏꯁꯤꯡꯅ ꯀꯞꯂꯤ ꯄꯣꯛꯇ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯃꯆꯥꯁꯤꯡꯁꯨ ꯊꯦꯝꯕ ꯌꯥꯗ ꯀꯞꯅꯔꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯑꯃꯥꯏꯕ ꯆꯥꯎꯊꯣꯏꯗꯨ ꯂꯥ ꯃꯆꯦꯠ ꯑꯃ ꯄꯣꯔꯛꯂꯒ ꯆꯐꯨ ꯑꯗꯨ ꯃꯈꯨꯝ ꯍꯥꯡꯗꯣꯛꯇꯨꯅ ꯂꯥ ꯑꯗꯣ ꯆꯐꯨ ꯃꯅꯨꯡ ꯑꯗꯨꯗ ꯍꯥꯞꯆꯤꯜꯂꯝꯃꯤ ꯃꯁꯤꯗꯒꯤ ꯑꯃꯨꯛ ꯍꯥꯏ ꯇꯣꯂꯦꯟ ꯑꯉꯥꯡ ꯑꯗꯨ ꯆꯐꯨ ꯑꯁꯤꯗ ꯍꯥꯞꯂꯛꯎꯅꯦ ꯋꯥꯗꯨ ꯇꯥꯕꯗ ꯇꯣꯂꯦꯟꯅ ꯑꯉꯥꯡ ꯑꯗꯣ ꯀꯤꯠ ꯂꯥꯎꯅ ꯆꯐꯨ ꯃꯅꯨꯡ ꯑꯗꯨꯗ ꯅꯝꯁꯤꯜꯂꯤ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤꯗ ꯑꯉꯥꯡ ꯑꯗꯨꯅ ꯃꯥꯒꯤ ꯈꯨꯗꯣꯝꯕꯤ ꯑꯗꯨꯗ ꯃꯌꯥꯅ ꯀꯛ ꯂꯥꯎꯅ ꯆꯤꯛꯂꯛꯏ ꯇꯣꯂꯦꯟ ꯏꯁ ꯍꯥꯏꯗꯨꯅ ꯆꯣꯡꯊꯣꯛꯏ ꯑꯗꯨꯒ ꯑꯉꯥꯡ ꯄꯣꯛꯇ ꯉꯥꯏꯔꯤꯕ ꯑꯁꯤꯁꯨ ꯃꯌꯥꯒ ꯄꯥꯟꯕꯣꯏꯔꯦ ꯑꯉꯥꯡ ꯑꯗꯨꯅ ꯆꯐꯨ ꯃꯅꯨꯡꯗ ꯂꯩꯈ꯭ꯔꯕꯗ ꯆꯥꯎꯊꯣꯏꯅ ꯑꯀꯟꯕ ꯂꯥꯏꯔꯣꯟ ꯀꯌꯥ ꯁꯣꯟꯗꯨꯅ ꯆꯐꯨ ꯃꯅꯨꯡ ꯑꯗꯨꯗ ꯀꯥꯝꯁꯤꯜꯂꯤ ꯑꯁꯨꯝꯅ ꯂꯩꯋꯥ ꯁꯣꯟꯈꯤꯕ ꯑꯗꯨꯗꯒꯤꯗꯤ ꯉꯁꯥꯏ ꯃꯈꯩ ꯅꯣꯡ ꯈꯣꯡꯕꯒꯨꯝ ꯀꯞꯂꯝꯕ ꯁꯣꯔꯦꯟ ꯑꯄꯨꯝꯕꯤ ꯑꯉꯥꯡ ꯑꯗꯣ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯃꯔꯝ ꯑꯁꯤꯅ ꯃꯐꯝꯗꯨ ꯎꯟ ꯋꯥꯏꯃꯨꯛ ꯆꯤꯛꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯂꯩꯋꯥ ꯁꯣꯟꯗꯨꯅ ꯐꯤ ꯑꯉꯧꯕ ꯑꯗꯨꯅ ꯑꯃꯨꯛ ꯆꯐꯨ ꯑꯗꯨꯗ ꯈꯨꯝꯖꯤꯜꯂꯒ ꯂꯪ ꯑꯍꯤꯡꯕ ꯑꯗꯨꯅ ꯄꯨꯟꯁꯤꯜꯂꯤ ꯑꯗꯨꯒ ꯆꯐꯨ ꯃꯈꯨꯝ ꯑꯗꯣ ꯈꯨꯝꯖꯤꯜꯂꯒ ꯊꯣꯏꯕꯤꯗ ꯄꯤꯈꯤ ꯑꯗꯨꯒ ꯍꯥꯏꯔꯤ ꯍꯥꯏ ꯊꯣꯏꯕꯤ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯁꯥ ꯑꯁꯤ ꯃꯆꯦꯠ ꯃꯆꯦꯠ ꯀꯛꯂꯒ ꯄꯣꯠꯁꯦꯝ ꯇꯧꯕ ꯕꯨꯠ ꯕ꯭ꯔꯦꯠ ꯁꯥꯟꯅꯕ ꯌꯥꯒꯅꯤ ꯍꯥꯏ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯑꯀꯟꯕ ꯑꯅꯥꯕ ꯂꯥꯌꯦꯡꯕꯁꯤꯡ ꯇꯧꯅꯤꯡꯂꯕꯗꯤ ꯑꯉꯥꯡꯒꯤ ꯅꯥꯎꯐꯝ ꯑꯃꯗꯤ ꯑꯀꯦꯟꯕ ꯈꯣꯏꯗꯧ ꯑꯗꯨ ꯄꯣꯔꯛꯎ ꯋꯥꯗꯨ ꯇꯥꯕꯗ ꯊꯣꯏꯕꯤꯅ ꯍꯣꯏ ꯐꯒꯅꯤ ꯑꯣꯖꯥ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯍꯟꯖꯈ꯭ꯔꯒꯦ ꯍꯣꯏ ꯍꯜꯂꯣ ꯑꯁꯨꯝꯅ ꯊꯣꯏꯕꯤ ꯍꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗꯗꯤ ꯉꯁꯥꯏ ꯇꯣꯂꯦꯟꯅ ꯑꯉꯥꯡ ꯑꯗꯨꯕు ꯂꯩꯃꯥꯏꯗ ꯊꯥꯗꯈꯤꯕ ꯑꯗꯨꯒꯤ ꯑꯁꯥꯎꯕ ꯑꯃꯒꯁꯨ ꯂꯣꯏꯅꯈꯤ ꯆꯥꯎꯊꯣꯏꯅ ꯇꯣꯂꯦꯟꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯏꯕꯨꯡꯉꯣ ꯅꯍꯥꯛꯅ ꯀꯝꯗꯧꯁꯦꯕ ꯑꯁꯨꯛ ꯊꯤꯡꯂꯀꯥꯟꯁꯤꯗꯕꯨ ꯏꯇꯣꯝꯇ ꯍꯟꯕ ꯉꯝꯅꯔꯣꯏ ꯑꯣꯖꯥ ꯑꯣꯖꯥꯒꯤꯗ ꯁꯨꯝ ꯂꯩꯔꯒꯦ ꯐꯔꯦ ꯃꯇꯧ ꯑꯁꯨꯝꯅ ꯆꯥꯎꯊꯣꯏꯅ ꯑꯃꯥꯏꯕ ꯇꯝꯂꯛꯄꯁꯤ ꯆꯍꯤ ꯍꯦꯜꯂꯛꯂꯤ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯍꯥꯛꯁꯨ ꯐꯖꯅ ꯃꯍꯩꯔꯦ ꯀꯧꯅꯤꯡꯕ ꯂꯥꯏ ꯑꯃ ꯍꯦꯛꯇ ꯀꯧꯗꯨꯅ ꯁꯥꯟꯅꯕꯁꯨ ꯐꯅ ꯆꯪꯈꯣꯟꯅ ꯍꯩꯔꯦ ꯊꯣꯏꯕꯤꯒ ꯃꯥꯒꯁꯨ ꯑꯗꯨꯃꯛ ꯎꯅꯈꯤꯗ꯭ꯔꯤ ꯄꯨꯟꯅ ꯍꯩꯔꯕ ꯈꯪꯂꯕ ꯑꯗꯨꯗꯗꯤ ꯆꯥꯎꯊꯣꯏꯒꯤ ꯃꯅꯥꯛꯇꯁꯨ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯠꯇ꯭ꯔꯦ ꯃꯔꯛꯇ ꯆꯠꯄꯗꯒꯤ ꯍꯦꯟꯅ ꯆꯠꯂꯨꯗ꯭ꯔꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯀꯥꯂꯦꯟꯒꯤ ꯅꯨꯡꯁꯥꯅ ꯌꯛ ꯂꯥꯎꯅ ꯍꯥꯏꯒꯠꯂꯛꯂꯤ ꯆꯥꯛꯆꯥ ꯇꯣꯛꯄꯒꯤꯁꯨ ꯀꯟꯅ ꯃꯨꯟꯊꯔꯛꯄ ꯃꯇꯥꯡꯅꯤ ꯐꯃꯨꯡꯗ ꯍꯤꯞꯄꯁꯨ ꯑꯣꯝꯆꯥꯛꯅꯔꯝꯃꯤ ꯃꯁꯤꯗꯒꯤ ꯍꯥꯡꯆꯤꯠꯁꯨ ꯈꯔ ꯂꯥꯡꯕ ꯍꯥꯏꯗꯨꯅ ꯃꯥꯡꯒꯣꯜꯗ ꯈꯨꯗꯩ ꯑꯃ ꯊꯥꯗꯨꯅ ꯍꯤꯞꯊꯕꯗꯃꯛ ꯉꯥꯏꯔꯤ ꯑꯃꯥꯏꯕ ꯆꯥꯎꯊꯣꯏꯗꯨ ꯇꯣꯂꯦꯟꯒꯤꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯝꯅ ꯏꯊꯥ ꯊꯥꯖꯗꯅ ꯆꯥꯎꯊꯣꯏꯅ ꯂꯥꯛꯄ ꯑꯗꯨꯗ ꯇꯣꯂꯦꯟ ꯑꯗꯨꯁꯨ ꯉꯥꯏꯍꯥꯛ ꯇꯨꯝꯒꯦ ꯈꯜꯂꯝꯕꯗꯣ ꯀꯥꯏꯔꯦ ꯇꯣꯂꯦꯟꯅ ꯑꯣꯖꯥ ꯀꯥꯈꯠꯄꯤꯔꯛꯑꯣ ꯐꯤꯗꯥ ꯁꯣꯝꯗ ꯂꯦꯡꯁꯤꯟꯕꯤꯔꯛꯑꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯣꯔꯥ ꯑꯃ ꯊꯥꯏ ꯃꯗꯨꯗ ꯆꯥꯎꯊꯣꯏꯅ ꯌꯥꯔꯦꯗ ꯅꯍꯥꯛꯀ ꯋꯥ ꯑꯃꯇ ꯁꯥꯟꯅꯒꯦꯗꯅ ꯂꯥꯛꯂꯤꯕꯅꯤ ꯍꯣꯏ ꯑꯣꯖꯥ ꯅꯨꯡꯁꯥ ꯃꯔꯛꯁꯤꯗ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯋꯥꯔꯝꯂꯅꯤ ꯑꯩ ꯄꯨꯟꯒꯤ ꯏꯁꯤꯡ ꯂꯧꯊꯣꯛꯆꯔꯨꯈꯤꯒꯦ ꯍꯣꯏꯅꯦ ꯄꯨꯟꯒꯤ ꯏꯁꯤꯡꯗꯨ ꯊꯛꯂꯗꯤ ꯅꯨꯡꯁꯥꯒꯤ ꯃꯩꯁꯥꯗ ꯆꯣꯛꯊꯔꯝꯕ ꯏꯁꯥꯁꯤ ꯇꯦꯛꯈꯠꯀꯅꯤ ꯆꯠꯂꯨ ꯈꯔ ꯌꯥꯝꯅ ꯍꯦꯛ ꯄꯨꯊꯣꯔꯛꯎ ꯒꯔ ꯑꯝꯇ ꯊꯛꯀꯦ ꯇꯣꯂꯦꯟ ꯏꯃꯨꯡꯗ ꯆꯪꯈꯤꯗꯨꯅ
ꯄꯨꯟꯗꯒꯤ ꯏꯁꯤꯡ ꯑꯏꯪꯕꯗꯣ ꯆꯥꯏꯁꯦꯟ ꯑꯃꯗ ꯄꯤꯛ ꯊꯟꯅ ꯀꯟꯗꯨꯅ ꯄꯨꯊꯣꯔꯛꯂꯤ ꯑꯃꯥꯏꯕ ꯆꯥꯎꯊꯣꯏ ꯑꯗꯨ ꯏꯁꯤꯡ ꯆꯥꯏꯁꯦꯟ ꯑꯗꯨ ꯂꯧꯔꯒ ꯒꯔ ꯒꯔ ꯆꯤꯡꯗꯨꯅ ꯃꯆꯨꯝ ꯑꯔꯔ ꯇꯥꯕ ꯃꯈꯩ ꯍꯥꯎꯅ ꯊꯛꯂꯤ ꯆꯥꯏꯁꯦꯟ ꯇꯪꯈꯥꯏ ꯑꯃ ꯊꯛꯂꯒ ꯂꯩꯃꯥꯏꯗ ꯊꯝꯃꯤ ꯑꯗꯨꯒ ꯏꯠ ꯂꯥꯎꯅ ꯊꯒꯦꯛꯂꯒ ꯍꯥꯏꯔꯛꯏ ꯁꯥꯔꯝꯕ ꯄꯨꯝꯕ ꯉꯝꯅ ꯍꯦꯛ ꯃꯥꯡꯈꯤꯍꯩ ꯏꯟꯗ꯭ꯔꯤ ꯃꯅꯨꯡ ꯑꯁꯤ ꯈꯪꯏꯪ ꯍꯦꯛ ꯏꯪꯉꯤꯗ ꯑꯗꯨꯕꯨꯗꯤ ꯄꯨꯟꯒꯤ ꯏꯁꯤꯡ ꯍꯥꯏꯅꯔꯤꯕꯅꯤꯗꯅ ꯍꯣꯏ ꯑꯣꯖꯥ ꯄꯨꯟꯒꯤ ꯏꯁꯤꯡ ꯑꯏꯪꯕ ꯍꯥꯏꯅꯔꯤꯕꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯆꯥꯎꯊꯣꯏꯒꯤ ꯐꯨꯔꯤꯠ ꯆꯣꯠꯂꯤꯕ ꯑꯗꯨ ꯇꯩꯊꯣꯛꯅꯕ ꯐꯗꯤ ꯄꯤꯔꯤ ꯆꯥꯎꯊꯣꯏꯅ ꯌꯥꯔꯦꯗ ꯃꯔꯥꯏꯅ ꯀꯪꯖꯈ꯭ꯔꯅꯤ ꯑꯗꯣ ꯑꯣꯖꯥꯅ ꯑꯩꯒ ꯇꯥꯟꯅꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤꯕꯨ ꯌꯨꯝ ꯑꯁꯤꯗ ꯀꯅꯥꯝꯇ ꯂꯩꯇꯕ꯭ꯔꯥ ꯍꯣꯏ ꯑꯣꯖꯥ ꯀꯅꯥꯁꯨ ꯂꯩꯇꯦ ꯍꯥꯏꯕꯤꯌꯨ ꯑꯣꯖꯥ ꯃꯁꯤꯗꯒꯤ ꯅꯥꯛ ꯌꯦꯠ ꯂꯩꯗꯨꯅ ꯆꯥꯎꯊꯣꯏꯅ ꯌꯦꯡꯂꯒ ꯈꯔ ꯇꯞꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯕ ꯂꯥꯏꯔꯤꯛ ꯑꯃ ꯂꯩ ꯃꯗꯨ ꯄꯥꯔꯨꯔꯕꯗꯤ ꯃꯤ ꯃꯥꯡꯍꯟꯕ ꯉꯝꯕ ꯂꯥꯏꯔꯤꯛꯅꯤ ꯑꯩꯅ ꯃꯗꯨ ꯊꯣꯏꯕꯤꯒꯤ ꯃꯐꯝꯗ ꯅꯣꯡꯃ ꯋꯥꯔꯤ ꯁꯥꯈꯤ ꯃꯁꯤꯗꯒꯤ ꯊꯣꯏꯕꯤꯅ ꯂꯥꯏꯔꯤꯛ ꯑꯗꯨ ꯍꯨꯔꯥꯟꯈ꯭ꯔꯦꯅꯦ ꯂꯥꯏꯔꯤꯛ ꯑꯗꯨꯒꯤ ꯃꯔꯝꯗ ꯇꯣꯂꯦꯟꯗꯤ ꯇꯁꯦꯡꯅ ꯊꯣꯏꯕꯤꯅ ꯍꯨꯔꯥꯟꯈꯤꯕ ꯂꯥꯏꯔꯤꯛ ꯑꯗꯣ ꯀꯥꯎꯔꯨꯔꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯑꯃꯥꯏꯕꯅ ꯍꯧꯖꯤꯛꯇ ꯄꯜꯂꯛꯄ ꯑꯁꯤꯗ ꯅꯤꯡꯁꯤꯡꯂꯛꯂꯦ ꯉꯁꯤꯗꯤ ꯃꯍꯥꯛ ꯂꯥꯏꯔꯤꯛ ꯑꯗꯨꯒꯤ ꯃꯇꯤꯛ ꯃꯌꯥꯏꯁꯨ ꯈꯪꯅꯤꯡꯂꯛꯂꯦ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯇꯣꯂꯦꯟꯅ ꯈꯣꯏꯅꯤꯡꯗ ꯋꯥꯔꯤ ꯂꯤꯔꯝꯕꯗꯒꯤ ꯆꯞ ꯂꯦꯞꯈ꯭ꯔꯦ ꯁꯣꯔ ꯆꯥꯎꯅ ꯍꯣꯜꯂꯛꯂꯒ ꯉꯪꯕ ꯍꯧꯔꯛꯂꯤ ꯃꯆꯤꯟꯕꯥꯟ ꯊꯛꯈꯥ ꯑꯅꯤꯃꯛ ꯃꯨꯁꯤꯜꯂꯛꯏ ꯃꯌꯥ ꯀ꯭ꯔꯛ ꯀ꯭ꯔꯛ ꯆꯤꯛꯅꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯤ ꯉꯁꯥꯏ ꯃꯃꯥꯡꯗ ꯑꯃꯥꯏꯕ ꯇꯣꯂꯦꯟꯅ ꯈꯣꯏꯅꯤꯡꯗ ꯋꯥꯔꯤ ꯂꯤꯔꯝꯗꯥꯏꯗ ꯍꯥꯏꯈꯤꯕ ꯑꯗꯨꯃꯛ ꯇꯧꯔꯛꯂꯤ ꯑꯗꯨꯒ ꯈꯣꯏꯅꯤꯡꯗ ꯆꯥꯗꯧꯈꯩ ꯌꯦꯡꯂꯛꯏ ꯃꯗꯨ ꯎꯕꯗ ꯈꯣꯏꯅꯤꯡꯅ ꯏꯉꯛ ꯉꯛꯅ ꯍꯩꯃꯥ ꯀꯩꯅꯤꯒꯤ ꯇꯧꯔꯁꯤꯗꯤ ꯋꯥꯔꯤ ꯂꯤꯈꯩ ꯂꯤꯔꯝꯃꯒ ꯑꯣꯖꯥ ꯀꯩꯗꯧꯔꯒꯦ ꯑꯣꯖꯥ ꯑꯁꯨꯝꯅ ꯀꯧꯔꯝꯕꯗꯒꯤ ꯉꯁꯥꯏ ꯑꯃꯥꯏꯕ ꯇꯣꯂꯦꯟꯅ ꯍꯥꯏꯔꯝꯕ ꯑꯗꯣ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯇꯥꯏꯔꯦꯟ ꯄꯨꯡꯐꯥꯏ ꯑꯗꯣ ꯄꯥꯏꯈꯠꯇꯨꯅ ꯏꯁꯤꯡꯗ ꯂꯨꯞꯁꯤꯜꯂꯒ ꯑꯣꯖꯥ ꯍꯜꯂꯣ ꯑꯩ ꯃꯤꯍꯨꯟ ꯁꯨꯗ꯭ꯔꯦꯕ ꯑꯁꯤ ꯍꯥꯏꯔꯒ ꯏꯁꯤꯡ ꯑꯗꯨꯗ ꯆꯨꯞ ꯂꯨꯞꯂꯒ ꯄꯪꯀꯟꯗ ꯀꯟꯁꯤꯜꯂꯤ ꯑꯁꯨꯝꯅ ꯇꯧꯕꯗꯒꯤ ꯇꯣꯂꯦꯟꯗꯣ ꯏꯪꯊꯔꯛꯂꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯍꯥꯏ ꯌꯥꯔꯦꯅꯦ ꯏꯕꯨꯡꯉꯣ ꯈꯣꯏꯅꯤꯡ ꯀꯔꯤꯅꯣ ꯃꯆꯨꯝ ꯈꯔ ꯈꯛ ꯈꯤꯛꯂꯛꯎ ꯍꯥꯏꯔꯒ ꯑꯩꯕꯨ ꯏꯔꯨꯖꯗꯧꯔꯦ ꯍꯥꯏ ꯋꯥꯅꯤ ꯑꯣ ꯃꯃꯤꯡꯇꯤꯒꯤ ꯑꯣꯏꯅ ꯈꯤꯛꯀꯗꯕ ꯑꯣꯏꯔꯦ ꯀꯅꯥ ꯈꯪꯅꯤꯒꯦ ꯑꯩꯗꯤ ꯑꯁꯤ ꯍꯥꯏꯔꯒ ꯑꯃꯨꯛꯀꯁꯨ ꯈꯤꯛꯆꯜꯂꯤ ꯃꯔꯨꯗ ꯑꯃꯥꯏꯕ ꯇꯣꯂꯦꯟꯅ ꯌꯥꯔꯦ ꯍꯥꯏꯕꯅꯤꯅꯤ ꯅꯪꯕꯣ ꯃꯁꯤꯗꯒꯤ ꯇꯥꯏꯔꯦꯟ ꯄꯨꯡꯐꯥꯏ ꯑꯗꯣ ꯂꯥꯇꯣꯟ ꯃꯊꯛꯇ ꯑꯃꯨꯛ ꯊꯝꯈ꯭ꯔꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯗꯣ ꯑꯣꯖꯥ ꯑꯃꯥꯏꯕ ꯃꯈꯥ ꯀꯝꯗꯧꯈ꯭ꯔꯒꯦ ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤ ꯑꯃꯥꯏꯕ ꯇꯣꯂꯦꯟꯅ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ ꯑꯃꯥꯏꯕ ꯇꯣꯂꯦꯟꯅ ꯃꯥꯒꯤ ꯃꯥꯡꯒꯣꯜꯗ ꯐꯝꯂꯤꯕ ꯃꯥꯒꯤ ꯑꯣꯖꯥ ꯆꯥꯎꯊꯣꯏꯗ ꯌꯥꯝꯅ ꯈꯪꯅꯤꯡꯅ ꯍꯪꯂꯛꯏ ꯑꯗꯣ ꯑꯣꯖꯥ ꯊꯣꯏꯕꯤꯅ ꯂꯥꯏꯔꯤꯛ ꯑꯗꯨꯕꯨ ꯍꯨꯔꯥꯜꯂꯤꯕ ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯂꯥꯏꯔꯤꯛ ꯑꯗꯨꯕꯨ ꯀꯌꯥꯝ ꯃꯒꯨꯟ ꯂꯩꯕꯖꯥꯠꯅꯣ ꯑꯣꯖꯥ ꯍꯥꯏ ꯇꯣꯂꯦꯟ ꯂꯥꯏꯔꯤꯛ ꯑꯗꯨ ꯐꯠꯇꯕꯒꯤ ꯃꯔꯝꯗ ꯁꯤꯖꯤꯟꯅꯕꯒꯤꯗꯤ ꯃꯥꯃꯨꯛ ꯀꯥꯟꯅꯕ ꯂꯩꯔꯔꯣꯏ ꯂꯥꯏꯔꯤꯛ ꯑꯗꯨꯕꯨ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠꯀꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯍꯥꯡꯗꯣꯛꯇꯨꯅ ꯄꯥꯒꯗꯕꯅꯤ ꯂꯥꯏꯔꯤꯛ ꯑꯗꯨ ꯍꯦꯛ ꯍꯥꯡꯗꯣꯛꯇꯨꯅ ꯃꯉꯣꯟꯗ ꯏꯔꯝꯕ ꯂꯥꯏꯔꯣꯟ ꯑꯗꯨ ꯄꯥꯔꯕ ꯃꯤꯗꯨꯗꯤ ꯁꯣꯏꯗꯅ ꯃꯊ꯭ꯋꯥꯏ ꯃꯥꯡꯂꯒꯗꯧꯔꯤꯕꯅꯤ ꯈꯨꯗꯛꯇꯨꯗ ꯂꯥꯏꯔꯤꯛ ꯑꯗꯨꯗꯒꯤ ꯂꯥꯏꯃꯨ ꯑꯗꯨ ꯊꯣꯛꯂꯛꯇꯨꯅ ꯃꯤ ꯑꯗꯨꯕꯨ ꯍꯥꯠꯀꯗꯧꯔꯤꯕꯅꯤ ꯐꯅ ꯈꯪ ꯍꯩ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯇꯥꯟꯅꯔꯕꯁꯨ ꯉꯥꯛꯊꯣꯛꯅꯕ ꯎꯄꯥꯏ ꯂꯩꯔꯣꯏ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯑꯗꯨꯒꯤ ꯃꯌꯥꯏ ꯆꯟꯁꯤꯜꯂꯛꯄꯗꯒꯤꯗꯤ ꯑꯍꯥꯡꯕ ꯂꯩꯃꯥꯏ ꯉꯥꯛꯇ ꯑꯣꯏꯒꯅꯤ ꯑꯍꯥꯡꯕ ꯂꯩꯃꯥꯏꯁꯤꯡꯒꯤ ꯃꯔꯝꯗꯤ ꯊꯣꯏꯕꯤꯗꯤ ꯈꯪꯗꯕꯅꯤ ꯅꯍꯥꯛꯅ ꯂꯥꯏꯔꯤꯛ ꯑꯗꯨ ꯊꯣꯏꯕꯤꯗꯒꯤ ꯂꯧꯔꯒ ꯑꯍꯥꯡꯕ ꯂꯩꯃꯥꯏꯁꯤꯡ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯊꯣꯏꯕꯤꯅ ꯇꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯊꯤꯡꯉꯨ ꯃꯇꯧ ꯀꯔꯝꯅ ꯑꯍꯥꯡꯕ ꯂꯩꯃꯥꯏꯗꯨ ꯁꯤꯖꯤꯟꯅꯒꯅꯤ ꯑꯣꯖꯥ ꯀꯔꯤꯒꯨꯝꯕ ꯂꯥꯏꯔꯤꯛ ꯑꯗꯨꯕꯨ ꯄꯨꯟꯅ ꯃꯩ ꯊꯥꯔꯕꯗꯤ ꯂꯥꯏꯔꯤꯛ ꯑꯗꯨꯒꯤ ꯃꯄꯨ ꯑꯣꯏꯗꯨꯅ ꯂꯩꯔꯝꯕ ꯂꯥꯏꯃꯨ ꯑꯗꯨ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯂꯥꯏꯔꯤꯛ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯒꯅꯤ ꯃꯍꯥꯛꯀꯤ ꯁꯩꯗꯥꯡꯐꯝ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯥꯂꯦꯝꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯔꯣꯏ ꯃꯍꯥꯛꯄꯨ ꯂꯥꯏꯔꯤꯛ ꯑꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯒꯗꯤ ꯍꯥꯟꯅꯒꯤ ꯐꯠꯇꯕ ꯂꯥꯏꯔꯣꯟ ꯏꯔꯝꯕ ꯑꯗꯨ ꯃꯥꯡꯈꯤꯗꯨꯅ ꯁꯤꯗ ꯌꯥꯏꯒꯤ ꯂꯥꯏꯔꯣꯟ ꯑꯣꯏꯅ ꯏꯔꯛꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯍꯥꯡꯗꯨꯅ ꯂꯩꯔꯝꯕ ꯆꯦꯅꯥꯁꯤꯡ ꯑꯗꯨꯁꯨ ꯐꯠꯇꯕ ꯃꯤꯁꯤꯡꯕꯨ ꯃꯥꯡꯍꯟꯅꯕ ꯂꯥꯏꯔꯣꯟ ꯏꯔꯛꯀꯅꯤ ꯃꯁꯤꯒꯤ ꯂꯥꯏꯔꯣꯟ ꯑꯁꯤꯅ ꯃꯤ ꯑꯃꯒꯤ ꯃꯃꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯁꯣꯜꯂꯕꯗꯤ ꯃꯍꯥꯛꯅ ꯄꯥꯜꯂꯤꯕ ꯃꯤ ꯑꯗꯨ ꯃꯔꯣꯜ ꯊꯣꯛꯍꯟꯗꯕ ꯃꯈꯣꯡ ꯃꯈꯨꯠ ꯆꯤꯡꯍꯟꯕ ꯐꯥꯎꯕ ꯉꯝꯂꯤꯕꯅꯤ
ꯃꯁꯤꯒꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤꯗꯤ ꯊꯣꯏꯕꯤꯗꯤ ꯈꯪꯈꯤꯗꯕꯅꯤ꯫ ꯑꯗꯨ ꯑꯣꯖꯥ, ꯂꯥꯏꯔꯤꯛ ꯃꯄꯨꯝꯗꯨ ꯃꯩ ꯊꯥꯕꯗ ꯑꯐꯕ ꯂꯩꯋꯥ ꯏꯔꯛꯀꯅꯤ ꯍꯥꯏꯔꯤꯕꯁꯤꯕꯨ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯕ ꯂꯥꯏꯔꯤꯛꯇꯨꯗꯕꯨ ꯀꯗꯥꯏꯗꯒꯤ ꯂꯩꯋꯥ ꯇꯤꯟꯋꯥꯅ ꯑꯃꯨꯛ ꯏꯔꯛꯀꯗꯣꯏꯁꯤꯕꯣ? ꯑꯣꯟꯊꯣꯛꯅꯁꯨ ꯄꯪꯈ꯭ꯔꯦꯗ ꯏꯕꯨꯡꯉꯣ, ꯐꯅ ꯁꯤꯡꯅꯅꯕ ꯇꯥꯛꯅꯕꯁꯨ ꯒꯙꯥ ꯁꯨꯝ ꯆꯨꯁꯤꯜꯂꯛꯏꯅꯦ ꯍꯥ꯫ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯈ꯭ꯔꯕꯗꯨꯗꯤ ꯂꯥꯏꯔꯤꯛ ꯑꯗꯨ ꯃꯇꯤꯛ ꯃꯌꯥꯏ ꯀꯟꯕ ꯂꯥꯏꯔꯤꯛꯅꯤ ꯍꯥꯏꯔꯦꯗꯅ꯫ ꯍꯣꯏ ꯑꯣꯖꯥ, ꯑꯩ ꯚꯥꯞ ꯇꯥꯔꯅꯤ ꯍꯥꯏ꯫ ꯑꯗꯨꯒꯅꯦ, ꯂꯥꯏꯔꯤꯛ ꯑꯁꯤ ꯃꯥꯡꯈꯤꯕꯗꯒꯤ ꯑꯩꯅ ꯍꯥꯏꯐꯦꯠ ꯊꯣꯏꯕꯤꯗ ꯎꯕ꯭ꯔꯥ ꯈꯪꯕ꯭ꯔꯥ ꯍꯪꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯗꯤ ꯍꯨꯔꯥꯟꯕ ꯃꯀꯣꯛꯇ ꯅꯥꯄꯤ ꯄꯛꯂꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯌꯥꯝꯅ ꯁꯥꯎꯅ ꯈꯨꯝꯂꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯑꯩꯅꯁꯨ ꯃꯍꯥꯛꯅ ꯂꯧꯔꯦ ꯍꯥꯏꯕꯁꯤ ꯐꯥꯕ ꯉꯝꯂꯦ꯫ ꯑꯗꯨꯅ ꯑꯗꯨꯃꯛ ꯋꯥ ꯃꯈꯥ ꯇꯥꯔꯨꯗ꯭ꯔꯦ꯫ ꯑꯗꯨꯕꯨꯅꯦ, ꯃꯍꯥꯛꯇꯤ ꯀꯔꯤ ꯀꯔꯤ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗꯦ꯫ ꯃꯈꯜ ꯃꯈꯜꯒꯤ ꯐꯠꯇꯕ ꯁꯥꯔꯣꯏ ꯀꯌꯥ ꯊꯥꯖꯤꯜꯂꯛꯇꯨꯅ ꯅꯪꯒꯤ ꯑꯣꯖꯥꯕꯨ ꯍꯥꯠꯅꯅꯕ ꯍꯣꯠꯅꯔꯤꯅꯦ꯫ ꯅꯪꯒꯤ ꯑꯣꯖꯥꯗꯤ ꯑꯍꯜ ꯃꯇꯝ ꯑꯣꯏꯕꯅ ꯄꯥꯡꯒꯜ ꯍꯜꯂꯕꯅꯤꯅ ꯃꯥꯌꯣꯛꯅꯕ ꯈꯔ ꯋꯥꯔꯦ꯫ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯁꯥꯔꯣꯏꯁꯤꯡ ꯑꯗꯨꯅ ꯍꯥꯠꯈ꯭ꯔꯒꯅꯤ ꯍꯥꯏ꯫ ꯑꯗꯨꯅ ꯅꯪꯅ ꯂꯥꯏꯔꯤꯛ ꯑꯗꯨꯕꯨ ꯐꯪꯅꯅꯕ ꯍꯣꯠꯅꯔꯛꯎꯀꯣ꯫ ꯑꯣꯖꯥ, ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯍꯦꯛꯇ ꯑꯣꯖꯥꯗ ꯇꯧꯕ ꯌꯥꯄꯣꯟꯇꯦꯗ꯫ ꯑꯣꯖꯥꯗ ꯀꯩꯁꯨ ꯁꯣꯛꯂꯣꯏ, ꯑꯩ ꯇꯧꯒꯦ꯫ ꯍꯥꯏ ꯑꯗꯨ ꯌꯥꯗꯦ꯫ ꯅꯍꯥꯛꯅ ꯐꯅ ꯃꯇꯤꯛ ꯆꯥꯅ ꯍꯩꯔꯦ ꯍꯥꯏꯕ ꯑꯩ ꯈꯪꯏ꯫ ꯑꯗꯨꯕꯨ ꯃꯗꯨ ꯑꯣꯏꯔꯕꯁꯨ ꯃꯍꯥꯛꯀ ꯄꯥꯟꯅꯕꯗꯤ ꯈꯔ ꯅꯣꯞꯈꯤꯅꯤꯀꯣ꯫ ꯑꯗꯨꯅ ꯑꯩꯕꯨ ꯀꯟꯅꯕ ꯍꯣꯠꯅꯕꯒꯤ ꯃꯍꯨꯠ ꯂꯥꯏꯔꯤꯛ ꯑꯗꯨꯕꯨ ꯐꯪꯅꯅꯕ ꯍꯣꯠꯅꯕꯅ ꯐꯒꯅꯤ꯫ ꯂꯥꯏꯔꯤꯛ ꯑꯗꯨꯕꯨ ꯐꯪꯂꯕꯗꯤ ꯅꯍꯥꯛꯅ ꯃꯥꯕꯨ ꯏꯔꯥꯏ ꯂꯥꯏꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯒꯗꯧꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯅꯨꯃꯤꯠ ꯑꯁꯤ ꯍꯧꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯇꯣꯂꯦꯟꯁꯨ ꯂꯥꯏꯔꯤꯛ ꯄꯥꯗꯨꯅ ꯂꯥꯏ ꯁꯥꯟꯅꯕ ꯃꯄꯨꯡ ꯐꯥꯅ ꯍꯩꯅꯅꯕ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯅꯥꯏꯗ ꯆꯥꯕ ꯊꯛꯄ ꯆꯪꯗꯅ ꯍꯣꯠꯅꯈ꯭ꯔꯦ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯑꯣꯖꯥ ꯆꯥꯎꯊꯣꯏ ꯑꯗꯣ ꯇꯨꯝꯕꯗ ꯃꯪꯂꯥꯛꯅꯗꯨꯅ ꯁꯤꯔꯝꯂꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯐꯪꯂꯤ꯫ ꯃꯥꯒꯤ ꯑꯣꯖꯥ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯇꯥꯕꯗ ꯇꯣꯂꯦꯟ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗꯦ꯫ ꯊꯣꯏꯕꯤꯗ ꯂꯃꯟ ꯈꯨꯝꯅꯤꯡꯕꯒꯤ ꯃꯩꯅ ꯃꯁꯥ ꯄꯨꯝꯕ ꯆꯥꯛꯊꯦꯛꯄ ꯍꯧꯔꯛꯂꯦ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯑꯍꯤꯡ ꯈꯨꯗꯤꯡ ꯊꯣꯏꯕꯤꯒꯤ ꯃꯊꯛꯇꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯥꯔꯣꯏꯁꯤꯡ ꯊꯥꯖꯤꯟꯗꯨꯅ ꯂꯥꯟꯗꯥꯕ ꯍꯧꯔꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯊꯥꯈꯤꯕ ꯂꯥꯏ ꯈꯨꯗꯤꯡꯃꯛ ꯊꯣꯏꯕꯤꯅ ꯃꯥꯏꯊꯤꯕ ꯄꯤꯔꯛꯈꯤ꯫ ꯑꯗꯨꯒ ꯅꯣꯡꯃꯗꯤ ꯑꯩꯅ ꯃꯤꯒꯤ ꯁꯥꯔꯦꯟ ꯆꯟꯕ ꯑꯃ ꯆꯠꯂꯨꯔꯒ ꯊꯦꯡꯂꯦ ꯍꯥꯏꯗꯅ ꯄꯔꯞ ꯍꯜꯂꯛꯄꯗ ꯑꯩ ꯈꯣꯏꯅꯤꯡ ꯅꯪꯕꯨ ꯁꯣꯔꯦꯟ ꯑꯄꯨꯝꯕꯤ ꯃꯌꯥꯝꯅ ꯌꯣꯝꯁꯤꯟꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯅꯪꯉꯣꯟꯗ ꯂꯥꯏ ꯇꯤꯟꯅ ꯍꯦꯟꯖꯤꯟꯕ ꯉꯝꯂꯣꯏꯗꯕ ꯁꯛꯇꯤ ꯈꯔ ꯆꯦꯜꯂꯤ꯫ ꯑꯗꯨꯅꯅꯤ ꯅꯪꯅ ꯅꯨꯃꯤꯠꯇꯨꯗ ꯂꯥꯏꯁꯤꯡꯒ ꯃꯥꯌꯣꯛꯅꯕꯗ ꯀꯔꯤꯝꯇ ꯇꯧꯗ꯭ꯔꯤꯕꯗꯨ꯫ ꯏꯆꯝ ꯆꯝꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯔꯝꯂꯕꯗꯤ ꯇꯤꯟꯕꯣꯡ ꯑꯣꯗꯨꯅ ꯁꯤꯔꯝꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯔꯝꯕ ꯁꯛꯇꯤꯅꯣ ꯍꯥꯏꯕꯗꯨꯗꯤ ꯑꯩ ꯈꯪꯗ꯭ꯔꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯊꯣꯏꯕꯤꯅ ꯊꯥꯔꯛꯄ ꯂꯥꯏꯃꯨ ꯑꯃꯅ ꯑꯩꯅ ꯇꯨꯝꯂꯤꯉꯩꯗ ꯑꯩꯒꯤ ꯏꯁꯥꯗ ꯆꯪꯈ꯭ꯔꯦ꯫ ꯑꯗꯨꯅꯅꯤ ꯅꯪꯅ ꯅꯨꯃꯤꯗꯥꯡ ꯑꯩ ꯌꯣꯡ ꯑꯣꯜꯂꯦ ꯍꯥꯏꯔꯤꯕꯗꯨ꯫ ꯅꯨꯃꯤꯠ ꯃꯁꯛ ꯎꯗ꯭ꯔꯕꯗꯤ ꯑꯩꯕꯨ ꯂꯥꯏꯃꯨ ꯑꯗꯨꯅ ꯁꯥꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯁꯥꯟꯅꯩ꯫ ꯑꯗꯨꯒ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗꯗꯤ ꯃꯥꯅ ꯄꯥꯛ ꯂꯥꯛꯆꯕ ꯉꯝꯗꯦ꯫ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯈꯣꯏꯅꯤꯡꯅ ꯏꯁ, ꯑꯣꯖꯥꯒꯤ ꯋꯥꯁꯤ ꯇꯥꯕꯗ ꯑꯩꯗꯤ ꯁ꯭ꯋꯥꯏꯕꯨ ꯂꯥꯎꯏꯅꯦ꯫ ꯑꯣꯖꯥꯁꯤ ꯅꯨꯃꯤꯗꯥꯡ ꯌꯣꯡ ꯑꯣꯜꯂꯦ ꯈꯟꯗꯅ ꯇꯥꯟꯅꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯇꯥꯟꯅꯔꯤꯗꯨ ꯂꯥꯏꯃꯨ ꯑꯣꯏꯔꯝꯂꯕ? ꯑꯗꯨꯅꯤ ꯏꯕꯨꯡꯉꯣ꯫ ꯑꯗꯨꯅ ꯅꯨꯃꯤꯗꯥꯡ ꯑꯃꯝ ꯃꯊꯦꯡꯗ ꯃꯤ ꯁꯣꯛꯄ ꯌꯥꯏ꯫ ꯃꯤ ꯁꯣꯛꯇ꯭ꯔꯤꯉꯩꯗ ꯅꯪꯅ ꯊꯣꯏꯕꯤꯒꯤ ꯌꯨꯝ ꯊꯤꯔꯒ ꯑꯊꯨꯕꯗ ꯂꯥꯏꯔꯤꯛ ꯑꯗꯨ ꯂꯧꯔꯛꯅꯕ ꯍꯣꯠꯅꯧ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏꯔꯤꯛ ꯑꯗꯨꯒꯤ ꯃꯁꯛ ꯃꯑꯣꯡ ꯇꯥꯛꯂꯤ꯫ ꯃꯗꯨꯗ ꯈꯣꯏꯅꯤꯡꯅ ꯑꯗꯨ ꯑꯣꯖꯥ ꯃꯥꯏꯕ, ꯃꯥꯒꯤ ꯂꯩꯐꯝꯗꯤ? ꯆꯨꯝꯃꯤꯅ, ꯍꯧꯖꯤꯛꯄꯨꯗꯤ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯕꯅꯤ꯫ ꯃꯥꯒꯤ ꯅꯨꯄꯥ ꯃꯌꯨꯝꯗ ꯂꯥꯏꯔꯤꯛ ꯑꯗꯨ ꯄꯨꯔꯝꯒꯗꯕ ꯃꯥꯜꯂꯤ꯫ ꯄꯨꯔꯝꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩ꯫ ꯑꯗꯨ ꯑꯣꯏꯅ ꯏꯔꯒ ꯄꯤꯔꯒꯦꯀꯣ꯫ ꯃꯁꯤꯗꯒꯤ ꯈꯣꯏꯅꯤꯡꯅ ꯆꯦ ꯀꯣꯂꯣꯝ ꯄꯤꯔꯤ꯫ ꯃꯗꯨꯗ ꯇꯣꯂꯦꯟꯅ ꯊꯣꯏꯕꯤꯒꯤ ꯂꯩꯐꯝ ꯑꯃꯗꯤ ꯌꯨꯝꯅꯥꯛꯅꯆꯤꯡꯕ ꯏꯔꯤ꯫ ꯈꯣꯏꯅꯤꯡ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯑꯣꯖꯥ, ꯍꯌꯦꯡ ꯑꯌꯨꯛ ꯑꯉꯟꯕꯗ ꯑꯣꯏꯅ ꯆꯠꯂꯒꯦ꯫ ꯍꯥꯏ ꯑꯗꯣ ꯃꯝꯗ꯭ꯔꯤꯉꯩꯗ ꯌꯧꯒꯗꯕꯅꯤ꯫ ꯅꯍꯥꯛꯅ ꯊꯦꯡꯗꯔꯤꯕ ꯃꯈꯩ ꯃꯤ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯃꯥꯡꯒꯅꯤ ꯍꯥꯏꯕꯁꯤ ꯈꯪꯖꯤꯜꯂꯨꯀꯣ꯫ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯌꯦꯟꯗ꯭ꯔꯦꯝꯕꯝꯒꯤ ꯈꯣꯏꯅꯤꯡꯗꯨ ꯃꯥꯏꯃꯨꯕꯤꯒ ꯂꯣꯏꯅꯗꯨꯅ ꯃꯇꯝ ꯀꯌꯥ ꯀꯨꯏꯅ ꯑꯁꯨꯝ ꯍꯤꯡꯗꯨꯅ ꯂꯩꯕ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯇꯩꯃ ꯊꯣꯛꯄ ꯊꯣꯏꯕꯤꯗꯨ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕ ꯍꯦꯟꯖꯤꯜꯂꯛꯂꯤ꯫ ꯍꯦꯛꯇ ꯆꯪꯁꯤꯜꯂꯒ ꯂꯥꯏꯔꯤꯛ ꯑꯗꯨ ꯄꯥꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯅꯤꯡꯉꯤ꯫
ꯑꯗꯨꯕꯨ ꯈꯣꯏꯅꯤꯡꯒ ꯎꯅꯕ ꯇꯥꯟꯖꯥ ꯑꯃ ꯏꯐꯪ ꯐꯪꯗꯦ ꯅꯨꯡꯊꯤꯜ ꯄꯨꯕꯣꯛ ꯑꯁꯤꯗ ꯈꯣꯏꯅꯤꯡꯅ ꯈꯣꯏꯖꯩ ꯑꯃ ꯄꯥꯏꯗꯨꯅ ꯊꯣꯛꯈꯤꯕ ꯑꯗꯣ ꯊꯣꯡ ꯃꯔꯨꯝꯗꯒꯤ ꯆꯦꯞꯊꯗꯨꯅ ꯌꯦꯡꯂꯒ ꯂꯩꯍꯧꯏ ꯈꯣꯏꯅꯤꯡ ꯑꯗꯨ ꯂꯩꯀꯥꯏꯒꯤ ꯆꯥꯎꯈ꯭ꯔꯕ ꯄꯨꯈ꯭ꯔꯤ ꯑꯗꯨ ꯌꯧꯗꯨꯅ ꯈꯣꯏ ꯊꯥꯔꯤ ꯉꯥ ꯑꯃꯠꯇ ꯐꯥꯎꯕ ꯂꯛꯂꯝꯗꯦ ꯃꯍꯥꯛꯅ ꯑꯃꯨꯛ ꯈꯜꯂꯤ ꯑꯦꯁ ꯑꯩꯅ ꯉꯥ ꯐꯥꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯁꯤꯗꯤ ꯉꯥ ꯍꯥꯞꯅꯕ ꯀꯔꯤꯒꯨꯝꯕ ꯄꯥꯇ꯭ꯔ ꯑꯃꯠꯇ ꯐꯥꯎꯕ ꯄꯨꯔꯛꯇꯦꯅ ꯀꯝꯗꯧꯅꯤ ꯌꯨꯝ ꯆꯪꯂꯨꯕꯁꯨ ꯇꯜꯂꯦ ꯀꯥꯟꯅꯄꯣꯟꯇꯦ ꯃꯁꯤꯗꯤ ꯃꯥꯏꯃꯨꯕꯤꯕꯨ ꯍꯦꯛꯇ ꯀꯧꯔꯒꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯑꯅꯛꯄꯗ ꯃꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯒ ꯂꯩꯇ꯭ꯔꯕ ꯑꯗꯨꯗꯗꯤ ꯃꯥꯏꯃꯨꯕꯤ ꯍꯥꯏꯅ ꯀꯧꯔꯛꯏ ꯃꯥꯏꯃꯨꯕꯤ ꯑꯗꯨꯁꯨ ꯊꯣꯛꯂꯛꯇꯨꯅ ꯈꯣꯏꯅꯤꯡꯒꯤ ꯃꯅꯥꯛꯇ ꯐꯝꯂꯒ ꯍꯥꯏꯔꯛꯏ ꯅꯪꯅ ꯍꯦꯛ ꯀꯧꯔꯛꯄꯁꯤꯗꯤꯕ ꯄꯥꯈꯣꯟ ꯁꯤꯔꯝꯗꯥꯏꯗ ꯉꯥꯛꯇꯅꯤ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯁꯠ ꯍꯥꯏꯔꯛꯑꯣ ꯈꯣꯏꯅꯤꯡꯅ ꯃꯌꯥꯗꯨ ꯏꯍꯤ ꯍꯤꯒꯠꯂꯒ ꯈꯨꯝꯃꯤ ꯑꯗꯨ ꯈꯪꯂꯤꯗꯣ ꯌꯥꯝ ꯐꯔꯕꯅꯤ ꯑꯇꯩ ꯅꯠꯇꯦ ꯑꯩꯅꯦ ꯆꯪꯒ ꯐꯔꯛ ꯇꯥꯔ ꯇꯧꯕꯅꯦꯕ ꯁꯦ ꯈꯣꯏꯁꯦ ꯊꯥꯖꯤꯜꯂꯨꯔꯦ ꯑꯗꯣ ꯅꯪ ꯑꯩꯈꯣꯏꯗꯒꯤ ꯕꯥꯇꯤꯜ ꯃꯆꯥ ꯑꯝꯇ ꯄꯨꯊꯣꯔꯛꯎꯗꯅ ꯑꯣ ꯃꯤ ꯋꯥꯟꯊꯍꯜꯂꯒꯦ ꯍꯥꯏꯔꯤꯔꯣ ꯉꯁꯤꯁꯨ ꯑꯃꯨꯛ ꯈꯣꯏꯅꯤꯡꯗꯨ ꯒ꯭ꯌꯥꯟ ꯈꯪꯇꯥ ꯇꯥꯔꯛꯇꯨꯅ ꯈꯨꯝꯂꯛꯏ ꯍꯣꯏꯅꯦ ꯆꯨꯝꯃꯤꯅꯦ ꯑꯗꯨꯗꯤ ꯁꯨꯝꯗꯧꯔꯣ ꯃꯤ ꯌꯦꯡꯂꯒꯅꯦ ꯕꯥꯇꯤꯜꯗꯣ ꯊꯝꯂꯒ ꯄꯨꯔꯛꯑꯣ ꯃꯤ ꯍꯦꯛ ꯂꯩꯇ꯭ꯔꯀꯥꯟꯗꯅꯦ ꯑꯃꯨꯛ ꯍꯦꯛ ꯄꯨꯔꯛꯑꯣ ꯑꯣꯏꯔꯣꯏ ꯄꯥꯔꯣꯏꯗꯕ ꯋꯥ ꯌꯥꯝ ꯉꯥꯡꯒꯅꯨꯀꯣ ꯇꯥꯅꯤꯡꯗꯦ ꯍꯣꯔꯦꯟ ꯋꯥꯟꯊꯔꯗꯤꯅꯦ ꯑꯩꯉꯣꯟꯗꯒ ꯇꯥꯟꯅꯔꯛꯄ ꯌꯥꯔꯣꯏꯀꯣ ꯍꯣꯏꯕ ꯆꯠꯂꯣꯕ ꯃꯁꯤꯗꯒꯤ ꯃꯥꯏꯃꯨꯕꯤꯗꯨ ꯃꯥꯡꯈ꯭ꯔꯦ ꯑꯗꯨꯒ ꯈꯣꯏꯅꯤꯡꯒꯤ ꯌꯦꯅꯈꯥꯗ ꯐꯥꯎꯗꯣꯛꯇꯨꯅ ꯆꯥꯒꯤ ꯕꯥꯇꯤꯜ ꯃꯆꯥꯗꯨ ꯄꯥꯏꯔꯒ ꯂꯥꯛꯄꯗ ꯁꯨꯃꯥꯡ ꯃꯆꯤ ꯑꯃꯗ ꯐꯤ ꯐꯧꯔꯒ ꯂꯩꯔꯤꯕ ꯊꯣꯏꯕꯤꯅ ꯎꯈꯤꯔꯝꯃꯤ ꯊꯣꯏꯕꯤ ꯃꯗꯨ ꯎꯕꯗ ꯄꯨꯡꯉꯛ ꯉꯛꯏ ꯑꯗꯨꯕꯨ ꯐꯅ ꯂꯥꯏ ꯁꯥꯟꯅꯔꯕꯁꯨ ꯃꯥꯏꯃꯨꯕꯤꯗꯤ ꯃꯍꯥꯛꯅ ꯎꯕ ꯐꯪꯈꯤꯗꯦ ꯃꯥꯏꯃꯨꯕꯤ ꯈꯣꯏꯅꯤꯡꯒꯤ ꯊꯣꯡꯒꯥꯜ ꯂꯥꯟꯊꯣꯔꯛꯄꯒ ꯈꯣꯏꯅꯤꯡꯒꯤ ꯋꯥ ꯑꯗꯨ ꯏꯟꯗꯨꯅ ꯕꯥꯇꯤꯜ ꯑꯗꯨ ꯄꯥꯏꯔꯒ ꯅꯨꯡꯁꯤꯠꯇꯒꯤ ꯍꯦꯟꯅ ꯌꯥꯡꯅ ꯀꯟꯅ ꯆꯦꯜꯂꯤ ꯂꯝꯕꯤꯗ ꯊꯦꯡꯅꯕ ꯃꯤꯁꯤꯡꯅ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯄꯥꯏꯈꯤꯕ ꯎꯔꯕꯁꯨ ꯌꯥꯡꯃꯟꯈꯤꯕꯅ ꯀꯔꯤꯅꯣ ꯄꯥꯔꯤꯕꯗꯨ ꯁꯦꯡꯅ ꯎꯍꯧꯈꯤꯗꯦ ꯃꯥꯏꯃꯨꯕꯤ ꯌꯥꯡꯕ ꯍꯦꯟꯃꯟꯈꯤꯕꯅ ꯈꯣꯏꯅꯤꯡꯒꯤ ꯃꯅꯥꯛ ꯌꯧꯔꯛꯂꯕ ꯐꯥꯎꯕ ꯃꯁꯥ ꯑꯗꯣ ꯃꯇꯣꯝꯇ ꯐꯥꯕ ꯉꯝꯗꯗꯨꯅ ꯕꯥꯇꯤꯜ ꯑꯗꯨꯒ ꯄꯨꯂꯞ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯄꯥꯏꯊꯔꯤ ꯈꯣꯏꯅꯤꯡꯁꯨ ꯃꯣꯟꯗꯥ ꯑꯃꯗ ꯂꯩꯔꯝꯕꯅꯤ ꯑꯗꯨꯕꯨ ꯖꯝ ꯂꯥꯎꯕ ꯑꯍꯧꯕ ꯃꯈꯣꯜ ꯑꯗꯨꯅ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯃꯥꯏꯃꯨꯕꯤ ꯕꯥꯇꯤꯜ ꯑꯗꯨ ꯄꯥꯏꯔꯒ ꯀꯥꯈꯠꯂꯛꯂꯒ ꯈꯣꯏꯅꯤꯡꯒꯤ ꯃꯅꯥꯛꯇ ꯐꯝꯃꯤ ꯃꯗꯨꯗ ꯈꯣꯏꯅꯤꯡꯅ ꯃꯥꯏꯃꯨꯕꯤ ꯏꯕꯦꯝꯃ ꯅꯁꯛꯇꯨ ꯌꯦꯡꯕ ꯉꯝꯗꯈꯩ ꯊꯤꯔꯦ ꯈꯪꯂꯕꯅꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯇꯧꯊꯣꯔꯛꯄ ꯊꯕꯛꯇꯨꯁꯨ ꯈꯤꯇꯪꯗꯁꯨ ꯐꯖꯍꯜꯂꯨ ꯀꯩꯅꯣ ꯅꯪꯗꯤ ꯀꯔꯥꯏꯗꯒꯤ ꯑꯝꯇ ꯂꯧꯈꯠꯄ ꯌꯥꯗ꯭ꯔꯦꯅꯦ ꯍꯥꯏꯌꯣ ꯅꯣꯛꯆꯅꯤꯡꯗ꯭ꯔꯥ ꯃꯇꯟꯗꯤ ꯇꯜꯂꯒ ꯅꯪꯃꯨꯛ ꯇꯟꯕꯁꯤꯕꯨ ꯀꯗꯥꯏꯗ ꯂꯩꯔꯝꯈꯤꯒꯗꯒꯦ ꯃꯆꯤꯟ ꯁꯦꯡꯕꯒꯤ ꯏꯁꯤꯡ ꯐꯥꯎꯕ ꯁꯣꯛꯄ ꯇꯜꯂꯤꯕ ꯅꯪꯅꯁꯨ ꯍꯩꯖ ꯁꯥꯔꯤꯌꯦ ꯈꯣꯏꯅꯤꯡꯗꯨ ꯈꯨꯝꯐꯝ ꯂꯩꯇꯦ ꯏꯌꯥ ꯏꯌꯥ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯔꯁꯨ ꯅꯪꯗꯤ ꯅꯥꯇꯩ ꯆꯥꯗꯦ ꯋꯥ ꯂꯣꯏꯔꯦ ꯃꯈꯣꯏ ꯑꯅꯤꯅ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯔꯤꯉꯩ ꯑꯁꯤꯗ ꯄꯨꯈ꯭ꯔꯤ ꯑꯗꯨꯗꯒꯤ ꯈꯔ ꯆꯠꯊꯣꯛꯂꯒ ꯅꯥꯃꯩꯔꯥꯛꯄꯝꯒꯤ ꯈꯣꯏꯅꯤꯡ ꯑꯃꯥꯏꯕ ꯇꯣꯂꯦꯟꯅ ꯊꯥꯔꯛꯄ ꯑꯗꯨꯁꯨ ꯌꯧꯁꯤꯜꯂꯛꯂꯤ ꯅꯥꯃꯩꯔꯥꯛꯄꯝꯒꯤ ꯈꯣꯏꯅꯤꯡꯅ ꯃꯐꯝ ꯑꯁꯤꯗꯤ ꯆꯨꯝꯂꯗꯅ ꯑꯁꯤ ꯈꯜꯂꯒ ꯈꯣꯏꯅꯤꯡ ꯑꯗꯣ ꯂꯦꯞꯄ ꯂꯩꯇ ꯆꯪꯁꯤꯜꯂꯛꯄꯅ ꯄꯨꯈ꯭ꯔꯤ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯤ ꯋꯥꯡꯃꯗ ꯐꯝꯂꯤꯕ ꯌꯥꯟꯖꯦꯝꯕꯝꯒꯤ ꯈꯣꯏꯅꯤꯡꯗꯣ ꯎꯔꯤ ꯌꯥꯟꯖꯦꯝꯕꯒꯤ ꯈꯣꯏꯅꯤꯡꯁꯨ ꯅꯥꯃꯩꯔꯥꯛꯄꯝꯒꯤ ꯈꯣꯏꯅꯤꯡꯕꯨ ꯎꯔꯤ ꯃꯁꯤꯗꯒꯤ ꯃꯥꯏꯃꯨꯕꯤꯗ ꯇꯞꯅ ꯍꯥꯏꯔꯤ ꯃꯥꯏꯃꯨꯕꯤ ꯅꯪ ꯆꯠꯈ꯭ꯔꯣ ꯑꯩ ꯀꯣꯟꯅ ꯑꯃꯨꯛ ꯀꯧꯔꯛꯑꯒꯦ ꯃꯁꯤꯗꯒꯤ ꯃꯥꯏꯃꯨꯕꯤ ꯑꯗꯨꯁꯨ ꯃꯥꯡꯈ꯭ꯔꯦ ꯅꯥꯃꯩꯔꯥꯛꯄꯝꯒꯤ ꯈꯣꯏꯅꯤꯡꯅ ꯈꯜꯂꯤ ꯀꯔꯝꯅꯅꯣꯅꯦ ꯑꯩꯅ ꯁꯤꯒꯤ ꯅꯨꯄꯤꯁꯤꯗ ꯍꯪꯗꯣꯔꯤꯕꯁꯤꯕꯣ ꯊꯣꯏꯕꯤꯗꯨꯒ ꯑꯩꯒ ꯐꯣꯡꯅ ꯎꯅꯕꯁꯨ ꯌꯥꯔꯣꯏ ꯑꯩꯗꯤ ꯍꯨꯔꯥꯟꯕ ꯂꯥꯛꯄꯅꯤꯅ ꯑꯗꯨꯗꯤ ꯑꯩꯁꯤ ꯂꯩꯔꯦ ꯃꯐꯝꯁꯤꯒꯤ ꯃꯔꯝꯗ ꯊꯤꯖꯤꯟꯕ ꯂꯥꯛꯄꯅꯤ ꯍꯥꯏꯔꯕ ꯌꯥꯒꯗ꯭ꯔꯅꯦ ꯁꯤꯕꯣ ꯑꯁ ꯈꯪꯗ꯭ꯔꯦꯗ ꯊꯣꯛꯑ ꯍꯥꯏꯗꯨꯅꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯈꯣꯏ ꯆꯨꯞꯇꯨꯅ ꯂꯩꯔꯤꯕ ꯌꯥꯟꯖꯦꯝꯕꯝꯒꯤ ꯈꯣꯏꯅꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯏꯌꯥꯝꯕ ꯍꯥꯏꯒꯗ꯭ꯔꯥ ꯏꯅꯥꯎ ꯍꯥꯏꯒꯗ꯭ꯔꯥ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯪꯖꯒꯦ ꯃꯗꯨꯗ ꯌꯥꯟꯖꯦꯝꯕꯝꯒꯤ ꯈꯣꯏꯅꯤꯡꯅ ꯑꯩꯉꯣꯟꯗꯔꯣ ꯍꯪꯉꯤꯗꯨꯕꯣ ꯌꯥꯏ ꯍꯪꯕꯤꯌꯨ ꯀꯩꯅꯣ ꯍꯥꯏꯕꯤꯔꯤꯗꯨꯕꯣ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕꯁꯤꯗꯤ ꯁꯣꯝ ꯈꯛꯇꯅꯤ ꯄꯨꯈ꯭ꯔꯤꯁꯤꯗ ꯂꯩꯔꯤꯕ ꯉꯥꯁꯤꯡꯁꯤꯗ ꯅꯠꯇꯤꯌꯦ ꯍꯪꯖꯔꯤꯁꯦ ꯃꯗꯨꯗ ꯌꯦꯟꯖꯦꯝꯕꯝꯒꯤ ꯈꯣꯏꯅꯤꯡꯅ ꯇꯞꯅ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯁꯛꯇꯥꯁꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈꯤꯗ꯭ꯔꯦꯗ ꯋꯥꯉꯥꯡ ꯁꯉꯥꯡꯅꯦ ꯀꯩꯅꯦ ꯆꯦꯡꯁꯥꯏꯕꯝꯁꯤ ꯀꯥꯏꯅꯕ ꯇꯥꯔꯦ ꯑꯁꯨꯝꯅ ꯈꯜꯂꯤ ꯑꯗꯨꯒ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯍꯥꯏꯔꯛꯏ ꯀꯔꯤ ꯍꯪꯒꯗꯕꯅꯣ ꯏꯕꯨꯡꯉꯣ ꯈꯨꯠ ꯁꯥꯁꯤ ꯃꯔꯦꯡ ꯆꯠꯂꯤꯗ ꯁꯠ ꯍꯥꯏꯔꯛꯑꯣꯅꯦ ꯅꯥꯃꯩꯔꯥꯛꯄꯝꯒꯤ ꯈꯣꯏꯅꯤꯡꯅ ꯑꯃꯨꯛ ꯁꯥꯎꯕ꯭ꯔꯥ ꯀꯩꯅꯣ ꯆꯍꯤꯗꯤ ꯂꯦꯡꯒꯥꯕꯨ ꯃꯥꯜꯂꯤꯅꯦ
ꯃꯤꯡꯕꯨ ꯀꯩ ꯀꯧꯒꯦ ꯌꯦꯟꯖꯦꯝꯕꯝꯒꯤ ꯈꯣꯏꯅꯤꯡꯅ ꯑꯃꯨꯛ ꯑꯩꯒꯤꯕꯨꯗꯤ ꯈꯣꯏꯅꯤꯡ ꯀꯧꯋꯦ ꯅꯪꯒꯤꯗꯤ ꯅꯥꯃꯩꯔꯥꯄꯨꯝꯒꯤ ꯈꯣꯏꯅꯤꯡꯅ ꯑꯩꯒꯤꯁꯨ ꯈꯣꯏꯅꯤꯡ ꯃꯁꯤ ꯇꯥꯔꯨꯕꯗꯒꯤ ꯌꯦꯟꯖꯦꯝꯕꯝꯒꯤ ꯈꯣꯏꯅꯤꯡ ꯑꯗꯣ ꯃꯉꯣꯟꯗ ꯎꯁꯤꯠꯇꯕ ꯑꯣꯏꯅ ꯊꯣꯛꯇꯨꯅ ꯉꯁꯥꯏꯗꯒꯤ ꯈꯔꯒ ꯁꯥꯎꯅꯤꯡꯕꯒ ꯄꯨꯂꯞ ꯐꯨꯗꯣꯔꯛꯑꯒ ꯍꯥꯏꯔꯛꯏ ꯃꯤꯒꯤ ꯂꯩꯀꯥꯏꯁꯤꯗ ꯂꯥꯛꯂꯒ ꯅꯪꯒꯤꯁꯤ ꯃꯤ ꯀꯔꯦꯝꯅꯕ ꯂꯥꯛꯂꯤꯕ꯭ꯔꯣ ꯍꯥ ꯉꯁꯤꯅꯦ ꯆꯟꯗꯋꯥ ꯎꯅꯤꯀꯣ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯨꯠ ꯑꯗꯣ ꯅꯥꯃꯩꯔꯥꯄꯨꯝ ꯈꯣꯏꯅꯤꯡꯗ ꯐꯨꯔꯒꯦ ꯍꯥꯏꯗꯨꯅ ꯊꯥꯡꯒꯠꯂꯛꯂꯤ ꯑꯁꯨꯝꯅ ꯌꯨꯝꯖꯦꯝꯕꯝꯒꯤ ꯈꯣꯏꯅꯤꯡꯅ ꯃꯈꯨꯠ ꯑꯗꯨ ꯈꯔ ꯈꯔ ꯊꯥꯡꯒꯠꯂꯛꯂꯒ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ ꯅꯪ ꯑꯩꯒꯤ ꯈꯨꯠꯆꯥꯎꯁꯤ ꯎꯔꯦꯗꯅ ꯑꯗꯨꯅ ꯋꯥ ꯉꯥꯡꯕꯗ ꯇꯥꯁꯤꯟ ꯈꯣꯝꯖꯤꯟ ꯈꯔ ꯇꯝꯃꯨ ꯑꯁꯨꯝꯅ ꯇꯧꯔꯛꯄ ꯑꯁꯤꯗ ꯅꯥꯃꯩꯔꯥꯄꯨꯝ ꯈꯣꯏꯅꯤꯡꯅ ꯌꯦꯟꯖꯦꯝꯕꯝꯒꯤ ꯈꯣꯏꯅꯤꯡꯗꯨ ꯁꯥꯎꯔꯦ ꯈꯪꯕꯗꯒꯤ ꯅꯦꯝꯊꯈꯤꯅꯕ ꯇꯥꯛ ꯇꯧꯁꯤꯟꯅꯔꯛꯏ ꯃꯍꯥꯛꯅ ꯌꯦꯟꯖꯦꯝꯕꯝꯒꯤ ꯈꯣꯏꯅꯤꯡꯒꯤ ꯃꯈꯣꯡ ꯃꯅꯥꯛ ꯅꯛꯅ ꯐꯝꯊꯔꯒ ꯍꯥꯏꯔꯛꯏ ꯑꯣꯖꯥ ꯑꯩ ꯂꯥꯟꯖꯔꯦ ꯁꯣꯏꯈ꯭ꯔꯦ ꯑꯩꯕꯨ ꯑꯝꯇ ꯉꯥꯛꯄꯤꯌꯨ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯑꯣꯖꯥ ꯀꯧꯔꯛꯄ ꯑꯁꯤꯗ ꯌꯦꯟꯖꯦꯝꯕꯝ ꯈꯣꯏꯅꯤꯡ ꯑꯗꯨ ꯑꯁꯥꯎꯔꯝꯕ ꯄꯨꯝꯅꯃꯛ ꯈꯪꯍꯟꯍꯟꯗꯨꯅ ꯃꯁꯥ ꯑꯗꯣ ꯅꯨꯡꯉꯥꯏꯕ ꯔꯥꯒ ꯑꯃꯗ ꯇꯥꯎꯔꯒ ꯍꯥꯏꯔꯛꯏ ꯌꯥꯔꯦꯗ ꯍꯧꯒꯠꯂꯨ ꯏꯕꯨꯡꯉꯣ ꯅꯥꯃꯩꯔꯥꯄꯨꯝ ꯈꯣꯏꯅꯤꯡꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯁꯛꯇꯥꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈꯤꯗ꯭ꯔꯦꯍꯦ ꯑꯁꯨꯝꯅ ꯁꯣꯜꯂꯒ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯃꯈꯣꯜ ꯊꯣꯛꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ ꯑꯗꯣ ꯑꯣꯖꯥꯅ ꯁꯥꯎꯕꯤꯔꯤꯕꯁꯤꯕꯨ ꯀꯩ ꯃꯔꯝꯒꯤ ꯑꯣꯏꯔꯕꯅꯣ ꯑꯩꯗꯤ ꯈꯪꯖꯗ꯭ꯔꯦ ꯃꯁꯤꯗ ꯌꯦꯟꯖꯦꯝꯕꯝꯒꯤ ꯈꯣꯏꯅꯤꯡꯅ ꯈꯨꯝꯂꯛꯏ ꯑꯩꯒꯤ ꯃꯤꯡ ꯁꯤꯅꯒꯗꯤ ꯋꯥꯌꯣꯡ ꯀꯌꯥ ꯆꯥꯗ꯭ꯔꯦꯗꯣ ꯃꯤꯒꯤ ꯂꯛꯅꯐꯝ ꯑꯣꯏꯔꯤꯕꯅꯤ ꯑꯗ ꯉꯁꯤꯗꯪ ꯊꯦꯡꯅꯕ ꯅꯪꯅꯁꯨ ꯑꯃꯨꯛ ꯀꯔꯦꯝꯅꯕ ꯇꯧꯕ ꯑꯗꯨꯗ ꯃꯤꯍꯨꯜꯁꯩ ꯇꯤꯜ ꯂꯥꯎꯅ ꯍꯦꯛꯇ ꯄꯥꯟꯕꯅꯤꯗꯅ ꯅꯥꯃꯩꯔꯥꯄꯨꯝ ꯈꯣꯏꯅꯤꯡꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯑꯩꯗꯤ ꯁꯨꯝꯅꯇ ꯑꯩꯒꯤ ꯃꯤꯡ ꯈꯣꯏꯅꯤꯡ ꯀꯧꯏ ꯍꯥꯏꯖꯕꯇꯅꯤ ꯃꯁꯤꯗ ꯑꯩꯅ ꯎꯁꯤꯠꯇ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯑꯣꯖꯥ ꯌꯦꯟꯖꯦꯝꯕꯝꯒꯤ ꯈꯣꯏꯅꯤꯡꯅ ꯇꯣ ꯑꯗꯨꯅꯤ ꯋꯥ ꯀꯥꯏꯗꯅ ꯏꯁꯤꯡ ꯆꯪꯂꯤꯁꯦ ꯅꯪꯒꯤ ꯈꯣꯏꯅꯤꯡ ꯍꯥꯏꯕ ꯃꯤꯡ ꯑꯗꯨꯗꯅꯤ ꯑꯩꯅ ꯎꯁꯤꯠꯇ꯭ꯔꯦꯅ ꯍꯥꯏꯔꯤꯕꯁꯦ ꯃꯗꯨꯗ ꯅꯥꯃꯩꯔꯥꯄꯨꯝꯒꯤ ꯈꯣꯏꯅꯤꯡꯅ ꯑꯃꯨꯛ ꯑꯣꯟꯊꯣꯛꯄꯅꯤꯗ ꯑꯣꯖꯥꯒꯤꯁꯤꯗꯤ ꯑꯣꯖꯥꯒ ꯑꯩꯒ ꯃꯤꯡ ꯃꯥꯟꯅꯩ ꯍꯥꯏꯗꯅꯕꯨ ꯂꯋꯥꯏꯗꯒꯤ ꯍꯦꯛꯇ ꯂꯥꯛꯊꯩ ꯅꯠꯇꯦ ꯁꯛꯀ ꯃꯥꯟꯅꯔꯝꯂꯕꯗꯤ ꯉꯁꯥꯏꯅ ꯑꯩ ꯕꯩꯇꯔꯅꯤ ꯂꯥꯜꯂꯝꯃꯅꯤꯅꯦ ꯌꯦꯟꯖꯦꯝꯕꯝꯒꯤ ꯈꯣꯏꯅꯤꯡꯅ ꯑꯩ ꯉꯥꯏꯈꯣꯅꯦ ꯅꯪꯁꯨ ꯈꯣꯏꯅꯤꯡ ꯀꯧꯕ꯭ꯔꯣ ꯑꯁꯦꯡꯕꯒꯤ ꯅꯥꯃꯩꯔꯥꯄꯨꯝꯒꯤ ꯈꯣꯏꯅꯤꯡꯅ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤ ꯑꯣꯖꯥꯒꯤ ꯑꯄꯣꯛꯄ ꯑꯄꯣꯛꯄꯤꯒ ꯑꯃꯗꯤ ꯑꯩꯒꯤꯒ ꯃꯈꯣꯏꯗ ꯇꯥꯏꯅꯔꯒ ꯐꯒꯗꯧꯕꯅꯤ ꯃꯆꯥꯗꯕꯨ ꯑꯁꯣꯛ ꯋꯥꯌꯣꯡ ꯆꯥꯗꯕ ꯃꯤꯡ ꯊꯣꯟꯕꯁꯤꯕꯨ ꯀꯝꯗꯧꯔꯤꯕꯖꯥꯠꯅꯣ ꯌꯦꯟꯖꯦꯝꯕꯝꯒꯤ ꯈꯣꯏꯅꯤꯡꯅ ꯑꯃꯨꯛ ꯑꯩꯗꯤ ꯚꯥꯞ ꯑꯃꯗ ꯆꯠꯂꯨꯔꯦꯅ ꯇꯧꯔꯤꯁꯤꯗꯤ ꯑꯩ ꯁꯥꯎ ꯌꯥꯗꯦꯀꯣ ꯑꯗꯣ ꯅꯍꯥꯛꯄꯨ ꯀꯔꯤ ꯊꯕꯛꯀꯤ ꯃꯐꯝꯁꯤꯗ ꯂꯥꯛꯄꯅꯣꯅꯦ ꯋꯥꯍꯪꯁꯤꯗ ꯅꯥꯃꯩꯔꯥꯄꯨꯝ ꯈꯣꯏꯅꯤꯡꯗꯣ ꯉꯥꯏꯍꯥꯛꯇꯤ ꯈꯨꯝꯐꯝ ꯈꯪꯗ ꯇꯨꯃꯤꯟꯅ ꯂꯩ ꯑꯗꯨꯒ ꯂꯛꯂꯛ ꯇꯧꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯗꯁꯥ ꯄꯥꯡꯗꯕ ꯁꯤꯌꯨ ꯅꯥꯎ ꯍꯥꯏꯗꯅ ꯑꯃꯥꯏꯕꯤꯅ ꯂꯩꯕꯥꯎ ꯆꯦꯟꯕꯗ ꯐꯥꯎꯔꯛꯄꯅꯦ ꯑꯗ ꯑꯩꯒꯤ ꯗꯁꯥꯁꯤ ꯀꯔꯝꯅ ꯀꯣꯛꯀꯅꯤꯅ ꯍꯪꯂꯨꯕꯗꯒꯤ ꯑꯩꯒꯤ ꯃꯔꯤ ꯃꯇꯥ ꯀꯅꯥꯁꯨ ꯂꯩꯇꯕ ꯂꯝ 8ꯇ ꯅꯨꯃꯤꯠ 8ꯅꯤ ꯅꯨꯃꯤꯠ 8ꯅꯤꯗꯤ ꯁꯛꯈꯪꯗꯕ ꯌꯨꯝ ꯑꯃꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯌꯨ ꯃꯗꯨꯅ ꯇꯥꯛꯄꯤꯔꯛꯄ ꯑꯗꯨꯅ ꯑꯩ ꯑꯍꯥꯟꯕ ꯂꯥꯛꯆꯕꯁꯤꯗ ꯑꯣꯖꯥꯒ ꯊꯦꯡꯅꯔꯦ ꯑꯗꯨꯅ ꯑꯣꯖꯥ ꯍꯣꯏꯒꯤꯗ ꯅꯨꯃꯤꯠ 8ꯅꯤꯗ ꯂꯩꯖꯕ ꯇꯥꯔꯦ ꯌꯦꯟꯖꯦꯝꯕꯝꯒꯤ ꯈꯣꯏꯅꯤꯡꯅ ꯅꯪꯒꯤ ꯋꯥꯐꯝꯁꯤꯗꯤ ꯅꯪꯒꯤ ꯗꯁꯥ ꯐꯠꯇꯕꯗꯨ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯊꯝꯂꯝꯒꯦ ꯁꯤꯅꯤꯅꯦ ꯃꯗꯨꯗ ꯅꯥꯃꯩꯔꯥꯄꯨꯝꯒꯤ ꯈꯣꯏꯅꯤꯡꯅ ꯑꯣꯖꯥ ꯄꯨꯛꯆꯦꯜ ꯄꯤꯛꯃꯟꯈ꯭ꯔꯦꯗ ꯌꯥꯝ ꯂꯩꯍꯟꯅꯤꯡꯗ꯭ꯔꯗꯤ ꯑꯩ ꯆꯠꯂꯒꯦ ꯑꯩꯉꯣꯟꯗ ꯇꯥꯔꯤꯕ ꯗꯁꯥꯁꯤ ꯑꯣꯖꯥꯗ ꯊꯣꯛꯂꯒ ꯈꯪꯒꯗꯧꯕꯅꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯈꯣꯡꯀꯥꯞ 5-10 ꯒꯝ ꯊꯥꯡꯂꯛꯏ ꯌꯦꯟꯖꯦꯝꯕꯝꯒꯤ ꯈꯣꯏꯅꯤꯡꯗꯨ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯕ ꯃꯥꯜꯂꯤ ꯃꯍꯥꯛꯁꯨ ꯈꯣꯡꯂꯩ ꯊꯨꯅ ꯂꯥꯎꯔꯒ ꯅꯥꯃꯩꯔꯥꯄꯨꯝ ꯈꯣꯏꯅꯤꯡꯕꯨ ꯇꯥꯟꯅꯔꯛꯏ ꯉꯥꯏꯈꯣꯅꯦ ꯐꯥꯒꯤ ꯇꯧꯕꯅꯤꯅꯦ ꯅꯪ ꯁꯤꯟꯅꯕ ꯁꯥꯎꯒꯟꯕ ꯁꯤꯟꯅꯕ ꯅꯥꯃꯩꯔꯥꯄꯨꯝ ꯈꯣꯏꯅꯤꯡꯗꯨ ꯀꯔꯤꯝ ꯈꯨꯝꯗꯦ ꯃꯥꯒꯤ ꯆꯠꯐꯝ ꯊꯣꯛꯄ ꯑꯗꯣ ꯒꯝ ꯑꯗꯨꯝ ꯆꯠꯂꯤ ꯌꯦꯟꯖꯦꯝꯕꯝ ꯈꯣꯏꯅꯤꯡꯅ ꯃꯈꯣꯡ ꯌꯥꯡꯁꯤꯜꯂꯛꯇꯨꯅ ꯅꯥꯃꯩꯔꯥꯄꯨꯝ ꯈꯣꯏꯅꯤꯡꯒꯤ ꯃꯈꯨꯠ ꯈꯨꯗꯥꯡ ꯑꯗꯣ ꯇꯥꯞ ꯂꯥꯎꯅ ꯐꯥꯏ ꯁꯥꯎꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯅꯥꯃꯩꯔꯥꯄꯨꯝ ꯈꯣꯏꯅꯤꯡꯅ ꯃꯈꯨꯠ ꯈꯨꯗꯥꯡ ꯑꯗꯣ ꯀꯟꯊꯣꯛꯏ ꯑꯗꯨꯕꯨ ꯌꯦꯟꯖꯦꯝꯕꯝ ꯈꯣꯏꯅꯤꯡꯅ ꯂꯦꯡꯖꯨꯝꯗ ꯀꯣꯟꯁꯤꯜꯂꯤ ꯑꯗꯨꯒ ꯁꯥꯎꯔꯅꯨ ꯏꯕꯨꯡꯉꯣ ꯅꯪꯕꯣ ꯅꯪꯒꯤ ꯑꯣꯖꯥꯒꯤ ꯌꯨꯝꯗꯅꯦ ꯂꯩꯔꯨꯔꯁꯤ ꯂꯥꯛꯑꯣ ꯌꯨꯝꯗꯨꯗꯅꯦ ꯑꯩꯈꯣꯏ 3 ꯈꯛꯇꯅꯤ ꯂꯩꯔꯤꯁꯦ
ꯃꯁꯤꯗ ꯅꯥꯃꯩꯔꯥꯄꯨꯡ ꯈꯨꯅꯤꯡꯅ ꯃꯤꯠ ꯑꯗꯣ ꯐꯩꯔꯞ ꯇꯧꯅ ꯁꯛꯇꯥ ꯁꯤꯒ ꯈꯨꯅꯤꯡꯗ ꯈꯨꯅꯤꯡ ꯃꯥꯟꯈꯩ ꯉꯥꯡꯊꯣꯛ ꯁꯛꯇꯨꯔꯩ ꯁꯤꯒ ꯌꯦꯟꯖꯦꯟꯕꯝꯒꯤ ꯈꯨꯅꯤꯡꯅ ꯑꯃꯨꯛ ꯅꯪꯒꯤꯗꯣ ꯕꯦꯕꯥꯔ ꯑꯃ ꯏꯀꯥꯏ ꯀꯥꯏꯔꯦꯟꯍꯩ ꯅꯪ ꯑꯣꯖꯥꯅꯤꯅꯦ ꯁꯦ ꯈꯣꯏꯅꯤꯡ ꯃꯥꯟꯒꯦꯔꯥ ꯅꯨꯃꯤꯠ ꯌꯨꯡꯕꯤ ꯃꯥꯟꯒꯦꯔꯥ ꯅꯪꯅ ꯍꯥꯏꯅꯤꯡꯕ ꯍꯥꯏꯔꯣ ꯑꯩꯒꯤ ꯌꯨꯝꯗ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯃꯇꯧ ꯑꯁꯨꯝꯅ ꯌꯦꯟꯖꯦꯟꯕꯝꯒꯤ ꯈꯣꯏꯅꯤꯡꯅ ꯃꯥꯒꯤ ꯈꯣꯏꯒ ꯕꯥꯇꯤꯜꯒꯗꯨ ꯄꯥꯏꯔꯒ ꯃꯕꯥꯅꯤꯃꯛ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯇꯝꯅ ꯂꯥꯛꯂꯤ ꯃꯈꯣꯏꯒꯤ ꯌꯨꯝ ꯌꯧꯕꯗ ꯌꯦꯟꯖꯦꯟꯕꯝꯒꯤ ꯈꯣꯏꯅꯤꯡꯒꯤ ꯃꯃꯥ ꯑꯗꯨꯁꯨ ꯁꯨꯃꯥꯡꯗ ꯋꯥꯏ ꯇꯩꯔꯒ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯄꯥꯅ ꯍꯤꯡꯈꯣꯜ ꯃꯅꯥ ꯃꯁꯤꯡ ꯊꯥꯔꯤꯕ ꯑꯗꯨꯕꯨ ꯁꯝꯕꯜ ꯈꯥꯗꯨꯅ ꯂꯩꯔꯤ ꯃꯕꯥꯅꯤ ꯂꯥꯛꯄ ꯎꯕꯗ ꯃꯃꯥꯅ ꯏꯕꯨꯡꯉꯣ ꯃꯍꯥꯛꯇꯤ ꯀꯅꯥꯅꯣ ꯅꯪꯒꯤ ꯃꯔꯨꯞꯂꯥ ꯑꯩꯗꯤ ꯑꯝꯇꯕꯨ ꯎꯗ꯭ꯔꯤꯅꯦ ꯃꯁꯤꯗ ꯌꯦꯟꯖꯦꯟꯕꯝꯒꯤ ꯈꯣꯏꯅꯤꯡꯅ ꯍꯣꯏ ꯃꯥꯅꯤ ꯏꯃꯥ ꯑꯩꯒꯤ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕ ꯏꯃꯥꯟꯅꯕꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯇꯨꯃꯤꯟꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯑꯃꯨꯛ ꯁꯣꯜꯂꯤ ꯑꯩ ꯐꯥꯎ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯎꯔꯤꯁꯤ ꯑꯁꯤ ꯍꯥꯏꯔꯒ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯏꯃꯥ ꯑꯩꯒꯤ ꯃꯔꯨꯞꯁꯤ ꯗꯁꯥ ꯄꯥꯡꯗꯕꯗꯒꯤ ꯂꯝꯗ ꯑꯍꯤꯡ ꯂꯦꯛꯂꯕꯗꯤ ꯀꯣꯛꯀꯅꯤ ꯍꯥꯏꯔꯤ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯃꯇꯝ ꯈꯔ ꯂꯩꯕ ꯂꯥꯛꯄꯅꯤ ꯏꯃꯥ ꯃꯗꯨꯗ ꯃꯃꯥꯅ ꯍꯣꯏ ꯐꯔꯦ ꯆꯪꯃꯤꯟꯅꯔꯣ ꯅꯪꯒꯤ ꯃꯔꯨꯞꯇꯣ ꯄꯣꯊꯥꯍꯜꯂꯣ ꯃꯇꯧ ꯑꯁꯨꯝꯅ ꯈꯣꯏꯅꯤꯡ ꯑꯅꯤꯃꯛ ꯏꯃꯨꯡꯗ ꯆꯪꯂꯛꯏ ꯀꯥ ꯌꯧꯔꯕꯗ ꯐꯃꯨꯡ ꯑꯗꯨꯗ ꯄꯨꯟꯅ ꯐꯝꯊꯩ ꯌꯦꯟꯖꯦꯟꯕꯝꯒꯤ ꯈꯣꯏꯅꯤꯡꯅ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯨ ꯅꯍꯥꯛꯅꯅꯦ ꯍꯦꯛ ꯑꯩꯍꯥꯛꯁꯦ ꯇꯔꯪ ꯆꯠꯍꯟꯗꯅ ꯄꯥꯇꯤꯜꯒ ꯈꯣꯏꯒꯁꯦ ꯁꯨꯝ ꯄꯨꯁꯤꯜꯂꯛꯂꯦ ꯑꯁꯤ ꯑꯝꯇ ꯃꯐꯝ ꯆꯥꯅ ꯊꯝꯂꯨꯈꯤꯒꯦꯀꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈꯤ ꯅꯥꯃꯩꯔꯥꯄꯝꯒꯤ ꯈꯣꯏꯅꯤꯡꯗꯨ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯣ ꯃꯨꯟꯅ ꯌꯦꯡꯉꯤ ꯇꯦꯕꯜꯗ ꯂꯥꯏꯔꯤꯛ ꯈꯔ ꯂꯩꯔꯤꯕ ꯑꯗꯨꯁꯨ ꯎꯊꯣꯛꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯈꯜꯂꯤ ꯁꯛꯇꯥ ꯑꯁꯤꯕꯨ ꯂꯥꯏꯔꯤꯛꯀ ꯄꯥꯕ ꯊꯣꯛꯄꯖꯥꯠꯂꯣ ꯀꯩꯕꯨ ꯑꯣꯏꯔꯖꯥꯠꯅꯣ ꯑꯝꯇꯕꯨ ꯌꯦꯡꯂꯨꯈꯤꯒꯦꯅꯦ ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯀꯥ ꯑꯗꯨꯒꯤ ꯀꯥꯆꯤꯟ ꯑꯣꯏꯔꯞꯅ ꯂꯩꯔꯤꯕ ꯇꯦꯕꯜ ꯑꯗꯨ ꯇꯝꯅ ꯆꯪꯁꯤꯟꯗꯨꯅ ꯇꯦꯕꯜ ꯃꯊꯛ ꯑꯗꯨꯗ ꯇꯔꯛ ꯂꯥꯏꯔꯤꯛ 4-5 ꯃꯔꯣꯜ ꯅꯥꯏꯅ ꯂꯩꯔꯤꯕ ꯑꯗꯣ ꯑꯃꯃꯝꯇ ꯑꯣꯏꯅ ꯂꯧꯊꯣꯛꯏ ꯃꯇꯝ ꯑꯗꯨꯗ ꯎꯔꯦ ꯄꯤꯛꯇꯛ ꯇꯧꯕ ꯂꯥꯏꯔꯤꯛ ꯑꯗꯨ ꯃꯥꯒꯤ ꯑꯣꯖꯥ ꯇꯣꯂꯦꯟꯅ ꯇꯥꯛꯈꯤꯕ ꯃꯍꯥꯛꯅ ꯊꯤꯕ ꯂꯥꯛꯂꯤꯕ ꯂꯥꯏꯔꯤꯛ ꯑꯗꯨꯒꯤ ꯃꯁꯛ ꯑꯗꯨꯒ ꯀꯔꯤꯁꯨ ꯈꯦꯠꯅꯗ꯭ꯔꯦ ꯂꯥꯏꯔꯤꯛ ꯑꯗꯨꯒꯤ ꯃꯈꯨꯝ ꯑꯗꯨꯗ ꯌꯦꯛꯂꯤꯕ ꯂꯥꯏꯁꯤꯡ ꯑꯗꯨꯅ ꯂꯥꯏꯅ ꯈꯪꯕ ꯉꯝꯂꯤ ꯃꯍꯥꯛ ꯂꯥꯏꯔꯤꯛ ꯑꯗꯨꯒꯤ ꯑꯍꯥꯟꯕ ꯆꯦꯅꯥ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯏ ꯑꯗꯨꯕꯨ ꯆꯦꯅꯥ ꯑꯗꯨ ꯀꯔꯤꯁꯨ ꯏꯔꯝꯗꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯆꯦꯅꯥ ꯑꯃ ꯑꯃꯨꯛ ꯍꯥꯡꯗꯣꯛꯂꯛꯏ ꯑꯁꯨꯝꯅ ꯍꯥꯡꯗꯣꯛꯀꯦ ꯇꯧꯕ ꯃꯇꯝꯗꯗꯤ ꯁꯅꯥ ꯃꯆꯨꯒꯤ ꯃꯨꯛꯅ ꯃꯇꯣꯝꯇ ꯏꯔꯛꯂꯤꯕꯗꯣ ꯎꯔꯦ ꯃꯗꯨ ꯎꯕꯗ ꯃꯍꯥꯛ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯂꯥꯏꯔꯤꯛ ꯑꯗꯨ ꯈꯨꯝꯖꯤꯜꯂꯤ ꯑꯗꯨꯒ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯂꯥꯏꯔꯤꯛ ꯃꯊꯪ ꯂꯣꯟꯈꯠꯇꯨꯅ ꯊꯝꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯇꯨꯡꯂꯣꯝꯗꯒꯤ ꯌꯦꯟꯖꯦꯟꯕꯝ ꯈꯣꯏꯅꯤꯡꯅ ꯑꯗꯥꯏꯗ ꯀꯔꯤ ꯇꯧꯔꯤꯅꯣ ꯏꯕꯨꯡꯉꯣ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯅꯥꯃꯩꯔꯥꯄꯝꯒꯤ ꯈꯣꯏꯅꯤꯡꯗꯨ ꯄꯥꯈꯠꯂꯛꯏ ꯑꯗꯨꯅ ꯏꯊꯛ ꯊꯛꯀꯠꯅ ꯈꯨꯝꯂꯛꯏ ꯀꯩꯁꯨ ꯇꯧꯗꯦꯗ ꯃꯁꯤꯗ ꯌꯦꯟꯖꯦꯟꯕꯝꯒꯤ ꯈꯣꯏꯅꯤꯡꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯏꯄꯥ ꯄꯥꯈꯠꯂꯤꯗꯨꯅ ꯑꯔꯣꯟꯕ ꯊꯕꯛ ꯇꯧꯔꯤꯉꯩ ꯃꯤꯅ ꯈꯪꯈꯤꯕꯒꯤ ꯄꯥꯈꯠꯄꯒꯤ ꯃꯑꯣꯡꯗꯨꯅꯤꯅꯦ ꯅꯍꯥꯛꯀꯤꯁꯤꯗꯤ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯖꯤꯜꯂꯛꯄ ꯑꯁꯤꯗꯗꯤ ꯅꯥꯃꯩꯔꯥꯄꯝꯒꯤ ꯈꯣꯏꯅꯤꯡ ꯑꯗꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯃꯥꯏ ꯃꯃꯤꯠ ꯏꯊꯛ ꯊꯛꯀꯠꯅ ꯌꯦꯟꯖꯦꯟꯕꯝ ꯈꯣꯏꯅꯤꯡꯗ ꯌꯦꯡꯉꯤ ꯑꯗꯨꯒ ꯀꯩꯁꯨ ꯇꯧꯕ ꯅꯠꯇꯦꯗ ꯍꯥꯏꯔꯒ ꯌꯦꯟꯖꯦꯟꯕꯝ ꯈꯣꯏꯅꯤꯡꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯊꯩ ꯃꯍꯥꯛꯅ ꯍꯦꯛ ꯐꯝꯊꯕꯒ ꯌꯦꯟꯖꯦꯟꯕꯝ ꯈꯣꯏꯅꯤꯡꯅ ꯃꯥꯒꯤ ꯇꯦꯕꯜ ꯑꯗꯨꯗ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯇꯦꯕꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯔꯣꯜ ꯅꯥꯏꯅ ꯊꯝꯂꯝꯕ ꯂꯥꯏꯔꯤꯛ ꯑꯗꯨ ꯃꯅꯥꯛꯇ ꯂꯩꯕꯗꯧꯅ ꯎꯈꯤ ꯑꯗꯨꯕꯨ ꯀꯩꯁꯨꯗꯤ ꯈꯜꯂꯨꯗꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯃꯃꯥ ꯃꯄꯥ ꯈꯣꯏꯅꯤꯡ ꯑꯅꯤꯃꯛ ꯄꯨꯟꯅ ꯆꯥꯛ ꯆꯥꯔꯤ ꯃꯄꯥꯅ ꯅꯥꯃꯩꯔꯥꯄꯝ ꯈꯣꯏꯅꯤꯡꯗ ꯋꯥ ꯀꯌꯥ ꯍꯪꯂꯤ ꯅꯥꯃꯩꯔꯥꯄꯝꯒꯤ ꯈꯣꯏꯅꯤꯡꯅꯁꯨ ꯑꯗꯨꯝ ꯐꯖꯅ ꯅꯤꯡꯊꯤꯖꯅ ꯄꯥꯎꯈꯨꯝ ꯄꯤꯔꯤ ꯌꯦꯟꯖꯦꯟꯕꯝ ꯈꯣꯏꯅꯤꯡꯅꯁꯨ ꯃꯨꯟꯅ ꯇꯥꯁꯤꯜꯂꯤ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯃꯄꯥꯒ ꯂꯣꯏꯅꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯃꯃꯥꯅ ꯏꯃꯨꯡ ꯂꯣꯏꯁꯤꯜꯂꯤ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯝꯂꯕ ꯃꯇꯨꯡ ꯇꯨꯝꯕ ꯆꯪꯂꯛꯈ꯭ꯔꯦ ꯃꯈꯣꯏ ꯑꯅꯤꯁꯨ ꯀꯥ ꯑꯗꯨꯗ ꯇꯨꯝꯕ ꯆꯪꯂꯛꯂꯤ ꯌꯦꯟꯖꯦꯟꯕꯝ ꯈꯣꯏꯅꯤꯡꯗꯤ ꯋꯥ ꯈꯔ ꯆꯕꯦꯡ ꯉꯥꯡꯂꯝꯂꯒ ꯑꯗꯨꯃꯛ ꯇꯨꯝꯈ꯭ꯔꯦ ꯑꯗꯨꯕꯨ ꯅꯥꯃꯩꯔꯥꯄꯝ ꯈꯣꯏꯅꯤꯡꯗꯤ
ꯃꯁꯤ ꯂꯦꯡꯗ ꯇꯨꯃꯤꯟꯅ ꯇꯨꯝꯁꯤꯟꯅꯕ ꯁꯥꯗꯨꯅ ꯂꯩꯔꯤ ꯄꯨꯡ 12 ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯌꯦꯟꯗ꯭ꯔꯦꯝꯕꯝ ꯈꯣꯏꯅꯤꯡꯗꯨ ꯃꯄꯨꯡ ꯐꯥꯅ ꯇꯨꯝꯂꯝꯂꯅꯤ ꯍꯥꯏꯕ ꯃꯇꯝ ꯑꯗꯨꯗ ꯅꯥꯃꯩꯔꯥꯄꯨꯡꯒꯤ ꯈꯣꯏꯅꯤꯡꯗꯨ ꯇꯨꯝꯁꯤꯟꯅꯕ ꯁꯥꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯇꯨꯃꯤꯟꯅ ꯍꯧꯒꯠꯂꯛꯇꯨꯅ ꯇꯦꯕꯜ ꯑꯗꯨꯗ ꯃꯔꯣꯜ ꯅꯥꯏꯅ ꯊꯝꯂꯤꯕ ꯂꯥꯏꯔꯤꯛ ꯑꯗꯨꯒꯤ ꯃꯈꯥ ꯊꯪꯕ ꯂꯥꯏꯔꯤꯛ ꯑꯗꯨ ꯇꯞꯅ ꯃꯈꯣꯜ ꯊꯣꯛꯍꯟꯗꯕꯤꯗ ꯁꯠꯂꯒ ꯃꯈꯨꯠꯅ ꯆꯦꯠꯅ ꯄꯥꯏꯗꯨꯅ ꯅꯤꯡꯉꯥꯏꯗ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯌꯦꯟꯗ꯭ꯔꯦꯝꯕꯝꯒꯤ ꯈꯣꯏꯅꯤꯡꯗ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯂꯒ ꯀꯥ ꯑꯗꯨꯗꯒꯤ ꯈꯣꯡꯊꯥꯡ ꯇꯞꯅ ꯃꯈꯣꯜ ꯊꯣꯛꯍꯟꯗꯅ ꯊꯣꯛꯈꯤꯕꯗꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯃꯥꯡ ꯊꯣꯡꯖꯥꯎ ꯑꯗꯨ ꯌꯧꯔꯛꯂꯦ ꯃꯃꯥꯡ ꯊꯣꯡ ꯑꯗꯨ ꯃꯈꯣꯜ ꯊꯣꯛꯍꯟꯗꯅ ꯍꯥꯡꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯑꯃ ꯇꯁꯦꯡꯅ ꯑꯣꯏꯔꯤ ꯑꯗꯨꯕꯨ ꯃꯇꯝ ꯆꯪꯂꯕꯁꯨ ꯆꯪꯅ ꯇꯞꯅ ꯇꯞꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯂꯤ ꯊꯣꯡ ꯑꯗꯨ ꯈꯔ ꯉꯥꯁꯤꯜꯂꯝꯂꯒ ꯃꯍꯥꯛ ꯍꯧꯖꯤꯛꯇꯤ ꯂꯥꯏꯔꯤꯛ ꯑꯗꯨ ꯍꯨꯗꯨꯅ ꯈꯣꯡꯂꯩ ꯊꯨꯅ ꯃꯌꯨꯝ ꯃꯥꯏꯀꯩ ꯇꯝꯅ ꯂꯥꯛꯄꯗ ꯌꯦꯟꯗ꯭ꯔꯦꯝꯕꯝ ꯈꯣꯏꯅꯤꯡꯒ ꯊꯦꯡꯅꯈꯤꯕ ꯄꯨꯈ꯭ꯔꯤ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯦ ꯃꯗꯨꯗ ꯃꯁꯦꯛ ꯃꯉꯥꯒ ꯂꯣꯏꯅꯅ ꯐꯤꯉꯧ ꯁꯦꯠꯄꯤ ꯂꯥꯏ ꯅꯨꯄꯤ 7 ꯖꯒꯣꯏ ꯁꯥꯗꯨꯅ ꯂꯩꯔꯤꯕꯗꯣ ꯈꯣꯏꯅꯤꯡꯅ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯃꯍꯥꯛ ꯂꯥꯏ ꯅꯨꯄꯤ 7ꯁꯤꯡ ꯑꯗꯨꯒꯤ ꯃꯄꯥ ꯂꯥꯟꯗꯨꯅ ꯆꯠꯂꯨꯔꯕꯗꯤ ꯅꯤꯌꯣꯝ ꯈꯔꯗꯤ ꯆꯨꯝꯂꯔꯣꯏ ꯈꯟꯗꯨꯅ ꯑꯗꯥꯏ ꯅꯥꯄꯤ ꯃꯔꯨꯝ ꯑꯃꯗ ꯄꯥꯛꯊꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯅꯥꯀꯣꯡꯗ ꯃꯈꯣꯜ ꯈꯔ ꯆꯥꯎꯔꯞ ꯇꯧꯕ ꯈꯣꯟꯖꯦꯜ ꯑꯃꯅ ꯅꯍꯥꯛꯄꯨ ꯂꯨꯠꯂꯤꯔꯣ ꯑꯁꯤ ꯍꯥꯏꯔꯛꯄꯗꯒꯤ ꯅꯥꯃꯩꯔꯥꯄꯨꯡ ꯈꯣꯏꯅꯤꯡ ꯑꯗꯨ ꯂꯥꯎꯔꯒ ꯂꯥꯏ ꯅꯨꯄꯤ 7 ꯑꯗꯨꯒꯤ ꯃꯄꯥ ꯂꯥꯟꯗꯨꯅ ꯆꯦꯟꯈ꯭ꯔꯦ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯆꯦꯟꯈꯤꯕ ꯑꯁꯤꯗ ꯂꯥꯏ ꯅꯨꯄꯤ 7 ꯑꯗꯨꯁꯨ ꯑꯉꯧꯕ ꯃꯅꯤꯜ ꯑꯣꯏꯅ ꯑꯣꯟꯗꯨꯅ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯇꯥꯟꯅꯔꯛꯈꯤ ꯑꯁꯣꯝꯗꯁꯨ ꯀꯝꯗꯧꯔꯤ ꯄꯨꯡ 12 ꯍꯦꯛ ꯇꯥꯕꯒ ꯊꯣꯏꯕꯤꯗꯨ ꯐꯤꯃꯨ ꯁꯦꯠꯇꯨꯅ ꯏꯁꯥꯡ ꯁꯥꯡꯕ ꯃꯁꯝ ꯑꯗꯨ ꯊꯥꯗꯣꯛꯂꯒ ꯌꯦꯟꯗ꯭ꯔꯦꯝꯕꯝ ꯈꯣꯏꯅꯤꯡ ꯍꯣꯏ ꯇꯝꯅ ꯂꯥꯛꯂꯒ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯕꯨ 7ꯂꯛ ꯀꯣꯏꯔꯤ ꯑꯗꯨꯒ ꯁꯨꯃꯥꯡ ꯑꯗꯨꯒꯤ ꯃꯌꯥꯏꯗ ꯍꯧꯔꯤꯕ ꯇꯨꯂꯁꯤ ꯄꯥꯝꯕꯤ ꯑꯗꯣ ꯂꯩꯋꯥ ꯁꯣꯜꯂꯒ ꯐꯨꯛꯇꯠꯂꯒ ꯂꯥꯛꯇꯅ ꯂꯪꯊꯣꯛꯈꯤ ꯑꯗꯨꯒ ꯃꯍꯥꯛ ꯈꯣꯡꯒ꯭ꯔꯥꯏ ꯆꯟꯅ ꯐꯝꯗꯨꯅ ꯈꯣꯏꯅꯤꯡꯒꯤ ꯌꯨꯝ ꯑꯗꯨꯗ ꯃꯨꯟꯅ ꯈꯥꯅ ꯌꯦꯡꯂꯒ ꯑꯣꯏ ꯊꯪꯕ ꯃꯈꯨꯠꯇꯨ ꯇꯤꯡꯊꯣꯛꯇꯨꯅ ꯂꯥꯎ ꯍꯥꯏꯕꯒꯤ ꯃꯈꯨꯠ ꯈꯠꯂꯒ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯈꯣꯏꯅꯤꯡꯕꯨ ꯀꯧꯊꯣꯛꯂꯤ ꯂꯥꯛꯑꯣ ꯈꯣꯏꯅꯤꯡ ꯊꯣꯛꯂꯛꯑꯣ ꯊꯣꯛꯂꯛꯑꯣ ꯈꯣꯏꯅꯤꯡ ꯂꯥꯛꯑꯣ ꯑꯁꯤ ꯍꯥꯏꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯁꯣꯜꯂꯤ ꯈꯣꯏꯅꯤꯡ ꯑꯗꯨ ꯇꯨꯝꯅ ꯇꯨꯝꯅ ꯂꯣꯡꯅ ꯍꯧꯒꯠꯂꯛꯏ ꯐꯃꯨꯡ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯒ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯑꯗꯨꯃꯛ ꯇꯨꯝꯅ ꯇꯨꯝꯅ ꯃꯄꯥꯜꯗ ꯊꯣꯛꯂꯛꯂꯒ ꯃꯇꯩꯃ ꯊꯣꯏꯕꯤꯒꯤ ꯃꯃꯥꯡ ꯑꯗꯨꯗ ꯈꯨ ꯀꯨꯟꯗꯨꯅ ꯂꯩ ꯊꯣꯏꯕꯤꯒꯤ ꯇꯤꯡꯊꯣꯛꯂꯝꯕ ꯃꯈꯨꯠ ꯑꯗꯨ ꯈꯣꯏꯅꯤꯡꯒꯤ ꯂꯋꯥꯏꯗ ꯊꯝꯂꯒ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯊꯣꯛꯈꯤꯕ ꯄꯨꯝꯅꯃꯛ ꯎꯕ ꯐꯪꯂꯦ ꯃꯁꯤꯗꯒꯤ ꯈꯣꯏꯅꯤꯡꯗ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯂꯥꯏꯔꯤꯛ ꯑꯗꯨ ꯌꯥꯝꯅ ꯊꯨꯅ ꯄꯨꯊꯣꯔꯛꯎ ꯊꯣꯏꯕꯤꯒꯤ ꯊꯧꯗꯥꯡ ꯃꯇꯨꯡ ꯏꯟꯅ ꯈꯣꯏꯅꯤꯡ ꯑꯗꯣ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯂꯥꯏꯔꯤꯛ ꯑꯗꯨ ꯐꯪꯅꯅꯕ ꯀꯣꯏꯊꯤ ꯊꯤꯔꯤ ꯊꯣꯏꯕꯤꯁꯨ ꯈꯣꯏꯅꯤꯡꯒꯤ ꯃꯃꯤꯡ ꯄꯟꯗꯨꯅ ꯂꯩꯋꯥ ꯀꯟꯅ ꯁꯣꯜꯂꯤ ꯑꯁꯣꯝꯗꯁꯨ ꯅꯥꯃꯩꯔꯥꯄꯨꯡ ꯈꯣꯏꯅꯤꯡ ꯑꯗꯨ ꯂꯥꯏ ꯅꯨꯄꯤ 7ꯅ ꯃꯅꯤꯜ ꯑꯣꯟꯗꯨꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤ ꯇꯁꯦꯡꯅ ꯈꯣꯏꯅꯤꯡ ꯑꯗꯣ ꯆꯦꯟꯕ ꯉꯝꯂꯛꯇ꯭ꯔꯤ ꯃꯁꯤꯗꯒꯤ ꯃꯥꯒꯤ ꯍꯧꯅꯕꯤ ꯀꯥꯔꯟ ꯑꯗꯣ ꯍꯧꯔꯛꯂꯤ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯆꯞ ꯂꯥꯎꯅ ꯂꯦꯞꯂꯒ ꯍꯥꯏꯔꯤ ꯉꯝꯗ꯭ꯔꯦꯗ ꯑꯩ ꯁꯤꯔꯦ ꯑꯩꯕꯨꯅ ꯈꯣꯡꯅ ꯋꯥꯅ ꯆꯦꯜꯍꯟꯕ ꯑꯗꯨꯒ ꯅꯈꯣꯏꯅ ꯅꯨꯡꯉꯥꯏꯅ ꯄꯥꯏꯔꯒ ꯇꯥꯟꯅꯔꯒ ꯀꯔꯤ ꯊꯣꯛꯑꯦꯅ ꯇꯧꯖ ꯁꯥꯔꯤꯅꯣ ꯑꯁꯤ ꯍꯥꯏꯔꯒ ꯁꯣꯔꯣꯛꯀꯤ ꯃꯇꯥꯏꯗ ꯍꯧꯕ ꯈꯣꯡꯅꯥꯡ ꯑꯃꯒꯤ ꯃꯈꯣꯡꯗ ꯉꯥꯗꯨꯅ ꯐꯝꯊꯔꯒ ꯍꯥꯏꯔꯛꯏ ꯉꯝꯗ꯭ꯔꯦ ꯅꯣꯏꯒꯤ ꯂꯥꯏꯒꯤ ꯊꯕꯛꯁꯤꯕꯨ ꯑꯩꯉꯣꯟꯗ ꯇꯥꯟꯅꯕ ꯅꯠꯇ꯭ꯔꯗꯤ ꯂꯩꯇ꯭ꯔꯕꯣ ꯂꯩꯕꯥꯛ ꯆꯥꯎꯏ ꯃꯤ ꯑꯇꯩꯗꯁꯨ ꯈꯔ ꯇꯥꯟꯅꯕꯤꯌꯨ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯁꯤꯗ ꯐꯝꯊꯈꯤꯕ ꯑꯁꯤꯗꯒꯤꯗꯤ ꯃꯅꯤꯜ ꯑꯣꯏꯅ ꯃꯥꯒꯤ ꯃꯇꯨꯡꯗ ꯇꯥꯟꯅꯔꯝꯕꯁꯤꯡ ꯑꯗꯣ ꯍꯟꯈ꯭ꯔꯦ ꯈꯣꯡꯅꯥꯡ ꯑꯁꯤꯗ ꯐꯝꯊꯕꯗꯒꯤ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯔꯛꯄꯗ ꯃꯉꯥꯏꯔꯤ ꯂꯦꯡꯖꯨꯝ ꯑꯗꯨꯗ ꯏꯁꯤꯡꯒꯨꯝꯕ ꯑꯏꯪꯕ ꯑꯃ ꯇꯣꯞ ꯇꯣꯞ ꯇꯥꯔꯛꯏ ꯀꯔꯤꯅꯣ ꯈꯟꯗꯨꯅ ꯂꯦꯡꯖꯨꯝꯗ ꯆꯣꯠꯂꯤꯕ ꯑꯗꯣ ꯄꯥꯏꯔꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯊꯥꯕꯜꯒꯤ ꯃꯉꯥꯜ ꯑꯗꯨꯗ ꯏꯅꯤ ꯍꯥꯏꯕꯗꯣ ꯎꯔꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯍꯧꯒꯠꯇꯨꯅ ꯃꯊꯛ ꯍꯪꯒꯠꯂꯒ ꯌꯦꯡꯂꯨꯕꯗꯗꯤ ꯃꯀꯣꯛ ꯌꯥꯎꯗ꯭ꯔꯕ ꯃꯤ ꯑꯁꯤꯕ ꯑꯃ ꯈꯣꯡꯅꯥꯡ ꯑꯗꯨꯗ ꯂꯩꯔꯤꯕꯗꯨ ꯎꯔꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯊꯨꯅ ꯑꯃꯨꯛ ꯆꯦꯜꯂꯛꯄꯅ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏ ꯌꯧꯁꯤꯜꯂꯛꯂꯤ ꯃꯪ ꯃꯄꯥ ꯂꯥꯟꯒꯅꯤ ꯈꯟꯕꯗꯁꯨ ꯃꯤꯍꯨꯜ ꯑꯗꯣ ꯆꯦꯡꯒꯥ ꯆꯦꯡꯒꯨꯝꯅꯩ ꯑꯗꯨꯕꯨ ꯊꯨ ꯑꯊꯨꯕ ꯑꯃ ꯂꯥꯛꯆꯔꯅꯤ ꯈꯟꯗꯨꯅ ꯒꯝ ꯒꯝ ꯆꯠꯂꯤ ꯍꯥꯏꯕꯒ ꯇꯧꯕꯒ ꯆꯞ ꯆꯥꯅ ꯍꯦꯛ ꯊꯣꯛꯅꯔꯤ ꯃꯪ ꯃꯄꯥ ꯑꯗꯨ ꯍꯦꯛ ꯂꯥꯟꯈꯤꯕꯒ ꯃꯃꯥꯡꯗ ꯊꯦꯡꯅꯈꯤꯕ ꯑꯗꯨꯒꯨꯝꯅ ꯄꯨꯡ ꯖꯥꯟꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯇꯨꯡ ꯍꯟꯅ ꯌꯦꯡꯗꯕꯤꯗ ꯆꯦꯟꯕꯣꯏ ꯀꯩꯕꯣꯏ ꯊꯨꯅ ꯆꯠꯂꯤ ꯃꯗꯨꯗ ꯇꯨꯡꯗꯒꯤ ꯅꯨꯄꯥ ꯑꯃꯅ ꯀꯧꯔꯛꯏ ꯍꯣ ꯏꯕꯨꯡꯉꯣ ꯄꯣꯠꯂꯣꯏꯕ ꯑꯁꯤ ꯑꯃꯨꯛꯇ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯃꯣ
ꯈꯣꯏꯅꯤꯡꯁꯨ ꯈꯟꯊꯕ ꯇꯧꯗ ꯁꯠ ꯂꯥꯎꯅ ꯈꯨꯝꯃꯤ ꯑꯣ ꯈꯨꯔꯥ ꯇꯝꯅ ꯂꯥꯏ ꯁꯥ ꯅꯈꯣꯏ ꯁꯔꯣꯏ ꯉꯔꯣꯏ ꯑꯗꯨꯛ ꯌꯥꯝꯂꯤꯕꯗꯨꯅ ꯃꯤ ꯑꯃꯈꯛ ꯄꯣꯠꯂꯣꯏꯕꯗꯨ ꯋꯥꯔꯕ꯭ꯔꯣ ꯃꯁꯤꯗ ꯅꯨꯄꯥ ꯑꯗꯨꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯑꯣ ꯁꯔꯣꯏꯗꯤ ꯃꯁꯤꯡ ꯍꯦꯜꯂꯦ ꯋꯥꯠꯂꯤꯕꯁꯦ ꯄꯣꯠꯂꯣꯏꯒꯗꯕ ꯃꯤꯗꯨꯅꯦ ꯀꯨꯁꯦ ꯏꯍꯥꯡ ꯍꯥꯡꯂꯦ ꯃꯁꯤꯗꯁꯨ ꯈꯣꯏꯅꯤꯡꯅ ꯑꯃꯨꯛ ꯈꯨꯝꯃꯤ ꯑꯗꯣ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯀꯅꯥ ꯀꯅꯥ ꯑꯁꯤꯕ ꯌꯥꯎꯔꯒꯦ ꯍꯥꯏꯕꯗꯨ ꯊꯤꯔꯨꯆꯣ ꯍꯥꯏꯕ꯭ꯔꯣ ꯅꯨꯄꯥ ꯑꯗꯨꯅ ꯑꯃꯨꯛ ꯈꯨꯝꯃꯤ ꯑꯩꯈꯣꯏꯗ ꯑꯁꯤꯕ ꯃꯤ ꯄꯥꯝꯗꯦ ꯑꯍꯤꯡꯕ ꯃꯤ ꯑꯣꯏꯅ ꯄꯣꯠꯂꯣꯏꯅꯤꯡꯉꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯈꯣꯏꯅꯤꯡꯅ ꯈꯔ ꯁꯥꯎꯅ ꯑꯗꯨꯗꯤ ꯅꯄꯥ ꯀꯅꯥꯅꯣꯝꯗ ꯍꯥꯏꯔꯨꯔꯣ ꯑꯁꯤ ꯍꯥꯏꯔꯒ ꯀꯟꯅ ꯆꯦꯟꯈꯤ ꯃꯗꯨꯗ ꯅꯨꯄꯥ ꯑꯗꯨꯁꯨ ꯀꯔꯤ ꯏꯌꯥ ꯑꯩꯒꯤ ꯆꯤꯟꯊꯛꯇ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯈꯨꯝꯕ ꯂꯩꯔꯝꯃꯨ ꯅꯪꯕꯨ ꯑꯩꯅ ꯁꯣꯏꯗꯅ ꯄꯣꯠꯂꯣꯏꯒꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯁꯥꯗꯨꯅ ꯂꯩꯔꯤꯕ ꯁꯔꯣꯏ ꯑꯗꯨꯅ ꯇꯥꯟꯅꯔꯛꯏ ꯈꯣꯏꯅꯤꯡ ꯃꯊ꯭ꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯇꯨꯅ ꯀꯟꯅ ꯆꯦꯜꯂꯛꯄꯗ ꯃꯈꯣꯏꯒꯤ ꯂꯩꯔꯛ ꯑꯗꯣ ꯍꯦꯛ ꯆꯧꯕꯒ ꯃꯃꯥꯏ ꯃꯃꯤꯠ ꯄꯨꯡꯇꯣꯏ ꯇꯣꯏꯔꯕ ꯏ ꯉꯥꯛꯇ ꯉꯥꯏꯔꯕ ꯃꯈꯨꯠꯅ ꯂꯩꯃꯥꯏ ꯊꯦꯡꯕ ꯁꯛꯇꯝ ꯑꯃ ꯂꯩꯔꯤꯕꯗꯣ ꯎꯔꯦ ꯃꯗꯨꯗ ꯈꯣꯏꯅꯤꯡ ꯆꯪꯁꯤꯟꯕ ꯉꯝꯗ ꯈꯣꯏꯅꯤꯡ ꯃꯇꯨꯡꯗꯁꯨ ꯁꯔꯣꯏꯗ ꯈꯣꯏꯅꯤꯡꯕꯨ ꯇꯥꯟꯅꯔꯛꯂꯤꯕꯅꯤ ꯇꯧꯐꯝ ꯈꯪꯗ ꯈꯣꯏꯅꯤꯡ ꯑꯗꯣ ꯂꯦꯞꯇꯨꯅ ꯂꯩꯔꯤꯉꯩꯗ 마기 뚱다 단느라키바 서로야두나 마기 마콩아두 빠이라가 강칭 징보다 코이닝 아이오이바 하이라가 웁실레가 라이마이다 뚜이 서로이 아두나 코이닝부 수로 징바 호이 아끼바 saktam adunasu 코이닝게 마쿠토 탑라우나 빠이라가 징이 마바니나 마콩 마쿠 빠이라가 징바두다 코이닝 아두디 시게더리 따생나 하이라바다 lai saroi ani aduna tawribatu angangna sanapot munnabagum khoining ado munnaribani khoining adu tasengna wari mahangna yamna wana hairi hai sandan sa karino ya tawribasibo ai bu siga tawrewani tanja adu da laimu changlaba tolen ato amuk yonggumna phan songduna laklaga saroi ani adu ka kanna amuk phunaraklei makhoi ahumna asumna phunari adugi khudong chaba lawraka khoining ado laimai targa laidiba lairik adu sitna paiduna mayum tamna chelai khara chelakpaga amuk angang masa kapagi khonjalna punin nilai masida khoiningna hai lamja sarasa kapsa horo pina ai chele he asi hairaga hena dum yangna chingkhatuna mayumgi konthong yoksilaklei masidagi masadu ni hektai adubu khanghaudi tulen adu yonggumna phan hek chongchilakuna magi mangda leplari masidagi khoining adu hingkhondugi akoibada koichin cheli tulen adu su chongduna tanabadi lepamde asumna ngaha koitan tanaramlaga tolenna khoiningbu kanna namkhrei makhori adu da mayana siknanaba kanna honari khoining su masang thoknanaba kanna honari asumna kanna laknari ngayasida amam angan khara sinarakpadagi numitki mangal lakpa aduda tolen ado laimaida tutharkhrei khoiningsu adu mangai sor thabet honduna hiplaga lairi ngaihaki matungda tolendu tapna hogalai khoiningsu hogalakli tolena sor thabet honduna hai hai ibungo lairik tu phanglabra khoiningsu sor thabet honduna hoi oja phangle oja se chumrok tu yingbiu asi haiduna manakta tariba lairik ado piri tolen lairik adugi makhum ubada khangli sumle haibadu khangli lairik adugi laimai hangdoklaga yingbada sana machuna iriba wahi aduna takli lairik asi kana gumra mai tharure haiba asomdana kamdauri amam angan sinraklaba phawba yendrembam khoining asina lairik adu puthoraktraba sinadi lairik adu mangkhre haiba thoibina khangli masidagi mahak sauna khoiningda hiptuna ningthina layana ba hairamlaga mayumda sangkhrei nong pungan ngalaba dadi yenjembamgi khoining masa ado itiek tuna hogalai magi manakta tumduna leiba namaira pung khoining adu lairamdaba aduda hogul khraba male khanduna mahak machin maya sengdoklore machin maya sengdokpa loraduna magi maruk kalonena sa thagna ba hairi adubu namaira pung khoiningdi thiba phangdrei asai phawbaga chathokhiba jala haiduna phana koina numit jungbal matung phawba ngairi adubu namaira pung khoiningdi adu phawba hanjilaktrei phone tawraga hangadabasu namaira pung khoiningdi phone paide
ꯌꯦꯟꯖꯦꯕꯣꯡꯒꯤ ꯈꯣꯏꯅꯤꯡꯅ ꯆꯤꯡꯅꯕ ꯐꯥꯎꯔꯛꯄꯗꯒꯤ ꯃꯥꯒꯤ ꯇꯦꯕꯜꯗ ꯊꯝꯂꯤꯕ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯣ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯇꯩ ꯃꯊꯣꯏꯕꯤꯅ ꯄꯤꯔꯛꯄ ꯂꯥꯏꯔꯤꯛ ꯑꯗꯣ ꯂꯩꯔꯝꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯈꯣꯏꯅꯤꯡꯗꯨ ꯍꯣꯏ ꯃꯥꯏ ꯀꯔꯤꯁꯨ ꯍꯥꯏꯗ ꯉꯔꯥꯡ ꯅꯥꯃꯩꯔꯥꯄꯨꯡ ꯈꯣꯏꯅꯤꯡꯅ ꯃꯄꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯍꯥꯏꯈꯤꯕ ꯂꯩꯐꯝ ꯌꯨꯝꯅꯥꯛ ꯑꯗꯨꯗ ꯊꯤꯔꯨꯔꯒꯦ ꯈꯟꯗꯨꯅ ꯐꯤꯡꯅ ꯊꯣꯛꯂꯛꯏ ꯃꯃꯥꯅ ꯀꯗꯥꯏꯗ ꯆꯠꯇꯣꯔꯤꯕꯅꯣ ꯍꯪꯂꯨꯕꯁꯨ ꯀꯔꯤꯁꯨ ꯈꯨꯝꯗ ꯑꯗꯨꯃꯛ ꯊꯣꯛꯂꯛꯂꯤ ꯅꯥꯃꯩꯔꯥꯄꯨꯡ ꯈꯣꯏꯅꯤꯡꯒꯤ ꯂꯩꯀꯥꯏ ꯌꯧꯔꯕꯗ ꯊꯪꯅꯕ ꯃꯤꯗ ꯅꯥꯃꯩꯔꯥꯄꯨꯡ ꯈꯣꯏꯅꯤꯡꯒꯤ ꯌꯨꯝ ꯍꯪꯕꯗ ꯇꯥꯛꯄꯤꯔꯛꯄꯗꯒꯤ ꯈꯣꯏꯅꯤꯡꯒꯤ ꯊꯣꯡꯒꯥꯜꯗ ꯂꯦꯞꯇꯨꯅ ꯊꯣꯡꯒꯥꯜ ꯃꯅꯨꯡꯗ ꯌꯦꯡꯁꯤꯜꯂꯨꯕꯗꯗꯤ ꯎꯔꯦ ꯈꯣꯏꯅꯤꯡꯗꯣ ꯃꯥꯡꯒꯣꯟ ꯗꯥꯔꯤꯗ ꯃꯤꯡꯁꯦꯜ ꯑꯃ ꯌꯦꯡꯂꯒ ꯃꯀꯣꯏ ꯐꯥꯜꯂꯤꯕꯗꯨ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯌꯦꯟꯖꯦꯝꯕꯣꯡ ꯈꯣꯏꯅꯤꯡꯅ ꯃꯥꯏꯃꯨꯕꯤ ꯀꯧꯏ ꯃꯥꯏꯃꯨꯕꯤ ꯊꯣꯛꯂꯛꯄꯒ ꯈꯣꯏꯅꯤꯡꯅ ꯍꯥꯏꯔꯛꯏ ꯍꯥꯏ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗ ꯍꯥꯏ ꯇꯞ ꯈꯔ ꯇꯧꯆꯣ ꯃꯥꯏꯃꯨꯕꯤꯁꯨ ꯅꯥꯃꯩꯔꯥꯄꯨꯡ ꯈꯣꯏꯅꯤꯡꯒꯤ ꯃꯅꯥꯛ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯤ ꯀꯣꯏ ꯐꯥꯟꯗꯨꯅ ꯂꯩꯔꯝꯕ ꯅꯥꯃꯩꯔꯥꯄꯨꯡ ꯈꯣꯏꯅꯤꯡ ꯑꯗꯨ ꯃꯃꯥꯏ ꯑꯣꯟꯊꯣꯔꯛꯄꯗ ꯃꯈꯣꯏ ꯊꯣꯡꯒꯥꯜꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯌꯦꯟꯖꯦꯝꯕꯣꯡ ꯈꯣꯏꯅꯤꯡꯗꯨ ꯎꯔꯤ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯂꯩꯊꯣꯔꯛꯄꯗ ꯅꯥꯃꯩꯔꯥꯄꯨꯡ ꯈꯣꯏꯅꯤꯡꯒꯤ ꯁꯛꯇꯝ ꯑꯗꯣ ꯃꯥꯏꯃꯨꯕꯤꯅ ꯍꯦꯛ ꯎꯕꯒ ꯃꯥꯏꯃꯨꯕꯤ ꯆꯠꯂꯝꯕ ꯈꯣꯡꯊꯥꯡ ꯆꯞ ꯂꯦꯞꯈ꯭ꯔꯦ ꯃꯃꯥꯏꯗ ꯈꯨꯝꯖꯤꯜꯂꯝꯕ ꯃꯁꯝ ꯑꯗꯨ ꯍꯥꯏꯒꯠꯇꯨꯅ ꯅꯥꯃꯩꯔꯥꯄꯨꯡ ꯈꯣꯏꯅꯤꯡꯗ ꯃꯄꯤ ꯁꯤꯟꯊꯗꯨꯅ ꯌꯦꯡꯂꯤ ꯅꯥꯃꯩꯔꯥꯄꯨꯡ ꯈꯣꯏꯅꯤꯡꯅ ꯌꯦꯟꯖꯦꯝꯕꯣꯡ ꯈꯣꯏꯅꯤꯡ ꯎꯕꯗ ꯈꯜꯂꯤ ꯑꯁ ꯑꯩꯁꯤ ꯑꯣꯟꯊꯣꯛꯅ ꯄꯪꯈ꯭ꯔꯦꯗ ꯑꯔꯦꯝꯕꯒꯤ ꯍꯦꯛ ꯑꯩꯒꯤ ꯑꯁꯦꯡꯕ ꯌꯨꯝꯅꯥꯛ ꯂꯩꯐꯝ ꯍꯦꯛ ꯍꯥꯏꯗꯣꯛꯂꯣꯏꯗ ꯍꯨꯔꯥꯟꯕꯅ ꯃꯌꯨꯝ ꯂꯩꯐꯝ ꯍꯥꯏꯗꯣꯛꯂꯨꯔꯕꯗꯤ ꯑꯗꯨꯝ ꯊꯤꯕ ꯂꯥꯛꯄ ꯇꯥꯕꯅꯤꯅꯦ ꯏꯄꯪ ꯄꯪꯅ ꯍꯥꯏꯗꯣꯛꯂꯨꯕꯒꯤ ꯀꯔꯤ ꯊꯣꯛꯑꯦ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯊꯤꯕ ꯂꯥꯛꯑꯕꯅꯤꯅꯦꯁꯦ ꯈꯣꯏꯅꯤꯡ ꯅꯪ ꯄꯪꯃꯜꯂꯤꯗ ꯗꯁꯥ ꯌꯥꯝ ꯇꯥꯈꯤꯅꯤ ꯑꯗꯨ ꯑꯣꯏꯅ ꯀꯔꯤꯝ ꯍꯥꯏꯔꯝꯗꯅ ꯆꯠꯈꯤꯕ ꯑꯗꯨꯒꯤꯁꯨ ꯊꯤꯕ ꯂꯥꯛꯄ ꯑꯣꯏꯔꯝꯕ ꯌꯥꯏꯗ ꯐꯖꯅ ꯑꯝꯇ ꯍꯪꯉꯨꯈꯤꯒꯦ ꯑꯁꯤ ꯈꯜꯂꯗꯨꯅ ꯃꯍꯥꯛꯅ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯒ ꯊꯣꯡꯒꯥꯜꯂꯣꯝꯗ ꯂꯥꯛꯅ ꯍꯥꯏꯔꯛꯏ ꯑꯣꯖꯥ ꯆꯪꯕꯤꯔꯛꯑꯣ ꯑꯩꯒꯤ ꯌꯨꯝꯗ ꯍꯦꯛꯇ ꯂꯦꯡꯁꯟꯕꯤꯔꯛꯑꯣ ꯃꯥꯏꯃꯨꯕꯤ ꯅꯥꯃꯩꯔꯥꯄꯨꯡ ꯈꯣꯏꯅꯤꯡꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯃꯈꯨꯠꯅ ꯃꯆꯤꯟ ꯃꯦꯟꯁꯤꯟꯗꯨꯅ ꯀꯞꯂꯤ ꯅꯥꯃꯩꯔꯥꯄꯨꯡ ꯈꯣꯏꯅꯤꯡꯅ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯂꯥꯛꯑꯣ ꯑꯣꯖꯥ ꯂꯦꯡꯁꯟꯕꯤꯔꯛꯑꯣ ꯑꯗ ꯁꯨꯝ ꯂꯦꯞꯇꯨꯅ ꯂꯩꯕꯒꯤ ꯃꯍꯨꯠ ꯍꯦꯛꯇ ꯆꯪꯁꯟꯕꯤꯔꯛꯑꯣ ꯃꯁꯤꯗ ꯌꯦꯟꯖꯦꯝꯕꯣꯡ ꯈꯣꯏꯅꯤꯡꯅ ꯈꯣꯟ ꯈꯔ ꯋꯥꯎꯔꯞ ꯌꯥꯔꯦ ꯑꯩꯅꯦ ꯐꯝꯕ ꯂꯥꯛꯄ ꯅꯠꯇꯦ ꯍꯨꯔꯥꯟ ꯄꯣꯠꯇꯣ ꯂꯧꯕ ꯂꯥꯛꯄꯅꯤ ꯋꯥꯍꯩꯁꯤ ꯇꯥꯕꯗ ꯅꯥꯃꯩꯔꯥꯄꯨꯡ ꯈꯣꯏꯅꯤꯡꯗꯤ ꯃꯍꯥꯛꯅ ꯊꯥꯡꯂꯝꯕ ꯈꯣꯡꯊꯥꯡ ꯑꯗꯨ ꯆꯞ ꯂꯦꯞꯄꯤ ꯃꯍꯥꯛꯅ ꯂꯦꯞꯂꯤꯕ ꯃꯄꯥ ꯑꯁꯤ ꯃꯥꯏꯃꯨꯕꯤꯅ ꯂꯦꯞꯂꯤꯕ ꯑꯗꯨꯒꯤ ꯑꯣꯏ ꯊꯪꯕ ꯅꯥꯀꯟꯗ ꯃꯥꯏꯃꯨꯕꯤ ꯂꯦꯞꯂꯤ ꯃꯁꯤꯗꯒꯤ ꯈꯥꯡꯕ ꯉꯝꯗ ꯂꯩꯃꯥꯏꯗ ꯐꯝꯂꯗꯨꯅ ꯁꯨꯠ ꯀꯞꯂꯤ ꯅꯥꯃꯩꯔꯥꯄꯨꯡ ꯈꯣꯏꯅꯤꯡꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯁꯨꯠ ꯀꯞꯄꯒꯤ ꯃꯈꯣꯜ ꯇꯥꯔꯤ ꯑꯁꯤ ꯇꯥꯔꯨꯕꯗꯒꯤ ꯅꯥꯛ ꯌꯦꯠ ꯇꯨꯡ ꯃꯥꯡ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯑꯗꯨꯒ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯂꯥꯏ ꯇꯤꯟꯒ ꯐꯨꯅꯕꯋꯣ ꯅꯝꯅꯕꯋꯣ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯒꯤ ꯇꯧ ꯂꯩꯔꯕꯅꯤꯅ ꯅꯥ ꯑꯁꯤꯗ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯄꯪꯇꯥꯗ ꯇꯥꯔꯕꯖꯥꯠꯅꯤꯅꯦ ꯑꯁꯨꯝꯅ ꯁꯣꯜꯂꯝꯃꯒ ꯌꯦꯟꯖꯦꯝꯕꯣꯡ ꯈꯣꯏꯅꯤꯡꯗ ꯑꯣꯟꯁꯤꯜꯂꯒ ꯂꯣꯟꯅ ꯆꯥꯔꯒ ꯐꯣꯡꯅ ꯐꯥꯈꯤ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯁꯥꯗꯨ ꯈꯔ ꯂꯩꯈꯠꯅ ꯈꯨꯝꯃꯤ ꯑꯣꯖꯥꯒꯤ ꯂꯥꯏꯔꯤꯛꯇꯨ ꯑꯩꯅ ꯍꯨꯔꯥꯜꯂꯦꯗꯤ ꯀꯅꯥꯅ ꯍꯥꯏꯔꯤꯅꯣ ꯌꯦꯟꯖꯦꯝꯕꯒꯤ ꯈꯣꯏꯅꯤꯡꯅ ꯃꯈ꯭ꯋꯥꯡꯒ ꯃꯦꯠꯂꯒ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯃꯁꯤ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯤ ꯑꯗꯨꯕꯨꯔꯣ ꯂꯥꯏꯔꯤꯛ ꯑꯗꯨ ꯅꯍꯥꯛꯅ ꯑꯗꯨꯝ ꯍꯨꯔꯥꯜꯂꯦ ꯍꯥꯏꯔꯤꯗꯨꯗꯤ ꯑꯩꯅ ꯀꯅꯥꯗ ꯍꯨꯔꯥꯜꯂꯦ ꯍꯥꯏꯔꯤꯕ ꯀꯔꯝ ꯀꯥꯟꯗ ꯍꯥꯏꯈꯤꯒꯦ ꯍꯥꯏꯕꯅꯤꯗ ꯌꯦꯟꯖꯦꯝꯕꯒꯤ ꯈꯣꯏꯅꯤꯡꯅ ꯍꯨꯔꯥꯟꯗ꯭ꯔꯒꯕꯨ ꯀꯔꯤ ꯇꯧꯕꯒꯤ ꯂꯥꯏꯔꯤꯛ ꯄꯜꯂꯛꯂꯤꯕꯅꯣ ꯑꯩꯗꯤ ꯆꯨꯝꯅꯈꯛꯀꯤ ꯍꯨꯔꯥꯟ ꯄꯣꯠ ꯄꯜꯂꯨꯕꯗꯅꯤ ꯅꯥꯃꯩꯔꯥꯄꯨꯡ ꯈꯣꯏꯅꯤꯡꯅ ꯃꯇꯣꯝꯇ ꯈꯜꯂꯤ ꯍꯩꯃꯥ ꯀꯩꯅꯣ ꯇꯧꯔꯤꯁꯤꯒꯦ ꯑꯩꯗꯤ ꯍꯨꯔꯥꯟꯕ ꯃꯀꯣꯛꯇ ꯅꯥꯄꯤ ꯄꯛꯏ ꯍꯥꯏꯕꯗꯨ ꯇꯧꯔꯦꯗꯅ ꯑꯁꯨꯝꯅ ꯈꯟꯖꯔꯕꯁꯨ ꯃꯍꯥꯛꯅ ꯉꯝꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯈꯨꯝꯂꯛꯏ ꯑꯗꯨꯗꯤ ꯑꯣꯖꯥꯗꯤ ꯂꯥꯏꯔꯤꯛꯇꯨ ꯀꯅꯥꯗꯒꯤ ꯍꯨꯔꯥꯜꯂꯤ ꯂꯥꯏ ꯇꯤꯟꯃꯨ ꯂꯥꯏꯃꯨꯒꯤ ꯂꯥꯏꯔꯤꯛ ꯑꯃ ꯅꯅꯥꯛꯇ ꯂꯩꯔꯗꯤ ꯂꯥꯏꯃꯨꯅ ꯍꯥꯠꯂꯅꯤꯗꯅ ꯃꯄꯨꯗꯤ ꯁꯤꯟꯅꯈ꯭ꯔꯒꯦꯗꯅ ꯍꯨꯔꯥꯟꯕꯅꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯊꯣꯛꯄ ꯑꯃ ꯍꯦꯛꯇ ꯈꯨꯝꯖꯤꯜꯂꯤ ꯌꯦꯟꯖꯦꯝꯕꯒꯤ ꯈꯣꯏꯅꯤꯡꯅ ꯑꯃꯨꯛ ꯑꯣꯏꯗ ꯄꯥꯗꯕꯗꯣ ꯉꯥꯡꯂꯅꯨ ꯇꯤꯟꯃꯨ ꯂꯥꯏꯃꯨꯅꯅꯦ ꯑꯩꯕꯨ ꯍꯥꯠꯀꯅꯤ ꯀꯥꯏꯅ ꯁꯣꯝꯗꯅ ꯃꯥꯏꯃꯨꯕꯤ ꯊꯣꯛꯂꯛꯇꯅ ꯑꯩꯒꯤ ꯏꯇꯦꯡ ꯄꯥꯡꯗꯅ ꯀꯌꯥꯗꯤ ꯀꯥꯟꯅꯔꯦ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯃꯥꯏꯃꯨꯕꯤ ꯄꯜꯂꯨꯕꯗꯒꯤ ꯃꯥꯏꯃꯨꯕꯤ ꯀꯞꯂꯝꯕ ꯑꯗꯣ ꯇꯣꯛꯂꯒ ꯁꯥꯎꯅ ꯈꯨꯝꯂꯛꯏ ꯅꯕꯥꯅꯤ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯕꯗꯣ ꯑꯗꯨꯝ ꯇꯧꯅꯧ ꯌꯥꯗ꯭ꯔꯣ ꯀꯔꯤ ꯀꯥꯟꯗꯕꯗ ꯃꯥꯏꯃꯨꯕꯤ ꯅꯣꯏ ꯅꯄꯥꯒꯤ ꯃꯥꯏꯃꯨꯕꯤꯔꯣ ꯑꯩꯕꯨ ꯉꯝꯄꯣꯠꯇꯦ ꯀꯅꯥꯅꯕꯨ ꯉꯝꯗꯣꯏꯅꯣ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯀꯞꯈ꯭ꯔꯦ ꯌꯦꯟꯖꯦꯝꯕꯣꯡ ꯈꯣꯏꯅꯤꯡꯅ ꯏꯁ ꯈꯣꯟꯗꯥ ꯑꯁꯤꯗꯤ ꯍꯥꯎꯇ꯭ꯔꯦꯍꯦ
Namairapang Khuningnasu sat launa amuk khumli is wari gadi yam managa maimubi kaina Yenjembumgi Khuningna amuk hai wathi wa choi ngangdra kanaroi larekto yam thuna puthoro natrabadiba wayong kaya saga to mantra Namairapang Khuningna amuk nakhoi gi larek tubu ayonda kai kandawri oja maibana pai khrabani maga haina jero lao ai gi tungilo asi hairaga leplamba makhong khongthang ado amuk thangduna Yenjembum Khuninggi mapa landuna chatli Yenjembum Khuningna Namairapang Khuning ta dhanaba tapna hai Maimubi laudana chalasi maduda maimubi do phat onthorokduna jenglakpada masamna mamai ado khumdrabanina Khunning khangladuna ima haina kanna lauraga tunga handuna tui matau aduda maimubi masam aduna mamaya do khumjilli Namairapang Khuning su tung hanna yenglaga hairi kaidorage amuk oja nangi maimubi du urabro khangli dubo Yenjembum Khuningna thuna haugallaga hairi farak on thokna ta khrada hai nang chapam thokuda dum chalu kai kan dam Namairapang Khuning su hoi hoi hairaga satpa hawi asomna tungda mangda mabani punna chatminai maimubi su Yenjembum Khuninggi manakta sangsillaktuna hairi ai ngasidi thamose yam shocking ware ai hankrage Yenjembum Khuningna haia tapna khumi masidagi maimubi mafam adudagi hankrei aduga mabanisu amaiba tolen hoida yauraduna juri makhada leptuna Namairapang Khuningna tolenbu kawi oja maiba tarabro taradi mapanda amka thokpiro asomna hanjin kaubotagi tolendusu mapanda thulaktuna mabanibu mangolda kakal handuna mora ani thaduna phamhali mahaksu laimaida khongraijanna phamtharai aduga hairi ibungo Khuning kari tana seba masida Khuning ani makna sap manana khumli tanaba lakona te larik lobu lakone masida tolena mabani maktam bunna yengi Khuning dusu amana amada jengnei aduga Namairapang Khuningna Yenjembum Khuningda hairi oja nang tuminda ngakta lei ai gane hanana warisi sanakhige asi hairaga tolenda amuk onsinduna hairi oja sumdoboni ngara ngaina lariksi thibadane thoibi hoigi leikai yuda ihan hana sigi nupa che thingnare mahaki mamingsu Khuning kobuni makoi do woina ngarang se lenenaba makoi ti changbada magi kada leiba larik kharagi makhada larik to leirambani tasengbadi ai makoi da hurange khallubadi leiti tan chana ai larik sindu jinglubadagi adum jinglubada thingnabani oja wafam basi tabada amaiba tolendi kham thengna ngakri aduga tapna khantharaga hairi nabanima namingsu chap manabanina khanganaba anuba thengnaba Khuning na hakna ne ibungo haina korage ko Yenjembum Khuningna hoi oja phagani haidna khumi amaiba tolena makha tari ibungo ai nangodo wa hange singna hayuko nahangna kanadagi matau karamna asuk khudong thilingai oiba larigasi phanglibano Yenjembum Khuningna thokiba wari pumba sitna na lirami ituga mahakna makhata na hairi ojana amuk lariksi kari gi thiklibano tanja asida Yenjembum Khuninggi manakong mayata maimubina tapna hairi kaigino aibo amuk kawlisina masida Khuningna mayar chiklaga nganglaga khumi ai soibane maimubina phare adudi ai hankrage ko asi hairaga mangkhri tolen nadi maimubi udi adubu mafam masida asiba thawai ama laklamle haibati khangbangami amaiba tolen su magi haukhroba thautok amati haujik oriba thautok pumbagi wari lirami makha tana mu hairi hore numedangdi aigi isada yauribu laimu asigi saklon ama lakpa yai masigi saklon nasi lakhrabati awa ana mikap mirau khontana nillagani adana hore numedang sei thoibi bu thinghoudaba yadi nabalina aigi teng khara pangdaba yadi masi harga Khuningda amuk tolena wansillaga hairi hai Khuning nahak ibungo si mayumdana satlu adugane yumda leiraga horen numedangi ahing nongyaida
sumang matonda leplaga lairik asigi mayai de yauriba lairon sing ado ningthina solu aina takhiba mawong aduda bhab tarabra asumda yanaraduna lairik ado puraga khoining ani du yenjembum khoiningi yum tamna harau harau lakminari yum jorabada mamana hanglakpada namairapum khoiningna aruba thabak ama leibadagi chathuk lubani haina khumli yenjembum khoiningna su mateng pangshili numidang jawri tumdabida ahing nongyai yorakpa ngaiduna leiri ahingi paro tagadokwa ngehak watlingaida sumanglomda thuklakli tara marini panbagi ningthi jaraba masek mangalna thumhatlaba thajado ngehak jingli tanja asida thoibisu phimu setuna yumdagi thulakli dari dagi makhong hek kanthage tawbaga phingau phawraba thabalgi mangaladuda leptuna leiba khoining animak uraki namairapang khoiningbu kanano haina mapukningda khalli munna sum yikchilubada namairapang khoiningi makhutta mana pikiba laikado paiba uraki adu uba matamda momon minok ama tamli kumai yenge khanduna mangol aduda sangsillaga phaglang kham thengna napsinduna lumlaga mabani bu jengi tanja aduda namairapang khoiningna lairik adugi mayaida phai ahang balai oi karisu ide adubu thabal mangalak aduda amuba masugi mukna matomta mathang manau naina mayak iraktuna wahai oiraklei asumna wahai kaya punsinduna wahai pareng oiraklei handaki irakliba sidi mamangda junjembam khoiningna yam luna pakhiba adugumba wahai natte wahai sing adubu masa khaina makhol khara thukna ucharon sengna namairapong khoiningna wahai parengi aroibada thoibigi maming hap hap tuna pari somda kumhai yenge khanduna phaglangda lumduna leiriba thoibi ado mahaki masa atu mahau saga manadaba mawung amada karigumba ahongba ma lakle thoibi lepang ngamjaduna leimaida tuthari makhut khusa sing atu matomta leithikna lengbang ngamda leikrei machil nakan namasu phaijing jinglakle makhong nama amadi karigumba amata phaukhidri lengbang ngamdri phibam aduda mabu kanbinaba mingonda lauge khallabasu magi machindagi wahai amata thokpa ngamdri lepalaita namairapong khoiningna lairon ado solakpana thoibigi matik mayai punna chamthakhri mahana tolengi masada thajin khiba laimu adusu mahana matik mayai chamtharaklabanina sanaba ngamdraduna ahingi mafam masida tamnarai onduna yongumna phan phan chongduna leiriba tolengi masadagi laimu ado thokhrei namairapong khoiningsu lairom ado solbal loreduna yinrembam khoininga punna harau ngaina imungda sangminnari no ngalabada makhoi ani ayuki sak ising chathokduna amaiba tolengi manakta lairik ado puduna lai tolensu mangjaunana makhoi ani lakani khangbana ningthina phida thaduna ngaiduna leiri mabani lakpa ubada harau harau kokchili namairapong khoiningna lairik adubu tolenda katli lairik adubu tolenna laibak katuna paisili aduga makhata na hairi ibungo amaiba akhoina laitin asiba thawai saroising phajinduna sanabasi afaba nati matham kara chahi kharagidi nungaiba yai adubu aikhoigi khudung thiningai oigani aikoi isa isa khakkada thiradi phaido imung manung punna thiminnagani masida sunnatana hauji mami phawba tamdriba charon suron phawba saibi chaitheng kaya phanggadoribani maduda yenjemong khoiningna hoi ojamaiba haduna khumi tolen makha amuk tarai aduna nahaga lairik asi panana ba honabada soibadagi thulati haiba thawai nupi ado horen numidang kauraga matam supagi oina halan khrasi ngasi magi chathak tamduna sanaba losin khrasi polam kharadi changani ase haraga sangadoriba polam singada mathang hairi adubu yindrembam khoiningdi hariba ado thawoina tadabida mamit misna ani adudagi mapi ira horktuna khamba ngamda atat akham laitana pidana
ꯊꯨꯝꯍꯠꯂꯕ ꯃꯍꯥꯛꯀꯤ ꯃꯤꯁꯅꯥ ꯑꯅꯤ ꯑꯗꯨꯗꯒꯤ ꯃꯄꯤ ꯁꯤꯟꯊꯔꯛꯂꯤ ꯃꯔꯝꯗꯤ ꯉꯍꯥꯟ ꯃꯈꯩ ꯃꯍꯥꯛꯅ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯈꯟꯖꯤꯜꯂꯨꯗ꯭ꯔꯕꯁꯨ ꯉꯁꯤ ꯃꯥꯏꯃꯨꯕꯤꯕꯨ ꯆꯠꯍꯟꯈ꯭ꯔꯁꯤ ꯍꯥꯏꯔꯛꯄ ꯑꯁꯤꯗꯗꯤ ꯃꯥꯏꯃꯨꯕꯤꯒ ꯃꯍꯥꯛꯀ ꯂꯣꯏꯅꯈꯤꯕ ꯐꯅ ꯊꯋꯥꯏ ꯑꯣꯏꯖꯔꯕꯁꯨ ꯃꯥꯏꯃꯨꯕꯤꯒꯤ ꯂꯧꯊꯣꯛ ꯂꯩꯀꯣꯏ ꯂꯩꯇꯅ ꯉꯥꯡꯕ ꯋꯥꯉꯥꯡ ꯏꯆꯝ ꯆꯝꯖꯕꯤ ꯃꯇꯧ ꯄꯨꯝꯕ ꯅꯤꯡꯁꯤꯡꯗꯨꯅ ꯍꯥꯏꯐꯝ ꯈꯪꯗꯕ ꯑꯋꯥꯕ ꯑꯃ ꯃꯁꯥ ꯑꯗꯨꯗ ꯐꯥꯎꯔꯤ ꯃꯥꯏꯃꯨꯕꯤꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯍꯧꯅ ꯅꯣꯛꯈꯤꯕ ꯄꯨꯝꯕ ꯃꯅꯥꯀꯣꯡꯗ ꯅꯤꯡꯁꯤꯡꯂꯛꯂꯤ ꯈꯥꯡꯕ ꯉꯝꯂꯗꯨꯅ ꯃꯈꯨꯠ ꯑꯅꯤꯅ ꯃꯅꯥꯀꯣꯡ ꯑꯗꯣ ꯃꯦꯜꯂꯒ ꯃꯈꯣꯜ ꯊꯣꯛꯅ ꯍꯤꯛꯅ ꯀꯞꯏ ꯃꯍꯥꯛꯅ ꯊꯤꯅ ꯆꯩꯕꯤꯈꯤꯕꯁꯤꯡ ꯑꯗꯨꯁꯨ ꯅꯤꯡꯉꯝꯂꯛꯇ꯭ꯔꯤ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯀꯞꯂꯛꯄ ꯑꯁꯤꯗ ꯃꯥꯒꯤ ꯃꯅꯥꯛꯇ ꯐꯝꯂꯤꯕ ꯅꯥꯃꯩꯔꯥꯄꯨꯝ ꯈꯣꯏꯅꯤꯡꯅ ꯏꯁ ꯀꯩꯅꯣ ꯇꯧꯔꯤꯁꯤꯅ ꯑꯩꯒꯤ ꯋꯥꯗꯤꯕ ꯂꯥꯏ ꯇꯤꯟ ꯁꯔꯣꯏ ꯉꯥꯔꯣꯏꯁꯤꯡꯁꯦ ꯀꯥꯎꯔꯒ ꯇꯥꯟꯒꯗꯕꯅꯤ ꯖꯨꯠ ꯌꯥꯝ ꯆꯥꯗꯦꯕ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕꯁꯤ ꯃꯃꯥꯡꯗ ꯃꯥꯕꯨ ꯁꯔꯣꯏꯁꯤꯡꯅ ꯂꯥꯛꯅꯈꯤꯕ ꯑꯗꯨꯅꯅꯤ ꯌꯦꯟꯖꯦꯟꯕ ꯈꯨꯅꯤꯡꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯅꯍꯥꯟꯒꯩꯗꯤ ꯑꯩꯁꯨꯅꯦ ꯃꯍꯥꯛꯄꯨ ꯑꯩꯒꯤ ꯃꯤꯅꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕꯒꯤ ꯍꯧꯖꯤꯛ ꯋꯥꯏꯗ ꯀꯥꯏꯅꯔꯝꯗꯥꯏ ꯃꯤꯀꯨꯞ ꯑꯁꯤꯗꯅꯦ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯄꯩ ꯋꯥꯅꯤꯗ ꯑꯗꯨꯒꯤ ꯀꯥꯏꯅꯅꯤꯡꯗꯗꯅ ꯀꯞꯂꯤꯕꯅꯤ ꯃꯁꯤꯗꯒꯤ ꯅꯥꯃꯩꯔꯥꯄꯨꯝ ꯈꯣꯏꯅꯤꯡꯅ ꯑꯃꯥꯏꯕ ꯇꯣꯂꯦꯟꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯑꯣꯖꯥ ꯃꯥꯏꯕ ꯍꯣꯔꯦꯟ ꯊꯋꯥꯏ ꯅꯨꯄꯤꯗꯨ ꯍꯜꯍꯟꯈꯤꯕꯒꯤ ꯃꯍꯨꯠ ꯃꯥꯒ ꯑꯣꯏꯅ ꯀꯩꯅꯥ ꯀꯠꯄꯤꯔꯁꯤ ꯑꯩ ꯃꯄꯥ ꯍꯦꯛꯇ ꯁꯥꯒꯦ ꯀꯩꯅꯥ ꯀꯠꯄꯒꯤꯅꯦ ꯀꯨꯟꯗꯣ ꯑꯗꯨꯝ ꯊꯤꯔꯨꯈꯤꯒꯦ ꯑꯣꯖꯥꯒꯤ ꯄꯣꯠꯂꯝꯁꯤꯡꯗꯨ ꯂꯥꯏꯔꯤꯗ ꯌꯦꯟꯖꯦꯟꯕ ꯈꯣꯏꯅꯤꯡꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯏꯁ ꯑꯁꯤꯕ ꯊꯋꯥꯏꯗꯨꯕꯨ ꯍꯧꯖꯤꯛ ꯋꯥꯏꯗ ꯅꯨꯡꯁꯤꯔꯛꯏ ꯀꯥꯏꯅꯅꯤꯡꯗꯦ ꯀꯥꯏꯅ ꯍꯥꯏꯖꯤꯜꯂꯗꯅ ꯅꯨꯄꯤꯅꯦꯕꯨ ꯍꯥꯏꯔꯗꯤ ꯊꯋꯥꯏ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯃꯅꯨꯡꯗ ꯅꯨꯡꯁꯤꯕꯒꯤ ꯋꯥꯅꯦꯕ ꯃꯁꯤꯗ ꯑꯩꯈꯣꯏꯅꯅꯦ ꯑꯁꯨꯛ ꯀꯨꯏꯅꯅꯦ ꯄꯥꯈꯪ ꯑꯣꯏꯔꯛꯄꯁꯦ ꯅꯨꯄꯤ ꯑꯃꯠꯇ ꯅꯨꯡꯁꯤꯕ ꯐꯥꯎꯕ ꯉꯝꯗ꯭ꯔꯦ ꯑꯃꯥꯏꯕ ꯇꯣꯂꯦꯟꯅ ꯑꯍꯝ ꯍꯥꯏꯅ ꯈꯧꯗꯦꯝꯂꯒ ꯍꯥꯏꯔꯛꯏ ꯌꯥꯔꯦ ꯈꯣꯏꯅꯤꯡ ꯆꯣꯏꯇ꯭ꯔꯪ ꯄꯥꯇ꯭ꯔꯪ ꯉꯥꯡꯗꯅꯨ ꯇꯥꯅꯤꯡꯗꯦꯀꯣ ꯌꯦꯟꯖꯦꯟꯕꯨꯝ ꯈꯣꯏꯅꯤꯡꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯃꯇꯝ ꯁꯥꯡꯅ ꯂꯣꯏꯅꯔꯒ ꯏꯈꯪ ꯈꯪꯍꯧꯗꯅ ꯀꯥꯏꯅꯕꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯄꯗ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡ ꯈꯠꯅꯕ ꯆꯩꯅꯕ ꯁꯥꯎꯅꯕꯁꯤꯡ ꯅꯤꯡꯁꯤꯡꯗꯨꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕꯗꯤ ꯍꯧꯅ ꯁꯥꯅꯤ ꯑꯁꯦꯡꯕꯅꯤ ꯑꯩꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯤ ꯑꯁꯤꯕ ꯊꯋꯥꯏꯒ ꯂꯣꯏꯅꯕ ꯁꯥꯟꯅꯕ ꯍꯥꯏꯕꯁꯤ ꯀꯨꯏꯁꯤꯜꯂꯛꯂꯒ ꯑꯐꯕ ꯑꯣꯏꯔꯛꯂꯣꯏ ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅ ꯃꯇꯝꯅ ꯑꯣꯜꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯜ ꯃꯈꯜꯒꯤ ꯁꯛꯂꯣꯟ ꯑꯣꯜꯂꯛꯄꯒꯨꯝ ꯃꯈꯣꯏꯁꯨ ꯁꯛꯂꯣꯟ ꯑꯣꯜꯂꯤꯕꯅꯤ ꯏꯐ ꯐꯅ ꯂꯩꯔꯝꯕ ꯊꯋꯥꯏꯁꯨ ꯐꯠꯇꯕ ꯑꯣꯏꯔꯛꯄ ꯌꯥꯏ ꯐꯠꯇꯕꯕꯨ ꯑꯣꯏꯈ꯭ꯔꯕ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯃꯍꯥꯛꯅ ꯅꯪꯒꯤ ꯏꯃꯨꯡ ꯊꯨꯒꯥꯏꯒꯅꯤ ꯑꯁꯤ ꯑꯅꯥ ꯃꯊꯪ ꯃꯅꯥꯎ ꯀꯥꯏꯗꯅ ꯅꯪꯍꯜꯂꯛꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯅꯪꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯤ ꯉꯥꯏꯍꯥꯛꯀꯤꯅꯤ ꯋꯥꯒꯗꯕꯗꯤ ꯅꯍꯥꯛꯀꯤ ꯆꯥꯔꯣꯟ ꯁꯨꯔꯣꯟ ꯐꯥꯎꯅꯤ ꯃꯨꯟꯅ ꯈꯜꯂꯨꯀꯣ ꯌꯨꯝꯖꯦꯟꯕ ꯈꯣꯏꯅꯤꯡꯅ ꯑꯃꯨꯛ ꯑꯣꯖꯥ ꯃꯍꯥꯛ ꯆꯠꯆꯈ꯭ꯔꯁꯅꯨꯗ ꯑꯩꯉꯣꯟꯗꯁꯨ ꯃꯥꯒ ꯂꯣꯏꯅꯕꯁꯤ ꯈꯨꯔꯧ ꯌꯥꯝꯅ ꯊꯥꯡꯂꯤꯕꯅꯤ ꯇꯣꯂꯦꯟꯅ ꯐꯔꯦ ꯑꯗꯨꯗꯤ ꯅꯍꯥꯛ ꯑꯩꯅ ꯍꯥꯏꯈꯤꯕ ꯄꯣꯠꯂꯝꯁꯤꯡꯗꯨ ꯂꯥꯡꯂꯒꯅꯦ ꯄꯣꯔꯛꯑꯣ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 10 ꯇꯥꯔꯝꯗꯥꯏ ꯑꯗꯨꯋꯥꯏꯗꯅꯦ ꯂꯥꯏꯗꯨ ꯈꯨꯔꯨꯝꯅꯕ ꯇꯧꯁꯤ ꯃꯁꯤꯗ ꯈꯣꯏꯅꯤꯡ ꯑꯅꯤꯃꯛꯅ ꯌꯦꯟꯖꯦꯟꯕꯨꯝ ꯈꯣꯏꯅꯤꯡꯒꯤ ꯌꯨꯝ ꯇꯝꯅ ꯂꯥꯛꯇꯨꯅ ꯃꯃꯥ ꯃꯄꯥ ꯑꯅꯤꯃꯛꯇ ꯅꯨꯃꯤꯗꯥꯡ ꯃꯃꯥꯟꯅꯕ ꯍꯣꯏꯗ ꯆꯥꯛ ꯆꯥꯅꯕ ꯑꯃ ꯂꯩꯔꯦ ꯍꯥꯏꯔꯝꯂꯒ ꯊꯣꯛꯂꯛꯂꯒ ꯈ꯭ꯋꯥꯏꯔꯥꯝꯕꯟ ꯀꯩꯊꯦꯜꯗ ꯂꯥꯛꯇꯨꯅ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯂꯩꯔꯤ ꯃꯁꯤꯗꯒꯤ ꯄꯣꯠꯂꯝꯁꯤꯡꯗꯨ ꯄꯨꯔꯒ ꯇꯣꯂꯦꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯇꯣꯂꯦꯟꯗ ꯄꯣꯠꯂꯝꯁꯤꯡ ꯑꯗꯣ ꯁꯤꯟꯅꯔꯝꯂꯤ ꯑꯗꯨꯒ ꯃꯕꯥꯅꯤ ꯅꯥꯃꯩꯔꯥꯄꯨꯝ ꯈꯣꯏꯅꯤꯡꯒꯤ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯊꯣꯡꯃꯤꯟꯅꯗꯨꯅ ꯆꯥꯔꯤ ꯑꯗꯨꯕꯨ ꯌꯦꯟꯖꯦꯟꯕꯨꯝ ꯈꯣꯏꯅꯤꯡꯗꯤ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯅ ꯆꯥꯕ ꯑꯗꯣ ꯏꯆꯥ ꯆꯥꯗ꯭ꯔꯤ ꯆꯥꯛꯈꯣꯝ 2-3ꯈꯛ ꯍꯨꯛꯂꯒ ꯇꯣꯛꯂꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9:30 ꯇꯥꯕꯗ ꯃꯕꯥꯅꯤꯃꯛ ꯑꯃꯥꯏꯕ ꯇꯣꯂꯦꯟ ꯍꯣꯏꯗ ꯆꯠꯅꯕꯒꯤꯗꯃꯛ ꯊꯣꯔꯛꯂꯤ ꯑꯗꯨꯕꯨ ꯅꯥꯃꯩꯔꯥꯄꯨꯝ ꯈꯣꯏꯅꯤꯡꯗꯤ ꯆꯠꯂꯤꯕꯗꯣ ꯆꯠꯂꯤ ꯃꯗꯨꯗ ꯌꯨꯝꯖꯦꯟꯕꯨꯝ ꯈꯣꯏꯅꯤꯡꯅ ꯍꯥꯏꯔꯤ ꯀꯩꯅꯣ ꯈꯔ ꯇꯞꯅ ꯆꯠꯂꯨ ꯌꯥꯗ꯭ꯔꯣ ꯀꯔꯤ ꯈꯨꯆꯠꯅꯣꯗꯨꯕꯣ ꯅꯥꯃꯩꯔꯥꯄꯨꯝ ꯈꯣꯏꯅꯤꯡꯅ ꯈꯨꯝꯃꯤ ꯑꯣꯖꯥ ꯅꯪ ꯈꯪꯄꯣꯠꯇꯦ ꯑꯩꯒꯤ ꯈꯨꯆꯠꯁꯤꯗꯅꯦ ꯑꯗꯨꯝ ꯂꯥꯛꯑꯣ ꯁꯤꯒꯤ ꯂꯩꯔꯛꯁꯦ ꯐꯔꯛ ꯌꯥꯝ ꯇꯥꯕꯅꯤ ꯅꯍꯥꯛꯅ ꯇꯞꯊꯍꯧꯔꯗꯤꯕ ꯅꯇꯣꯝꯇ ꯕꯦꯔꯥ ꯀꯥꯖꯍꯧꯒꯗꯅꯤ ꯑꯩꯗꯤ ꯕꯦꯔꯥ ꯀꯥꯃꯟꯗꯅꯕꯀꯣ ꯇꯜꯂꯕꯅꯤ ꯑꯗꯨꯕꯨ ꯄꯨꯡ ꯈꯔ ꯉꯜꯂꯤꯕꯅꯔ ꯀꯔꯤꯅꯣ ꯉꯁꯤꯗꯤ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯛꯇ꯭ꯔꯤ ꯑꯁꯨꯝꯅ ꯃꯕꯥꯅꯤ ꯉꯥꯡꯅ ꯂꯥꯛꯄꯅ ꯇꯣꯂꯦꯟꯒꯤ ꯌꯨꯝ ꯌꯧꯁꯤꯟꯈꯤꯕ ꯈꯪꯍꯧꯗ꯭ꯔꯦ ꯃꯥꯡꯒꯣꯜ ꯀꯥꯈꯠꯇꯨꯅ ꯅꯥꯃꯩꯔꯥꯄꯨꯝ ꯈꯣꯏꯅꯤꯡꯅ ꯊꯣꯡ ꯊꯤꯟꯗꯨꯅ ꯑꯃꯥꯏꯕ ꯇꯣꯂꯦꯟꯕꯨ ꯀꯧꯔꯤ ꯇꯣꯂꯦꯟꯁꯨ ꯇꯥꯔꯗꯨꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯔꯛꯂꯤ ꯑꯗꯨꯒ ꯃꯕꯥꯅꯤ ꯏꯃꯨꯡꯗ ꯆꯪꯁꯤꯜꯂꯤ
tolendu mabani chalak labanina lai khoirumbagi sem sariba pulam singatu makhata na semli sembal loirabada hairi hai nabani pochai singase pa honba horo a khoining aikhoigi pungdon pambi amadi parijat hauriba makhong aduda punna thamlamuko khoining su hoi haraduna mabani na pochingdu thangduna tolen na hariba mafam aduda thamlaga tolen bu ngaiduna lei ngai haki matung angauba phaijom ama set kokta koyet jetuna amaiba tolen tholaktuna niyom sumna pochai sing ado thammi aduga yendre bum khoining jinglaga hairi ibungo haujikti thawai ado kauro yendre bum khoining na mapi sintha maimubi haina kapli maimubi makhoigi mamangda thorakli maimubi ubada yendre bum khoining ado makhol thokna amuk kapli maimubi di yendre bum khoining na kapli baduda hanna phawba wonsiludi namaira pung khoining gi makhong mayada kuntharaga hingna kapli matawasita yendre bum khoining na maimubi da mamit khana jinglaga murum soli aina magi da makapire aduga mana asigi hapu chuba manba nupa asigi makhong mapa daga sangsillaga kapladana magi sibu hapu chuba manba si pami jalo ngasine aina I karaktana ba khongpak sina mayang leng sidane hek kauthara diba ase khanduna mahak yamna sauki amaiba tolensu maimubi lakle haibagi samindi phangni edobu ubati phanglamdi mahangna leiwa sonduna ununaba phana kanadi makhutna mamaida nanduna honajai adubu ubati phanglamdi umallatraba aduda yendrembam khoiningdo wansinduna hairi ibungo nang wazadi thawai asi uba ngamdre hi phana kanadi honajabani adubu yare yendrembam khoiningna kabli sari saurang maring oina maimubida hairi maimubi aroi buwene ne ai wafam amata haigi masidigi amukhana ne ai nongonda karimta hairoi maimubi su kapna adumak hairi hairo kari wano matung hairoi kaina haibiraktasu kile kaino nangna haine to sachar hairo maduda yendre mung khoininga yengune mase misi phajana usettaba jatningse ngasine khoidounaga khara saugatpaga football ka budona nang kaukhatladine lairamlen jaukhibadagine amuk kumlakpa ngamloiko nang maduda maimubina amu hayo noksen indrawata se kamningbaga loine fakhreda aina hek sirakpadagi lairamlendo amta yaujage haibase phanglaktrabani nahagna yauhanbini hairadi aigidi laibak yam phabani kaino yendre mung khoiningna amuk khumi yengune mase ai nanga ngangna ngamjaponte nahakse oja maibana ne amta ujage ai amta uhalo maimubina amaiba sik khaktaro uhanduise hain hang yendre mung khoiningna hoi mane ama hapu chuba manba sidi holunu nang ubodane ma hana ne lanbar kaino khangponti tanja asida namaira pau khoinina wa marak thallaga karino ni oja ai ni ne au bolai pai din la ilse yani ai su yengani namaira pam khoining gi wa si tabada maimubina khonjel nau tharaga marai ga to kolap tawraga hairi ai thongna ga si yamna phari ba jani ni adubu mahakna ngangliba sidi yindremung khoining natana lairiba tolen amadi namaira pam khoining nadi taba nati yindrembam khoining na maimubi gi wa ado tabada khonjau thaduna hairi maimubi nang ngasi soidana phiba mama saroi he ai porprok hek chai da thomoi se marai ga konsin na dana oi nang narai kolaga irang tawrasu masina di tabiroi ne nangi thi khrabana satuna irang tawribadu ubada masidi adum wanthara bane aduna amukta oja maibaga makhoi anida nangbu halu maimubi hoi mai karisu haida khongai challaga makhut ani lonaduna phamthaki ngeha ke matungda masa ado khara paikhat laklaga ungduna lei asumna lairambadagi magi thajin mapadagi arangba anikhak phaithoraktuna namairakpum khoining amadi amaiba tolenda amamam changki loirabada maimubi paitharaktuna hanige leiphamda leptuna lei
ꯍꯧꯖꯤꯛꯇꯤ ꯃꯥꯏꯃꯨꯕꯤ ꯑꯗꯣ ꯑꯃꯥꯏꯕ ꯇꯣꯂꯦꯟ ꯑꯃꯗꯤ ꯅꯥꯃꯩꯔꯥꯄꯨꯝ ꯈꯣꯏꯅꯤꯡꯒꯤ ꯃꯤꯠꯇꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯤ ꯅꯥꯃꯩꯔꯥꯄꯨꯝ ꯈꯣꯏꯅꯤꯡꯅ ꯌꯦꯟꯗ꯭ꯔꯦꯝꯕꯝ ꯈꯣꯏꯅꯤꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯑꯣꯖꯥ ꯅꯪꯒꯤ ꯃꯥꯏꯃꯨꯕꯤꯁꯤ ꯃꯁꯛ ꯑꯝꯇ ꯌꯦꯡꯒꯦ ꯃꯁꯝꯁꯤ ꯑꯝꯇ ꯍꯥꯏꯒꯠꯍꯜꯂꯨꯅꯦ ꯃꯁꯤꯗ ꯌꯦꯟꯗ꯭ꯔꯦꯝꯕꯝ ꯈꯣꯏꯅꯤꯡꯅ ꯍꯥꯏꯔꯛꯏ 이붕어 ꯌꯦꯡꯂꯨꯅꯨ ꯌꯦꯡꯂꯨꯅꯨ ꯌꯥꯝ ꯐꯖꯕꯅꯤ ꯐꯖꯃꯟꯗꯅ ꯅꯍꯥꯛ ꯌꯦꯡꯕ ꯉꯝꯂꯣꯏꯗꯧꯔꯤꯀꯣ ꯅꯥꯃꯩꯔꯥꯄꯨꯝ ꯈꯣꯏꯅꯤꯡꯅ ꯑꯔꯥ ꯑꯣꯖꯥ ꯅꯪꯗꯤ ꯅꯕꯨꯛ ꯌꯥꯝ ꯐꯠꯇꯦꯅ ꯐꯖꯕꯗꯨ ꯌꯦꯡꯂꯒ ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯑꯣꯖꯥꯗꯧꯅ ꯑꯩꯗꯤ ꯂꯥꯏ ꯇꯤꯟꯒ ꯂꯨꯍꯣꯡꯕ ꯄꯥꯝꯖꯗꯤꯌꯦ ꯌꯦꯟꯗ꯭ꯔꯦꯝꯕꯝ ꯈꯣꯏꯅꯤꯡꯗꯨ ꯆꯨꯝꯅ ꯃꯃꯥꯡ ꯑꯣꯜꯂꯝꯂꯒ ꯂꯦꯞꯂꯝꯕꯗꯒꯤ ꯃꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯂꯦꯞꯄꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯍꯥꯏ ꯃꯥꯏꯃꯨꯕꯤ ꯅꯪꯒꯤ ꯅꯁꯛ ꯅꯇꯧ ꯆꯪꯈꯣꯟꯕꯗꯨ ꯑꯗꯨ ꯑꯝꯇ ꯌꯦꯡꯍꯜꯂꯨꯁꯦ ꯅꯁꯝꯗꯣ ꯑꯝꯇ ꯍꯥꯏꯒꯠꯂꯨ ꯃꯥꯏꯃꯨꯕꯤꯅ ꯃꯁꯝ ꯍꯥꯏꯒꯠꯀꯦ ꯇꯧꯔꯤꯕ ꯑꯗꯨꯗ ꯅꯥꯃꯩꯔꯥꯄꯨꯝ ꯈꯣꯏꯅꯤꯡ ꯑꯃꯗꯤ ꯇꯣꯂꯦꯟꯗꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯃꯄꯨꯡ ꯐꯥꯅ ꯃꯁꯝ ꯑꯗꯣ ꯍꯥꯏꯒꯠꯂꯛꯄ ꯃꯇꯝ ꯑꯗꯨꯗꯗꯤ ꯃꯕꯥꯅꯤꯃꯛ ꯆꯞ ꯃꯥꯟꯅꯅ ꯍꯣ ꯏꯃꯥ ꯍꯥꯏꯅ ꯂꯥꯎꯔꯒ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯆꯣꯡꯊꯣꯛꯄꯗ ꯂꯩꯃꯥꯏꯗ ꯂꯣꯡꯅ ꯇꯨꯁꯤꯜꯂꯤ ꯑꯗꯨꯒ ꯃꯕꯥꯅꯤꯃꯛ ꯆꯞ ꯃꯥꯟꯅꯅ ꯃꯃꯥꯏꯗꯨ ꯃꯈꯨꯠꯅ ꯈꯣꯝꯖꯤꯜꯂꯒ ꯂꯩ ꯃꯇꯧ ꯑꯁꯤꯗ ꯌꯦꯟꯗ꯭ꯔꯦꯝꯕꯝ ꯈꯣꯏꯅꯤꯡꯗꯤ ꯀꯟꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯌꯥꯝ ꯌꯦꯡꯅꯤꯡꯈꯣꯗꯅ ꯍꯥ ꯐꯖꯕꯗꯣ ꯌꯥꯝ ꯌꯦꯡꯅꯤꯡꯈꯣꯕ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯏꯃꯨꯕꯤꯗ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯌꯥꯔꯦ ꯃꯥꯏꯃꯨꯕꯤ ꯅꯁꯝꯗꯨꯅꯅꯦ ꯑꯃꯨꯛ ꯈꯨꯝꯖꯤꯜꯂꯨ ꯍꯣ ꯑꯣꯖꯥ ꯃꯥꯏꯕ ꯏꯕꯨꯡꯉꯣ ꯍꯧꯒꯠꯂꯣꯁꯦ ꯌꯥꯔꯦ ꯃꯁꯝꯅ ꯈꯨꯝꯖꯤꯟꯈ꯭ꯔꯦ ꯑꯃꯥꯏꯕ ꯇꯣꯂꯦꯟꯅ ꯏꯃꯥ ꯏꯄꯦꯝꯃ ꯍꯧꯖꯤꯛꯀꯤ ꯁꯛꯇꯥꯗꯨꯗꯤ ꯃꯗꯨ ꯎꯕꯗ ꯀꯣꯛꯀꯥꯁꯦ ꯑꯩꯗꯤ ꯎꯔꯨ ꯍꯦꯛ ꯉꯥꯎꯏꯍꯦ ꯑꯁꯨꯝꯅ ꯁꯣꯟꯗꯨꯅ ꯍꯧꯒꯠꯂꯤ ꯅꯥꯃꯩꯔꯥꯄꯨꯝ ꯈꯣꯏꯅꯤꯡꯁꯨ ꯍꯧꯒꯠꯂꯒ ꯍꯥꯏꯔꯛꯏ ꯃꯥꯏꯃꯨꯕꯤ ꯑꯩ ꯂꯥꯏ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯔꯛꯂꯦ ꯑꯗꯣ ꯅꯪꯗꯧꯅ ꯌꯦꯡ ꯉꯝꯗꯈꯩ ꯊꯤꯕꯗꯤ ꯑꯝꯇ ꯊꯦꯡꯅꯔꯛꯇ꯭ꯔꯤꯍꯦ ꯅꯥꯃꯩꯔꯥꯄꯨꯝ ꯈꯣꯏꯅꯤꯡꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯃꯥꯏꯃꯨꯕꯤ ꯑꯗꯣ ꯏꯀꯥꯏꯔꯗꯨꯅ ꯃꯈꯨꯠ ꯀꯥꯗꯨ ꯇꯨꯡꯗ ꯄꯨꯟꯁꯤꯟꯅꯔꯒ ꯃꯁꯥ ꯑꯗꯨ ꯅꯣꯝꯂꯒ ꯃꯈꯣꯡ ꯑꯗꯨꯅ ꯂꯩꯃꯥꯏꯗ ꯁꯨꯔꯨ ꯁꯨꯔꯨ ꯅꯩ ꯃꯥꯏꯃꯨꯕꯤꯒꯤ ꯃꯇꯧ ꯑꯁꯤꯗ ꯌꯦꯟꯗ꯭ꯔꯦꯝꯕꯝ ꯈꯣꯏꯅꯤꯡꯗꯤ ꯃꯨꯈꯩꯗꯧ ꯁꯤꯛꯄ ꯍꯥꯏꯕꯗꯣ ꯑꯣꯏꯔꯤ ꯑꯃꯥꯏꯕ ꯇꯣꯂꯦꯟ ꯂꯥꯏ ꯁꯥꯟꯅꯕ ꯂꯣꯏꯁꯤꯟꯕꯒꯤ ꯂꯥꯏꯔꯣꯟꯗꯣ ꯁꯣꯟꯗꯨꯅ ꯃꯥꯏꯃꯨꯕꯤꯒꯤ ꯃꯐꯝꯗ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯗꯨꯅ ꯃꯍꯥꯛꯄꯨ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯍꯟꯈꯤꯅꯕ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯃꯥꯏꯃꯨꯕꯤꯅ ꯅꯥꯃꯩꯔꯥꯄꯨꯝ ꯈꯣꯏꯅꯤꯡꯗ ꯃꯈꯨꯠ ꯊꯤꯟꯗꯨꯅ ꯅꯨꯍꯤꯛꯅꯕ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯤ ꯉꯝꯂꯣꯏ ꯑꯩ ꯍꯟꯕ ꯉꯝꯂꯣꯏ ꯑꯩ ꯃꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯏꯇꯣꯝꯇ ꯍꯟꯕ ꯉꯝꯂꯣꯏꯌꯦ ꯑꯗꯨꯕꯨ ꯃꯥꯏꯃꯨꯕꯤꯒꯤ ꯋꯥꯐꯝ ꯑꯗꯣ ꯇꯥꯁꯤꯟꯅꯗꯅ ꯑꯃꯥꯏꯕ ꯇꯣꯂꯦꯟꯅ ꯃꯥꯕꯨ ꯍꯟꯈꯤꯅꯕ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯔꯤ ꯃꯥꯏꯃꯨꯕꯤꯁꯨ ꯑꯗꯨ ꯃꯉꯥꯏ ꯅꯥꯃꯩꯔꯥꯄꯨꯝ ꯈꯣꯏꯅꯤꯡ ꯌꯥꯎꯗ꯭ꯔꯕꯗꯤ ꯃꯇꯣꯝꯇ ꯍꯟꯕ ꯉꯝꯂꯣꯏ ꯍꯥꯏꯔꯤ ꯅꯥꯃꯩꯔꯥꯄꯨꯝ ꯈꯣꯏꯅꯤꯡꯗꯤ ꯃꯥꯏꯃꯨꯕꯤꯅ ꯃꯍꯥꯛꯀ ꯂꯣꯏꯅꯅ ꯍꯟꯒꯅꯤ ꯑꯗꯨꯃꯛ ꯍꯥꯏꯕ ꯑꯁꯤꯗ ꯀꯤꯕꯅ ꯌꯥꯗ꯭ꯔꯤ ꯃꯤꯍꯨꯜ ꯑꯗꯨ ꯆꯦꯡꯒꯥ ꯆꯤꯡꯒꯨꯝꯅꯔꯤ ꯍꯨꯃꯥꯡꯅꯁꯨ ꯃꯁꯥ ꯑꯗꯣ ꯄꯨꯡꯂꯨꯞ ꯂꯨꯞꯂꯤ ꯇꯣꯂꯦꯟꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯑꯗꯨꯝꯅ ꯃꯔꯩ ꯇꯧꯔꯒ ꯂꯩꯔꯅꯨ ꯑꯩꯅ ꯅꯪꯒꯤꯗꯃꯛ ꯀꯠꯂꯤꯕ ꯑꯁꯤꯗ ꯄꯦꯟꯗ꯭ꯔꯕꯗꯤ ꯇꯥꯏꯕꯪ ꯅꯠꯇꯕ ꯑꯃ ꯍꯥꯏꯔꯣ ꯃꯗꯨꯗ ꯃꯥꯏꯃꯨꯕꯤꯅ ꯑꯩ ꯉꯝꯂꯣꯏꯌꯦ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗꯁꯨ ꯀꯅꯥꯅꯁꯨ ꯑꯩꯕꯨ ꯃꯃꯜ ꯂꯩꯅ ꯂꯧꯈꯤꯗꯕꯅꯤ ꯃꯃꯜ ꯌꯥꯎꯗꯕꯤ ꯊꯃꯣꯏ ꯄꯥꯟꯗꯕꯤ ꯑꯩ ꯉꯁꯥ ꯐꯥꯎꯗꯕꯤ ꯑꯃꯒꯨꯝꯅ ꯂꯧꯈꯤꯕꯅꯤ ꯑꯩ ꯅꯈꯣꯏꯅ ꯍꯥꯏꯕ ꯑꯃꯠꯇ ꯇꯥꯅꯤꯡꯗꯦ ꯃꯥꯡꯗ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯁꯦ ꯅꯠꯇꯅ ꯑꯇꯩ ꯑꯃꯃꯨꯛ ꯄꯥꯝꯖꯗ꯭ꯔꯦ ꯃꯥꯏꯃꯨꯕꯤꯅ ꯍꯥꯏꯅ ꯇꯥꯅ ꯁꯨꯌꯥ ꯌꯥꯔꯛꯇꯕ ꯑꯁꯤꯗꯗꯤ ꯑꯃꯥꯏꯕ ꯇꯣꯂꯦꯟꯗꯣ ꯑꯁꯥꯎꯕꯅ ꯃꯩ ꯍꯧꯔꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯇꯥꯏꯔꯦꯟ ꯃꯆꯥ ꯑꯃ ꯄꯥꯏꯈꯠꯇꯨꯅ ꯍꯥꯏꯔꯛꯏ ꯐꯔꯦ ꯑꯩꯅ ꯂꯦꯝꯅ ꯆꯝꯅ ꯍꯥꯏꯕꯗ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯩꯅ ꯀꯔꯤ ꯀꯗꯥꯏ ꯐꯥꯎꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯂꯣ ꯑꯁꯤ ꯍꯥꯏꯔꯒ ꯇꯥꯏꯔꯦꯟ ꯃꯆꯥ ꯑꯗꯨꯗ ꯑꯀꯟꯕ ꯂꯥꯏꯔꯣꯟ ꯁꯣꯜꯂꯤ ꯃꯥꯏꯃꯨꯕꯤꯁꯨ ꯍꯪꯒꯠꯅ ꯈꯨꯝꯃꯤ ꯅꯍꯥꯛꯅ ꯇꯧꯅꯤꯡꯕꯗꯨ ꯇꯧ ꯑꯩꯗꯤ ꯅꯨꯄꯥ ꯑꯁꯤ ꯌꯥꯎꯗꯅ ꯍꯟꯕꯗꯤ ꯉꯝꯂꯣꯏ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯑꯗꯨꯃꯛ ꯂꯩꯒꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯅꯥꯃꯩꯔꯥꯄꯨꯝ ꯈꯣꯏꯅꯤꯡꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯂꯦꯞꯄꯤ ꯑꯃꯥꯏꯕ ꯇꯣꯂꯦꯟꯁꯨ ꯇꯥꯏꯔꯦꯟ ꯃꯁꯥ ꯑꯗꯨꯗ ꯂꯥꯏꯔꯣꯟ ꯑꯗꯣ ꯁꯣꯟꯕ ꯂꯣꯏꯔꯒ ꯃꯥꯏꯃꯨꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯩꯅ ꯍꯥꯏꯕ ꯌꯥꯒꯦ ꯍꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯌꯥꯔꯣꯏ ꯍꯥꯏꯕ꯭ꯔꯣ ꯌꯥꯒꯦ ꯍꯥꯏꯔꯕꯗꯤ ꯅꯍꯥꯛꯀꯤ ꯂꯥꯏꯔꯝꯂꯦꯟ ꯌꯧꯉꯝꯗꯅ ꯉꯣꯛꯆꯠꯅꯔꯒ ꯂꯩꯔꯤꯕ ꯊꯋꯥꯏ ꯑꯁꯤꯕꯨ ꯅꯤꯡꯊꯤꯅ ꯂꯥꯏꯔꯝꯂꯦꯟ ꯌꯧꯍꯟꯒꯗꯧꯔꯤꯕꯅꯤ ꯉꯝꯂꯣꯏ ꯍꯥꯏꯔꯒꯅ ꯆꯩꯅꯥ ꯑꯁꯤ ꯐꯪꯖꯕ ꯇꯥꯕꯅꯤ ꯃꯥꯏꯃꯨꯕꯤꯁꯨ ꯅꯨꯄꯥ ꯑꯁꯤ ꯄꯨꯗ꯭ꯔꯤ ꯐꯥꯎꯕ ꯑꯩꯗꯤ ꯍꯟꯕ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛꯁꯨ ꯂꯩꯔꯤ ꯃꯥꯏꯃꯨꯕꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯔꯒ ꯇꯣꯂꯦꯟꯅ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯁꯤ ꯍꯥꯏꯔꯒ ꯇꯥꯏꯔꯦꯟ ꯃꯁꯥ ꯑꯗꯨꯅ ꯃꯥꯏꯃꯨꯕꯤꯗ ꯀꯟꯕ ꯍꯧꯔꯛꯂꯤ
ꯃꯥꯏꯃꯨꯕꯤ ꯑꯗꯣ ꯇꯁꯦꯡꯅ ꯆꯩꯅꯥ ꯈꯥꯡꯕ ꯉꯝꯗꯕꯗꯒꯤ ꯅꯥꯃꯩꯔꯥꯄꯝ ꯈꯣꯏꯅꯤꯡꯒꯤ ꯃꯈꯣꯡ ꯃꯅꯥꯛꯃꯛꯇꯗ ꯊꯔꯣ ꯑꯣꯟꯗꯨꯅ ꯀꯞꯄ ꯂꯥꯎꯕ ꯇꯧꯗꯨꯅ ꯃꯥꯕꯨ ꯐꯨꯔꯤꯕ ꯑꯗꯣ ꯂꯦꯞꯅꯅꯕ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯇꯣꯂꯦꯟꯗꯤ ꯇꯥꯌꯦꯟ ꯃꯁꯥꯅ ꯃꯥꯏꯃꯨꯕꯤꯗ ꯀꯟꯕꯗꯤ ꯂꯦꯞꯂꯝꯗꯦ ꯐꯅ ꯐꯨꯔꯕ ꯐꯥꯎꯕ ꯃꯥꯏꯃꯨꯕꯤꯗꯤ ꯍꯟꯈ꯭ꯔꯒꯦ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤ ꯃꯆꯤꯟꯗꯒꯤ ꯁꯨꯡꯄꯟ ꯄꯟꯗꯅ ꯑꯣꯟꯅ ꯊꯣꯏꯅ ꯑꯗꯨꯃꯛ ꯈꯪꯂꯝꯃꯤ ꯑꯃꯥꯏꯕ ꯇꯣꯂꯦꯟꯅ ꯐꯅ ꯆꯩꯅꯥ ꯄꯤꯔꯕ ꯐꯥꯎꯕ ꯃꯥꯏꯃꯨꯕꯤꯅ ꯑꯗꯨꯃꯛ ꯆꯩꯅꯥ ꯈꯥꯡꯗꯨꯅ ꯂꯩꯕ ꯑꯁꯤꯗ ꯑꯃꯥꯏꯕ ꯇꯣꯂꯦꯟꯗꯤ ꯍꯦꯟꯅ ꯁꯥꯎꯒꯠꯂꯛꯂꯦ ꯇꯥꯏꯔꯦꯟ ꯃꯁꯥ ꯑꯗꯨ ꯅꯤꯡꯊꯤꯅ ꯂꯥ ꯃꯊꯛꯇ ꯊꯝꯂꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯃꯥꯏꯃꯨꯕꯤ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯇꯨꯅ ꯃꯈꯣꯡ ꯃꯈꯨꯠ ꯇꯥꯁꯤꯟꯗꯨꯅ ꯍꯤꯞꯂꯒ ꯅꯥꯃꯩꯔꯥꯄꯝ ꯈꯣꯏꯅꯤꯡꯒꯤ ꯃꯈꯣꯡ ꯃꯅꯥꯛꯇ ꯂꯩꯔꯤ ꯃꯥꯏꯃꯨꯕꯤꯒꯤ ꯃꯇꯧ ꯑꯗꯨ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯌꯦꯟꯗ꯭ꯔꯦꯝꯕꯝ ꯈꯣꯏꯅꯤꯡ ꯑꯗꯣ ꯑꯗꯨꯕꯨ ꯅꯥꯃꯩꯔꯥꯄꯝ ꯈꯣꯏꯅꯤꯡꯗꯤ ꯊꯣꯏꯗꯣꯛꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃꯠꯇ ꯐꯥꯎꯗꯦ ꯌꯦꯟꯗ꯭ꯔꯦꯝꯕꯝ ꯈꯣꯏꯅꯤꯡꯅ ꯍꯥꯏꯔꯛꯏ ꯃꯥꯏꯃꯨꯕꯤ ꯑꯩ ꯅꯍꯥꯛꯀꯤ ꯅꯇꯧꯁꯦ ꯇꯁꯦꯡꯅ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯑꯩꯅ ꯅꯪꯕꯨ ꯉꯁꯤ ꯁꯥꯟꯅꯕ ꯂꯣꯏꯔꯒꯦꯅ ꯈꯜꯂꯨꯔꯦ ꯑꯗꯣ ꯑꯩ ꯅꯨꯡꯉꯥꯏꯇꯕꯅ ꯈꯝ ꯊꯦꯡꯂꯦ ꯏꯁꯥꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯅꯪ ꯉꯁꯤꯒꯤꯗꯤ ꯍꯟꯈ꯭ꯔꯣ ꯑꯩ ꯍꯌꯦꯡ ꯑꯃꯨꯛ ꯀꯧꯔꯛꯂꯒꯦ ꯃꯇꯝꯗꯨꯗ ꯅꯪ ꯑꯩꯒꯤ ꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯎꯀꯣ ꯌꯦꯟꯗ꯭ꯔꯦꯝꯕꯝ ꯈꯣꯏꯅꯤꯡꯒꯤ ꯋꯥꯐꯝ ꯑꯁꯤꯗ ꯅꯥꯃꯩꯔꯥꯄꯝ ꯈꯣꯏꯅꯤꯡꯅ ꯈꯪꯍꯥꯏ ꯈꯪꯖꯤꯟ ꯑꯣꯏꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ ꯑꯣꯖꯥ ꯃꯁꯤ ꯊꯥꯗꯣꯛꯈꯤꯕ ꯌꯥꯔꯣꯏꯅꯦ ꯅꯝꯗꯅ ꯍꯜꯍꯟꯈꯤꯗꯧꯕꯅꯤ ꯃꯈꯣꯏ ꯑꯁꯦ ꯉꯥꯏꯍꯥꯛꯀꯤ ꯇꯥꯠꯅꯤꯅꯦ ꯐꯠꯇꯕ ꯉꯥꯛꯇꯅꯤ ꯃꯣꯏꯁꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯥꯏꯃꯨꯕꯤꯅ ꯅꯥꯍꯦꯔꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩ ꯅꯨꯄꯥ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅꯗꯤ ꯆꯠꯄ ꯉꯝꯂꯣꯏ ꯅꯈꯣꯏꯅ ꯇꯧꯅꯤꯡꯕ ꯇꯧ ꯃꯁꯤꯗ ꯅꯥꯃꯩꯔꯥꯄꯝ ꯈꯣꯏꯅꯤꯡꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯈꯣꯟ ꯈꯔ ꯀꯜꯂꯞꯅ ꯍꯩ ꯆꯟꯗꯥ ꯅꯨꯄꯤ ꯅꯁꯛꯇꯨꯒ ꯑꯩ ꯀꯌꯥꯝ ꯄꯥꯝꯒꯦ ꯈꯔ ꯐꯖꯔꯗꯤ ꯄꯥꯝꯗ꯭ꯔꯁꯨ ꯄꯥꯝꯗꯅ ꯅꯪꯅ ꯍꯥꯏꯔꯤꯗꯨ ꯌꯥꯔꯒꯦꯕꯨ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯃꯥꯏꯕ ꯇꯣꯂꯦꯟꯗꯨꯁꯨ ꯃꯈꯨꯠ ꯅꯥꯝꯃꯅ ꯃꯩꯐꯨ ꯃꯆꯥ ꯑꯃ ꯄꯥꯏ ꯅꯥꯝꯃ ꯑꯃꯅ ꯆꯦꯔꯪꯈꯥꯎ ꯃꯆꯥ ꯑꯃ ꯄꯥꯏꯔꯒ ꯊꯣꯛꯂꯛꯂꯝꯃꯤ ꯃꯥꯏꯃꯨꯕꯤꯒꯤ ꯃꯅꯥꯛ ꯅꯛꯅ ꯃꯩꯐꯨ ꯑꯗꯣ ꯊꯝꯃꯤ ꯑꯗꯨꯒ ꯑꯃꯥꯏꯕ ꯇꯣꯂꯦꯟ ꯑꯗꯨ ꯈꯣꯡꯒ꯭ꯔꯥꯏ ꯆꯟꯗꯨꯅ ꯐꯝꯊꯔꯒ ꯆꯦꯔꯪꯈꯥꯎ ꯑꯗꯨꯗꯒꯤ ꯈꯣꯏꯖꯨ ꯂꯩꯈꯥꯡ ꯈꯔ ꯂꯧꯊꯣꯛꯇꯨꯅ ꯍꯥꯞꯆꯤꯜꯂꯤ ꯑꯗꯨꯒ ꯈꯥꯎ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯍꯪꯒꯥꯝ ꯃꯔꯨ ꯑꯉꯧꯕ ꯈꯔ ꯂꯧꯊꯣꯛꯂꯒ ꯂꯥꯏꯔꯣꯟ ꯁꯣꯟꯗꯨꯅ ꯃꯩꯐꯨ ꯑꯗꯨꯗ ꯆꯥꯏꯁꯤꯜꯂꯤ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯇꯣꯂꯦꯟꯅ ꯇꯧꯕ ꯑꯁꯤꯗꯗꯤ ꯃꯥꯏꯃꯨꯕꯤ ꯑꯗꯣ ꯍꯥꯟꯅꯗꯒꯤ ꯐꯤꯕꯝ ꯑꯃ ꯍꯦꯟꯅ ꯁꯣꯛꯆꯤꯜꯂꯛꯂꯤ ꯆꯩꯅꯥꯅ ꯃꯁꯥ ꯑꯗꯣ ꯍꯦꯟꯃꯟꯈꯤꯕꯅ ꯂꯩꯃꯥꯏ ꯑꯗꯨꯗ ꯃꯈꯨꯠꯅ ꯈꯣꯔꯣ ꯈꯣꯠꯂꯤ ꯑꯃꯨꯛꯁꯨ ꯊꯔꯣ ꯑꯣꯟꯗꯨꯅ ꯀꯟꯅ ꯂꯥꯎ ꯈꯣꯡꯂꯤ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯥꯎ ꯈꯣꯡꯕ ꯇꯧꯔꯝꯂꯕ ꯃꯇꯨꯡ ꯃꯥꯏꯃꯨꯕꯤ ꯃꯁꯥ ꯑꯗꯣ ꯃꯩꯅ ꯆꯥꯛꯊꯦꯛꯂꯛꯄꯒꯨꯝ ꯇꯧꯔꯛꯂꯤ ꯃꯇꯝ ꯑꯁꯤꯗꯗꯤ ꯑꯃꯥꯏꯕ ꯇꯣꯂꯦꯟꯁꯨ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ ꯃꯍꯥꯛꯅ ꯑꯅꯝ ꯑꯁꯨꯛ ꯌꯥꯝꯅ ꯀꯟꯗꯨꯅ ꯂꯩꯔꯤꯕꯁꯤꯒꯤ ꯃꯔꯝ ꯈꯪꯅꯤꯡꯂꯛꯈꯤ ꯃꯍꯥꯛꯅ ꯃꯩꯐꯨ ꯑꯗꯨꯕꯨ ꯈꯔ ꯂꯥꯞꯅ ꯊꯝꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯏꯃꯨꯕꯤꯒꯤ ꯃꯅꯥꯛ ꯅꯛꯅ ꯐꯝꯊꯔꯒ ꯃꯈꯨꯠꯇ ꯂꯥꯏꯔꯣꯟ ꯁꯣꯟꯗꯨꯅ ꯃꯥꯏꯃꯨꯕꯤꯒꯤ ꯃꯁꯥ ꯁꯤꯟꯕ ꯊꯨꯡꯅ ꯅꯥꯜꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗꯗꯤ ꯉꯁꯥꯏ ꯃꯈꯩ ꯁꯣꯛꯂꯝꯕꯁꯤꯡ ꯑꯗꯣ ꯐꯈ꯭ꯔꯦ ꯃꯥꯏꯃꯨꯕꯤ ꯍꯤꯞꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯐꯝꯃꯤ ꯑꯗꯨꯒ ꯀꯞꯂꯒ ꯂꯩ ꯑꯃꯥꯏꯕ ꯇꯣꯂꯦꯟꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ ꯃꯥꯏꯃꯨꯕꯤ ꯀꯞꯂꯒꯅꯨ ꯅꯪꯁꯨ ꯇꯣꯛꯂꯣ ꯑꯩ ꯋꯥ ꯍꯪꯒꯦ ꯁꯦꯡꯅ ꯈꯨꯝꯃꯨꯀꯣ ꯑꯗꯣ ꯅꯍꯥꯛꯅ ꯅꯨꯄꯥ ꯑꯁꯤꯒ ꯂꯣꯏꯅꯕ ꯄꯥꯝꯂꯤꯕꯗꯤ ꯀꯔꯤꯒꯤꯅꯣ ꯃꯥꯏꯃꯨꯕꯤꯅ ꯃꯍꯥꯛꯁꯦ ꯑꯩꯒꯤꯅꯤ ꯑꯁꯨꯝꯅ ꯍꯥꯏꯐꯦꯠ ꯍꯥꯏꯔꯝꯂꯒ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯑꯃꯥꯏꯕ ꯇꯣꯂꯦꯟꯅ ꯀꯩꯗꯧꯔꯒꯦ ꯇꯨꯃꯤꯟꯅ ꯂꯩꯔꯕꯗꯤ ꯃꯈꯥ ꯇꯥꯔꯛꯎꯅꯦ ꯃꯗꯨꯗ ꯃꯥꯏꯃꯨꯕꯤꯅ ꯑꯩ ꯈꯪꯗꯤꯌꯦ ꯃꯍꯥꯛ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯑꯗꯣ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯑꯁꯤꯗ ꯑꯩꯒ ꯇꯠꯇꯅ ꯊꯥꯅꯕ ꯌꯥꯗ꯭ꯔꯕ ꯃꯤꯁꯛ ꯑꯃꯒꯨꯝꯅ ꯐꯥꯎꯏ ꯃꯥꯏꯃꯨꯕꯤꯒꯤ ꯋꯥꯐꯝ ꯑꯁꯤꯗ ꯅꯥꯃꯩꯔꯥꯄꯝ ꯈꯣꯏꯅꯤꯡ ꯑꯃꯗꯤ ꯌꯦꯟꯗ꯭ꯔꯦꯝꯕꯝ ꯈꯣꯏꯅꯤꯡꯗꯤ ꯅꯣꯛꯂꯤ ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯇꯣꯂꯦꯟꯅ ꯃꯍꯥꯛꯅ ꯀꯥꯎꯈꯤꯕꯒꯤꯅꯤ ꯍꯥꯏꯕ ꯇꯔꯥꯏꯅ ꯈꯪꯂꯦ ꯃꯁꯤꯗꯒꯤ ꯇꯣꯂꯦꯟꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯁꯠꯀꯥꯏꯔꯛꯄꯤ ꯄꯔꯤꯖꯥꯠ ꯂꯩꯔꯥꯡ ꯉꯧꯔꯨꯅꯕ ꯇꯔꯦꯠ ꯍꯦꯛꯇꯨꯅ ꯂꯥꯏꯔꯣꯟ ꯁꯣꯜꯂꯤ ꯑꯗꯨꯒ ꯃꯥꯏꯃꯨꯕꯤꯗ ꯃꯅꯝ ꯅꯝꯍꯜꯂꯤ ꯃꯥꯏꯃꯨꯕꯤ ꯄꯔꯤꯖꯥꯠ ꯃꯅꯝ ꯑꯗꯣ ꯍꯦꯛ ꯆꯤꯡꯁꯤꯟꯗꯨꯅ ꯅꯝꯂꯨꯕꯗꯒꯤ ꯃꯃꯤꯠ ꯑꯗꯨꯗ ꯃꯁꯦꯟ ꯃꯔꯥꯡ ꯎꯕ ꯍꯧꯔꯛꯂꯤ ꯃꯃꯤꯠ ꯑꯗꯨ ꯆꯦꯖꯦꯠ ꯎꯏꯁꯤꯜꯂꯤ ꯃꯁꯦꯟ ꯃꯔꯥꯡ ꯑꯣꯏꯅ ꯎꯔꯝꯕꯗꯒꯤ ꯃꯌꯦꯛ ꯁꯦꯡꯂꯛꯏ ꯐꯨꯗꯤꯠ ꯐꯨꯈꯩ ꯆꯨꯔꯕ ꯅꯣꯡꯂꯤꯛꯁꯤꯡ ꯑꯗꯨꯅ ꯃꯥꯒꯤ ꯊꯃꯣꯏꯗꯒꯤ ꯅꯤꯡꯕ ꯀꯥꯏꯅ ꯇꯥꯔꯛꯂꯤꯕ ꯄꯤꯔꯥꯡ ꯑꯗꯨꯗꯤ ꯇꯥꯏꯕꯪ ꯀꯅꯥꯅ ꯈꯪꯗꯅꯕ ꯈꯨꯝꯖꯤꯟꯕꯤꯈ꯭ꯔꯦ ꯅꯣꯡꯂꯤꯛ ꯑꯗꯨꯗ ꯄꯥꯈ꯭ꯔꯕ ꯐꯤꯔꯣꯜ ꯅꯣꯡꯅ ꯄꯨꯡꯆꯣꯠ ꯆꯣꯠꯂꯕ ꯐꯤꯖꯣꯜ ꯑꯗꯨꯒꯤ ꯃꯔꯨꯝꯗ
ꯑꯍꯤꯡꯗ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯇꯨꯅ ꯀꯅꯥꯁꯨ ꯆꯠꯅꯗ꯭ꯔꯕ ꯂꯝꯖꯥꯎ ꯑꯗꯨꯗ ꯆꯦꯟꯆꯠ ꯆꯠꯂꯤ꯫ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯆꯕꯇꯅꯤ, ꯑꯗꯨꯕꯨ ꯅꯣꯡꯒꯤ ꯃꯈꯣꯜ ꯑꯗꯨꯅ ꯅꯝꯍꯠꯄꯅ ꯇꯥꯏꯕꯪ ꯀꯅꯥꯁꯨ ꯇꯥꯈꯤꯗꯦ꯫ ꯑꯁꯨꯝꯅ ꯆꯦꯜꯂꯛꯄꯅ ꯑꯆꯧꯕ ꯂꯝꯄꯥꯛ ꯑꯃꯗ ꯂꯥꯛꯂꯤ꯫ ꯃꯐꯝ ꯑꯗꯨꯗꯗꯤ ꯈꯥꯛꯄ ꯂꯥꯎꯕ ꯍꯧꯔꯛꯂꯤ꯫ ꯈꯥꯛꯄ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯈꯪꯂꯗꯨꯅ ꯂꯩꯃꯥꯏꯗ ꯇꯨꯁꯤꯟ ꯑꯃꯨꯛ ꯍꯧꯒꯠ ꯇꯧꯗꯨꯅ ꯂꯥꯛꯂꯤ꯫ ꯅꯣꯡꯁꯨ ꯀꯟꯁꯤꯜꯂꯛꯂꯦ꯫ ꯅꯣꯡꯂꯛ ꯑꯗꯨꯗ ꯅꯨꯡꯁꯤꯠꯅꯁꯨ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯂꯤ꯫ ꯆꯠꯐꯝ ꯈꯪꯗ ꯃꯍꯥꯛ ꯀꯔꯣꯝꯗ ꯊꯥꯡꯒꯅꯤ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ꯫ ꯃꯈꯣꯡꯗꯨ ꯆꯠꯐꯝ ꯈꯪꯗ ꯈꯪꯗ ꯑꯁꯨꯝ ꯊꯥꯡꯂꯛꯄ ꯑꯗꯨꯅ ꯂꯝꯄꯥꯛ ꯑꯗꯨꯒꯤ ꯃꯌꯥꯏꯗ ꯍꯧꯔꯤꯕ ꯑꯆꯧꯕ ꯈꯥꯒꯤ ꯂꯩꯍꯥꯎ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯐꯝꯊꯩ꯫ ꯊꯛ ꯊꯛ ꯅꯤꯛꯄ ꯃꯈꯩ ꯈꯥꯡꯉꯤ꯫ ꯂꯩꯍꯥꯎ ꯑꯗꯨꯗ ꯉꯥꯔꯗꯨꯅ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯂꯤ꯫ ꯑꯗꯨꯕꯨ ꯀꯞꯅ ꯀꯞꯅ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ꯫ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯌꯧꯔꯕꯗ ꯅꯣꯡ ꯆꯨꯔꯝꯕ ꯑꯗꯨꯁꯨ ꯂꯦꯞꯈ꯭ꯔꯦ꯫ ꯑꯉꯟꯕ ꯑꯌꯨꯛꯅꯤ꯫ ꯅꯨꯃꯤꯠꯅ ꯆꯤꯡꯗꯣꯟꯗꯒꯤ ꯂꯤꯈꯠ ꯐꯥꯠꯇ꯭ꯔꯤ꯫ ꯊꯋꯥꯟ ꯑꯗꯨ ꯈꯨꯜꯒꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯁꯟ ꯍꯣꯏꯗꯨꯅ ꯃꯈꯣꯏ ꯈꯨꯜꯒꯤ ꯁꯟꯖꯥꯕꯨꯡ ꯑꯗꯨꯗ ꯍꯣꯏꯗꯣꯔꯛꯂꯤ꯫ ꯁꯟ ꯑꯗꯨ ꯁꯟꯖꯥꯕꯨꯡ ꯑꯗꯨꯗ ꯍꯧꯔꯤꯕ ꯅꯥꯄꯤ ꯑꯗꯨ ꯄꯤꯖꯔꯤ꯫ ꯅꯥꯄꯤ ꯃꯔꯛ ꯃꯔꯛꯁꯤꯡꯗ ꯏꯁꯤꯡ ꯂꯩꯔꯤ꯫ ꯉꯔꯥꯡ ꯅꯣꯡ ꯆꯨꯔꯨꯕꯒꯤ ꯁꯟꯁꯤꯡ ꯑꯗꯨꯁꯨ ꯃꯥꯒꯤ ꯃꯥꯒꯤ ꯆꯥꯐꯝ ꯊꯣꯛꯄ ꯁꯖꯤꯛꯁꯤꯡ ꯅꯤꯡꯊꯤꯅ ꯆꯥꯅꯔꯤ꯫ ꯁꯟ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯌꯦꯡꯂꯛꯄꯗꯁꯨ ꯎꯕ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯍꯦꯛ ꯍꯦꯛ ꯐꯝꯐꯝ ꯈꯥꯒꯤ ꯂꯩꯍꯥꯎꯒꯤ ꯃꯈꯣꯡ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯤ꯫ ꯃꯐꯝ ꯑꯗꯨ ꯌꯧꯔꯕꯗꯗꯤ ꯆꯥꯎꯈ꯭ꯔꯕ ꯈꯥꯒꯤ ꯂꯩꯍꯥꯎ ꯃꯈꯣꯡ ꯑꯗꯨꯗ ꯅꯨꯄꯤ ꯑꯃ ꯇꯥꯁꯤꯟꯗꯨꯅ ꯍꯤꯞꯂꯒ ꯂꯩꯔꯤꯕꯗꯣ ꯎꯔꯦ꯫ ꯈꯥꯒꯤ ꯂꯩꯍꯥꯎ ꯃꯈꯣꯡ ꯑꯗꯨꯅ ꯑꯇꯩꯗꯒꯤ ꯈꯔ ꯇꯣꯡꯇꯨꯛꯅ ꯂꯩꯕꯅ ꯃꯔꯝ ꯑꯣꯏ ꯅꯨꯄꯤ ꯑꯁꯤꯅ ꯍꯤꯞꯂꯤꯕ ꯃꯐꯝ ꯑꯁꯤꯗꯤ ꯀꯌꯥ ꯆꯣꯠꯇꯦ꯫ ꯊꯋꯥꯟꯗꯨ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯃꯥꯒꯤ ꯂꯦꯡꯖꯨꯝꯗ ꯌꯥꯜꯂꯛꯂꯤꯕ ꯂꯦꯡꯌꯥꯟ ꯐꯤ ꯑꯗꯣ ꯂꯧꯊꯣꯛꯂꯒ ꯅꯨꯄꯤ ꯑꯗꯨꯗ ꯁꯨꯞꯀꯦ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯤ ꯑꯗꯣ ꯃꯃꯤꯠ ꯈꯪꯄꯥꯡ ꯄꯥꯡꯂꯛꯏ꯫ ꯊꯋꯥꯟ ꯎꯕꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯗꯨꯅ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯒ ꯊꯋꯥꯟꯕꯨ ꯏꯟꯊꯣꯛꯂꯝꯂꯒ ꯈꯪꯆꯦꯟ ꯆꯦꯟꯈꯤ꯫ ꯊꯋꯥꯟꯁꯨ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯇꯤꯡꯉꯛ ꯃꯩꯉꯛꯅꯅ ꯇꯨꯃꯤꯟꯅ ꯅꯨꯄꯤ ꯑꯗꯨꯅ ꯆꯦꯟꯈꯤꯕ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩ꯫ ꯅꯨꯄꯤ ꯑꯗꯨ ꯈꯔ ꯆꯦꯜꯂꯕꯒꯤ ꯇꯨꯡꯗ ꯅꯨꯡ ꯑꯃꯗ ꯈꯨꯗꯤ ꯊꯤꯖꯤꯟꯗꯨꯅ ꯇꯨꯁꯜꯂꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯇꯨꯁꯤꯟꯈꯤꯕ ꯑꯗꯨꯗ ꯊꯋꯥꯟꯗꯣ ꯇꯨꯈ꯭ꯔꯦꯅꯦ ꯑꯁꯤ ꯍꯥꯏꯔꯒ ꯍꯧꯒꯠꯂꯤ, ꯑꯗꯨꯒ ꯇꯨꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ꯫ ꯃꯇꯧ ꯑꯗꯨꯗꯗꯤ ꯊꯋꯥꯟꯅ ꯏꯄꯪ ꯄꯪꯅ ꯍꯥꯏꯔꯛꯏ, "ꯅꯍꯥꯛꯄꯨ ꯉꯥꯎꯕ꯭ꯔꯣ? ꯑꯩꯕꯨ ꯎꯔꯒ ꯀꯟꯅ ꯆꯦꯜꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯑꯩꯗꯤ ꯅꯪꯅ ꯑꯁꯤꯗ ꯍꯤꯞꯂꯒ ꯂꯩꯔꯝꯕ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯑꯩꯒꯤ ꯐꯤꯁꯦ ꯁꯤ ꯁꯨꯞꯄꯤꯒꯦ ꯇꯧꯕꯅꯦ, ꯑꯗꯨꯒ ꯅꯪꯗꯤ ꯀꯟꯅ ꯆꯦꯟꯈ꯭ꯔꯦꯅꯦ꯫ ꯆꯦꯜꯂꯒ ꯆꯠꯂꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ? ꯅꯨꯡ ꯑꯁꯤꯗ ꯈꯨꯗꯤ ꯊꯤꯕꯗꯒꯤ ꯇꯨꯁꯨ ꯇꯨꯔꯦ, ꯅꯪꯒꯤ ꯈꯣꯡꯕꯤꯁꯨ ꯏ ꯊꯣꯛꯂꯦꯗꯅꯁꯦ꯫ ꯑꯗꯣ ꯅꯪꯒꯤ ꯏ ꯊꯣꯛꯂꯤꯕꯁꯦ ꯑꯩꯒꯤ ꯐꯤꯁꯤꯅ ꯃꯆꯦꯠ ꯑꯃ ꯁꯦꯠꯂꯒ ꯀꯤꯕꯤꯒꯦꯀꯣ?" ꯅꯨꯄꯤꯗꯨ ꯀꯔꯤꯝꯇ ꯈꯨꯝꯗꯅ ꯇꯨꯃꯤꯟꯅ ꯂꯩ꯫ ꯊꯋꯥꯟꯅ ꯃꯥꯒꯤ ꯐꯤ ꯑꯗꯣ ꯁꯦꯠꯇꯨꯅ ꯅꯨꯄꯤ ꯑꯁꯤꯒꯤ ꯁꯣꯛꯂꯤꯕ ꯈꯣꯡꯕꯤ ꯑꯗꯨꯗ ꯄꯨꯟꯕꯤꯔꯤ꯫ ꯅꯨꯄꯤ ꯑꯁꯤꯗꯤ ꯊꯋꯥꯟꯗ ꯃꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯂꯒ ꯂꯩ, ꯑꯗꯨꯒ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ, "ꯀꯌꯥꯗ ꯆꯪꯖꯈ꯭ꯔꯕ ꯃꯍꯥꯛ ꯑꯁꯤꯕꯨ?" ꯊꯋꯥꯟ ꯅꯨꯄꯤ ꯑꯗꯨꯒꯤ ꯈꯣꯡꯕꯤꯗ ꯐꯤ ꯄꯨꯟꯕꯤꯕ ꯑꯗꯨ ꯂꯣꯏꯔꯒ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯑꯗꯨꯗꯤ ꯑꯩ ꯆꯠꯈ꯭ꯔꯒꯦꯀꯣ, ꯅꯪꯁꯨ ꯍꯧꯒꯠꯂꯒ ꯇꯞꯅ ꯆꯠꯂꯣ, ꯆꯦꯟꯗꯕꯤꯗ, ꯇꯨꯔꯗꯤ ꯁꯣꯛꯄꯅꯤꯀꯣ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯇꯨꯡ ꯑꯣꯟꯊꯣꯛꯂꯒ ꯆꯠꯄ ꯍꯧꯈ꯭ꯔꯦ꯫ ꯃꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯊꯋꯥꯟꯕꯨ ꯈꯥꯝꯂꯛꯏ, "ꯏꯕꯨꯡ, ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ, ꯑꯩ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯥꯏꯖꯒꯦ." ꯊꯋꯥꯟ ꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯆꯠꯂꯝꯕꯗꯣ ꯂꯦꯞꯂꯒ ꯑꯣꯟꯊꯣꯔꯛꯏ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯑꯩꯉꯣꯟꯗ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ? ꯅꯇꯣꯝ ꯆꯠꯄ ꯉꯝꯗ꯭ꯔꯕꯣ? ꯌꯨꯝ ꯐꯥꯎꯕ ꯊꯤꯟꯕꯤꯌꯨ ꯍꯥꯏꯔꯤꯕ꯭ꯔꯣ?" ꯅꯨꯄꯤ ꯑꯗꯨ ꯍꯧꯒꯠꯂꯒ ꯍꯥꯏꯔꯛꯏ, "ꯅꯠꯇꯦꯗ ꯏꯕꯨꯡ, ꯏꯕꯨꯡꯒꯤ ꯃꯤꯡ ꯀꯔꯤ ꯀꯧꯒꯦ?" ꯊꯋꯥꯟꯅ, "ꯑꯩꯒꯤ ꯃꯤꯡꯗꯤ ꯊꯋꯥꯟ ꯀꯧꯋꯦ, ꯑꯗꯨ ꯅꯪꯒꯤ ꯃꯤꯡꯗꯤ?" ꯅꯨꯄꯤ ꯑꯗꯨꯅ, "ꯏꯕꯨꯡꯒꯤ ꯃꯤꯡꯁꯦ ꯌꯥꯝꯅ ꯐꯖꯩꯌꯦ, ꯑꯗꯣ ꯑꯩꯗꯤ ꯇꯥ ꯊꯋꯥꯟ ꯍꯥꯏꯅ ꯀꯧꯒꯦꯀꯣ, ꯑꯩꯒꯤ ꯃꯤꯡꯕꯨꯗꯤ ꯂꯤꯛꯂꯥꯏ ꯀꯧꯋꯦ." ꯃꯗꯨꯗ ꯊꯋꯥꯟꯅ, "ꯑꯗꯣ ꯅꯪ ꯍꯪꯕ ꯂꯣꯏꯔꯗꯤ ꯑꯩ ꯆꯠꯂꯒꯦ, ꯅꯪꯒꯅꯦ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩꯔꯤꯉꯩꯗ ꯁꯟꯁꯤꯡꯁꯦ ꯑꯃꯠꯇ ꯃꯊꯣꯡ ꯈꯪꯂꯔꯣꯏ." ꯃꯗꯨꯗ ꯂꯤꯛꯂꯥꯏꯅ, "ꯏꯕꯨꯡ, ꯑꯩꯅ ꯍꯥꯏꯒꯦ ꯍꯥꯏꯕꯗꯨꯗꯤ ꯍꯥꯏꯗ꯭ꯔꯤꯌꯦ." ꯃꯗꯨꯗ ꯊꯋꯥꯟꯅ, "ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯔꯣꯗꯅ." ꯃꯗꯨꯗ ꯂꯤꯛꯂꯥꯏꯅ, "ꯑꯩꯒꯤꯗꯤ ꯌꯨꯝ ꯂꯩꯖꯗ꯭ꯔꯦ, ꯑꯗꯨꯅ ꯇꯥ ꯊꯋꯥꯟꯒꯤ ꯌꯨꯝꯗ ꯑꯩ ꯅꯨꯃꯤꯠ ꯈꯔꯅꯤꯗ ꯂꯩꯖꯒꯦ." ꯃꯗꯨꯗ ꯊꯋꯥꯟꯅ, "ꯑꯗꯨꯗꯤ
ꯑꯩꯅ ꯍꯥꯏꯕ ꯉꯝꯗꯦ ꯏꯕꯥꯅꯤ ꯆꯠꯂꯒ ꯏꯃꯥꯗ ꯍꯪꯂꯨꯁꯤ ꯏꯃꯥꯅ ꯌꯥꯔꯗꯤ ꯑꯩꯒꯤꯗꯤ ꯌꯥꯗ ꯌꯥꯔꯦ ꯃꯗꯨꯗ ꯂꯤꯛꯂꯥꯏꯅ ꯑꯗꯨꯗꯤ ꯍꯧꯖꯤꯛꯃꯛ ꯆꯠꯂꯒ ꯍꯪꯃꯤꯟꯅꯔꯨꯁꯤꯔꯥ ꯊꯋꯥꯟꯅ ꯑꯃꯨꯛ ꯈꯨꯝꯃꯤ ꯏꯕꯥꯅꯤ ꯌꯨꯝꯗ ꯆꯠꯂꯕꯗꯤ ꯑꯩꯒꯤ ꯁꯟꯁꯤꯡꯁꯤꯗꯤ ꯍꯨꯟꯗꯣꯛꯂꯝꯕ ꯇꯥꯕꯅꯤꯅꯦ ꯃꯗꯨꯗꯤ ꯀꯌꯥ ꯅꯨꯡꯉꯥꯏꯔꯔꯣꯏꯕꯣ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯁꯟ ꯍꯣꯏꯒꯠꯄꯗꯅꯦ ꯍꯪꯃꯤꯟꯅꯔꯨꯁꯤ ꯃꯇꯝꯗꯣ ꯌꯧꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯏꯕꯥꯅꯤ ꯁꯟꯁꯤꯡꯁꯦ ꯁꯦꯝꯃꯤꯟꯅꯔꯁꯦ ꯅꯪ ꯇꯜꯂꯁꯨꯅꯦ ꯈꯥꯒꯤ ꯂꯩꯍꯥꯎ ꯃꯈꯣꯡꯗ ꯑꯗꯨꯃꯛ ꯐꯝꯗꯨꯅ ꯂꯩꯌꯨꯗ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯁꯟꯖꯥꯕꯨꯡ ꯑꯁꯤꯗ ꯂꯩꯃꯤꯟꯅꯩ ꯅꯨꯡꯁꯥ ꯍꯩꯒꯠꯂꯛꯄ ꯃꯇꯝ ꯑꯗꯨꯋꯥꯏꯗ ꯊꯋꯥꯟꯅ ꯃꯥꯒꯤ ꯄꯨꯔꯛꯂꯤꯕ ꯆꯥꯛꯌꯣꯝ ꯑꯗꯣ ꯊꯣꯛꯂꯒ ꯍꯥꯏꯔꯛꯏ ꯂꯤꯛꯂꯥꯏ ꯑꯩꯒꯤ ꯆꯥꯛ ꯁꯔꯨꯛꯁꯤ ꯅꯪ ꯆꯥꯖꯔꯣꯗ ꯑꯩꯗꯤ ꯆꯥꯔꯔꯣꯏꯒꯦꯕ ꯃꯗꯨꯗ ꯂꯤꯛꯂꯥꯏꯅ ꯊꯋꯥꯟ ꯑꯗꯨꯝ ꯆꯥꯕꯤꯔꯣ ꯑꯩꯗꯤ ꯀꯌꯥ ꯊꯣꯏꯅ ꯆꯥꯅꯤꯡꯗ꯭ꯔꯦ ꯃꯁꯤꯗ ꯊꯋꯥꯟꯅ ꯌꯥꯗꯦ ꯌꯥꯗꯦ ꯅꯪ ꯑꯣꯏꯅ ꯆꯥꯔꯣ ꯃꯇꯧ ꯑꯁꯨꯝꯅ ꯂꯤꯛꯂꯥꯏꯅꯁꯨ ꯊꯋꯥꯟ ꯑꯣꯏꯅ ꯆꯥꯔꯅꯕ ꯍꯥꯏꯔꯤ ꯀꯥꯏꯅꯊꯪꯗꯗꯤ ꯆꯥꯛꯂꯨꯛ ꯑꯗꯣ ꯑꯅꯤ ꯊꯣꯛꯅ ꯌꯦꯟꯅꯗꯨꯅ ꯃꯕꯥꯅꯤ ꯆꯥꯃꯤꯟꯅꯕ ꯍꯥꯏꯅ ꯋꯥꯔꯦꯞꯅꯗꯨꯅ ꯆꯥꯃꯤꯟꯅꯈꯤ ꯅꯨꯃꯤꯠꯅ ꯃꯌꯨꯝꯗ ꯀꯨꯝꯊꯔꯛꯂꯕ ꯃꯇꯝ ꯑꯗꯨꯋꯥꯏꯗ ꯊꯋꯥꯟꯗꯨ ꯁꯟꯖꯥꯕꯨꯡꯗꯒꯤ ꯁꯟꯁꯤꯡꯗꯨ ꯍꯣꯏꯒꯠꯂꯛꯂꯝꯃꯤ ꯑꯗꯨꯒ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯣꯏꯖꯜꯂꯝꯃꯤ ꯂꯤꯛꯂꯥꯏꯁꯨ ꯊꯋꯥꯟꯒꯤ ꯃꯇꯨꯡꯗ ꯏꯟꯅꯔꯤ ꯅꯍꯥꯟ ꯃꯈꯩꯗꯤ ꯁꯟ ꯍꯣꯏꯖꯤꯟꯕ ꯑꯁꯤ ꯊꯋꯥꯟ ꯃꯇꯣꯝꯇ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯂꯤꯛꯂꯥꯏ ꯌꯧꯔꯛꯄ ꯑꯁꯤꯗ ꯊꯦꯡꯅꯕ ꯃꯤꯁꯤꯡꯅ ꯆꯤꯕꯣꯟ ꯌꯦꯡꯅꯍꯧꯗꯨꯅ ꯁꯨꯁꯥ ꯀꯔꯤ ꯀꯔꯤꯅꯣ ꯉꯥꯡꯅꯍꯧꯏ ꯑꯗꯨꯕꯨ ꯑꯅꯤ ꯑꯗꯨꯗꯤ ꯀꯔꯤꯁꯨ ꯈꯪꯖꯕ ꯅꯠꯇꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯊꯋꯥꯟꯒꯤ ꯃꯌꯨꯝ ꯌꯧꯔꯛꯄꯗ ꯊꯋꯥꯟꯒꯤ ꯃꯃꯥ ꯏꯕꯦꯂꯩꯗꯨ ꯁꯨꯝꯆꯤꯠ ꯁꯤꯠꯂꯒ ꯂꯩꯔꯝꯃꯤ ꯁꯨꯝꯆꯤꯠ ꯁꯤꯠꯅ ꯃꯆꯥ ꯂꯥꯛꯂꯤꯕꯗꯨ ꯎꯔꯝꯃꯤ ꯑꯗꯨꯕꯨ ꯃꯆꯥꯒꯤ ꯇꯨꯡꯑꯣꯏꯅꯅ ꯅꯨꯄꯤ ꯑꯃ ꯂꯥꯛꯂꯤꯕꯗꯨ ꯎꯕꯗ ꯇꯧꯔꯝꯂꯤꯕ ꯊꯕꯛ ꯑꯗꯨ ꯂꯦꯞꯂꯒ ꯍꯥꯏꯔꯛꯏ ꯀꯅꯥꯅꯣ ꯏꯕꯦꯝꯃ ꯑꯁꯤꯅ ꯋꯥꯍꯩ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤꯃꯛ ꯆꯞ ꯃꯥꯟꯅꯅ ꯂꯦꯞꯄꯤ ꯑꯗꯨꯒ ꯊꯋꯥꯟꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯃꯍꯥꯛꯁꯦ ꯑꯩꯅ ꯁꯟꯖꯥꯕꯨꯡꯗ ꯊꯦꯡꯅꯔꯛꯄꯅꯤ ꯃꯥꯒꯤ ꯃꯌꯨꯝꯁꯨ ꯑꯃꯠꯇ ꯂꯩꯖꯗ꯭ꯔꯦꯅ ꯍꯥꯏꯌꯦ ꯑꯗꯨꯒ ꯑꯩꯈꯣꯏꯗ ꯂꯩꯒꯦ ꯍꯥꯏꯌꯦ ꯑꯗ ꯑꯩꯅ ꯏꯃꯥꯗ ꯍꯪꯉꯨꯁꯤ ꯍꯥꯏꯔꯒ ꯄꯨꯔꯛꯂꯤꯅꯤ ꯏꯕꯦꯂꯩ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯦꯞꯄꯤ ꯑꯗꯨꯒ ꯂꯤꯛꯂꯥꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯏꯕꯦꯝꯃ ꯅꯍꯥꯛꯄꯨ ꯀꯔꯤ ꯂꯝꯗꯒꯤꯅꯣ ꯅꯃꯤꯡꯅ ꯀꯔꯤ ꯀꯧꯕ ꯂꯤꯛꯂꯥꯏꯅ ꯇꯞꯅ ꯈꯨꯝꯂꯛꯏ ꯏꯃꯥ ꯑꯩꯒꯤ ꯃꯤꯡ ꯂꯤꯛꯂꯥꯏ ꯀꯧꯖꯩ ꯌꯥꯝꯅ ꯊꯥꯞꯄ ꯈꯨꯜ ꯑꯃꯗꯒꯤꯅꯦ ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯇꯨꯝꯅ ꯍꯥꯠꯄꯤꯈ꯭ꯔꯦ ꯑꯩꯕꯨꯁꯨ ꯍꯥꯠꯅꯅꯕ ꯍꯣꯠꯅꯔꯛꯄꯗꯒꯤ ꯊꯋꯥꯏ ꯍꯤꯡꯖꯅꯕ ꯌꯨꯝ ꯊꯥꯗꯣꯛꯂꯒ ꯆꯦꯜꯂꯛꯂꯤꯕꯅꯤ ꯆꯥꯟꯕꯤꯗꯨꯅ ꯑꯩꯕꯨ ꯆꯪꯖꯐꯝ ꯄꯤꯕꯤꯌꯨ ꯏꯃꯥ ꯏꯕꯦꯂꯩꯅ ꯑꯗꯨꯗꯤ ꯑꯩꯒꯤ ꯋꯥꯐꯝ ꯍꯥꯏꯒꯦ ꯑꯁꯤ ꯌꯥꯔꯗꯤ ꯅꯪꯅ ꯂꯩꯖꯒꯦ ꯍꯥꯏꯕꯗꯣ ꯌꯥꯔꯦ ꯃꯗꯨꯗ ꯂꯤꯛꯂꯥꯏꯅ ꯀꯔꯤ ꯋꯥꯐꯝꯅꯣ ꯏꯃꯥ ꯍꯥꯏꯕꯤꯌꯣ ꯑꯩ ꯁꯣꯏꯗꯅ ꯌꯥꯅꯤ ꯃꯗꯨꯗ ꯏꯕꯦꯂꯩꯅ ꯅꯍꯥꯛ ꯌꯨꯝ ꯑꯁꯤꯗ ꯂꯩꯒꯦ ꯍꯥꯏꯕ ꯇꯥꯔꯗꯤ ꯌꯨꯝ ꯑꯁꯤꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯔꯒ ꯂꯩꯕ ꯇꯥꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯌꯨꯝ ꯑꯁꯤꯒꯤ ꯃꯤꯅꯥꯏ ꯑꯣꯏꯒꯗꯕ ꯑꯗꯨꯒꯅꯦ ꯅꯪꯒꯤ ꯊꯥꯒꯤ ꯁꯦꯜꯁꯨ ꯄꯤꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯌꯨꯛ ꯅꯨꯡꯗꯥꯡꯒꯤ ꯅꯕꯨꯛ ꯊꯟꯅꯕ ꯆꯥꯛꯇꯤ ꯄꯤꯖꯒꯅꯤ ꯂꯤꯛꯂꯥꯏ ꯏꯕꯦꯂꯩꯒꯤ ꯋꯥꯗꯨꯗ ꯀꯔꯤꯁꯨ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯗꯅ ꯄꯨꯛꯆꯦꯜ ꯇꯤꯡꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯏꯃꯥ ꯑꯩ ꯉꯝꯒꯅꯤꯌꯦ ꯏꯃꯥꯅ ꯍꯥꯏꯕ ꯄꯨꯝꯕ ꯑꯩ ꯌꯥꯖꯔꯦ ꯃꯗꯨꯗ ꯏꯕꯦꯂꯩꯅ ꯐꯔꯦ ꯑꯗꯨꯗꯤ ꯊꯕꯛꯁꯤ ꯍꯧꯖꯤꯛꯇꯒꯤ ꯍꯦꯛꯇ ꯍꯧꯔꯣ ꯀꯣꯠ ꯑꯁꯤꯗꯒꯤ ꯐꯧ ꯕꯣꯔꯥ ꯑꯃ ꯀꯥꯏꯔꯨ ꯑꯗꯨꯒꯅꯦ ꯁꯨꯝꯕꯟ ꯑꯁꯤꯗ ꯁꯨꯗꯣꯛꯎ ꯅꯨꯡꯗꯥꯡꯒꯤ ꯆꯔꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯤꯕꯅꯤ ꯃꯗꯨꯗ ꯂꯤꯛꯂꯥꯏꯅ ꯏꯃꯥ ꯍꯧꯖꯤꯛꯇꯤ ꯐꯧ ꯕꯣꯔꯥꯗꯨꯃ ꯁꯨꯕꯗꯤ ꯅꯪꯂꯣꯏꯌꯦ ꯃꯝꯕꯅ ꯍꯥꯜꯂꯅꯤꯌꯦ ꯏꯕꯦꯂꯩꯅ ꯑꯃꯨꯛ ꯍꯣꯏꯅꯦ ꯑꯗꯣ ꯃꯝꯗ꯭ꯔꯤꯉꯩꯗꯗꯤ ꯅꯨꯡꯗꯥꯡꯒꯤ ꯆꯔꯥ ꯁꯨꯕ ꯈꯞꯄ ꯂꯣꯏꯒꯗꯕꯅꯤ ꯑꯗꯨꯒ ꯕꯣꯔꯥꯗꯨꯃꯗꯤ ꯃꯝꯂꯁꯨ ꯃꯝꯅ ꯉꯁꯤ ꯁꯨꯕ ꯂꯣꯏꯒꯗꯕꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯊꯋꯥꯟꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯅꯍꯥꯛꯅ ꯌꯦꯅꯈꯥꯗ ꯂꯩꯔꯤꯕ ꯁꯤꯡꯗꯣ ꯑꯃꯨꯛꯇ ꯈꯥꯏꯗꯣꯛꯂꯨꯆꯣ ꯑꯁꯨꯝꯅ ꯊꯋꯥꯟ ꯌꯦꯅꯈꯥꯗ ꯆꯪꯈ꯭ꯔꯦ ꯂꯤꯛꯂꯥꯏꯁꯨ ꯀꯣꯠꯇꯒꯤ ꯐꯧ ꯕꯣꯔꯥ ꯑꯃ ꯈꯥꯏꯗꯣꯛꯂꯒ ꯁꯨꯝꯕꯟꯗ ꯍꯥꯞꯇꯨꯅ ꯁꯨꯛꯅ ꯁꯨꯕ ꯍꯧꯈ꯭ꯔꯦ ꯂꯤꯛꯂꯥꯏꯅ ꯐꯧ ꯁꯨꯔꯤꯉꯩꯗ ꯊꯋꯥꯟꯒꯤ ꯃꯄꯥ ꯕꯣꯌꯥꯏꯗꯣ ꯌꯨꯝꯗ ꯂꯥꯛꯄꯗ ꯂꯤꯛꯂꯥꯏꯅ ꯐꯧ ꯁꯨꯔꯤꯕꯗꯨ ꯎꯔꯝꯃꯤ ꯃꯍꯥꯛ ꯂꯤꯛꯂꯥꯏꯗ ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯌꯦꯡꯂꯝꯂꯒ ꯏꯃꯨꯡꯗ ꯆꯪꯂꯛꯏ ꯆꯥꯛꯁꯪꯗ ꯃꯥꯒꯤ ꯅꯨꯄꯤ ꯏꯕꯦꯂꯩꯒꯤ ꯃꯅꯥꯛꯇ ꯐꯝꯂꯒ ꯍꯥꯏꯔꯛꯏ ꯑꯃ ꯁꯨꯃꯥꯡꯗ ꯐꯧ ꯁꯨꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯅ ꯀꯅꯥꯅꯣꯅꯦ ꯃꯗꯨꯗ ꯏꯕꯦꯂꯩꯅ
ꯑꯣ ꯏꯕꯨꯡꯉꯣꯅ ꯌꯨꯝꯒꯤ ꯊꯕꯛ ꯁꯨꯅꯅꯕ ꯃꯤ ꯄꯨꯔꯛꯂꯤꯕꯅꯤ ꯃꯤꯅꯥꯏꯅꯦ ꯃꯤꯅꯥꯏ ꯃꯗꯨꯗ ꯕꯣꯌꯥꯏꯅ ꯑꯃꯨꯛ ꯈꯨꯝꯃꯤ ꯐꯥꯒꯤ ꯑꯃꯨꯛ ꯇꯧꯔꯅꯨ ꯀꯩꯗꯧꯒꯦ ꯅꯪꯕꯣ ꯏꯕꯦꯂꯩꯅ ꯑꯩꯅꯕꯨ ꯍꯥꯏꯔꯗꯤ ꯐꯥꯒꯤꯗ ꯃꯥꯟꯕ꯭ꯔꯥ ꯈꯪꯗꯦ ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯄꯤꯗꯨꯅ ꯍꯥꯏꯈꯤꯕ ꯄꯨꯝꯕ ꯇꯝꯂꯝꯃꯤ ꯕꯣꯌꯥꯏꯅ ꯑꯗꯣ ꯀꯅꯥ ꯂꯩꯖꯗ꯭ꯔꯕꯤ ꯑꯁꯤꯗ ꯃꯥꯒꯤ ꯑꯁꯣꯟꯕꯗ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯃꯤꯅꯥꯏꯅꯤ ꯍꯥꯏꯕꯗꯤ ꯆꯨꯝꯂꯣꯏꯗ ꯃꯃꯥ ꯅꯪꯕꯣ ꯕꯣꯌꯥꯏꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯏꯕꯦꯂꯩ ꯈꯣꯟ ꯈꯔ ꯀꯜꯂꯞꯅ ꯍꯥꯏꯔꯛꯏ ꯑꯌꯣꯛꯄ ꯑꯃ ꯊꯥꯛꯄꯁꯤꯐꯥꯎ ꯋꯥꯔꯕ ꯀꯥꯟꯁꯤꯗ ꯂꯝꯖꯥ ꯁꯔꯥ ꯑꯃ ꯑꯃꯨꯛ ꯏꯁꯥ ꯁꯛꯅ ꯂꯨꯅ ꯌꯣꯛꯄ ꯀꯥꯏ ꯉꯝꯃꯗꯒꯦ ꯅꯪꯕꯨ ꯅꯔꯜ ꯀꯌꯥꯝ ꯄꯥꯏꯖꯔꯒꯦ ꯆꯥꯎꯕꯪꯁꯤꯃ ꯌꯣꯛꯄꯗ ꯑꯩꯁꯦ ꯏꯁꯥ ꯏꯔꯨ ꯄꯨꯝꯕ ꯇꯦꯛꯂꯕꯅꯤ ꯑꯩꯒꯤ ꯊꯕꯛ ꯈꯔ ꯃꯇꯦꯡ ꯄꯥꯡꯍꯟꯒꯦ ꯍꯥꯏꯕꯁꯤꯁꯨ ꯌꯥꯅꯤꯡꯗ꯭ꯔꯕꯣ ꯕꯣꯌꯥꯏꯅ ꯍꯣꯏꯁꯦ ꯍꯣꯏꯁꯦ ꯐꯔꯦꯁꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯃ ꯍꯧꯈ꯭ꯔꯦ ꯅꯣꯡꯉꯥꯜꯂꯕꯗ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯃꯧ ꯅꯍꯥ ꯈꯔ ꯋꯥ ꯂꯥꯡꯂꯒ ꯂꯥꯛꯂꯝꯃꯤ ꯃꯌꯥꯝ ꯂꯥꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯏꯕꯦꯂꯩ ꯃꯄꯥꯟ ꯊꯣꯔꯛꯂꯒ ꯍꯥꯏꯔꯛꯏ ꯃꯌꯥꯝ ꯂꯥꯛꯄꯕꯨ ꯀꯩ ꯂꯩꯕꯤꯒꯦ ꯃꯁꯤꯗ ꯃꯧ ꯅꯍꯥ ꯑꯃꯅ ꯍꯥꯏꯔꯛꯏ ꯍꯣ ꯅꯃꯧ ꯅꯨꯄꯤ ꯌꯦꯡꯕ ꯂꯥꯛꯂꯤꯕꯅꯤ ꯋꯥꯍꯩ ꯑꯁꯤꯗ ꯈꯪꯍꯥꯏ ꯈꯪꯗꯤꯅꯣꯏꯅ ꯏꯕꯦꯂꯩꯅ ꯍꯥꯏꯔꯛꯏ ꯍꯥ ꯀꯩ ꯍꯥꯏꯕ ꯑꯩꯕꯨ ꯀꯗꯥꯏꯗꯒꯤ ꯃꯧꯅꯣꯅꯦ ꯃꯁꯤꯗ ꯃꯧ ꯅꯍꯥ ꯑꯃꯅ ꯑꯃꯨꯛ ꯉꯔꯥꯡ ꯅꯆꯥꯅꯨꯄꯥꯒ ꯁꯟꯙ꯭ꯌꯥ ꯋꯥꯏꯔꯝꯗ ꯆꯪꯃꯤꯟꯅꯈꯤꯕ ꯅꯨꯄꯤ ꯑꯗꯨ ꯀꯅꯥꯅꯣ ꯑꯣꯛꯇꯕꯤ ꯑꯣꯏꯔꯕ ꯖꯥꯠꯂꯣ ꯑꯃꯅ ꯑꯃꯨꯛ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯅꯨꯄꯤꯗꯨꯅ ꯑꯣꯛꯇꯕꯤ ꯑꯣꯏꯔꯕꯗꯤ ꯑꯣꯛꯇꯕꯤꯒ ꯂꯣꯏꯅꯔꯕ ꯅꯆꯥꯅꯨꯄꯥꯗꯨꯅ ꯑꯣꯛꯇꯕ ꯑꯣꯏꯇꯥꯔꯦꯅꯦ ꯑꯩꯈꯣꯏꯒꯤ ꯁꯃꯥꯖꯁꯤꯗꯗꯤ ꯑꯣꯛꯇꯕꯤ ꯊꯝꯕ ꯌꯥꯗꯦ ꯇꯨꯡꯂꯝꯆꯠꯇ ꯏꯆꯥ ꯏꯁꯨꯁꯤꯡꯗ ꯂꯝꯗꯪꯅꯔꯛꯇꯅꯕ ꯋꯥꯔꯛ ꯋꯥꯇꯦꯝ ꯆꯍꯧꯒꯦ ꯄꯨꯊꯣꯛꯄꯤꯔꯛꯑꯣ ꯏꯆꯦ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯏꯕꯦꯂꯩꯅ ꯍꯥꯏꯔꯛꯏ ꯐꯥꯒꯤꯅꯦꯁꯨ ꯈꯪꯗꯦ ꯑꯃꯅꯦꯁꯨ ꯈꯪꯗꯦ ꯑꯗꯨ ꯀꯟꯅ ꯋꯥꯍꯩꯗꯤ ꯍꯥꯏꯕ ꯆꯨꯝꯕ꯭ꯔꯗ ꯅꯈꯣꯏꯁꯨ ꯍꯪꯃꯟꯗ꯭ꯔꯣ ꯑꯩꯅ ꯀꯩ ꯍꯥꯏꯔꯛꯀꯦ ꯌꯦꯡꯒꯦꯅ ꯉꯥꯏꯍꯥꯛ ꯂꯣꯠꯄꯅꯦ ꯑꯗꯣ ꯅꯈꯣꯏꯅ ꯂꯥꯟꯅ ꯂꯧꯔꯕꯅꯤꯅ ꯑꯩ ꯄꯨꯊꯣꯛꯆꯔꯛꯂꯒꯦ ꯃꯥꯡꯒꯣꯜꯗ ꯊꯥꯔꯤꯕ ꯐꯛꯁꯤꯗ ꯉꯥꯏꯍꯥꯛꯇꯪ ꯐꯝꯂꯝꯃꯣ ꯑꯁꯤ ꯍꯥꯏꯔꯒ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯤ ꯑꯗꯨꯕꯨ ꯃꯧꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩ ꯑꯗꯨꯅ ꯃꯔꯝ ꯑꯣꯏ ꯃꯊꯃꯣꯏ ꯑꯗꯣ ꯄꯣꯔꯣꯛ ꯆꯥꯛꯂꯝꯃꯤ ꯃꯤꯅ ꯑꯁꯨꯛ ꯎꯁꯤꯠꯇꯅ ꯉꯥꯡꯂꯤꯕ ꯑꯁꯤ ꯂꯤꯛꯂꯥꯏꯗꯅꯤ ꯈꯜꯂꯨꯕꯗ ꯂꯤꯛꯂꯥꯏꯕꯨ ꯃꯥꯒꯤ ꯌꯦꯛꯅꯕ ꯑꯃꯒꯨꯝꯅ ꯂꯧꯈ꯭ꯔꯦ ꯑꯁꯨꯝ ꯂꯥꯛꯄꯅ ꯆꯥꯛꯁꯪꯗ ꯋꯥꯏ ꯇꯩꯔꯒ ꯂꯩꯔꯤꯕ ꯂꯤꯛꯂꯥꯏꯒꯤ ꯃꯉꯛ ꯁꯝ ꯂꯥꯛꯅ ꯏꯜꯂꯝꯃꯤ ꯂꯤꯛꯂꯥꯏꯁꯨ ꯅꯨꯔꯥ ꯆꯐꯨ ꯑꯗꯨꯒ ꯄꯨꯟꯅ ꯎꯞꯂꯒ ꯇꯨꯏ ꯏꯕꯦꯂꯩꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ ꯍꯩ ꯃꯤꯅꯥꯏ ꯅꯨꯄꯤ ꯏꯔꯨꯗꯣ ꯄꯔꯞ ꯂꯨꯔꯁꯨ ꯆꯠꯂꯨ ꯅꯍꯥꯛ ꯂꯥꯛꯄꯗꯒꯤꯅꯦ ꯌꯨꯝ ꯑꯁꯤꯒꯤ ꯏꯖꯠ ꯂꯣꯏꯔꯕ ꯂꯤꯛꯂꯥꯏ ꯇꯞꯅ ꯍꯥꯏꯔꯛꯏ ꯑꯩ ꯏꯔꯨꯖꯔꯤꯃ ꯉꯁꯤꯒꯤ ꯃꯗꯨꯗ ꯏꯕꯦꯂꯩꯅ ꯁꯥꯎꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯍꯦ ꯅꯆꯤꯟꯗꯨ ꯈꯨꯝꯂꯛꯀꯅꯨ ꯊꯥꯖꯤꯜꯂꯛꯆꯅꯤ ꯑꯩ ꯅꯆꯤꯟꯗꯣ ꯄꯨꯡꯀꯥꯏ ꯀꯥꯏꯒꯦ ꯍꯥꯏꯕ꯭ꯔꯣ ꯑꯩꯅ ꯍꯥꯏꯕꯗꯨꯗ ꯇꯧ ꯆꯠꯂꯣ ꯏꯔꯨꯗꯣ ꯄꯔꯞ ꯏꯖꯔꯁꯨ ꯆꯠꯂꯣ ꯂꯤꯛꯂꯥꯏ ꯃꯅꯤꯡ ꯊꯣꯡꯗ ꯊꯣꯛꯇꯨꯅ ꯃꯅꯤꯡ ꯍꯤꯡꯈꯣꯜꯗ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯏꯔꯨꯖꯕ ꯂꯣꯏꯔꯒ ꯏꯃꯨꯡꯗ ꯆꯪꯂꯛꯏ ꯏꯕꯦꯂꯩꯅ ꯂꯤꯛꯂꯥꯏꯗ ꯐꯖꯔꯕ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯐꯤ ꯐꯅꯦꯛ ꯁꯨꯠ ꯑꯃ ꯄꯤꯔꯝꯃꯤ ꯂꯤꯛꯂꯥꯏ ꯏꯕꯦꯂꯩꯅ ꯄꯤꯔꯝꯂꯤꯕ ꯁꯨꯠ ꯑꯗꯨ ꯁꯦꯠꯂꯒ ꯂꯩꯔꯤ ꯃꯍꯥꯛꯅ ꯁꯦꯠꯄ ꯂꯣꯏꯔꯒ ꯏꯕꯦꯂꯩꯅ ꯃꯈꯨꯠ ꯁꯝꯗꯨꯅ ꯃꯄꯥꯟ ꯂꯥꯡꯗ ꯄꯨꯊꯣꯔꯛꯏ ꯑꯗꯨꯒ ꯃꯌꯥꯝꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯏꯃꯧ ꯑꯁꯤꯕꯨ ꯄꯪꯅꯣꯞꯇꯤ ꯅꯣꯞꯂꯝꯂꯣꯏꯗ ꯃꯧ ꯑꯃꯅ ꯍꯥꯏꯔꯛꯏ ꯍꯣꯏꯅꯦ ꯏꯆꯦꯒꯤ ꯏꯃꯧ ꯑꯁꯤꯗꯤ ꯂꯥꯏꯒꯤ ꯃꯆꯥꯗ ꯃꯆꯥꯅꯤꯅꯦ ꯑꯣꯟꯊꯣꯛꯅꯁꯨ ꯐꯖꯈ꯭ꯔꯦꯗ ꯑꯗꯨꯕꯨ ꯂꯤꯛꯂꯥꯏꯗꯤ ꯏꯕꯦꯂꯩꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯣ ꯇꯥꯕꯗ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯩ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯊꯋꯥꯟ ꯑꯃꯗꯤ ꯂꯤꯛꯂꯥꯏꯕꯨ ꯀꯩꯅꯥ ꯀꯠꯂꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯊꯋꯥꯏꯒ ꯍꯛꯆꯥꯡꯒ ꯑꯃꯠꯇ ꯑꯣꯏꯈ꯭ꯔꯦ ꯊꯋꯥꯟ ꯑꯃꯗꯤ ꯂꯤꯛꯂꯥꯏꯗꯣ ꯂꯤꯛꯂꯥꯏꯅ ꯌꯨꯝ ꯑꯁꯤꯒꯤ ꯃꯧ ꯑꯣꯏꯔꯕꯁꯨ ꯃꯅꯦꯝꯅ ꯃꯤꯅꯥꯏꯗ ꯃꯤꯅꯥꯏꯒꯨꯝꯅ ꯁꯤꯖꯤꯟꯅꯔꯝꯃꯤ ꯑꯗꯨꯕꯨ ꯂꯤꯛꯂꯥꯏꯗꯤ ꯑꯗꯨꯃꯛ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯅ ꯊꯕꯛ ꯄꯨꯝꯕ ꯇꯧꯖꯩ ꯈꯖꯤꯛꯇ ꯐꯥꯎꯕ ꯁꯣꯏꯕ ꯌꯥꯗ꯭ꯔꯕ ꯊꯕꯛꯁꯤꯡꯗꯨꯒꯤ ꯃꯊꯛꯇ ꯃꯄꯨꯔꯣꯏꯕꯒꯤ ꯁꯦꯕꯥꯁꯨ ꯀꯥꯏꯗꯅꯕ ꯇꯧꯔꯝꯃꯤ ꯋꯥꯔꯕꯁꯨ ꯋꯥꯅ ꯃꯅꯥ ꯃꯅꯤꯜ ꯑꯃꯠꯇꯗꯤ ꯅꯥꯏꯔꯝꯗꯦ ꯊꯋꯥꯟꯒ ꯂꯤꯛꯂꯥꯏꯒ ꯅꯣꯡꯃꯒꯤ ꯅꯨꯡꯁꯤꯅꯕ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯤ ꯑꯃꯔꯣꯝꯗꯅ ꯊꯋꯥꯟꯒꯤ ꯃꯄꯥ ꯕꯣꯌꯥꯏꯅ ꯂꯤꯛꯂꯥꯏꯒꯤ ꯃꯁꯛ ꯃꯇꯧ ꯆꯪꯈꯣꯟꯕꯁꯤ ꯎꯔꯒ ꯑꯔꯥꯟꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯕ ꯍꯧꯔꯛꯂꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯃꯇꯝꯗꯣ ꯑꯌꯨꯛ ꯑꯉꯟꯕꯗꯅꯤ ꯄꯨꯈ꯭ꯔꯤ ꯃꯇꯥꯏ ꯑꯃꯗ ꯂꯤꯛꯂꯥꯏ ꯐꯤꯗꯣꯟ ꯆꯤꯡꯈꯠꯇꯨꯅ ꯏꯔꯨꯖꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤ ꯃꯍꯥꯛꯀꯤ ꯐꯤ ꯀꯣꯝꯅ
natai sadana leiriba mataw adu tanja sadana haugalakliba boyai na uri liklai ki phibam aduda boyai amuk hena liklai bu pamba hengalakli masa adu phathaba ngamlakta kiruk mi leibra jengduna khongthang tapna sangsinduna liklai gi mabukta khangkon konsili ahan badadi liklai magi mabukta kolakliba du mapuroiba thawan mali aduna tapna sonthana na hairi kaino tawrisbo thadu base amta thadu ba adubu boyai karisu khumda tapna khara sukpa mafam amata sangsili mafam adu ijobadadi liklaina magi masa sukribatu makubok boyai ni haiba khanglakli makubok ni khanglakpada lawge tawi adubu boyai na khonglai thuna liklai gi mangakta jaliba phadi aduna liklai gi machin punsilami aduga ama khakta ngairaba masada setliba liklai gi phanek adom munduna lokthok maning tamki liklai mamit tamapi taba natana karisu pai leramde boyai liklai da sarak tambal loraga liklai gi mamaida matin sillamlaga chatki ngaihaki matung liklai na manakta taduna leiriba phanek ado setsili aduga machin pulliba phadi adu lokthok iruja maitha jaraga mathau tawba hokhrei mahakna thabak tawriba aduda huna boyai na yenglakliba aduda liklai yamna hainaramdi numitchida liklai gi marai bak thibana mapuroibasu san chenba chatkri aduga manemsu mapamda chatkri manem chatkhiba ngaihaki matung makuna liklai da hairi oi ai gi kada changlo natrabadi napuroibatu hatkadabani ai changlabani athuba matamda khangebra asi hairaga sangki makugi wado tabata tasengna mathwai sokpa haibado oiri mahak mapuroibagi mathwai kannabagidamak kapna makugi kada sanglakli makuna haibagi matunginna kadugi thongado lonsillaga makugi makanda hipthakri makuda magi masado pithokhraba matung magi kada sanglaktuna pina kapsari nimit kayani haukhri liklai mangonda makuna chathariba thawong ado kanada su hairamdi adubu mahak asi pumang banglei lukhaga pangkhakni khanjakhibana maram oi mapuroiba thawan gi manaktadi laksin khidrei magi nupina mangonda gi lapthukhiba mataw wasita thawan asuki matik khoirang khoisaunarami thawan gi mafi maron phawa hek sokhidrei thengkhidrei nongmagi numitni thawan irujaba loraduna mafi hongdoki yenglakpada mahakna kauduna hongdoknanaba akangba khudai amatta puthoklamdabadagi liklai tananaba kauraduna khudai puthora u hairi adubu liklai tasinnada ningaidana mahakna tawkham thokpa ado tawraga adom leiri thawan su thawai lakpidu mangai kanna kaubado asum henjallakli masidagi liklai khangba ngamdraduna khudai adudi pirurage khanduna makhoigi ka tamna sanglakli adubu ka aduda khong thangjinge tawba matamdadi makuna mangonda tawkiba thawong ado ningsinglakduna thangjinge tawramba khongthang thangjinba ngamda laimaida oina phamtharaga kapli adubu mapuroibagi khonjal amuk tarakpadagi kaplamba do toklaga yumthangna bada chattuna angang nupi masa ama kauraga khudai ado pihallami tarokliba thong asita apangbagi haunabi thawan karigino magi nupina khanghaudana hongkhibagi maram thibagi mahut thoina hena dum saukhre mane makuna ngasi phau magi makhut chadana otlingai gi mathak asida mapuroibasu mabu uba khuding asauba matau kaya uttuna matin sichanbiba kaya tawrami mane makuna phana otlabasu khangdu leiba ngamlami adubu mapuroibana adumna tawrakpa adudati tasengna khangma ngambagi thauna loikhre ahing aduda saksangda phak ama thaduna longna hipli mamiti kakla amata phawba hek usinba ngamlamdi mamit kuppa kawba makhai sapjungna yenkhatuna lei adubu milu pirangdi lepa leitana sintharakli liklai masada warauna hangjari aina hek kyan tarakpa matamdagi nungaiba haibasi karino haiba masak kanghanjaiba karigino aihakna asuk yamna waribasi mamangi mapokta migi phatanaba tawba misak ama soidana wairamgani adugi handak mapoksida asuk yamna ningamdaba thawdoksin thoklibani asumna khallingai mahaki haukraba punsi ama amu ningsinglai
mahakna taibang mirul tarakpa kuidringegi matamda mama mapa animak manung matam sadan laikhidrei mahakpu mapagi mayambaga mama bokana yoklami tasengna yoklibadu yamna nungsibagi yokpa nati laikai mamangda wakhal mapung phadriba angang asi konsin bidrabadi phajade haiduna yoklibani taibang mirol phawba nikthina mapung phana tadringai sen songduna sanagadaupa pangal laitringai matamdagi hauna thabak sijinnaba horoklami sabagi lukhak fenghali yum aduda lairiba mapal mamapok amati mayamba ani masi anigi mafi marol punna nungti numit khudingi surami saukraba imung sinba thungna waichat wairam tawrami mayam sigi mathakta mamabuki nura phawba nanbagi thabak tawrami pungkak chawrakpa matamdagidi singkaduna sing kokthong chanba amati hai lei chingba hauba yansang oiba yaba mana masing kaya hektuna yolaga madudagi phanglakpa selna imung aduma chalaijaba lau matam jawrakpadana yumgi thabak loisillamlaga lau kumba amuk chatpa yaklaba nuksa marakta chaba thakpa tawdaba makhai lau sururaga mamli tawba matamda yum halaklaga yumgi thabak mayamna chakhairamba pumba loisillaga chak thongduna mayamgi seba loraduna mahaksu pothajaba masidagi ayuk ngana hogatladuna lau khulang chatli madusu nangnadabagisu khudong sadaba kaya mayoknarami khudong thiba kaya mayoknarasu liklaina khwaidagi thamoi sokduna mayum thadorakhibagi maramdi mahakpu thabak sunabagi damak nupa amata sel lauduna mapalga mamabokona jonthok lamba aduni mahak pawasi khanglakpadagi mayum thadoktuna chelakhibani punamak asi mathang ningsing lubada mahak kuina hingduna leiba pamlaktraduna mahak phuk launa haugatli aduga maning thong hangduna thoklakli thabal mangal aduda yanakha da thamliba thori ado tap launa paikhatuna yanakha romda lakpada maniamga makuga tumpham ka ado yobada wari sanabagi murum sonbagi khonjal tarami mahak ikhang haudana sanariba wari do taning lai aduna tapna sanariba wari ado tari marudagi ibhelaina matau karamna matai manauksi manghandoino makhoi lesendana makhoi ki maral mathum singsi ining tamna phongna sijinna bangamdrido maduda boyaina khumlai adubudi laikhidrabai gi taw amati mage nupi gi maral mathum mayam do thawan ga loinana aikhoida sinaramlibani aikhoida sinarame haiduna su thawan asi leiribanina aikhoina karamnadi sijinnagani thawan masana magi maramda khangdrabasu miyamnadi khanglibanido maduda ibeleina amu aduni punamak aikhoigi ningtamna lanthum mayamse sijinnanabagi damak thawan se hatokhrasi haidana sinaringai matamsida masigi mahabikimi ikai khangdabi mawasi laktuna hek yilida kari noma tawduna mabani maksi hatokhrasi tanja sida sanaramliba wari adu lona liklai taram badagi khanghauduna lok khurami asamna mahak lok khukhiba sida mane makuna khangthrani haiduna pakhat mandana khangchen thorakpada nung amada khudi thiduna tusillami mahak khungpi ado kaiduna I yamna thoklami mahak haugattuna makhong ado sektuna tapna chatlami adubu imungdagi khonglei thuna tholakhiba mane makuna pharami mane bokna liklaiki machin kanna mensillami aduga maku bokna adaida nakna liklaina paikhiba thori aduna liklaigi mangakta kanna laksinduna hatlami asomda thawansu mamangda mapa poyaina liklaida chathakhiba saramchat amati hauji liklaibu hatliba se punna urami masidagi ipa phakhatna haugatli aduga saksangda sangduna liklaibu jinglami adubu liklai leiramdaba amati maning thong hanglamba dudagidi liklai khudong thiba taramlani khanduna adaidagi thang sori ama paiduna maning thong romda tholaktuna yanakha amati maning mayada thirami adagi mamang lomda amuk laklami matam adudadi sumang matonda hauriba khongnang aduda mamaga mapagana liklaibu thori yansinnaba honariba ado uri taramliba matau aduta thawan mamittagi mapi lepal leitana sinthari masidagi khongnang aduge manakta sangsinduna tuminna liptuna leiri
ꯃꯃꯥꯒ ꯃꯄꯥꯒꯁꯨ ꯊꯋꯥꯟꯕꯨ ꯎꯔꯤ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯂꯤꯛꯂꯥꯏꯕꯨ ꯊꯧꯔꯤ ꯌꯥꯟꯁꯤꯜꯂꯤ ꯑꯗꯨꯕꯨ ꯊꯋꯥꯟꯗꯤ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯂꯩꯔꯤꯕ ꯂꯤꯛꯂꯥꯏ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯂꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯁꯨ 이캉 캉ꯍꯧꯗꯅ ꯃꯇꯣꯝꯇ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕ ꯊꯥꯡ ꯁꯣꯔꯤ ꯑꯗꯨꯅ ꯃꯁꯥꯗ ꯊꯤꯟꯖꯤꯟꯈꯤ ꯊꯋꯥꯟꯁꯨ ꯏ ꯃꯌꯥꯝ ꯑꯃ ꯊꯣꯛꯃꯟꯈꯤꯕꯅ ꯂꯤꯛꯂꯥꯏꯗ ꯌꯦꯡꯅ ꯑꯗꯨꯃꯛ ꯊꯋꯥꯏ ꯊꯥꯔꯤ ꯏꯕꯦꯂꯩ ꯑꯃꯗꯤ ꯏꯕꯣꯌꯥꯏꯗꯨ ꯊꯋꯥꯟꯁꯨ ꯃꯇꯣꯝꯇ ꯁꯤꯖꯈꯤꯕ ꯑꯗꯨꯗ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ ꯃꯔꯝꯗꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯃꯛ ꯆꯦꯟꯅꯔꯛꯂꯅꯤ ꯈꯟꯕꯗꯒꯤ ꯈꯨꯗꯛꯇꯨꯗ ꯃꯕꯥꯅꯤ ꯀꯣꯛ ꯆꯨꯡꯁꯤꯟꯅꯗꯨꯅ ꯎꯄꯥꯏ ꯑꯃ ꯄꯨꯊꯣꯛꯂꯝꯃꯤ ꯕꯣꯌꯥꯏꯅ ꯐꯔꯦ ꯃꯃꯥ ꯅꯨꯄꯤ ꯑꯁꯤ ꯂꯧꯊꯔꯒ ꯆꯤꯡꯅꯨꯡꯗ ꯄꯨꯁꯤꯜꯂꯒ ꯍꯨꯗꯣꯛꯂꯨꯔꯁꯤ ꯀꯅꯥꯒꯨꯝꯕꯅ ꯊꯦꯡꯅꯔꯕꯁꯨ ꯃꯁꯛ ꯑꯁꯤ ꯈꯪꯗꯅꯕꯒꯤꯗꯃꯛ ꯃꯩ ꯀꯥꯕꯛ ꯀꯥꯕꯛ ꯊꯥꯗꯣꯛꯂꯝꯂꯁꯤ ꯑꯗꯨꯒ ꯅꯨꯄꯥ ꯑꯁꯤꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯖꯔꯁꯅꯨ ꯅꯨꯄꯤ ꯑꯁꯤꯁꯨ ꯂꯩꯇ꯭ꯔꯕꯅꯤꯅ ꯅꯨꯄꯤ ꯑꯁꯤꯅ ꯊꯥꯡꯅ ꯊꯤꯜꯂꯒ ꯍꯥꯠꯄ ꯑꯣꯏꯅ ꯎꯖꯔꯁꯅꯨ ꯍꯥꯏ ꯆꯠꯂꯨ ꯅꯍꯥꯛ ꯏꯃꯨꯡꯗꯒꯤꯅꯦ ꯊꯥꯎꯒ ꯃꯩꯈꯦꯠꯀ ꯄꯨꯊꯣꯔꯛꯎ ꯑꯩ ꯅꯨꯄꯤ ꯑꯁꯤ ꯊꯦꯂꯥꯗ ꯍꯥꯞꯆꯤꯜꯂꯝꯒꯦ ꯏꯕꯦꯂꯩꯅ ꯏꯃꯨꯡ ꯆꯪꯈ꯭ꯔꯤꯉꯩꯗ ꯕꯣꯌꯥꯏꯅ ꯂꯤꯛꯂꯥꯏꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯣ ꯊꯦꯂꯥꯗ ꯍꯥꯞꯆꯤꯜꯂꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯏꯕꯦꯂꯩꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯕꯣꯌꯥꯏꯗ ꯍꯥꯏꯔꯤ ꯊꯥꯎꯁꯤꯗꯤ ꯁꯤ ꯈꯛꯇ ꯉꯥꯏꯔꯝꯂꯦ ꯀꯝꯗꯧꯅꯤ ꯃꯗꯨꯗ ꯕꯣꯌꯥꯏꯅ ꯐꯔꯦ ꯊꯣꯛꯑꯕ ꯑꯃ ꯃꯔꯥꯏꯅ ꯂꯥꯛꯆꯔꯅꯤ ꯑꯩ ꯆꯠꯂꯁꯤ ꯅꯣꯡꯉꯥꯟꯗ꯭ꯔꯤꯉꯩ ꯊꯕꯛꯁꯦ ꯂꯣꯏꯁꯤꯟꯒꯗꯧꯔꯤꯕꯅꯤ ꯑꯁꯣꯝꯅ ꯕꯣꯌꯥꯏꯅ ꯊꯦꯂꯥ ꯑꯗꯣ ꯏꯜꯂꯒ ꯆꯤꯡ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯎ ꯋꯥꯇꯅ ꯊꯜꯂꯕ ꯆꯤꯡꯅꯨꯡ ꯑꯃꯗ ꯂꯤꯛꯂꯥꯏꯒꯤ ꯃꯁꯥ ꯑꯗꯣ ꯄꯨꯁꯤꯜꯂꯛꯂꯤ ꯊꯦꯂꯥ ꯃꯊꯛꯇꯒꯤ ꯂꯤꯛꯂꯥꯏꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯣ ꯂꯩꯃꯥꯏꯗ ꯆꯤꯡꯊꯔꯤ ꯑꯗꯨꯒ ꯊꯥꯎ ꯑꯗꯣ ꯃꯀꯣꯛꯇꯒꯤ ꯍꯩꯕ ꯍꯧꯔꯛꯄꯗ ꯃꯉꯛ ꯃꯄꯥ ꯌꯧꯁꯤꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯊꯥꯎ ꯑꯗꯣ ꯂꯣꯏꯊꯣꯛꯈꯤꯔꯝꯃꯤ ꯀꯣꯟꯅꯗ꯭ꯔꯕꯅꯤꯅ ꯀꯣꯟꯅꯕ ꯁꯔꯨꯛꯇꯨ ꯈꯛꯇꯪ ꯃꯩ ꯊꯥꯅꯅꯕ ꯃꯩꯈꯦꯠ ꯃꯔꯨ ꯑꯃ ꯈꯦꯠꯆꯤꯟꯗꯨꯅ ꯂꯤꯛꯂꯥꯏꯒꯤ ꯃꯃꯥꯏ ꯃꯈꯧꯔꯤ ꯑꯗꯨ ꯇꯨꯝꯅ ꯆꯥꯛꯇ꯭ꯔꯕꯁꯨ ꯌꯥꯝ ꯁꯥꯊꯤꯅ ꯃꯩꯅ ꯆꯥꯛꯊꯦꯛꯈꯤ ꯑꯁꯣꯝꯅ ꯂꯤꯛꯂꯥꯏꯒꯤ ꯍꯛꯆꯥꯡ ꯈꯔ ꯃꯩꯅ ꯊꯥꯔꯝꯂꯕꯒꯤ ꯃꯇꯨꯡ ꯃꯕꯥꯅꯤ ꯌꯨꯝ ꯇꯝꯅ ꯍꯜꯂꯛꯂꯝꯃꯤ ꯏꯅ ꯄꯨꯡꯉꯥꯡ ꯉꯥꯡꯅ ꯁꯤꯗꯨꯅ ꯂꯩꯔꯤꯕ ꯊꯋꯥꯟꯗ ꯍꯟꯅ ꯌꯦꯡꯂꯝꯗ ꯃꯕꯥꯅꯤꯃꯛ ꯇꯨꯃꯤꯟꯅ ꯃꯈꯣꯏꯒꯤ ꯀꯥꯗ ꯂꯩꯔꯤ ꯅꯣꯡ ꯀꯥꯕꯛ ꯀꯥꯕꯛ ꯉꯥꯜꯂꯛꯄ ꯃꯇꯝꯗ ꯏꯕꯦꯂꯩ ꯃꯄꯥꯜꯗ ꯊꯣꯛꯂꯛꯇꯨꯅ ꯈꯔ ꯂꯥꯞꯇꯛꯅ ꯂꯟꯇꯛ ꯂꯟꯇꯛ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯌꯨꯝꯁꯤꯡ ꯑꯗꯨ ꯇꯥꯅꯅꯕ ꯊꯋꯥꯟꯕꯨ ꯀꯣꯟꯗꯨꯅ ꯀꯞꯂꯝꯃꯤ ꯃꯥꯒꯤ ꯅꯨꯄꯤ ꯏꯕꯦꯂꯩꯅ ꯀꯞꯁꯤꯟꯅꯕꯒꯤ ꯈꯣꯟꯖꯦꯜ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯕꯣꯌꯥꯏꯁꯨ ꯊꯣꯛꯂꯛꯇꯨꯅ ꯀꯞꯄ ꯍꯧꯔꯝꯃꯤ ꯑꯇꯥꯕ ꯃꯤꯁꯤꯡꯅ ꯀꯩꯗꯧꯔꯕ ꯖꯥꯠꯅꯣ ꯀꯞꯅ ꯂꯥꯎꯅꯔꯤꯕꯁꯤ ꯈꯟꯗꯨꯅ ꯍꯪꯕ ꯂꯥꯛꯅꯔꯝꯃꯤ ꯑꯗꯨꯕꯨ ꯊꯋꯥꯟꯒꯤ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝ ꯑꯁꯤ ꯎꯕꯗ ꯃꯌꯥꯝ ꯑꯗꯣ ꯄꯨꯡꯉꯛ ꯉꯛꯅꯔꯝꯃꯤ ꯃꯇꯧ ꯀꯔꯝꯅ ꯇꯧꯔꯤꯕꯅꯣ ꯍꯪꯕꯗ ꯕꯣꯌꯥꯏꯅ ꯀꯞꯅ ꯀꯞꯅ ꯈꯨꯝꯃꯤ ꯉꯁꯤ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯃꯥꯒꯤ ꯅꯨꯄꯤꯒ ꯈꯔꯗꯤ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯈꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯁꯨ ꯈꯔꯗꯤ ꯈꯟꯅꯈꯤ ꯏꯆꯥꯁꯦ ꯃꯥꯒꯤ ꯅꯨꯄꯤꯒ ꯁꯥꯎꯅꯕꯗꯒꯤ ꯆꯥꯛ ꯐꯥꯎꯕ ꯆꯥꯈꯤꯗ꯭ꯔꯤ ꯑꯗꯨꯒ ꯉꯁꯤ ꯅꯣꯡꯉꯥꯜꯂꯛꯄꯗ ꯑꯁꯨꯝꯅ ꯇꯧꯔꯝꯂꯤꯕꯁꯤꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯕꯣꯌꯥꯏ ꯀꯞꯁꯤꯟꯅꯕ ꯍꯧꯔꯛꯂꯝꯃꯤ ꯃꯧ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯍꯣꯏꯅꯦ ꯆꯨꯝꯃꯤꯅꯦ ꯃꯕꯥꯅꯤꯁꯤ ꯍꯟꯗꯛ ꯈꯔꯗꯤ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯕꯗꯧꯅ ꯃꯥꯜꯂꯤ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩꯗ ꯏꯆꯥ ꯅꯨꯄꯤ ꯀꯧꯗꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯏꯔꯨꯖꯕꯗ ꯍꯣꯡꯗꯣꯛꯅꯕꯒꯤ ꯈꯨꯗꯩꯒꯁꯨ ꯄꯤꯍꯟꯈꯤꯕꯅꯤ ꯃꯁꯤꯗ ꯂꯥꯛꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯂꯤꯛꯂꯥꯏꯕꯨ ꯍꯪꯅꯔꯛꯂꯤ ꯑꯗꯨꯕꯨ ꯂꯤꯛꯂꯥꯏꯗꯤ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯝꯗꯔꯦ ꯃꯈꯣꯏ ꯈꯔꯅ ꯊꯋꯥꯟꯒꯤ ꯄꯣꯠꯂꯣꯏꯅꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯤ ꯑꯗꯨꯒ ꯑꯃꯅ ꯃꯥꯏꯕ ꯀꯧꯕ ꯆꯠꯈ꯭ꯔꯤ ꯃꯥꯏꯕ ꯂꯥꯛꯂꯕꯗ ꯄꯣꯠꯂꯣꯏꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯂꯤꯛꯂꯥꯏꯒꯤ ꯊꯋꯥꯏ ꯑꯗꯣ ꯃꯃꯥꯏ ꯑꯃꯗꯤ ꯃꯈꯧꯔꯤ ꯐꯥꯕ ꯃꯨꯁꯤꯛ ꯃꯨꯅ ꯑꯉꯛꯄ ꯐꯪꯅ ꯊꯤꯔꯕ ꯁꯛꯇꯝ ꯑꯃꯒ ꯂꯣꯏꯅꯅ ꯃꯥꯏꯕ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯔꯤ ꯃꯥꯏꯕ ꯑꯗꯨ ꯂꯤꯛꯂꯥꯏꯒꯤ ꯊꯋꯥꯏꯒꯤ ꯑꯗꯨꯛ ꯊꯤꯕ ꯁꯛꯇꯝ ꯑꯗꯨ ꯎꯕꯗ ꯃꯀꯣꯛ ꯑꯗꯣ ꯉꯥꯎꯔꯛꯄꯗꯒꯤ ꯂꯥꯎꯕ ꯐꯥꯎꯕ ꯅꯪꯗꯕ ꯃꯈꯩ ꯑꯗꯨꯃꯛ ꯋꯥꯟꯊꯈ꯭ꯔꯤ ꯃꯥꯏꯕ ꯑꯗꯨ ꯃꯌꯥꯝ ꯆꯪꯗꯨꯅ ꯒ꯭ꯌꯥꯟ ꯂꯥꯛꯅꯅꯕ ꯂꯥꯏꯀꯠꯅꯔꯤ ꯒ꯭ꯌꯥꯟ ꯂꯥꯛꯂꯕꯗ ꯃꯥꯏꯕꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏꯒꯤ ꯄꯣꯠꯂꯣꯏꯕꯁꯤ ꯑꯩ ꯉꯝꯂꯔꯣꯏ ꯀꯅꯥꯅꯣ ꯑꯃꯗ ꯑꯣꯏꯅ ꯍꯥꯏꯔꯣ ꯑꯩꯗꯤ ꯉꯝꯂꯔꯣꯏ ꯃꯁꯤꯗ ꯂꯩꯀꯥꯏꯒꯤ ꯃꯆꯤꯟ ꯇꯣꯡꯕ ꯑꯍꯜ ꯑꯃꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣꯗ ꯑꯣꯖꯥ ꯃꯥꯏꯕ ꯍꯧꯖꯤꯛ ꯑꯣꯖꯥ ꯃꯥꯏꯕ ꯅꯠꯇꯕ ꯀꯅꯥꯃꯨꯛ ꯊꯤꯔꯨꯗꯣꯏꯅꯣ ꯑꯣꯖꯥꯅ ꯐꯅ ꯐꯅꯕ ꯑꯗꯨꯝ ꯁꯤꯟꯕꯤꯗꯕ ꯌꯥꯗꯦꯀꯣ ꯑꯁꯨꯝꯅ ꯀꯟꯅ ꯍꯥꯏꯕꯗꯒꯤ ꯄꯣꯠꯂꯣꯏꯕ ꯑꯗꯣ ꯃꯥꯏꯕ ꯑꯗꯨꯅ ꯐꯖꯅ ꯄꯥꯡꯊꯣꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯥꯏꯕ ꯑꯗꯨꯒꯤ ꯄꯨꯛꯅꯤꯡꯗꯗꯤ ꯃꯍꯥꯛꯅ ꯉꯁꯥꯏ ꯎꯈꯤꯕ
ꯂꯤꯛꯂꯥꯏꯒꯤ ꯊꯋꯥꯏꯒꯤ ꯑꯀꯤꯕ ꯐꯪꯂꯕ ꯁꯛꯇꯝ ꯑꯗꯨꯅ ꯃꯔꯝ ꯑꯣꯏ ꯀꯤꯕꯅ ꯂꯣꯏꯔꯝꯃꯤ꯫ ꯀꯤꯅ ꯀꯤꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯑꯃꯥꯏꯕ ꯑꯁꯤꯒꯤ ꯃꯁꯥꯗ ꯑꯁꯥꯕ ꯅꯨꯡꯁꯤꯠꯀꯤ ꯁꯥꯍꯨꯝ ꯑꯃ ꯐꯪꯂꯝꯃꯤ꯫ ꯁꯥꯍꯨꯝ ꯑꯗꯨ ꯍꯦꯛ ꯐꯪꯕꯒ ꯃꯍꯥꯛꯀꯤ ꯃꯅꯥꯀꯣꯡꯗ ꯅꯨꯄꯤ ꯑꯃꯒꯤ ꯁꯣꯟꯊꯥꯅꯕ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯛꯂꯝꯃꯤ, ꯄꯣꯠꯂꯣꯏꯔꯤꯕ ꯑꯗꯨꯗ ꯑꯄꯣꯛꯄ ꯑꯄꯣꯛꯄꯤꯒꯤ ꯍꯛꯆꯥꯡꯁꯨ ꯌꯥꯎꯅ ꯄꯣꯠꯂꯣꯏꯒꯗꯕꯅꯤ꯫ ꯃꯥꯏꯕ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯅꯥꯀꯣꯡꯗ ꯁꯣꯟꯊꯥꯡꯅꯅ ꯇꯥꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯨꯕꯗ ꯃꯤꯍꯨꯜꯒꯤ ꯈꯣꯡꯖꯦꯜ ꯌꯥꯡꯈꯠꯂꯛꯂꯤ꯫ ꯑꯀꯣꯏꯕ ꯑꯗꯨꯗ ꯀꯤꯔꯨꯞ ꯀꯤꯔꯨꯞ ꯌꯦꯡꯂꯝꯂꯒ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯗꯨꯅ ꯃꯊꯧ ꯑꯗꯣ ꯑꯃꯨꯛ ꯇꯧꯕ ꯍꯧꯈ꯭ꯔꯦ꯫ ꯊꯕꯛ ꯂꯣꯏꯔꯕꯗ ꯑꯃꯥꯏꯕ ꯑꯗꯣ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯀꯣꯟꯊꯣꯡꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯊꯝꯂꯝꯕ ꯏꯁꯤꯡ ꯑꯗꯨꯅ ꯏꯔꯨꯖꯊꯣꯛꯇꯨꯅ ꯈꯨꯗꯩ ꯑꯁꯦꯡꯕ ꯍꯣꯡꯗꯣꯛꯂꯒ ꯃꯩ ꯑꯣꯛꯇꯨꯅ ꯑꯃꯗꯤ ꯇꯨꯂꯁꯤ ꯄꯠꯇ꯭ꯔ ꯑꯗꯨꯗꯒꯤ ꯇꯨꯂꯁꯤ ꯃꯆꯨꯝ ꯊꯛꯇꯨꯅ ꯃꯀꯣꯛꯇ ꯇꯨꯂꯁꯤ ꯃꯆꯨꯝ ꯈꯔꯅ ꯅꯥꯟꯊꯔꯗꯨꯅ ꯌꯨꯝ ꯇꯝꯅ ꯄꯔꯞ ꯄꯔꯞ ꯆꯪꯂꯛꯏ꯫ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯣꯏ ꯃꯥꯏ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗ ꯐꯃꯨꯡꯗ ꯆꯪꯗꯨꯅ ꯍꯤꯞꯈ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯁꯤꯗ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯣ ꯀꯔꯤ ꯇꯧꯔꯕ ꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯃꯄꯨꯛꯅꯤꯡꯗ ꯈꯔꯗꯤ ꯆꯤꯡꯅꯈꯤ꯫ ꯑꯗꯨꯕꯨ ꯊꯕꯛ ꯆꯠꯂꯨꯕꯒꯤ ꯋꯥꯗꯅ ꯇꯧꯔꯤꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯈꯟꯈꯤ꯫ ꯃꯥꯏꯕ ꯑꯗꯨ ꯑꯁꯨꯝ ꯍꯤꯞꯂꯝꯕꯗꯒꯤ ꯇꯨꯝꯊꯈ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯃꯃꯪ ꯑꯗꯨꯗ ꯂꯝꯕꯤ ꯂꯝꯃꯥꯡꯅꯔꯝꯃꯤ꯫ ꯀꯔꯣꯝꯗ ꯆꯠꯇꯣꯏꯅꯣ ꯈꯪꯗꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯂꯥꯞꯇꯛꯅ ꯅꯨꯄꯤ ꯑꯃ ꯆꯠꯄ ꯎꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨ ꯀꯧꯅ ꯀꯧꯅ ꯃꯍꯥꯛ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯛꯁꯤꯜꯂꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯅꯤꯡꯊꯤꯅ ꯍꯪꯉꯤ, ꯏꯕꯦꯝꯃ, ꯅꯪꯕꯨ ꯃꯐꯝ ꯁ꯭ꯋꯥꯏꯗꯒꯤꯔꯥ? ꯌꯨꯝꯁꯨ ꯑꯃꯠꯇ ꯇꯥꯕ ꯎꯗꯦ꯫ ꯂꯝꯖꯥꯎ ꯁꯣꯔꯣꯛ ꯇꯥꯕ ꯐꯥꯎꯕꯗꯪ ꯑꯩꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ꯫ ꯀꯔꯣꯝꯗ ꯆꯠꯂꯒ ꯇꯥꯒꯗꯕꯅꯣ ꯍꯥꯏꯕꯗꯨ ꯇꯥꯛꯄꯤꯌꯨꯕ꯫ ꯃꯍꯥꯛꯀꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯅꯨꯄꯤ ꯑꯗꯣ ꯆꯠꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯄꯤ, ꯑꯗꯨꯕꯨ ꯃꯃꯥꯏꯗꯤ ꯂꯩꯊꯣꯔꯛꯇꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨꯅ ꯃꯥꯏꯕ ꯑꯗꯨꯒꯤ ꯃꯈꯨꯗꯥꯡ ꯇꯥꯞ ꯄꯥꯏꯗꯨꯅ ꯃꯥꯏꯕ ꯑꯗꯨꯕꯨ ꯆꯤꯡꯂꯒ ꯆꯠꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯃꯥꯏꯕ ꯑꯗꯣ ꯆꯤꯡꯂꯒ ꯆꯠꯂꯤꯕ ꯑꯗꯨ ꯊꯨꯝꯃꯟꯈꯤꯕꯅ ꯃꯔꯝ ꯑꯣꯏ ꯃꯥꯏꯕ ꯑꯗꯨ ꯆꯨꯝꯅ ꯆꯠꯇꯕꯤꯗ ꯆꯦꯟꯆꯠ ꯆꯠꯂꯝꯃꯤ꯫ ꯃꯈꯨꯠ ꯈꯨꯗꯥꯡ ꯑꯗꯨ ꯊꯥꯗꯣꯛꯎ ꯍꯥꯏꯔꯕꯁꯨ ꯅꯨꯄꯤ ꯑꯗꯨꯅ ꯇꯥꯗꯕ ꯃꯈꯩ ꯍꯦꯟꯅ ꯑꯗꯨꯝ ꯆꯤꯡꯂꯒ ꯀꯟꯅ ꯆꯠꯂꯤ꯫ ꯍꯟꯗꯛꯇꯤ ꯃꯥꯏꯕ ꯑꯗꯣ ꯃꯈꯣꯡꯅ ꯂꯩꯃꯥꯏꯗ ꯊꯥꯡꯂꯒ ꯆꯦꯟꯆꯠ ꯆꯠꯄꯗꯨ ꯐꯥꯎꯕ ꯉꯝꯂꯛꯇꯗꯨꯅ ꯇꯨꯁꯤꯜꯂꯤ꯫ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨꯅ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯗꯨꯅ ꯄꯨꯔꯛꯏ꯫ ꯎꯄꯥꯏ ꯂꯩꯇ ꯃꯥꯏꯕ ꯑꯗꯣ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯈꯨꯠꯇꯨꯗꯒꯤ ꯅꯥꯟꯊꯣꯛꯅꯅꯕ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯉꯝꯈꯤꯗꯦ꯫ ꯃꯁꯥ ꯑꯗꯨꯁꯨ ꯀꯨꯔꯕꯥꯅ ꯍꯨꯕ ꯍꯧꯔꯛꯂꯦ꯫ ꯑꯁꯨꯝꯅ ꯇꯠꯄ ꯍꯧꯔꯛꯂꯤꯉꯩ ꯃꯔꯛ ꯑꯁꯤꯗ ꯅꯨꯄꯤ ꯑꯗꯨꯅ ꯅꯨꯡꯒ꯭ꯔꯥꯏ ꯃꯔꯛꯇ ꯑꯃꯨꯛ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯂꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯥꯏꯕ ꯑꯗꯣ ꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯔꯝꯃꯤ꯫ ꯃꯁꯥ ꯄꯨꯡꯕ ꯄꯨꯡꯇꯠ ꯇꯠꯇꯨꯅ ꯏ ꯉꯥꯛꯇ ꯉꯥꯏꯔꯕ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯃꯥꯏꯕ ꯑꯗꯨꯕꯨ ꯊꯥꯗꯣꯔꯛꯂꯝꯃꯤ꯫ ꯅꯨꯡꯒ꯭ꯔꯥꯏ ꯃꯔꯛ ꯑꯗꯨꯗ ꯃꯥꯏꯕ ꯑꯗꯣ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯆꯩꯅꯥ ꯑꯗꯣ ꯈꯥꯡꯂꯤ꯫ ꯆꯩꯅꯥ ꯈꯥꯡꯅ ꯈꯥꯡꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯀꯅꯥꯅꯣ ꯈꯪꯅꯤꯡꯂꯛꯇꯨꯅ ꯃꯉꯛ ꯊꯥꯡꯒꯠ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡꯂꯛꯄꯗꯗꯤ ꯅꯨꯄꯤ ꯑꯗꯨ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯗꯨ ꯍꯦꯛ ꯌꯦꯡꯂꯨꯕꯗꯒꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯈꯨꯠ ꯅꯥꯝꯃ ꯑꯗꯨ ꯖꯔ ꯖꯔ ꯁꯥꯡꯗꯣꯔꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯈꯧꯔꯤ ꯆꯔꯝ ꯑꯗꯨꯗ ꯃꯦꯠꯂꯛꯂꯝꯃꯤ꯫ ꯃꯥꯏꯕ ꯑꯗꯨ ꯁꯣꯔ ꯐꯨꯟꯒꯠꯇꯨꯅ ꯌꯥꯝꯅ ꯋꯥꯅ ꯈꯥꯡꯂꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯃꯥꯏꯕ ꯑꯗꯨꯒꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯁꯥ ꯅꯣꯝ ꯅꯣꯝꯗꯨꯅ ꯍꯧꯗꯣꯔꯛꯄꯗꯒꯤ ꯒ꯭ꯌꯥꯟ ꯂꯥꯛꯂꯤ꯫ ꯃꯥꯏꯕ ꯑꯗꯨ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯄꯗ ꯃꯥꯒꯤ ꯅꯨꯄꯤ ꯂꯩꯔꯝꯕ ꯑꯗꯨꯗ ꯃꯁꯥ ꯑꯗꯣ ꯅꯦꯅꯥ ꯍꯦꯛ ꯇꯥꯖꯔꯝꯃꯤ꯫ ꯑꯀꯣꯏꯕꯗꯨꯗ ꯀꯅꯥ ꯀꯅꯥ ꯂꯩꯕꯅꯣ ꯍꯥꯏꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯛꯏ, ꯀꯩꯗꯧꯔꯕꯒꯦ? ꯅꯁꯥꯗꯨ ꯐꯨꯡꯒꯠꯇꯨꯅ ꯏꯛ ꯏꯛ ꯂꯥꯎꯅ ꯂꯩꯔꯝꯕꯗꯨꯗ ꯍꯧꯗꯣꯔꯛꯄꯅꯤ꯫ ꯃꯪ ꯐꯠꯇꯕꯒ ꯃꯪꯕꯤꯔꯨꯔꯕ꯭ꯔꯣ? ꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯍꯥꯏ ꯆꯠꯂꯣ, ꯏꯁꯤꯡ ꯈꯖꯤꯛꯇ ꯄꯨꯊꯣꯔꯛꯎ, ꯃꯗꯨ ꯊꯛꯂꯒ ꯀꯣꯟꯅ ꯅꯦꯅꯥ ꯇꯥꯅ ꯂꯤꯔꯒꯦ ꯋꯥꯔꯤꯁꯦ꯫ ꯃꯄꯨꯔꯣꯏꯕꯅ ꯏꯁꯤꯡ ꯄꯨꯊꯣꯔꯛꯎ ꯍꯥꯏꯕꯗꯨꯗ ꯅꯨꯄꯤ ꯑꯗꯣ ꯆꯥꯛꯁꯪꯗ ꯏꯁꯤꯡ ꯂꯧꯊꯣꯛꯄ ꯆꯠꯈꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯏꯁꯤꯡ ꯂꯧꯕ ꯆꯠꯈ꯭ꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯥꯏꯕ ꯑꯗꯨꯒꯤ ꯃꯃꯤꯠꯇ ꯃꯃꯤ ꯁꯥꯃꯤ ꯑꯣꯏ ꯃꯁꯦꯟ ꯃꯔꯥꯝ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯅꯨꯄꯤ ꯑꯃꯒꯤ ꯁꯛꯇꯝ ꯎꯔꯛꯏ꯫ ꯃꯗꯨ ꯎꯕꯗ ꯃꯥꯏꯕ ꯑꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯃꯁꯥ ꯑꯗꯣ ꯈꯔ ꯍꯟꯗꯣꯛꯏ꯫ ꯍꯣꯏ ꯃꯥꯏ ꯀꯔꯤꯁꯨ ꯍꯥꯏꯗ ꯁꯛꯇꯝ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩ꯫ ꯁꯛꯇꯝ ꯑꯗꯨꯗꯒꯤ ꯈꯔ ꯅꯤꯜꯂꯞ ꯇꯧꯕ ꯈꯣꯟꯖꯦꯜꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯩꯍꯥꯛꯅ ꯍꯥꯏꯕ ꯊꯧꯑꯣꯏꯗꯕꯅꯤꯅ ꯅꯍꯥꯛꯀꯤ ꯑꯁꯤ ꯊꯣꯡ ꯍꯥꯡꯕꯤꯔꯒꯦ꯫ ꯅꯃꯪꯗ ꯃꯪꯂꯥꯛꯅꯔꯒ ꯁꯤꯕ ꯄꯥꯝꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯇꯥꯏꯕꯪꯗ ꯐꯤꯕꯝ ꯆꯥꯗꯅ ꯁꯤꯕ ꯄꯥꯝꯕ꯭ꯔꯥ? ꯑꯄꯥꯝꯕꯗꯨ ꯈꯜꯂꯨ꯫ ꯃꯁꯤꯗ ꯃꯥꯏꯕ ꯑꯗꯨꯅ ꯈꯨꯝꯒꯦ ꯇꯧꯕ ꯃꯇꯝꯗ
ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯣ ꯈꯔ ꯄꯤꯛꯄ ꯆꯐꯨ ꯑꯃꯗ ꯄꯤꯛ ꯊꯟꯅ ꯏꯁꯤꯡ ꯍꯥꯞꯂꯒ ꯄꯨꯊꯣꯔꯛꯏ꯫ ꯃꯥꯏꯕ ꯑꯗꯨ ꯋꯥ ꯉꯥꯡꯒꯦ ꯇꯧꯔꯝꯕꯗꯣ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯄꯨꯔꯛꯂꯤꯕ ꯏꯁꯤꯡ ꯑꯗꯨ ꯂꯧꯔꯒ ꯏꯁꯤꯡ ꯑꯗꯨꯗ ꯂꯩꯋꯥ ꯑꯃ ꯁꯣꯝꯗꯨꯅ ꯊꯛꯆꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯍꯥꯏ, ꯊꯣꯛꯈ꯭ꯔꯣ ꯌꯥꯔꯦ, ꯅꯊꯧ ꯇꯧꯖꯔꯨꯔꯣ꯫ ꯃꯁꯤꯗ ꯅꯨꯄꯤ ꯑꯗꯨꯅ ꯈꯨꯝꯂꯛꯏ, ꯑꯌꯨꯛꯀꯤ ꯆꯥꯛ ꯆꯥꯗ꯭ꯔꯤꯌꯦ, ꯆꯥꯊꯣꯛꯅꯅꯕ ꯇꯧꯕꯤꯔꯨꯔꯣ꯫ ꯃꯥꯏꯕ ꯑꯗꯨꯅ ꯈꯣꯟ ꯈꯔ ꯀꯜꯂꯞꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯌꯥꯔꯦ ꯊꯣꯛꯈ꯭ꯔꯣ ꯍꯥꯏꯔꯕꯗꯤ ꯊꯣꯛꯈ꯭ꯔꯣ, ꯆꯥꯒꯦꯔꯥ ꯆꯥꯔꯣꯔꯥ ꯑꯩꯅ ꯊꯣꯛꯄ ꯇꯧꯔꯒꯦ, ꯉꯥꯏꯍꯥꯛꯇ ꯇꯨꯃꯤꯟꯅ ꯂꯩꯍꯧꯒꯦ ꯑꯩ꯫ ꯅꯨꯄꯤ ꯑꯗꯨꯅ ꯑꯃꯨꯛ, ꯉꯁꯥꯏ ꯑꯁꯤꯕꯒꯤ ꯊꯧꯔꯝ ꯇꯧꯕ ꯆꯠꯂꯨꯕꯗꯒꯤ ꯃꯍꯧꯁꯥꯒ ꯏꯃꯥꯟ ꯃꯥꯟꯅꯗ꯭ꯔꯤꯁꯤꯕꯨ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯃꯥꯏꯕ ꯑꯗꯨ ꯍꯟꯗꯛꯇꯤ ꯈꯔ ꯁꯥꯎꯔꯞꯅ ꯂꯥꯎꯔꯒ ꯍꯥꯏꯔꯛꯏ, ꯑꯩꯅ ꯊꯣꯛꯈ꯭ꯔꯣ ꯍꯥꯏꯔꯕꯗꯤ ꯊꯣꯛꯈ꯭ꯔꯣꯗꯅ, ꯁ꯭ꯋꯥꯏꯗ ꯋꯥ ꯆꯕꯦꯡ ꯆꯕꯦꯡ ꯉꯥꯡꯂꯒ ꯂꯩꯕꯒꯤ ꯃꯍꯨꯠ ꯌꯥꯝ ꯊꯣꯛꯅꯤꯡꯗ꯭ꯔꯒꯅ ꯅꯪ ꯂꯩꯍꯧꯔꯒꯦ ꯍꯥꯏꯕ꯭ꯔꯣ? ꯑꯩ ꯑꯣꯏꯅ ꯊꯣꯛꯈ꯭ꯔꯣꯔꯣ? ꯃꯄꯨꯔꯣꯏꯕꯒꯤ ꯁꯥꯎꯔꯪꯅꯕ ꯋꯥꯍꯩ ꯑꯁꯤꯗ ꯃꯥꯒꯤ ꯅꯨꯄꯤꯗꯣ ꯇꯤꯡꯉꯛ ꯃꯩꯉꯛꯅꯅ ꯃꯄꯨꯔꯣꯏꯕꯗ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯂꯒ ꯋꯥ ꯃꯈꯥ ꯇꯥꯔꯝꯗꯅ ꯇꯨꯃꯤꯟꯅ ꯃꯔꯨ ꯂꯨꯛꯅ ꯊꯣꯛꯈ꯭ꯔꯦ꯫ ꯃꯥꯒꯤ ꯅꯨꯄꯤꯗꯨ ꯊꯣꯛꯈ꯭ꯔꯕꯗ ꯃꯃꯤ ꯁꯦꯡꯐꯥꯠꯇꯅ ꯂꯩꯔꯤꯕ ꯁꯛꯇꯝ ꯑꯗꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ, ꯍꯦ ꯊꯋꯥꯏ, ꯅꯍꯥꯛꯅ ꯑꯩꯉꯣꯟꯗ ꯌꯦꯠꯂꯤꯕꯒꯤ ꯃꯔꯝ ꯑꯁꯤꯅ ꯀꯔꯤꯒꯤꯅꯣ? ꯅꯍꯥꯛꯀꯤ ꯑꯄꯥꯝꯕ ꯀꯔꯤ ꯂꯩ? ꯑꯩꯅ ꯉꯝꯒꯗꯕ ꯑꯣꯏꯔꯕꯗꯤ ꯅꯪꯒꯤ ꯅꯅꯤꯡ ꯊꯨꯡꯍꯟꯒꯦ, ꯉꯝꯂꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯅꯍꯥꯛ ꯑꯣꯏꯅ ꯆꯩꯅꯥ ꯐꯪꯒꯅꯤ ꯍꯩ꯫ ꯁꯛꯇꯝ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯩꯒꯤ ꯋꯥꯕꯨ ꯊꯧꯑꯣꯏꯗꯕꯒꯤ ꯃꯍꯩ ꯑꯣꯏꯅ ꯅꯪꯒꯤ ꯅꯊ꯭ꯋꯥꯏ ꯂꯧꯔꯒ ꯆꯩꯔꯥꯛ ꯄꯤꯔꯒꯅꯤ꯫ ꯃꯥꯏꯕ ꯑꯗꯨꯅ, ꯑꯩꯅ ꯅꯍꯥꯛꯀꯤ ꯀꯔꯤ ꯋꯥꯗ ꯊꯧꯑꯣꯏꯈꯤꯗꯕ? ꯃꯗꯨꯗ ꯁꯛꯇꯝ ꯑꯗꯨꯅ ꯈꯨꯝꯂꯛꯏ, ꯅꯍꯥꯛꯅ ꯉꯁꯥꯏ ꯄꯣꯠꯂꯣꯏꯕꯒꯤ ꯊꯧꯔꯥꯡ ꯇꯧꯕ ꯑꯗꯨꯒꯤ ꯃꯃꯥꯒ ꯃꯄꯥꯒꯗꯨꯁꯨ ꯌꯥꯎꯅ ꯄꯣꯠꯂꯣꯏꯌꯨ ꯍꯥꯏꯕꯗ ꯊꯧꯑꯣꯏꯈꯤꯗꯕꯒꯤ ꯆꯩꯔꯥꯛ ꯑꯣꯏꯅ ꯅꯍꯥꯛꯀꯤ ꯇꯊ꯭ꯋꯥꯏ ꯂꯧꯔꯒꯅꯤ꯫ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯌꯥꯝꯅ ꯉꯛꯆꯥꯎ ꯊꯦꯛꯅ ꯋꯥ ꯉꯥꯡꯂꯛꯀꯅꯨ꯫ ꯀꯔꯤ ꯃꯔꯝ ꯂꯩꯗꯅ ꯅꯍꯥꯛꯅ ꯍꯥꯏꯕ ꯋꯥꯗꯨ ꯌꯥꯒꯗꯧꯔꯤꯕꯅꯣ? ꯑꯩꯅ ꯌꯥꯕ ꯌꯥꯗꯕꯅ ꯃꯔꯝ ꯑꯃꯗ ꯊꯝꯈ꯭ꯔꯣ, ꯇꯥꯏꯕꯪ ꯑꯁꯤꯗ ꯆꯠꯅꯕ ꯌꯥꯕ ꯋꯥꯔꯣ ꯅꯪꯅ ꯉꯥꯡꯂꯤꯕꯗꯨꯕꯨ? ꯑꯗꯨꯕꯨ ꯃꯥꯏꯕ ꯑꯗꯨꯒꯤ ꯋꯥꯐꯝ ꯑꯁꯤꯗ ꯀꯔꯤꯁꯨ ꯇꯥꯗꯅ ꯁꯛꯇꯝ ꯑꯗꯨꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯈꯧꯔꯤ ꯑꯗꯨ ꯃꯦꯠꯇꯨꯅ ꯑꯃꯥꯏꯕ ꯑꯗꯨꯕꯨ ꯅꯝꯗꯨꯅ ꯍꯥꯠꯈ꯭ꯔꯦ꯫ ꯇꯁꯦꯡꯅ ꯑꯃꯥꯏꯕ ꯑꯁꯤ ꯁꯤꯔꯦ ꯈꯪꯂꯕꯗ ꯁꯛꯇꯝ ꯑꯗꯨ ꯂꯤꯛꯂꯥꯏꯒꯤ ꯊꯋꯥꯏ ꯑꯣꯏꯅ ꯑꯣꯟꯊꯣꯔꯛꯏ꯫ ꯃꯥꯏꯕ ꯑꯗꯨꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯝꯂꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯡꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯍꯥꯛꯄꯨ ꯊꯧꯔꯤ ꯌꯥꯟꯈꯤꯕ ꯈꯣꯡꯅꯥꯡ ꯑꯗꯨꯒꯤ ꯃꯁꯥ ꯑꯃꯗ ꯐꯥꯎꯗꯣꯔꯛꯇꯨꯅ ꯌꯨꯝ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩ꯫ ꯏꯕꯦꯂꯩ ꯑꯃꯁꯨꯡ ꯕꯣꯌꯥꯏꯁꯨ ꯉꯁꯥꯏ ꯄꯣꯠꯂꯣꯏꯅꯕꯒꯤ ꯁꯤꯟ ꯂꯥꯡꯕ ꯇꯧꯔꯝꯕ ꯑꯃꯥꯏꯕ ꯑꯗꯨ ꯁꯤꯔꯒ ꯂꯩꯔꯝꯂꯦ ꯍꯥꯏꯕ ꯄꯥꯎ ꯑꯗꯨ ꯇꯥꯔꯝꯃꯤ꯫ ꯃꯕꯥꯅꯤꯗ ꯅꯠꯇꯅ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡ ꯉꯛꯅꯈꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯂꯩꯀꯥꯏꯒꯤ ꯅꯍꯥ ꯈꯔꯁꯨ ꯂꯥꯛꯂꯤ꯫ ꯑꯍꯤꯡ ꯃꯌꯥꯏ ꯆꯜꯂꯛꯄ ꯃꯇꯝꯗꯅꯤ꯫ ꯈꯣꯡꯅꯥꯡ ꯃꯁꯥꯗ ꯇꯣꯡꯂꯒ ꯂꯩꯈꯤꯕ ꯂꯤꯛꯂꯥꯏꯒꯤ ꯊꯋꯥꯏ ꯑꯗꯣ ꯃꯍꯥꯛꯅ ꯇꯣꯡꯂꯝꯂꯤꯕ ꯈꯣꯡꯅꯥꯡ ꯑꯗꯨꯒꯤ ꯃꯁꯥꯗꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯊꯛ ꯇꯝꯅ ꯆꯣꯡꯂꯛꯂꯝꯃꯤ꯫ ꯌꯨꯝ ꯑꯗꯨꯕꯨ ꯀꯨꯞꯂꯤꯕ ꯏ ꯃꯊꯛ ꯑꯗꯨꯗ ꯈꯣꯡꯒ꯭ꯔꯥꯏ ꯅꯤꯛꯅ ꯐꯝꯂꯒ ꯃꯍꯥꯛ ꯌꯦꯟ ꯈꯣꯡꯕꯒꯤ ꯃꯈꯣꯟꯗ ꯈꯣꯡꯂꯛꯂꯝꯃꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ꯫ ꯃꯍꯥꯛꯅ ꯈꯣꯡꯂꯤꯕ ꯌꯦꯟ ꯑꯁꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯅ ꯇꯥꯔꯝꯃꯤ꯫ ꯌꯦꯟ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯑꯁꯤꯅ ꯄꯨꯛꯅꯤꯡ ꯂꯩꯇꯥꯅ ꯂꯩꯕ ꯉꯝꯅꯗ꯭ꯔꯗꯨꯅ ꯃꯈꯨꯠꯇ ꯃꯩꯅꯝ ꯄꯥꯏꯅꯔꯒ ꯅꯍꯥꯁꯤꯡꯗꯨ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯇꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯌꯦꯟ ꯑꯗꯣ ꯊꯤꯔꯝꯃꯤ꯫ ꯌꯦꯟ ꯑꯗꯨ ꯑꯁꯨꯝ ꯊꯤꯔꯛꯄꯅ ꯅꯍꯥꯁꯤꯡꯗꯨ ꯌꯨꯝ ꯑꯗꯨꯗꯒꯤ ꯈꯔ ꯂꯥꯞꯊꯣꯛꯅꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯏꯕꯦꯂꯩ ꯑꯃꯗꯤ ꯕꯣꯌꯥꯏ ꯃꯇꯩ ꯃꯅꯥꯎ ꯈꯛꯇꯃꯛ ꯉꯥꯏꯔꯦ꯫ ꯃꯕꯥꯅꯤꯗꯤ ꯌꯦꯟ ꯈꯣꯡꯂꯤꯕ ꯑꯗꯣ ꯇꯥꯔꯕꯁꯨ ꯃꯆꯤ ꯂꯦꯡꯗ ꯑꯁꯨꯝ ꯂꯩꯍꯧꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯄꯥꯜꯗꯒꯤ ꯌꯦꯟ ꯊꯤꯕ ꯆꯠꯈꯤꯕ ꯃꯈꯣꯏꯅ ꯀꯧꯔꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ꯫ ꯃꯄꯥꯜꯗꯒꯤ ꯈꯣꯟꯖꯦꯜ ꯑꯃꯅ, ꯍꯣ ꯏꯇꯩꯃ, ꯍꯣ ꯏꯇꯩꯃ, ꯐꯗꯤ ꯑꯝꯇ ꯄꯨꯕꯤꯔꯛꯑꯣ, ꯌꯦꯟ ꯊꯤꯕ ꯆꯠꯄꯗ ꯈꯣꯡꯕꯥꯟꯗ ꯄꯨꯊꯔꯨꯔꯦ, ꯈꯣꯡꯁꯦ ꯑꯝꯇ ꯆꯥꯝꯊꯣꯛꯇ꯭ꯔꯗꯤ ꯌꯥꯔꯔꯣꯏꯌꯦ, ꯐꯗꯤ ꯑꯝꯇ ꯄꯤꯕꯤꯌꯨꯕ, ꯆꯪꯂꯛꯄ ꯐꯔꯛ ꯇꯥꯔꯦ ꯏꯇꯩꯃ꯫ ꯃꯄꯥꯜꯗ ꯀꯧꯔꯤꯕꯗꯨ ꯇꯥꯕꯗ ꯀꯔꯤꯁꯨ ꯅꯥꯆꯨꯡꯕ ꯂꯩꯇ ꯏꯕꯦꯂꯩ ꯐꯗꯤ ꯑꯃ ꯄꯥꯏꯔꯒ ꯃꯩꯅꯝ ꯑꯃ ꯄꯥꯏꯔꯒ ꯃꯄꯥꯜꯗ ꯊꯣꯛꯂꯛꯏ꯫ ꯊꯣꯡꯖꯤꯟ ꯍꯦꯛ ꯀꯥꯟꯊꯣꯔꯛꯄꯗꯗꯤ ꯃꯩꯅꯝ ꯑꯗꯨꯒꯤ ꯃꯉꯥꯜꯗ ꯎꯔꯦ ꯂꯤꯛꯂꯥꯏꯒꯤ ꯃꯩꯅ ꯁꯥꯊꯤꯅ ꯆꯥꯛꯈ꯭ꯔꯕ ꯃꯥꯏꯊꯣꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯀꯤꯕ ꯐꯪꯂꯕ ꯁꯛꯇꯝꯗꯨꯅ ꯂꯦꯞꯂꯤꯕꯗꯨ꯫ ꯁꯛꯇꯝ ꯑꯗꯨ ꯎꯕꯗꯗꯤ ꯏꯕꯦꯂꯩ ꯂꯥꯎꯕ ꯐꯥꯎꯕ ꯍꯦꯛ ꯉꯝꯗꯅ ꯑꯗꯨꯃꯛ ꯒ꯭ꯌꯥꯟ ꯃꯥꯡꯅ
ꯂꯩꯃꯥꯏꯗ ꯍꯩꯊꯈ꯭ꯔꯦ ꯂꯤꯛꯂꯥꯏꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯏꯕꯦꯜꯂꯩꯗ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯒ ꯏꯕꯦꯜꯂꯩ ꯀꯥꯜꯂꯒ ꯏꯃꯨꯡꯗ ꯆꯪꯂꯛꯏ ꯃꯍꯥꯛꯅ ꯍꯤꯡꯂꯤꯉꯩꯒꯤ ꯃꯇꯝꯗ ꯌꯥꯝꯅ ꯋꯥꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯈꯤꯕꯅꯔ ꯈꯪꯗꯦ ꯃꯍꯥꯛꯅ ꯊꯣꯡꯖꯤꯟ ꯀꯥꯟꯁꯤꯜꯂꯛꯄ ꯑꯁꯤ ꯌꯨꯝ ꯑꯁꯤꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯔꯕ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯑꯃꯗꯤ ꯏꯃꯥ ꯂꯩꯃꯔꯦꯟ ꯁꯤꯗꯕꯤ ꯑꯅꯤꯁꯨ ꯊꯤꯡꯈꯤꯗ꯭ꯔꯦ ꯂꯤꯛꯂꯥꯏꯒꯤ ꯊꯋꯥꯏ ꯑꯗꯨ ꯕꯣꯌꯥꯏꯅ ꯇꯨꯝꯂꯤꯕ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯇꯨꯅ ꯕꯣꯌꯥꯏꯒꯤ ꯅꯥꯀꯟ ꯑꯗꯨꯗ ꯍꯤꯞꯊꯔꯤ ꯑꯗꯨꯕꯨ ꯕꯣꯌꯥꯏ ꯀꯅꯥꯒꯨꯝꯕ ꯑꯃ ꯃꯥꯒꯤ ꯃꯅꯥꯀꯟꯗ ꯍꯤꯞꯊꯔꯛꯂꯤ ꯍꯥꯏꯕꯒꯤ ꯁꯥꯍꯨꯝꯗꯤ ꯐꯪꯂꯤ ꯂꯩꯊꯣꯛꯂꯒ ꯆꯦꯞꯂꯒ ꯍꯤꯞꯄꯅꯤꯅ ꯀꯅꯥꯅꯣ ꯈꯪꯗꯦ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯥꯒꯤ ꯅꯨꯄꯤ ꯏꯕꯦꯜꯂꯩ ꯑꯣꯏꯔꯕꯩ ꯑꯗꯨꯝ ꯃꯈꯜꯂꯤ ꯂꯤꯛꯂꯥꯏꯒꯤ ꯊꯋꯥꯏ ꯑꯗꯨ ꯕꯣꯌꯥꯏꯒꯤ ꯃꯁꯥꯗ ꯈꯔ ꯅꯛꯁꯤꯟꯗꯨꯅ ꯕꯣꯌꯥꯏꯒꯤ ꯃꯁꯥꯗ ꯅꯥꯜꯂꯒ ꯁꯥꯟꯅꯕ ꯍꯧꯔꯝꯃꯤ ꯕꯣꯌꯥꯏ ꯈꯔꯗꯤ ꯉꯛꯏ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯔꯝꯂꯅꯤ ꯑꯗꯨꯝ ꯃꯈꯜꯂꯤ ꯅꯥꯟꯕ ꯁꯥꯟꯅꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯂꯤꯛꯂꯥꯏꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯃꯔꯩ ꯁꯥꯡꯅ ꯇꯤꯡꯊꯣꯛꯇꯨꯅ ꯕꯣꯌꯥꯏꯒꯤ ꯃꯅꯥ ꯑꯃꯗꯤ ꯃꯈꯧꯔꯤꯗ ꯂꯦꯛꯂꯛꯂꯝꯃꯤ ꯑꯁꯨꯝꯅ ꯇꯧꯔꯛꯄ ꯑꯁꯤꯗ ꯕꯣꯌꯥꯏ ꯆꯦꯞꯂꯒ ꯂꯩꯔꯝꯕ ꯑꯗꯨꯗꯒꯤ ꯑꯣꯟꯊꯣꯔꯛꯄꯗ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯂꯤꯕ ꯂꯤꯛꯂꯥꯏꯒꯤ ꯊꯋꯥꯏꯒꯤ ꯁꯛꯇꯝ ꯑꯗꯨ ꯎꯔꯨꯕꯗ ꯕꯣꯌꯥꯏ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯐꯃꯨꯡ ꯑꯗꯨꯗꯒꯤ ꯆꯣꯡꯊꯩ ꯃꯀꯣꯛ ꯉꯥꯎꯅ ꯂꯩꯃꯥꯏꯗ ꯇꯨꯔꯤ ꯂꯤꯛꯂꯥꯏꯒꯤ ꯊꯋꯥꯏꯅ ꯕꯣꯌꯥꯏꯒꯤ ꯂꯋꯥꯏ ꯂꯨꯇꯣꯟꯒꯤ ꯁꯝ ꯑꯗꯣ ꯈꯪꯄꯥꯏ ꯄꯥꯏꯁꯤꯟꯗꯨꯅ ꯃꯄꯥꯟꯂꯣꯝꯗ ꯁꯣꯔꯣ ꯁꯣꯔꯣ ꯂꯥꯛꯅ ꯆꯤꯡꯊꯣꯔꯛꯂꯤ ꯕꯣꯌꯥꯏ ꯂꯥꯎꯕ ꯅꯠꯇꯅ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯊꯣꯡꯖꯤꯟ ꯃꯄꯥꯜꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯁꯝ ꯑꯗꯨꯁꯨ ꯄꯥꯏꯔꯒ ꯆꯤꯡꯂꯝꯃꯤ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨ ꯇꯥꯅ ꯑꯁꯨꯝ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯂꯛꯏ ꯈꯣꯡꯅꯥꯡ ꯃꯄꯥ ꯑꯗꯨ ꯌꯧꯔꯒ ꯕꯣꯌꯥꯏ ꯑꯃꯗꯤ ꯏꯕꯦꯜꯂꯩ ꯑꯅꯤꯃꯛ ꯊꯥꯗꯣꯛꯂꯝꯂꯒ ꯂꯤꯛꯂꯥꯏꯒꯤ ꯊꯋꯥꯏ ꯑꯗꯣ ꯈꯣꯡꯅꯥꯡ ꯑꯗꯨꯒꯤ ꯃꯇꯣꯟ ꯌꯧꯅꯅꯕ ꯄꯥꯏꯈꯠꯈꯤ ꯑꯗꯨꯒ ꯃꯈꯨꯠ ꯑꯅꯤꯃꯛ ꯍꯥꯡꯗꯣꯔꯛꯇꯨꯅ ꯏꯕꯦꯜꯂꯩꯒꯤ ꯃꯁꯝ ꯄꯥꯏꯗꯨꯅ ꯆꯤꯡꯈꯠꯂꯒ ꯈꯣꯡꯅꯥꯡ ꯑꯗꯨꯒꯤ ꯃꯇꯣꯟꯒꯤ ꯃꯁꯥ ꯑꯃꯗ ꯊꯝꯂꯝꯃꯤ ꯕꯣꯌꯥꯏ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯂꯥꯎꯕ ꯉꯝꯗ ꯁꯟ ꯁꯥꯔꯒ ꯆꯦꯜꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯆꯦꯜꯂꯤ ꯑꯗꯨꯕꯨ ꯂꯤꯛꯂꯥꯏꯒꯤ ꯊꯋꯥꯏꯅ ꯃꯍꯥꯛꯄꯨꯁꯨ ꯃꯈꯧꯔꯤ ꯆꯔꯝ ꯃꯦꯠꯇꯨꯅ ꯈꯣꯡꯅꯥꯡ ꯑꯗꯨꯒꯤ ꯃꯇꯣꯟ ꯇꯝꯅ ꯆꯤꯡꯈꯠꯂꯝꯃꯤ ꯑꯗꯨꯒ ꯈꯣꯡꯅꯥꯡ ꯑꯗꯨꯒꯤ ꯈꯔ ꯇꯨꯝꯇꯛ ꯇꯧꯕ ꯃꯁꯥ ꯑꯃꯗ ꯕꯣꯌꯥꯏꯒꯤ ꯃꯈꯧꯔꯤ ꯑꯗꯣ ꯂꯦꯡꯁꯤꯟꯗꯨꯅ ꯍꯥꯠꯂꯝꯂꯒ ꯊꯋꯥꯏ ꯑꯗꯣ ꯃꯐꯝ ꯈꯪꯗ ꯃꯥꯡꯈ꯭ꯔꯦ ꯌꯦꯟ ꯊꯤꯕ ꯆꯠꯅꯈꯤꯕ ꯃꯈꯣꯏ ꯑꯗꯨꯁꯨ ꯌꯦꯟ ꯊꯤꯕ ꯐꯪꯃꯟꯗꯕꯗꯒꯤ ꯍꯜꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯃꯅꯥꯀꯣꯡꯗꯗꯤ ꯌꯦꯟ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯑꯗꯨꯃꯛ ꯅꯤꯟꯗꯨꯅ ꯇꯥꯔꯤ ꯈꯣꯡꯅꯥꯡ ꯃꯄꯥ ꯑꯗꯨꯋꯥꯏꯗꯨ ꯌꯧꯔꯛꯂꯕꯗ ꯃꯅꯥꯀꯣꯡꯗ ꯅꯤꯜꯂꯒ ꯇꯥꯔꯤꯕ ꯌꯦꯟ ꯈꯣꯡꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯣ ꯇꯥꯅꯈꯤꯗ꯭ꯔꯦ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯈꯣꯡꯅꯥꯡ ꯑꯗꯨ ꯍꯦꯛ ꯂꯥꯟꯊꯣꯛꯄꯒ ꯃꯊꯛꯇꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯑꯍꯧꯕ ꯃꯈꯣꯜꯒ ꯂꯣꯏꯅꯅ ꯇꯥꯔꯛꯄꯒꯤ ꯃꯈꯣꯜꯗ ꯇꯥꯕꯗ ꯃꯈꯣꯏ ꯄꯨꯟꯅ ꯊꯥꯡꯂꯝꯕ ꯈꯣꯡꯊꯥꯡ ꯂꯦꯞꯂꯒ ꯊꯨꯅ ꯑꯣꯟꯊꯣꯛꯅꯔꯛꯂꯝꯃꯤ ꯃꯈꯣꯏꯅ ꯄꯥꯏꯅꯔꯤꯕ ꯃꯩꯅꯝ ꯑꯗꯨꯒꯤ ꯃꯉꯥꯜꯗ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯤ ꯏꯅ ꯄꯨꯡꯉꯥꯡ ꯉꯥꯡꯅ ꯑꯁꯤꯕ ꯅꯨꯄꯥ ꯑꯃ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕꯗꯨ ꯃꯗꯨ ꯎꯕꯗ ꯃꯈꯣꯏ ꯃꯁꯦꯟ ꯑꯃꯒ ꯌꯦꯡꯅꯩ ꯆꯪꯁꯤꯟꯁꯤ ꯀꯗꯥꯏ ꯆꯪꯁꯤꯟ ꯈꯨꯝꯁꯤ ꯀꯗꯥꯏ ꯇꯤꯡꯉꯛ ꯂꯦꯞꯇꯨꯅ ꯂꯩꯅꯩ ꯃꯤꯍꯨꯜꯗꯤ ꯑꯃꯠꯇ ꯁꯨꯅꯗ꯭ꯔꯤ ꯑꯗꯨꯕꯨ ꯑꯁꯦꯡꯕ ꯑꯃ ꯈꯪꯂꯁꯤ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯍꯧꯅꯔꯨꯕ ꯇꯧꯗ ꯃꯈꯣꯏ ꯇꯞꯅ ꯆꯪꯁꯤꯟꯅꯔꯝꯃꯤ ꯅꯛꯁꯤꯜꯂꯨꯕ ꯃꯇꯝꯗꯗꯤ ꯕꯣꯌꯥꯏ ꯑꯣꯏꯔꯝꯕ ꯑꯗꯨꯗ ꯃꯈꯣꯏ ꯉꯛꯄꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯃꯒꯤ ꯃꯔꯛꯇꯒꯤ ꯏꯕꯦꯜꯂꯩꯕꯨ ꯀꯟꯅ ꯀꯧꯔꯝꯃꯤ ꯑꯗꯨꯕꯨ ꯏꯕꯦꯜꯂꯩꯁꯨ ꯈꯨꯝꯂꯛꯇ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯏꯃꯨꯡ ꯆꯪꯗꯨꯅ ꯌꯦꯡꯒꯦ ꯇꯧꯕ ꯃꯇꯝꯗꯗꯤ ꯊꯣꯡꯖꯤꯟ ꯃꯄꯥꯜꯗ ꯃꯩꯅꯝ ꯆꯥꯛꯇꯕ ꯑꯃ ꯇꯥꯔꯒ ꯂꯩꯔꯤꯕꯗꯨ ꯎꯔꯝꯃꯤ ꯃꯗꯨ ꯎꯔꯨꯕꯗꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯄꯥꯈꯠꯅ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯗꯨꯅ ꯀꯨꯌꯦꯡ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯏꯕꯦꯜꯂꯩꯁꯨ ꯂꯩꯔꯝꯗ꯭ꯔꯦ ꯃꯗꯨꯗꯒꯤ ꯃꯕꯥꯅꯤ ꯃꯌꯥꯝꯅ ꯂꯩꯍꯧꯔꯤꯕ ꯑꯗꯣꯝꯗ ꯆꯦꯜꯂꯛꯇꯨꯅ ꯏꯕꯦꯜꯂꯩꯁꯨ ꯂꯩꯍꯧꯗꯕꯒꯤ ꯄꯥꯎ ꯑꯁꯤ ꯇꯝꯂꯔꯤ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏ ꯂꯩꯀꯥꯏꯒꯤ ꯑꯍꯜꯗ ꯍꯥꯏꯔꯁꯤ ꯍꯥꯏꯅꯔꯤ ꯑꯗꯨꯕꯨ ꯂꯨꯔꯤꯕꯗꯤ ꯕꯣꯌꯥꯏꯒꯤ ꯑꯁꯤꯕ ꯃꯁꯥ ꯑꯁꯤꯁꯨ ꯃꯇꯣꯝꯇ ꯍꯨꯟꯗꯣꯛꯄ ꯌꯥꯗꯕ ꯑꯃꯗꯤ ꯃꯅꯥꯛꯇ ꯃꯤ ꯈꯔ ꯁꯪꯂꯒ ꯃꯤ ꯈꯔꯅ ꯆꯠꯀꯗꯕꯁꯨ ꯃꯤ ꯌꯥꯝꯗꯕꯅꯤꯅ ꯑꯃꯨꯛ ꯀꯤꯅꯕ ꯑꯗꯨꯕꯨ ꯇꯧꯗꯕ ꯌꯥꯗꯕꯅꯤꯅ ꯃꯈꯣꯏ ꯃꯉꯥ ꯑꯃꯅ ꯑꯁꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯍꯧꯔꯒ ꯃꯈꯣꯏ ꯑꯍꯨꯝ ꯑꯃꯅ ꯂꯩꯀꯥꯏꯒꯤ ꯑꯍꯜꯁꯤꯡꯗ ꯄꯥꯎ ꯄꯤꯕ ꯆꯠꯈꯤ ꯂꯩꯍꯧꯔꯤꯕ ꯃꯈꯣꯏ ꯃꯉꯥ ꯑꯗꯨ ꯑꯃꯒ ꯋꯥꯔꯤꯗꯤ ꯑꯃꯠꯇ ꯁꯥꯟꯅꯗꯦ ꯕꯣꯌꯥꯏꯒꯤ ꯑꯁꯤꯕ ꯃꯁꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯇꯨꯃꯤꯟ ꯐꯝꯅꯔꯤ ꯑꯁꯣꯝꯗꯅ ꯀꯩꯗꯧꯔꯤ ꯈꯣꯡꯅꯥꯡ ꯑꯗꯨꯒꯤ ꯃꯁꯥꯗ ꯊꯝꯂꯝꯕ ꯏꯕꯦꯜꯂꯩ ꯑꯗꯨ ꯐꯅ ꯀꯨꯏꯅ ꯋꯥꯟꯊꯔꯒ ꯂꯩꯔꯝꯕ ꯑꯗꯨꯗꯒꯤ ꯒ꯭ꯌꯥꯟ ꯂꯥꯛꯂꯝꯃꯤ ꯃꯍꯥꯛꯅ ꯒ꯭ꯌꯥꯟ ꯍꯦꯛ ꯂꯥꯛꯄꯒ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯑꯗꯨ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕ ꯈꯪꯖꯔꯝꯗꯦ
maram asina mahak haugat ki haiduna masa adu lingluba matamdadi mahaksu kanna lauraga khongnang adugi masadagi ontharakuna mapuroibagi nakanda makok jaisinduna tarami masida poyai hakchang sinariba makoi manga adu khangprek khangduna songthoknai adubu makoi manga amuk changsinnaduna chen khibagi mahut tarokliba thawong asida kimanduna konsinnaraga asiba hakchang ani aduda munna yengnaga lei ngaihakki matungda makoi ahal koba chatkiba singadusu ahal singamadi maiba puduna lakrami makoina lakpa matamdadi matai manauki asiba hakchangna laimaida taraga leiram aduda pungak hek ngakhi maiba adudi khangle tawriba thawong asi thawai amana tawbani haiba adubu kanada karisu haida siriba ani adu poloina ba sem sakhri poloiba tangkhai chalakpa adwaida liklai adu poloi pham madugi manak nakna thuglai aduga mihing manam adubu singkhattuna namlaga khakna noktuna mafam arudagi tapna laklami asumna lakpada lamlom ahung phangba mapada mapuroiba thawan ki thawaiga thengnari thawan ubada liklai ki thawai ado yamna kaplami thawan adusu liklai ki phibam kairaba masa adu ubada kapli mabani wadi amata ngangnada kapminnari ngai matam aduda mafam aduda thawan gi thawai loba asilaisu mafam aduda thunglari asilaina thawan da hairi nahak lobal lakli aihaka chatlasi haujimak asilamda chatlasi masida liklai gi thawai na khumlai taibang asida aikhoi gi sintha loirabanina chatlasi maduda asilaina khumlai he lamket lamhenbi thawai nahak ki changjafam lairibak ta leite lamhenbi asilai gi wahai khonda sida ikai nungsi ganana liklai gi thawai na khumi kaigi oirabano asilai na hairi nahak hinglingagi matamda phana phaba mi oiramba yai adubu nahak na siraba matung ahingbagi thawai laurabanina nahak saroi ngaroi haibado oire saroi ngaroi singdi asilamda lairamlenda changjafam leite liklai gi thawai na asilai gi makhongda khoirumlaga hairi aigi thawaina sakpa hemandana aina laman khumkhibani aibu ngakpiyo ipuroibaga aiga kaina hanbigano asilaina amu khumlai nahaga laman khumbada chumnadi khumdadana karigi maral lektraba maiba adubu haluri wafam asidadi liklai gi thawai ado karisu khumdana leplaga leiri masida silaina hairi he ningamdraba thawai taibang singi mateng pangduna afaba thabak tawraga leiram lenda laiba phangjau aikhoi chatkrage masida liklaina khumlai aigi ipuroibato taibang mi oina amuk poklaklabati lai tinna sangba sokpa ngamdaba kanamatna lakchapa ngamdaba naitom marumdom hingba ngamba ohenbiyuko asilaina wafam masida ngaihak tumina leiraga hairi miyoibagi mapok taretni nahaki napuroibana sayonliba mapok ahum khaktama ngairi mari amadi wali atai di oithoklabasu lighting na soktaba haibasidi oithokpa khara watkani nahakna thamoi sengna haijarabani oithoktaba poto napuroibagi taret suba mapokta oithoklasanu mapok aduda nanga thengaduna nahaki thawaina napuroibagi thawaipu puduna lairamlenda yauba phangjaro aduga napuroibana nahakpu masak he khanglakpa mikupta nahaki kairaba saktam masi mangkhiduna hinglingai matamgi saktam aduda amuk hanjinba oijau madu jawdriba phawbadi nahak na thokiba pumba kawthokpa oiro napu roibagi thawai thingnaraba matamdada punna ningsingba ngamjau asi hairamlaga asi laina thawan gi thawai ado puduna chatkhre liklai gi thawai adusu mapu roibagi thawai chatkhiba maikaida yengduna kaphauri maimubi mayamasi mathang ningsing laklaga kanna lauraga ta thawan haina lauraga kapkhre asumna mahakna ta thawan haina kawbasida namaira pamgi khoiningado makoktagi makhong phawpa thamoida tanikpa amaga loinana tu sungduna mamittagi mapi tarkhe masindagi karino khangdana matumta sonthangnana liklai haina kawki matam aduda amaiba tolen
matam maduda maimubi matam suppada mamaida thadaduna leiriba masam mado haigalai matam maduda maimubi ki athiba masak adu mangkiduna liklai gi sangkhon phajaraba masak ado oina urari masitagi maimubina ingna ing laupa khonjel amaga loinana magi wari ado haubadagi loiba phawba lirami wari liba loirakpada yenjembam khoiningna hairi nangna haiba chumina nangdi yamna phajaina nangge satam sidi ai amukta phawba ukhidrine aduga nangna mamanga likhiba nang yum mai sakpada namai karga sikhibagi wari duna kadai degi wayuriba maduda maimubina hairi o adugi wari dudi mi wina pokraba thawai nupi amagi warinida masu aiga manana thiye aduna kanamtaga loinaba yadadana ibani khak loinaba adusu thimandana sakche imai se nungma thak phawba onsindaраkteda masida jinjemam khoningna amuk hairi o adui waridu khara mani ne hekta liselakpaneba aingonda ha maduda maimubina amuk natradi aidi kadaidagi liduiba aigi waridi kaimta ningsingdana amaiba tolena marak thallaga hairari ai yara sebema ai wa haigi nahak haujikti lairam lenda hallo ahingba migi thawai puge khalanuko adubu namairapam khoiningna oina hairi oja maiba ai liglaiga puna hanjakhrage aisu mabu tasengna nungsirakle namairapam khoiningna hairakpa wadu tabada amaiba tolen karisu khumpham leiti maimubidi harauduna kaplami mapu roibana yadrabada mahagna asumna hairi ngasidagi tari nisuban numita nahaksu thawaiga haksanga setnarani asi hairaga mapu roibagi manakta sangsinduna khoirumjai aduga mapu roibagi haksang manungda mahaksu sangsinkrei sahi ahumuk haukrei yenjembam khoining adu leikaigi mamanaba singalonena paroni karami masida laisabi khara amasu makhoigi tunglomda kakhalakli laisabi sing adugi maraktagi amana hairi ibung wabro khonjel adu tabada mahak chaplepi maramdi nongma mahakna magi mamangda singkabada takhiba nupi adugi khonjel dumakni mahakna tung onthoktuna yengi laisabi ahum oirambaduda mahak karambanu haiba khangdri laisabi sing aduna noksil lamduna adumak kakhatki mahak laisabi sing aduda munna jengduna leihauki mathang manaw na chathajarakliba maimubi hariba wari asi matang asida loijari wari asida sokhiba lankhiba wahai wata khibik tabiriba singna pukchil chauna ngakpigani mayamna wari asigi season 2 pambiraga su kamenda thambiramu mayamna season 2 pambiragadi season 2 sodina puthok charake mayam boroi pata amukka hana khoirumjari